ꯌꯦꯡꯕꯤꯔꯤꯕ ꯃꯌꯥꯝꯕꯨ ꯇꯥꯔꯝ ꯂꯧꯖꯔꯤ ꯑꯗꯨꯒ ꯉꯁꯤ ꯑꯩꯈꯣꯏ ꯅꯥꯛꯇ ꯐꯝꯕꯤꯔꯀꯥꯟꯗ ꯐꯝꯕꯤꯔꯤꯕ ꯑꯩꯈꯣꯏꯅ ꯋꯥꯍꯪ ꯈꯔꯗꯪ ꯍꯪꯖꯒꯦꯅ ꯎꯅꯖꯔꯤꯕꯁꯤ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯍꯧꯖꯤꯛꯅ ꯃꯅꯤꯄꯨꯔꯒꯤ DMUꯗ ꯍꯤꯟꯗꯤꯒꯤ ꯄ꯭ꯔꯣꯐꯦꯁꯔ ꯑꯣꯏꯅ ꯂꯩꯔꯤꯕ ꯃꯅꯤꯄꯨꯔꯒꯤ ꯁꯅꯥꯃꯍꯤ ꯂꯥꯏꯅꯤꯡꯒꯤ ꯃꯇꯥꯡꯗ ꯑꯦꯛꯁꯄꯔꯠ ꯑꯃꯁꯨꯡ ꯄꯤꯛꯆꯔ ꯑꯃ ꯑꯣꯏꯅ ꯂꯩꯕꯤꯔꯤꯕ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯁꯒꯣꯜꯁꯦꯝ ꯂꯟꯆꯦꯟꯕ ꯃꯩꯇꯩꯒꯅꯤ ꯑꯣꯖꯥꯅꯁꯨ ꯑꯩꯈꯣꯏꯗ ꯁꯤꯒꯨꯝꯕ ꯃꯇꯝ ꯄꯤꯕꯤꯕꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯗꯣ ꯑꯍꯥꯟꯕꯗ ꯑꯣꯖꯥꯗ ꯑꯩꯈꯣꯏ ꯊꯝꯖꯅꯤꯡꯉꯤꯕ ꯀꯣꯏꯁꯟꯁꯦ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯀꯝꯃ꯭ꯌꯨꯅꯤꯇꯤꯁꯦ ꯑꯣꯜꯃꯣꯁ 36 ꯃꯨꯛ ꯂꯩꯌꯦꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯌꯦ ꯑꯗꯨꯗ ꯂꯩꯔꯤꯕ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯈꯨꯗꯤꯡꯃꯛꯁꯦ ꯃꯥꯒꯤ ꯇꯣꯉꯥꯟꯕ ꯔꯤꯂꯤꯖꯟ ꯃꯥꯒꯤ ꯇꯣꯉꯥꯟꯕ ꯙꯔꯃ ꯂꯩ ꯇꯥꯔꯒꯁꯨ ꯑꯩꯈꯣꯏꯒꯤ ꯁꯅꯥꯃꯍꯤꯒꯤ ꯂꯥꯏꯅꯤꯡꯒꯤ ꯑꯣꯏꯕ ꯑꯥꯏꯗꯤꯌꯣꯂꯣꯖꯤꯁꯤꯅ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛꯇ ꯄꯤꯕ ꯌꯥꯕ ꯈ꯭ꯋꯥꯏꯗꯒꯤ ꯀꯥꯟꯅꯕ ꯋꯥꯈꯜꯂꯣꯟ ꯅꯠꯇ꯭ꯔꯒꯅ ꯑꯥꯏꯗꯤꯌꯣꯂꯣꯖꯤꯁꯦ ꯀꯔꯤꯅꯤ ꯍꯥꯏꯅ ꯑꯣꯖꯥꯒꯤ ꯃꯤꯠꯌꯦꯡꯗ ꯊꯝꯕꯤꯕ ꯉꯁꯤ ꯍꯪꯕꯤꯔꯤꯕꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏ ꯁꯅꯥꯃꯍꯤ ꯂꯥꯏꯅꯤꯡ ꯍꯥꯏꯅ ꯑꯩꯈꯣꯏꯅ ꯂꯧꯔꯤꯕꯁꯤ ꯊꯥꯏꯅꯒꯤ ꯃꯤꯇꯩ ꯂꯥꯏꯅꯤꯡꯗꯨꯅꯤ ꯃꯤꯇꯩ ꯂꯥꯏꯅꯤꯡꯗꯨꯕꯨ ꯑꯩꯈꯣꯏꯅ ꯁꯅꯥꯃꯍꯤ ꯂꯥꯏꯅꯤꯡ ꯍꯥꯏꯔꯒ ꯑꯃꯁꯨ ꯈꯪꯅꯕꯅꯤ ꯍꯥꯏꯔꯤꯕ ꯃꯁꯤꯗꯤ ꯑꯩꯈꯣꯏꯅ ꯃꯁꯤꯗꯩꯁꯤꯗ ꯂꯥꯏꯅꯤꯡꯁꯤꯗ ꯌꯥꯎꯔꯤꯕ ꯄꯣꯠ ꯈꯨꯗꯤꯡꯃꯛꯁꯦ ꯃꯤ ꯁꯥ ꯉꯥ ꯂꯩꯔꯤꯕ ꯃꯌꯥꯝꯁꯦ ꯂꯣꯏꯅ ꯊꯋꯥꯏ ꯄꯥꯜꯂꯤ ꯉꯥꯡꯕ ꯉꯝꯕ ꯉꯝꯗꯕꯗꯨꯅ ꯇꯣꯉꯥꯟꯕꯅꯤ ꯃꯔꯝꯗꯤ ꯃꯌꯥꯝ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯇꯤꯛ ꯃꯌꯥꯏ ꯁꯜꯂꯀꯥꯟꯗ ꯃꯣꯏꯗꯨ ꯑꯍꯤꯡꯕ ꯑꯣꯏꯔꯤꯅꯦ ꯑꯗꯨꯅ ꯃꯗꯨꯒꯤ ꯁꯟꯗꯣꯛꯄꯗꯨꯕꯨ ꯑꯩꯈꯣꯏꯅ ꯁꯂꯥꯏꯔꯩ ꯁꯤꯗꯕ ꯍꯥꯏꯅ ꯀꯧꯏ ꯃꯗꯨꯅ ꯃꯌꯥꯝ ꯄꯨꯝꯅꯃꯛꯁꯦ ꯆꯞ ꯃꯥꯟꯅꯩ ꯅꯨꯡꯉꯥꯏꯇꯕꯒꯤ ꯐꯥꯎꯔꯛꯄꯗꯨꯗꯤ ꯃꯗꯨꯒꯨꯝꯕ ꯅꯨꯡꯉꯥꯏꯇꯕꯗꯣ ꯀꯝꯃꯨꯅꯤꯇꯤ ꯑꯃꯗ ꯊꯣꯛꯄꯗ ꯑꯗꯨꯝ ꯅꯨꯡꯉꯥꯏꯔꯣꯏ ꯑꯩꯉꯣꯟꯗ ꯅꯨꯡꯉꯥꯏꯇꯕꯗꯣ ꯃꯥꯁꯨ ꯅꯨꯡꯉꯥꯏꯔꯣꯏ ꯃꯥꯅ ꯅꯨꯡꯉꯥꯏꯕꯗꯣ ꯑꯩꯍꯥꯛꯁꯨ ꯅꯨꯡꯉꯥꯏꯒꯅꯤ ꯃꯔꯝꯗꯤ ꯑꯩꯈꯣই ꯄꯨꯝꯅꯃꯛꯁꯦ ꯃꯤꯅꯦ ꯂꯥꯏꯅ ꯁꯦꯝꯃꯛꯄꯗ ꯇꯣꯉꯥꯟꯕ ꯀꯝꯃꯨꯅꯤꯇꯤ ꯑꯣꯏꯅ ꯁꯦꯝꯕ ꯅꯠꯇꯦ ꯀꯝꯃꯨꯅꯤꯇꯤꯁꯤꯗꯤ ꯃꯤꯒꯤ ꯃꯔꯛꯇ ꯃꯤꯅ ꯈꯥꯏꯕꯅꯤ ꯃꯗꯨꯅ ꯃꯤ ꯍꯥꯏꯕꯗꯨꯗꯤ ꯑꯃꯠꯇꯅꯤ ꯍꯥꯏꯕꯒꯤ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛ ꯆꯞ ꯃꯥꯟꯅꯩ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯇ ꯅꯠꯇꯅ ꯃꯍꯧꯁꯥ ꯈꯨꯠꯁꯦꯝꯁꯤꯗ ꯌꯥꯎꯔꯤꯕ ꯁꯩꯄꯥꯜ ꯂꯩꯄꯥꯜ ꯃꯌꯥꯝ ꯄꯨꯝꯅꯃꯛꯁꯦ ꯃꯁꯤꯗꯁꯨ ꯂꯣꯏꯅꯃꯛ ꯑꯩꯈꯣꯏꯒꯤ ꯃꯇꯤꯛ ꯃꯌꯥꯏ ꯌꯥꯎꯏ ꯍꯥꯏꯕꯒꯤ ꯑꯃꯠꯇ ꯑꯣꯏꯕꯒꯤ ꯃꯥꯟꯅꯕꯒꯤ ꯃꯤꯠꯌꯦꯡꯁꯦ ꯌꯦꯡꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣই ꯄꯨꯝꯅꯃꯛꯇ ꯆꯞ ꯃꯥꯟꯅꯕ ꯅꯨꯡꯁꯤꯅꯕ ꯂꯩꯅꯦꯅ ꯈꯜꯂꯤ ꯃꯁꯤꯅꯤ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯇ ꯑꯦꯄ꯭ꯂꯥꯏ ꯇꯧꯕ ꯃꯇꯝꯗ ꯂꯣꯏꯅꯃꯛꯇ ꯀꯥꯟꯅꯅꯤꯅ ꯈꯜꯂꯤ ꯑꯣꯖꯥ ꯑꯗꯨꯗꯤ ꯉꯁꯥꯏ ꯄꯣꯠꯁꯦ ꯑꯩꯈꯣꯏꯅ ꯃꯊꯪ ꯂꯥꯛꯀꯗꯕ ꯀꯣꯏꯁꯟꯁꯤꯒꯤ ꯑꯣꯏꯅꯁꯨ ꯑꯗꯨꯝ ꯑꯣꯖꯥꯒꯤ ꯄꯥꯎꯈꯨꯝꯁꯨ ꯌꯥꯎꯔꯦ ꯑꯗꯩ ꯍꯥꯏꯔꯤꯕ ꯑꯥꯏꯗꯤꯌꯣꯂꯣꯖꯤꯁꯤꯅ ꯑꯩꯈꯣꯏꯁꯦ ꯂꯩꯔꯤꯕ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯗ ꯍꯧꯖꯤꯛ ꯈꯥꯏꯕꯨꯡ ꯇꯥꯗꯅ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯊꯣꯛꯏꯕ ꯄꯣꯠꯁꯤꯗ ꯀꯗꯥꯏꯗ ꯑꯦꯄ꯭ꯂꯥꯏ ꯇꯧꯕ ꯌꯥꯒꯗꯒꯦꯅ ꯀꯣꯏꯁꯟꯁꯦ ꯃꯊꯪꯗ ꯂꯥꯛꯆꯒꯦꯅ ꯇꯧꯕꯅꯤ ꯑꯗꯣ ꯑꯣꯖꯥꯅꯁꯨ ꯉꯁꯥꯏ ꯅꯨꯡꯁꯤꯅꯕꯁꯤꯕꯨ ꯂꯩꯔꯒꯗꯤ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛꯁꯦ ꯂꯣꯏꯅꯃꯛ ꯌꯨꯅꯥꯏꯠ ꯇꯧꯕ ꯌꯥꯅꯤ ꯍꯥꯏꯕ ꯄꯣꯏꯟꯠꯁꯤ ꯑꯗꯨꯝ ꯌꯥꯎꯈ꯭ꯔꯕ꯭ꯔꯥꯅ ꯈꯜꯂꯤ ꯑꯗꯣ ꯃꯊꯪꯗ ꯑꯣꯖꯥ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯑꯩꯈꯣꯏꯒꯤ ꯁꯤꯚꯤꯂꯥꯏꯖꯦꯁꯟ ꯑꯗꯨꯒ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯍꯤꯁꯇ꯭ꯔꯤ ꯁꯤ ꯑꯩꯈꯣꯏ ꯆꯍꯤ 2,000 ꯍꯦꯜꯂꯦ ꯑꯗꯩ ꯑꯏꯕ ꯍꯤꯁꯇ꯭ꯔꯤ ꯑꯣꯏꯅ ꯆꯍꯤ 2,000 ꯍꯦꯜꯂꯦ ꯑꯗꯨꯒꯤ ꯃꯃꯥꯡꯗꯁꯨ ꯃꯌꯥꯝ ꯂꯩꯈ꯭ꯔꯦ ꯍꯥꯏꯅ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛꯁꯤꯅ ꯂꯣꯏꯅꯃꯛ ꯊꯝꯃꯤ ꯍꯧꯖꯤꯛꯐꯥꯎꯁꯦ ꯑꯗꯣ ꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯍꯤꯁꯇ꯭ꯔꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯁꯤꯚꯤꯂꯥꯏꯖꯦꯁꯟ ꯑꯩꯈꯣꯏ ꯀꯜꯆꯔ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯁꯤꯚꯤꯂꯥꯏꯖꯦꯁꯟꯁꯤꯒꯤ ꯋꯥꯔꯤꯁꯤꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯍꯧꯖꯤꯛ ꯀꯔꯦꯟ ꯂꯩꯔꯤꯕ ꯁꯤꯆꯨꯋꯦꯁꯟꯁꯤꯗ ꯃꯁꯤꯒꯤ ꯁꯤꯚꯤꯂꯥꯏꯖꯦꯁꯟꯁꯦ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯍꯤꯁꯇ꯭ꯔꯤꯁꯦ ꯈꯪꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯀꯌꯥꯝ ꯀꯥꯟꯅꯒꯗꯒꯦ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ ꯑꯣꯖꯥꯒꯤ ꯋꯥꯈꯜ ꯈꯤꯇꯪ ꯊꯝꯕꯤꯌꯨ ꯃꯔꯝꯗꯤ ꯉꯁꯤ ꯃꯅꯤꯄꯨꯔ ꯍꯥꯏꯅ ꯈꯪꯅꯔꯤꯕ ꯀꯪꯂꯩꯄꯥꯛ ꯏꯔꯝꯗꯝꯁꯦ ꯆꯤꯡ ꯂꯩꯕꯥꯛ ꯁ꯭ꯋꯥꯏꯗ ꯈꯤꯇꯪ ꯆꯠꯊꯣꯛꯄꯗ ꯆꯤꯡ ꯑꯗꯨꯝ ꯂꯩ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯋꯥꯈꯜꯗ ꯆꯤꯡꯃꯤ ꯇꯝꯃꯤ ꯍꯥꯏꯗꯅ ꯈꯥꯏꯕ ꯑꯃꯈꯛ ꯂꯩꯔꯤꯌꯦ ꯃꯁꯤꯗꯤ ꯕ꯭ꯔꯤꯇꯤꯁꯔꯁꯤꯡꯅ ꯂꯩꯄꯥꯛ ꯀꯥꯠꯄ ꯅꯨꯡꯉꯥꯏꯅꯕ ꯈꯥꯏꯔꯝꯕꯅꯤ ꯀꯪꯂꯩ ꯂꯩꯄꯥꯛꯇꯤ ꯆꯤꯡ ꯌꯥꯎꯗꯅ ꯇꯝ ꯂꯩ ꯌꯥꯗꯦ ꯇꯝ ꯌꯥꯎꯗꯅ ꯆꯤꯡ ꯂꯩ ꯌꯥꯗꯦ ꯃꯁꯤꯗꯤ ꯆꯤꯡꯒ ꯇꯝ ꯑꯅꯤꯁꯤꯗꯤ ꯈꯥꯏꯗꯣꯛꯅꯕ ꯌꯥꯗꯕ ꯄꯣꯠꯅꯤ ꯆꯤꯡ ꯌꯥꯎꯗꯅ ꯇꯝ ꯍꯤꯡꯕ ꯉꯝꯗꯦ ꯇꯝ ꯌꯥꯎꯗꯅ ꯆꯤꯡ ꯍꯤꯡꯕ ꯉꯝꯗꯦ ꯑꯗꯨꯅ ꯑꯅꯤ ꯑꯁꯤꯒꯤ ꯀꯌꯥꯠꯂꯣꯟꯁꯤꯗ ꯃꯁꯤꯒꯤ ꯋꯥꯈꯜꯂꯣꯟꯁꯤ ꯏꯄꯥ ꯏꯄꯨꯅ ꯍꯥꯟꯅ ꯍꯥꯏꯔꯝꯕ ꯑꯩꯈꯣꯏꯒꯤ ꯀꯪꯂꯩ ꯂꯩꯄꯥꯛꯇꯤ ꯆꯤꯡꯃꯤꯁꯤꯡꯅ ꯆꯤꯡꯃꯤꯅꯦꯅ ꯑꯩꯈꯣꯏ ꯃꯇꯝꯗ ꯍꯥꯎ ꯍꯥꯏꯔꯝꯃꯤ
ko hauna koina pangakpa haidana hairamishi masigi ngamkhai ngambadi chingmi sina ngam aduga ngamkhai dugi manungda laibiba aikhogi kangwa nungsina bagi masigi chawkhatna ba tawramba sing tami singna tawe aduna ngaktragadi pan yaudragadi ising kamai chin kanu taw chelakani turian nama chelak matamda turian gi mapal ani tangai phadab laibus ma to nga na pan darkar lage sigi tangai phadab lai adun taming ata hingba yaro singi ata hingba yaro adun khogi wakalda singi isil naw singnasu tami singje moi part amane haina khanba duga tami singnasu chingmi singje ai khogi part amani haibagi wakal midyeng sida lengak londa nakoi puari da matang ni ning tau sing tawrokpa koina mera hosung ba tawre ko li mayam lai si masi koina ningsang ma thau tai dunai khogi puari sinda singmi ga tami ga gi nungsibi se nga ki maraki nuai na tabadu di imung amada leiba mi sing so adum makanaina aduna masina tung ko lo tabani masina tung ko ra kanda mangjabadi singmi da su mangjani tammi su mangakani mamdi la nai basina kai do maida chapot pa mako pare ma ani makche magi po de ka mangba loi bedane nga hanga ki ding ngam me haibagi pen of letter puya do paloi da dia probably mi busia di ayaki da su wani mi gi da shi dum wani mi gi da sibaduna nungai boina khanba ayaki da sibaduna awa boina khanba tara ga di mi li set ki wang mani haina kan do na koi lenga lon da lei ba puari se koi hangat ne yeng ba mathau tai simai tam jigim tambe da tamga da bane khanga da bane ꯑꯗꯨꯒ ꯉꯁꯥꯏ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯀꯝꯃ꯭ꯌꯨꯅꯤꯇꯤꯁꯤ ꯃꯈꯜ ꯌꯥꯝ ꯂꯩꯈ꯭ꯔꯦ ꯃꯥꯏ ꯇꯣꯉꯥꯟꯕ ꯔꯤꯂꯤꯖꯟ ꯃꯛꯇ ꯍꯥꯏꯔꯦ ꯙꯔꯃ ꯃꯛꯇ ꯍꯥꯏꯔꯦ ꯃꯥꯟꯅꯗꯦ ꯑꯗꯒꯤꯗꯤ ꯖꯥꯇꯤ ꯃꯈꯜ ꯃꯌꯥꯝ ꯄꯨꯜꯂꯒ ꯂꯩꯈ꯭ꯔꯦ ꯑꯗꯣ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛꯁꯦ ꯃꯥꯒꯤ ꯑꯣꯏꯕ ꯑꯥꯏꯗꯦꯟꯇꯤꯇꯤ ꯑꯃꯗ ꯑꯩꯈꯣꯏ ꯂꯣꯏ ꯉꯥꯛꯑꯒ ꯂꯩꯅꯤꯡꯉꯦ ꯃꯩꯇꯩꯁꯨ ꯃꯩꯇꯩ ꯑꯗꯨꯝ ꯑꯣꯏꯅꯤꯡꯉꯤ ꯃꯩꯇꯩ ꯄꯥꯉꯜꯁꯨ ꯃꯥꯒꯤ ꯑꯣꯏꯕ ꯑꯥꯏꯗꯦꯟꯇꯤꯇꯤ ꯑꯃ ꯊꯝꯖꯅꯤꯡꯉꯤ ꯑꯗꯨꯒ ꯅꯥꯒꯥꯒꯤ ꯃꯅꯨꯡꯗ ꯌꯥꯎꯔꯤꯕ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯃꯌꯥꯝꯒꯤꯁꯨ ꯃꯥꯒꯤ ꯀꯝꯃ꯭ꯌꯨꯅꯤꯇꯤꯒꯤ ꯑꯣꯏꯕ ꯑꯥꯏꯗꯦꯟꯇꯤꯇꯤ ꯑꯃꯃꯝ ꯂꯣꯏ ꯊꯝꯅꯤꯡꯉꯦꯕ ꯑꯗꯨꯒ ꯃꯥꯒꯤ ꯑꯣꯏꯕ ꯑꯥꯏꯗꯦꯟꯇꯤꯇꯤꯁꯤꯡꯁꯦ ꯉꯥꯛꯅ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯤ ꯍꯥꯏꯕ ꯃꯅꯤꯄꯨꯔꯤ ꯑꯃ ꯑꯥꯏꯗꯦꯟꯇꯤꯇꯤ ꯑꯃ ꯁꯥꯒꯠꯄ ꯃꯇꯝꯗ ꯑꯩꯈꯣꯏ ꯀꯔꯝꯕ ꯃꯈꯜꯒꯤ ꯋꯥꯈꯜꯂꯣꯟ ꯆꯦꯟꯕ ꯅꯠꯇ꯭ꯔꯒꯅ ꯑꯩꯈꯣꯏ ꯂꯧꯁꯟꯕ ꯃꯊꯧ ꯇꯥꯏ ꯈꯟꯕꯤꯌꯨ amana amadagi henba te khutsa manga se sangba amta manadeba ase sangba kari kuma chap manare ne khale khubi khudombi khuyai khuning do khurau sangba chap manam polam da pai yaro e ko polam da pai karim to yaro sumaina tawdana lairiba magi se singmi sing lairiba se kabui khangde takpul khangde mitai gi kalsa ji chap manare hairaga di moji kadai ri takpul lo doino kadai ri kabui orak doino ko magi furup tugi magi mapa mapu sing na magi masak sakalaga thame sumai tawdana malem sida su haina leina aje haiga leige yesan na bayate haina hai loini leina lei ising ngoi sumai tawdana leiriba ikogi mioi kanglup singje masina masagi magi matik mayai magi masak tu adum nga na lepam to adu leira kanda mayam duna apunba masagalakadoi ba mahuksa khuse mai manung da khoi pulamang yawi haina khanbat mai tawdana manipur haibase sagalakpa matamda kanglup khudingmaki tangai phadaba leye aduna kanglup khudimok to masagi masak thoga tangkhul na adu bhawa to leipaki ingba chikba nungai porang na bagi dam sibau tawe kabui ni sibau tawe mitei ni sibau tawe thorak sununa pula kanda nungai bi ai phabu oira pedone ba aduna masagi identity du mang hiba tarati potugi masak leiroi kabui oiroi tangpul oiroi
ꯂꯩꯔꯤꯕ ꯑꯅꯥꯟꯁꯨ ꯑꯅꯥꯟ ꯑꯣꯏꯔꯔꯣꯏ ꯀꯩꯅꯣꯁꯨ ꯃꯤꯇꯩꯁꯨ ꯃꯤꯇꯩ ꯑꯣꯏꯔꯔꯣꯏ ꯑꯗꯨꯅ ꯌꯦꯟꯅ ꯌꯦꯟ ꯑꯣꯏꯕ ꯍꯨꯏꯅ ꯍꯨꯏ ꯑꯣꯏꯔꯤꯕ ꯀ꯭ꯋꯥꯛꯅ ꯀ꯭ꯋꯥꯛ ꯑꯣꯏꯕꯁꯤꯅꯦꯕ ꯑꯗꯨ ꯑꯣꯏꯔꯛꯇ꯭ꯔꯒꯗꯤ ꯃꯍꯧꯁꯥꯒꯤ ꯃꯁꯛꯁꯦ ꯃꯥꯡꯉꯛꯀꯅꯤ ꯑꯗꯨꯅ ꯃꯁꯥꯒꯤ ꯑꯥꯏꯗꯦꯟꯇꯤꯇꯤ ꯃꯥꯡꯈꯤꯕ ꯃꯇꯝꯗ ꯃꯍꯥꯛꯅ ꯂꯧꯔꯝꯕ ꯔꯣꯜ ꯃꯌꯥꯝꯗꯣ ꯃꯗꯨꯒꯤ ꯈꯨꯟꯅꯥꯏꯗꯨꯗ ꯂꯩꯄꯥꯛꯇꯨꯗꯒꯤ ꯃꯥꯡꯉꯛꯀꯅꯤ ꯑꯗꯨꯅ ꯁꯤꯗꯤ ꯉꯥꯛꯅ ꯊꯝꯐꯩ ꯍꯣꯏ ꯑꯗꯨ ꯑꯣꯖꯥ ꯍꯧꯖꯤꯛ ꯑꯣꯖꯥꯅ ꯊꯝꯕꯤꯔꯤꯕ ꯄꯣꯠꯁꯤꯅ ꯍꯥꯏꯁꯦ ꯃꯥꯒꯤ ꯑꯣꯏꯕ ꯀꯜꯆꯔꯦꯜ ꯑꯥꯏꯗꯦꯟꯇꯤꯇꯤꯁꯤ ꯃꯥꯅ ꯉꯥꯛꯆꯒꯗꯧꯅꯦꯕ ꯍꯥꯏꯗꯤ ꯁꯤ ꯃꯥꯅ ꯉꯥꯛꯆꯕ ꯍꯥꯏꯕꯁꯤꯒꯤ ꯊꯧꯗꯥꯡ ꯄꯨꯔꯛꯇꯣꯏꯁꯦ ꯑꯩꯈꯣꯏꯒꯤ ꯌꯪꯒꯔ ꯖꯦꯅꯦꯔꯦꯁꯟꯁꯤꯅ ꯑꯣꯏꯗꯣꯏꯅꯦꯕ ꯑꯍꯟꯁꯤꯡꯅ ꯊꯝꯕꯤꯔꯝꯕꯗ ꯅꯍꯥꯁꯤꯡꯅ ꯇꯝꯍꯧꯕ ꯅꯍꯥꯁꯤꯡꯅ ꯃꯆꯥ ꯃꯁꯨꯁꯤꯡꯅ ꯇꯥꯛꯑꯝꯕ ꯁꯨꯝ ꯁꯨꯃꯥꯏꯅ ꯆꯠꯈꯤꯗꯣꯏꯅꯦꯕ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯃꯅꯤꯄꯨꯔꯒꯤ ꯅꯍꯥ ꯌꯨꯠꯁꯤꯡꯒꯤ ꯃꯔꯛꯇ ꯑꯩꯈꯣꯏꯒꯤ ꯀꯜꯆꯔꯁꯤ ꯌꯥꯝ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏꯅ ꯂꯧꯔꯛꯇꯕ ꯑꯗꯨꯒ ꯍꯤꯁꯇ꯭ꯔꯤꯒꯤ ꯃꯇꯥꯡꯗ ꯀꯩꯁꯨ ꯅꯩꯅꯅꯤꯡꯕ ꯐꯥꯎꯗꯕꯒꯤ ꯃꯁꯛ ꯑꯃ ꯑꯩꯈꯣꯏ ꯎꯔꯛꯏꯕ ꯑꯗꯣ ꯁꯤ ꯃꯌꯥꯝꯁꯤ ꯌꯦꯡꯉꯨꯔꯀꯥꯟꯗ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯅꯍꯥꯔꯣꯜꯁꯤꯡꯁꯤꯗ ꯍꯧꯖꯤꯛꯀꯤ ꯌꯨꯠ ꯍꯥꯏꯗꯤ ꯑꯦꯅꯤ ꯄꯔꯁꯟ ꯃꯅꯤꯄꯨꯔꯁꯤꯗ ꯂꯩꯔꯤꯕ ꯌꯨꯠ ꯈꯨꯗꯤꯡꯃꯛꯇ ꯈ꯭ꯋꯥꯏꯗꯒꯤ ꯑꯆꯧꯕ ꯑꯁꯣꯏꯕꯁꯦ ꯀꯔꯤꯅ ꯑꯣꯏꯔꯒꯦꯅ ꯑꯣꯖꯥꯒꯤ ꯋꯥꯈꯜꯗ ꯈꯟꯖꯩ ꯃꯁꯤꯗꯤ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯅꯍꯥꯔꯣꯜꯁꯤꯡꯗ ꯑꯩꯈꯣꯏꯅ ꯁꯥꯎꯕ ꯌꯥꯗꯦ ꯅꯍꯥꯁꯦ ꯀꯅꯥꯅꯣ ꯉꯁꯤꯒꯤ ꯑꯍꯜꯁꯤꯡꯅ ꯄꯣꯛꯂꯛꯄꯅꯦ ꯉꯁꯤꯒꯤ ꯑꯍꯜꯁꯤꯡꯅ ꯁꯦꯝꯃꯛꯄꯅꯦ ꯑꯄꯦꯠꯄ ꯂꯩꯈꯣꯝꯗ ꯁꯥꯅꯤꯡꯕ ꯃꯨꯔꯇꯤ ꯁꯥꯔꯛꯄ ꯑꯗꯨꯃꯥꯏꯅ ꯇꯧꯔ ꯃꯐꯝ ꯃꯇꯝ ꯅꯥꯏꯅ ꯐꯖꯅ ꯆꯨꯝꯅ ꯁꯥꯔꯛꯀꯗꯕꯗ ꯑꯍꯜꯅꯦ ꯑꯗꯨꯅ ꯅꯍꯥꯁꯤꯡꯗ ꯀꯔꯤꯒꯤ ꯋꯥꯠꯂꯛꯏꯅꯣ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯃꯈꯣꯏꯗ ꯃꯁꯤꯒꯤ ꯃꯆꯥꯛꯇꯣ ꯍꯥꯄꯛꯇꯗꯅ ꯋꯥꯠꯂꯛꯄꯅꯦꯕ ꯀꯃꯥꯏꯅ ꯍꯥꯄꯛꯀꯅꯤ ꯏꯗꯨꯀꯦꯁꯟ ꯍꯥꯄꯛꯀꯗꯧꯅꯦꯕ ꯑꯗꯨꯅ ꯃꯁꯤꯒꯤ ꯏꯝꯄꯣꯔꯇꯦꯟꯁꯤ ꯏꯟꯗꯤꯌꯥ ꯒꯃꯦꯟꯅ ꯈꯪꯉꯛꯇꯅ NEP 2000 ꯍꯥꯏꯕꯁꯤ ꯏꯟꯇ꯭ꯔꯣꯗ꯭ꯌꯨꯁ ꯇꯧꯔꯛꯑꯦꯕ ꯃꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯒꯤ ꯑꯅꯧꯕ ꯂꯩꯄꯥꯛꯀꯤ ꯑꯣꯏꯕ ꯃꯔꯝꯗꯝꯒꯤ ꯑꯣꯏꯕ ꯃꯔꯩꯄꯥꯛꯀꯤ ꯑꯣꯏꯕ ꯃꯗꯨ ꯈꯪꯉꯨ ꯍꯥꯏꯗꯅ ꯔꯤꯖꯅꯦꯜꯒꯤ ꯄꯣꯠ ꯃꯌꯥꯝꯁꯦ ꯏꯗꯨꯀꯦꯁꯟꯁꯤꯗ ꯁꯦꯂꯦꯕꯁ ꯏꯟꯇ꯭ꯔꯣꯗ꯭ꯌꯨꯁ ꯇꯧꯔꯒ ꯍꯥꯞꯆꯤꯜꯂꯛꯑꯦ ꯑꯗꯨ ꯇꯧꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯁꯨꯝ ꯂꯩꯔꯕꯣꯏꯔꯦ ꯍꯥꯏꯗꯣ ꯈꯪꯉꯛꯀꯗꯣꯏꯅꯦꯕ ꯑꯉꯥꯡꯁꯤꯡꯗꯤ ꯀꯩꯁꯨ ꯈꯪꯗꯕ ꯑꯉꯥꯡꯗꯨꯗ ꯑꯩꯈꯣꯏꯅ ꯇꯥꯛꯄꯤꯔꯒ ꯇꯝꯕꯤꯔꯒ ꯃꯣꯏꯗꯤ ꯈꯪꯉꯛꯀꯗꯣꯏꯅꯦꯕ ꯇꯥꯛꯄꯤꯗ꯭ꯔꯒ ꯇꯝꯕꯤꯗ꯭ꯔꯒ ꯈꯪꯗ꯭ꯔꯦ ꯍꯥꯏ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯏꯗꯨꯀꯦꯁꯟ ꯁꯤꯁꯇꯦꯝꯁꯤꯗ ꯀꯔꯤꯀꯨꯂꯝ ꯁꯦꯝꯃꯛꯄꯗ ꯁꯦꯂꯦꯕꯤ ꯃꯌꯥꯝ ꯂꯥꯛꯄ ꯃꯇꯝꯗ ꯀꯔꯤ ꯋꯥꯠꯂꯤ ꯍꯥꯏ ꯃꯇꯝꯗ ꯔꯤꯖꯅꯦꯜꯒꯤ ꯄꯣꯠ ꯌꯥꯎꯔꯛꯇꯕ ꯃꯔꯩꯄꯥꯛ ꯃꯔꯝꯗꯝꯒꯤ ꯄꯣꯠ ꯌꯥꯎꯔꯛꯇꯕ ꯑꯗꯨꯅ ꯃꯄꯥꯟꯒꯤ ꯐꯠꯇꯦ ꯍꯥꯏꯕ ꯅꯠꯇꯦ ꯃꯄꯥꯟꯒꯤ ꯉꯥꯛꯇꯗꯨꯅ ꯂꯝꯒꯤ ꯁꯟꯅ ꯃꯆꯤ ꯁꯥꯡꯉꯦ ꯍꯥꯏꯕꯗꯧꯅ ꯃꯄꯥꯟꯗ ꯅꯪ ꯇꯝꯃꯒ ꯇꯣꯛꯄ ꯃꯅꯨꯡꯒꯤ ꯑꯃꯐꯥꯎ ꯇꯝꯃꯛꯇꯕ ꯑꯗꯨꯅ ꯃꯃꯥꯏꯈꯛ ꯄꯥꯎꯗꯔ ꯊꯥꯔꯒ ꯇꯣꯛꯑꯦ ꯏꯔꯨꯗꯤ ꯂꯨꯖꯗ꯭ꯔꯦꯕ ꯑꯗꯨꯅ ꯏꯔꯨ ꯂꯨꯖꯗ꯭ꯔꯗꯤ ꯃꯅꯝ ꯅꯝꯊꯤꯔꯦꯅꯦ ꯑꯗꯨꯒ ꯃꯁꯤ ꯑꯉꯥꯡꯒꯤ ꯃꯅꯝ ꯅꯝꯊꯤ ꯁꯤ ꯑꯉꯥꯡꯒꯤ ꯃꯅꯝ ꯅꯝꯊꯤ ꯍꯥꯏꯕ ꯌꯥꯔꯣꯏꯕ ꯃꯔꯝꯗꯤ ꯏꯔꯨꯖꯕꯤꯕꯨꯗꯤ ꯃꯃꯥ ꯃꯄꯥꯅ ꯍꯥꯟꯅ ꯄꯤꯉꯥꯏꯗ ꯏꯔꯨꯖꯔꯛꯀꯗꯕꯅꯤ ꯁꯨꯃꯥꯏꯅ ꯌꯥꯝꯅ ꯊꯝ ꯄꯥꯝꯖꯩ ꯑꯗꯣ ꯑꯣꯖꯥꯅ ꯍꯧꯖꯤꯛꯁꯦ ꯁꯥꯇ꯭ꯔꯁꯤꯡ ꯂꯥꯏꯔꯤꯛ ꯇꯥꯛꯄꯤ ꯇꯝꯕꯤꯔꯤꯕ ꯆꯥꯡ ꯑꯃ ꯑꯣꯏꯅꯁꯨ ꯂꯩꯕꯤꯔꯦ ꯑꯗꯩ ꯁꯤꯗ ꯑꯦꯛꯁꯄꯔꯤꯌꯦꯟꯁ ꯆꯍꯤ ꯀꯨꯟꯊ꯭ꯔꯥꯒꯤ ꯃꯊꯛꯇ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯂꯩꯕꯤꯔꯕꯅꯦ ꯑꯣꯖꯥ ꯑꯗꯣ ꯑꯣꯖꯥꯅ ꯁꯨꯃꯥꯏꯅ ꯂꯥꯏꯔꯤꯛ ꯇꯥꯛꯄ ꯃꯇꯝꯁꯤꯗ ꯑꯩꯈꯣꯏꯒꯤ ꯏꯖꯨꯀꯦꯁꯟ ꯁꯤꯁꯇꯦꯝꯁꯤꯗꯁꯨ ꯑꯍꯣꯡꯕ ꯃꯌꯥꯝꯁꯨ ꯎꯕ ꯐꯪꯉꯦ ꯑꯣꯖꯥ ꯑꯗꯣ ꯀꯩꯒꯨꯝꯕ ꯑꯣꯖꯥꯅ ꯀꯩꯒꯨꯝꯕ ꯍꯧꯖꯤꯛꯁꯤ ꯏꯖꯨꯀꯦꯁꯟ ꯁꯤꯁꯇꯦꯝꯁꯦ ꯃꯅꯤꯄꯨꯔꯗ ꯏꯖꯨꯀꯦꯁꯟ ꯁꯤꯁꯇꯦꯝ ꯑꯃ ꯑꯅꯧꯕ ꯑꯃ ꯄꯣꯔꯛꯄꯒꯤ ꯀꯩꯅꯣꯁꯤ ꯄꯋꯥꯔꯁꯤ ꯁꯛꯇꯤꯁꯤ ꯑꯣꯖꯥꯅ ꯄꯥꯏꯕꯤꯔꯦꯅ ꯈꯜꯂꯁꯤ ꯃꯇꯝꯗꯨꯗ ꯃꯅꯤꯄꯨꯔꯗ ꯀꯔꯝꯕ ꯃꯈꯜꯒꯤ ꯏꯖꯨꯀꯦꯁꯟ ꯁꯤꯁꯇꯦꯝ ꯄꯨꯔꯛꯄ ꯄꯥꯝꯃꯤ ꯑꯗꯨꯒ ꯃꯁꯤꯁꯤꯅ ꯑꯣꯖꯥꯅ ꯄꯨꯔꯛꯅꯤꯡꯉꯤꯕ ꯏꯖꯨꯀꯦꯁꯟ ꯁꯤꯁꯇꯦꯝꯁꯤꯅ ꯃꯅꯤꯄꯨꯔꯗ ꯑꯍꯣꯡꯕ ꯑꯃ ꯄꯨꯔꯛꯄ ꯃꯇꯝꯗ ꯀꯗꯥꯏ ꯃꯁꯤꯗꯤ ꯑꯩꯅ ꯄꯥꯝꯕ ꯉꯥꯛꯁꯨ ꯋꯥꯔꯛꯇꯦꯕ ꯃꯁꯤꯒꯤꯗꯃꯛꯇ ꯈꯟꯕ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯁꯤ ꯏꯟꯗꯤꯌꯥꯒꯤ ꯄꯥꯔꯠ ꯑꯃ ꯑꯣꯏꯔꯤꯕꯅꯤꯗꯅ ꯑꯗꯨꯅ ꯏꯟꯗꯤꯌꯥꯒꯤ ꯐꯥꯎꯔꯕ ꯄꯣꯂꯤꯁꯤ ꯃꯦꯀꯔ ꯑꯗꯨꯒ ꯏꯖꯨꯀꯦꯁꯅꯤꯁꯁꯤꯡꯅ ꯈꯜꯂꯤꯅꯦꯕ ꯀꯃꯥꯏꯅ ꯐꯒꯠꯂꯛꯀꯗꯒꯦ ꯑꯗꯨꯅ ꯃꯁꯤ ꯈꯜꯂꯛꯑꯀꯥꯟꯗꯅꯤ ꯏꯟꯗꯤꯌꯥꯟ ꯅꯣꯂꯦꯖ ꯁꯤꯁꯇꯦꯝ ꯍꯥꯏꯕ ꯍꯥꯞꯄꯛꯏꯁꯦ ꯑꯁꯤꯅ ꯏꯟꯗꯤꯌꯥꯟ ꯅꯣꯂꯦꯖ ꯁꯤꯁꯇꯦꯝꯁꯤ 2020ꯗꯒꯤ ꯏꯟꯇ꯭ꯔꯣꯗ꯭ꯌꯨꯁ ꯇꯧꯔꯒ ꯂꯥꯛꯏꯅꯦ ꯉꯔꯥꯡ ꯅꯍꯥꯟꯗ ꯉꯥꯏꯔꯤꯗꯅꯀꯣ ꯁꯤꯅ 2020 ꯃꯁꯤ ꯐꯨꯜꯂꯤ ꯏꯝꯄ꯭ꯂꯤꯃꯦꯟ ꯇꯧꯕ ꯃꯇꯝ ꯇꯥꯏ ꯁꯤꯅ ꯃꯤꯒꯤ ꯂꯩꯄꯥꯛꯀꯤꯗꯤ ꯀꯣ ꯑꯛꯕꯔ ꯀꯔꯝ ꯀꯥꯟꯗ ꯄꯣꯛꯏ ꯀꯔꯝ ꯀꯥꯟꯗ ꯁꯤꯒꯤ ꯕꯔꯪ ꯍꯥꯏꯔꯛꯀꯅꯤ ꯑꯂꯦꯛꯖꯦꯟꯗꯔ ꯀꯔꯝ ꯀꯥꯟꯗ ꯄꯣꯛꯏ ꯀꯔꯝ ꯀꯥꯟꯗ ꯁꯤꯒꯤ ꯀꯔꯝ ꯀꯥꯟꯗ ꯂꯥꯟ ꯇꯥꯔꯒ ꯍꯥꯏꯔꯛꯀꯅꯤ ꯀꯣ ꯑꯗꯨꯒ ꯈꯥꯒꯦꯝꯕ ꯅꯤꯡꯊꯧ ꯀꯔꯝ ꯀꯥꯟꯗ ꯄꯣꯛꯏ ꯑꯩꯅ ꯍꯥꯏꯔꯒ ꯃꯃꯤꯡ ꯐꯥꯎ ꯈꯪꯉꯔꯣꯏ ꯀꯔꯤꯒꯤꯅꯣ ꯃꯁꯤ ꯑꯉꯥꯡꯗꯨꯒꯤ
ꯋꯥꯡ ꯅꯠꯇꯦꯕ ꯏꯗꯨꯀꯦꯁꯟ ꯁꯤꯁꯇꯦꯝꯗ ꯌꯥꯎꯔꯛꯇꯕꯅꯦꯕ ꯃꯥꯅꯦ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯏꯗꯨꯀꯦꯁꯟ ꯁꯤꯁꯇꯦꯝꯗ ꯁꯦꯂꯦꯕꯁꯇ ꯃꯌꯥꯝꯁꯤꯡꯁꯦ ꯍꯥꯞꯄꯀꯥꯟꯗ ꯃꯔꯩ ꯄꯥꯛ ꯃꯔꯝꯗꯝꯁꯨ ꯃꯤꯉꯣꯟꯗꯒꯤ ꯍꯟꯊꯗꯅ ꯂꯝꯗꯝꯁꯤꯗ ꯏꯄꯥ ꯏꯄꯨ ꯀꯌꯥꯅ ꯃꯁꯤꯒꯤꯗꯃꯛꯇ ꯊꯕꯛ ꯇꯧꯔꯝꯕ ꯃꯌꯥꯝꯗꯣ ꯀꯔꯤ ꯂꯩꯕꯒꯦꯅ ꯍꯣꯠꯇꯅ ꯊꯤꯗꯅ ꯄꯨꯊꯣꯛꯅꯔꯛꯀꯗꯧꯅꯦꯕ ꯑꯗꯨꯅ ꯊꯥꯏꯅ ꯑꯔꯤꯕ ꯋꯥꯔꯤ ꯐꯨꯡꯒꯥ ꯋꯥꯔꯤꯗ ꯈꯪꯗꯦ ꯑꯃꯗ ꯈꯪꯗꯦ ꯂꯩꯔꯝꯃꯤꯕ ꯑꯗꯨꯗꯒꯤꯗꯤ ꯑꯩꯈꯣꯏꯒꯤ ꯐꯣꯛ ꯁꯣꯡꯁꯤꯡꯗ ꯂꯩꯔꯝꯃꯤꯕ ꯑꯩꯈꯣꯏꯒꯤ ꯑꯣꯔꯦꯜ ꯂꯤꯇꯔꯦꯆꯔ ꯍꯥꯏꯇꯥꯔꯦ ꯅꯦꯔꯦꯇꯤꯞ ꯂꯣꯔ ꯃꯌꯥꯝꯁꯦ ꯃꯁꯤ ꯑꯩꯈꯣꯏꯅ ꯑꯦꯛꯁꯄ꯭ꯂꯣꯔ ꯇꯧꯕ ꯃꯊꯧ ꯇꯥꯏ ꯊꯤꯒꯠꯄ ꯃꯁꯤ ꯄꯨꯊꯣꯛꯄ ꯃꯊꯧ ꯇꯥꯏ ꯃꯗꯨ ꯊꯥꯀꯥꯟꯗ ꯑꯩꯁꯦ ꯑꯗꯨ ꯑꯣꯏꯔꯕꯣꯔꯦ ꯍꯥꯏꯕꯁꯦ ꯃꯁꯥꯅ ꯈꯪꯒꯅꯤ ꯀꯩꯅꯣꯗꯨꯅ ꯑꯩꯅ ꯑꯗꯨꯒꯨꯝꯕ ꯑꯃ ꯉꯝꯕ ꯑꯣꯏꯔꯝꯕ ꯇꯥꯔꯒꯗꯤ ꯅꯣ ꯌꯣꯔ ꯃꯅꯤꯄꯨꯔ ꯅꯪꯒꯤ ꯂꯝꯕꯨ ꯃꯁꯛ ꯈꯪꯉꯨ ꯆꯤꯡꯂꯣꯟ ꯃꯥꯄꯟꯅ ꯀꯣꯏꯁꯟꯕ ꯃꯅꯤꯄꯨꯔ ꯏꯔꯩꯄꯥꯛꯅꯦ ꯆꯤꯡꯂꯣꯟ ꯃꯥꯄꯟꯗꯨꯗꯤ ꯀꯔꯤꯅꯣ ꯈꯪꯗꯦ ꯑꯩ ꯏꯄꯥ ꯏꯄꯨꯅ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯄꯨꯀꯩ ꯂꯟꯒꯤ ꯃꯌꯥꯝ ꯊꯝꯃꯝꯃꯤ ꯍꯥꯏꯌꯦꯕ ꯀꯗꯥꯏ ꯂꯩ ꯄꯨꯌꯥ ꯂꯩ ꯃꯌꯥꯝ ꯊꯝꯃꯤ ꯀꯗꯥꯏ ꯌꯦꯡꯉꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯗꯤ ꯃꯤꯇꯩ ꯃꯌꯦꯛ ꯄꯥꯕ ꯊꯣꯛꯇꯦ ꯍꯥꯏꯔꯅꯤ ꯀꯣ ꯑꯩꯅꯁꯨ ꯄꯨꯊꯣꯛꯄ ꯉꯝꯗ꯭ꯔꯕ ꯀꯣ ꯃꯤꯉꯣꯟꯗꯗꯤ ꯄꯥꯏꯅ ꯍꯥꯏꯕ ꯃꯁꯤꯃꯨꯛ ꯏꯀꯥꯏꯕ ꯂꯩꯇꯦꯅ ꯈꯜꯂꯦ ꯀꯣ ꯑꯩꯒꯤ ꯄꯣꯠꯇꯣ ꯑꯌꯥꯅ ꯈꯪꯒꯗꯕꯅꯤ ꯄꯨꯌꯥꯗ ꯃꯁꯤꯒꯤ ꯄꯔꯦꯡꯁꯤꯃ ꯌꯥꯎꯔꯦ ꯃꯁꯤ ꯄꯔꯦꯡꯁꯤ ꯐꯩꯌꯦ ꯑꯩꯅ ꯍꯥꯏꯕ ꯉꯝꯕꯗꯨ ꯑꯣꯏꯔꯀꯥꯟꯗ ꯑꯗꯨ ꯐꯔꯛꯀꯗꯣꯏꯅꯦꯕ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯃꯁꯤ ꯃꯇꯝꯒꯤ ꯑꯍꯣꯡꯕꯅꯤ ꯀꯅꯥꯅꯁꯨ ꯕ꯭ꯂꯦꯝ ꯇꯧꯕ ꯌꯥꯗꯦ ꯑꯗꯨꯒ ꯑꯩꯈꯣই ꯍꯟꯗꯛ ꯂꯥꯛꯀꯗꯧꯔꯤꯕ ꯃꯥꯌꯣꯟꯗꯗꯤ ꯑꯩꯈꯣꯏꯁꯦ ꯀꯔꯝꯅ ꯆꯠꯀꯗꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯂꯝꯗꯝ ꯑꯁꯤꯒꯤ ꯅꯥꯠ ꯂꯝꯗꯝ ꯑꯁꯤ ꯀꯔꯤꯅꯣ ꯑꯩꯈꯣꯏ ꯀꯅꯥꯅꯣ ꯀꯔꯝꯅ ꯍꯤꯡꯉꯛꯏ ꯍꯥꯏꯕꯒꯤ ꯃꯁꯤꯒꯤ ꯑꯥꯏꯗꯦꯟꯇꯤꯇꯤ ꯃꯁꯤꯒꯤ ꯄꯨꯋꯥꯔꯤꯁꯦ ꯑꯩꯈꯣꯏ ꯈꯪꯕ ꯇꯥꯏ ꯑꯣꯖꯥꯅ ꯍꯥꯏꯕꯒꯨꯝꯅ ꯀꯩꯅꯣꯁꯨ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯅ ꯃꯅꯤꯄꯨꯔꯒꯤ ꯍꯤꯁꯇ꯭ꯔꯤꯁꯦ ꯈꯪꯗꯕ ꯌꯥꯗꯦ ꯑꯩꯈꯣꯏꯒꯤ ꯀꯜꯆꯔꯁꯦ ꯈꯪꯗꯕ ꯌꯥꯗꯦ ꯌꯥꯝ ꯀꯟꯅꯗꯤ ꯍꯥꯏ ꯑꯗꯣ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯅꯩꯅꯕ ꯑꯦꯛꯁꯄꯔꯠꯁꯤꯡ ꯑꯗꯒꯤꯗꯤ ꯁꯤꯒꯤ ꯃꯇꯥꯡ ꯍꯤꯔꯝꯁꯤꯗ ꯊꯤꯖꯤꯟꯕ ꯔꯤꯁꯔꯁ ꯁ꯭ꯀꯣꯂꯔꯁꯤꯡ ꯃꯣꯏꯁꯤꯡꯗꯤ ꯑꯌꯥꯝꯕ ꯁꯤꯒꯤ ꯃꯇꯥꯡꯒꯤ ꯑꯥꯏꯗꯤꯌꯥꯁꯤ ꯈꯪꯉꯤ ꯑꯗꯨꯕꯨ ꯃꯣꯏꯅ ꯈꯪꯉꯤꯕ ꯑꯥꯏꯗꯤꯌꯥꯗꯨ ꯃꯌꯥꯝꯁꯤꯗ ꯁꯤꯌꯔ ꯇꯧꯊꯣꯛꯄ ꯅꯠꯇ꯭ꯔꯒꯅ ꯃꯌꯥꯝꯁꯤꯗ ꯌꯧꯍꯟꯅꯕꯒꯤ ꯂꯝꯕꯤꯁꯦ ꯁꯤꯃꯗꯤ ꯋꯥꯠꯅ ꯑꯗꯨꯝ ꯂꯩꯕ ꯃꯥꯜꯂꯦ ꯃꯅꯤꯄꯨꯔꯁꯦ ꯑꯗꯣ ꯁ꯭ꯋꯥꯏ ꯃꯇꯥꯡꯗ ꯑꯣꯖꯥ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯃꯌꯦꯛ ꯁꯤꯗꯕꯒꯤ ꯃꯇꯥꯡꯁꯦ ꯁꯤꯁꯤꯒꯤ ꯑꯩꯈꯣꯏꯅ ꯇꯣꯉꯥꯟꯕ ꯅꯦꯔꯦꯇꯤቭꯁ ꯃꯌꯥꯝ ꯑꯃ ꯇꯥꯔꯒꯁꯨ ꯃꯁꯤꯒꯤ ꯃꯦꯟ ꯀꯣꯁ ꯑꯗꯨꯒ ꯈ꯭ꯋꯥꯏꯗꯒꯤ ꯏꯝꯄꯦꯛꯐꯨꯜ ꯑꯣꯏꯕ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯦ ꯀꯔꯤꯅ ꯑꯣꯏꯒꯦꯅ ꯊꯝꯕꯤꯕ ꯌꯥꯏ ꯃꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯃꯌꯦꯛ ꯍꯥꯏꯕꯁꯤ ꯃꯤꯅ ꯄꯨꯊꯣꯛꯄꯅꯦ ꯁꯤꯝꯕꯜ ꯑꯣꯐ ꯁꯥꯎꯟ ꯂꯥꯏꯅ ꯀꯩꯁꯨ ꯏꯔꯝꯕ ꯃꯌꯦꯛ ꯏꯔꯝꯕꯒꯤ ꯋꯥꯗ ꯃꯤꯅ ꯄꯨꯊꯣꯛꯄꯅꯦ ꯃꯤꯅ ꯄꯨꯊꯣꯛꯄꯗꯣ ꯅꯤꯡꯊꯧꯔꯣꯜ ꯑꯃꯒꯤ ꯃꯊꯛꯇ ꯅꯤꯡꯊꯧꯔꯣꯜ ꯃꯊꯪ ꯄꯨꯊꯣꯛꯏꯕꯅꯤ ꯀꯔꯤꯒꯤ ꯄꯨꯊꯣꯛꯏꯗꯨꯅꯣ ꯍꯥꯏꯕꯗ ꯃꯤꯗꯨꯅ ꯉꯥꯡꯉꯤꯕꯗꯨꯒꯤ ꯃꯍꯨꯠ ꯁꯤꯟꯅꯕ ꯃꯌꯦꯛ ꯄꯨꯊꯣꯛꯏꯗꯦ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯇꯣꯟꯁꯤꯗ ꯑꯩꯈꯣꯏꯒꯤ ꯂꯥꯏꯌꯦꯡꯁꯤꯗ ꯌꯥꯎꯕ ꯋꯥꯍꯩꯁꯤꯡꯗꯨꯒꯤ ꯁꯤꯝꯕꯜꯅꯦꯕ ꯑꯩꯈꯣꯏꯅ ꯄꯨꯊꯣꯔꯛꯏꯁꯦ ꯑꯗꯨꯗ ꯃꯤꯇꯩꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯇꯣꯟꯁꯦ ꯑꯩꯈꯣꯏꯅ ꯉꯥꯡꯉꯤꯕ ꯃꯔꯣꯟꯁꯤꯗ ꯑꯩꯈꯣꯏꯅ ꯊꯣꯛꯇꯕ ꯃꯌꯥꯝ ꯑꯃ ꯑꯩꯈꯣꯏꯅ ꯅꯣꯡꯆꯨꯞꯂꯣꯝꯒꯤ ꯏꯟꯗꯤꯌꯥꯟ ꯀꯜꯆꯔꯒꯤ ꯃꯤꯊꯣꯂꯣꯖꯤꯒ ꯃꯔꯤ ꯂꯩꯅꯕ ꯋꯥꯔꯤꯁꯤꯡ ꯄꯨꯁꯜꯂꯛꯄꯗ ꯑꯗꯩ ꯂꯥꯏꯒꯤ ꯇꯤꯟ ꯀꯩꯀꯥ ꯃꯌꯥꯝꯗꯤ ꯋꯥꯍꯩ ꯋꯥꯇꯥ ꯃꯣꯏꯒꯤ ꯀꯜꯆꯔꯒꯤ ꯄꯨꯁꯜꯂꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯂꯥꯏꯌꯦꯡꯁꯤꯗ ꯌꯥꯎꯗꯕ ꯄꯣꯠ ꯃꯌꯥꯝ ꯑꯃꯒꯤ ꯃꯔꯣꯜ ꯁꯥꯎꯟ ꯊꯣꯔꯛꯑꯦ ꯑꯗꯨ ꯉꯥꯡꯅꯕ ꯍꯣꯠꯅꯕꯗ ꯑꯩꯈꯣꯏꯅ ꯍꯥꯏꯔꯒ ꯑꯁꯦꯡꯕ ꯄꯣꯠꯇꯨꯗꯤ ꯋꯥꯍꯩꯗꯨꯗꯤ ꯇꯥꯔꯛꯇꯕ ꯑꯗꯨ ꯇꯥꯔꯛꯇꯕꯗꯒꯤ ꯁꯨꯝ ꯁꯦꯝꯃꯛꯄ ꯁꯨꯝ ꯁꯦꯝꯅꯕ ꯍꯣꯠꯅꯕꯗ ꯌꯥꯔꯛꯇꯕ ꯃꯊꯪꯗ ꯑꯇꯣꯞꯄ ꯄꯣꯏꯟ ꯑꯃꯅ ꯃꯤꯇꯩ ꯃꯌꯦꯛꯇ ꯄꯥꯛ ꯁꯟꯅ ꯂꯥꯏꯔꯤꯛ ꯇꯝꯕꯤꯕꯒꯤ ꯃꯥꯁ ꯏꯖꯨꯀꯦꯁꯟ ꯍꯥꯏꯇꯥꯔꯦ ꯈꯔ ꯑꯩꯈꯣꯏꯒꯤ ꯀꯤꯌꯥꯕ ꯃꯇꯝꯒꯤ ꯍꯥꯛꯇꯛꯇ ꯃꯥꯁ ꯏꯖꯨꯀꯦꯁꯟ ꯇꯧꯔꯝꯕꯒꯤ ꯋꯥꯐꯝ ꯈꯔ ꯂꯩ ꯍꯥꯏꯗꯤ ꯀꯩꯅꯣꯒꯤ ꯃꯥꯏꯆꯧ ꯃꯉꯥ ꯇꯔꯨꯛ ꯈꯤꯇꯪ ꯈꯪꯒ ꯇꯧꯕꯗꯨ ꯅꯠꯇꯕ ꯈꯔ ꯌꯥꯝꯅ ꯀꯩꯅꯣ ꯇꯧꯕ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯈꯣꯏꯒꯤ ꯏꯖꯨꯀꯦꯁꯟ ꯁꯤꯁꯇꯦꯝ ꯑꯉꯟꯕ ꯏꯖꯨꯀꯦꯁꯟ ꯁꯤꯁꯇꯦꯝꯁꯤꯗ ꯑꯩꯈꯣꯏꯁꯤ ꯚꯣꯀꯦꯁꯅꯦꯜꯗ ꯕꯦꯁ ꯇꯧꯕ ꯏꯖꯨꯀꯦꯁꯟ ꯑꯌꯥꯝꯕ ꯑꯣꯏꯌꯦꯕ ꯑꯗꯨꯒ
vocational based over education nina koigi tambiri batapi dugi mayumda ni mayumda chatpa khangde aduna natagana sinai loisang singda chatpa khangde adugana pakhang phang lai laisa panso na kan chatpa khangde aduda tauba aduna taba de tuje life loina baya ba poche sing vocational education sing sinai sang sida nataba aduna taba maya tamgi haitade madugi da mukta sindana langdana tawrum de aduna adugi du no sublongdagi potsila kana madugi mahut sinaba honarak pusida ai ko na mayeksi kari wana dana mugi do hejat kano to thang salong thamjen ta di ready made ki pot to irai lai de ko sima point ma mathanda koina yam thing ko matam bau ba akoi meeting me sa du irame aduga koi gi churasan maharaj matam kari ka swai sum la paragati bangali se kan iri pale ba ire isigi maramdi ai koi gi di matam da Kolkata da mari lega bane ko je ko sina Bengal influence ko ya palle living style dagi adidagi di chakcha yutta phiron set pa ko pa wai mang aduna Bengali culture na ko de dominate tawraga leiram manila makoi culture duga mari leina ba pot la matam da Bengali maye ai koi da changapa siji point ma next point da like the maure textbook ki problem nahi ha textbook yaw da like them yaab khud ta textbook di sadne e dana phudok padi yaade adudi comment tawre hani ari ba masala pura pade hani print taw dan leira tamna dan leiba adugi photo purakpa adudagi yamna mite me si buthal lagi kora lagi ka tai bi wa pham nak su na te na kan sumai to da na chagi availability do khud khud tangai thata bu sa thania ka na mang ni sa yo don me ti adu sa do lei thakta adu sumai na to da na koi na textbook to adu matam do di Bengali ki textbook tharapa macha do ni line up na adudagi laga adudagi tamhaw adudagi di madudagi tamhaw na masagi mite me ke poche adu masana du tam lap kano to lap to ki bani haina khalle mas ai ge wakal ni ko chum ngani oza adi hojik sumai koina lai ka pa le da even hindi de phang da ba Bengali de phang da ba me me to do phang da je English de nim phang ai da aduna hoi Google da search tawr English da search tawr aduna koi da tai language sing je English na hena dum primary language na madu khana mitai lon si mangal lage hindi lon si mangal lage kai to bi wan ti ai ne garka lage da phang potu ne adudagi ne ba Bengali gi textbook se lawruga tamak padi mitai ne chi sijin na bidabagi masala ma rish adu sijiga hapet tang manar to wala ko ye Manipur da kano Hindu dharma chang ke ta hoi ida ko ina yamna kano ta si kitang yengo ta na kitang kano we ba ta concern no points akoi Hindu dharma ji Manipur da metai mar ta namna na chana la kan da koi lahan ge bi pora mai wari koi dum puri tari sida aina hangjani wo sina da akoi matam da metai pangal se lai alagi matam da naga gi community ma'am lai tong community ma'am lai adu atai ma'am singdi no Hindu dharma ji chatlu kan hairam da bita akoi only metai ge dang da chalam bagi pora ma koi uri si no da si manung da significant no story khar lai ram da khale do si matang di oza gi si sumai to ne mitai na kari gi da makka Ramani dharma bu hairo to dharma bu hairo kari gi da makka ning thau na lo ni no
ꯄꯣꯁꯤꯟ ꯑꯃ ꯂꯩꯌꯦꯕ ꯍꯥꯟꯅꯒꯤ ꯃꯄꯥ ꯃꯄꯨꯗꯒꯤ ꯑꯗꯨꯝ ꯆꯠꯄꯗꯣ ꯇꯨꯡꯂꯛꯑꯒ ꯆꯔꯥꯏꯔꯣꯡꯕꯅ ꯅꯠꯇ꯭ꯔꯒꯅ ꯄꯥꯝꯍꯩꯕꯅ ꯑꯗꯩꯗꯤ ꯚꯥꯒꯠꯆꯟꯗ꯭ꯔꯅ ꯀꯔꯤꯒꯤꯗꯃꯛꯇ ꯃꯁꯤ ꯑꯣꯜꯂꯛꯏꯅꯣ ꯑꯗꯨ ꯑꯩꯈꯣꯏꯒꯤ ꯍꯥꯟꯅꯒꯤ ꯙꯔꯃꯁꯦ ꯌꯥꯝꯅ ꯐꯠꯇ꯭ꯔꯕ ꯃꯥꯡꯉꯕ ꯃꯨꯠꯂꯕ ꯃꯁꯤ ꯇꯧꯔꯁꯅꯨ ꯍꯥꯏꯕ ꯋꯥꯗꯤ ꯊꯣꯛꯂꯛꯄ ꯅꯠꯇꯦꯅ ꯈꯜꯂꯤ ꯑꯩꯈꯣꯏꯅ ꯅꯤꯡꯊꯧ ꯈꯨꯗꯤꯡꯃꯛꯅ ꯄꯥꯝꯃꯤꯁꯤ ꯂꯩꯄꯥꯛꯁꯤ ꯏꯪꯅ ꯇꯞꯅ ꯂꯩꯕ ꯅꯤꯡꯊꯧ ꯐꯝꯕꯥꯜ ꯃꯨꯟꯒꯦꯅ ꯊꯣꯛꯂꯛꯇꯕ ꯏꯪꯅ ꯇꯞꯅ ꯉꯥꯛꯇ ꯂꯩꯕ ꯁꯤꯅꯦꯕ ꯃꯌꯥꯝ ꯄꯥꯝꯃꯤ ꯍꯧꯖꯤꯛꯁꯨ ꯃꯅꯤꯄꯨꯔꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯣꯏꯔꯤꯕꯁꯤꯗ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯣꯏꯅꯦꯅ ꯀꯥꯡꯕꯨ ꯑꯃ ꯍꯦꯛ ꯊꯣꯛꯂꯛꯑꯗꯤ ꯍꯧꯖꯤꯛꯀꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔꯁꯦ ꯑꯗꯨꯝ ꯂꯥꯈꯣꯡ ꯁꯥꯅꯦꯕ ꯃꯣꯏꯅ ꯉꯝꯅꯤ ꯉꯝꯃꯣꯏ ꯍꯥꯏꯕꯗꯨꯅ ꯇꯣꯉꯥꯟꯕꯅꯤꯀꯣ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯐꯝꯕꯥꯜ ꯂꯥꯟꯅꯦ ꯁꯝꯅ ꯍꯥꯏꯔꯕꯗ ꯅꯤꯡꯊꯧꯗꯨꯕꯨ ꯑꯩꯈꯣꯏꯅ ꯂꯥꯏꯅꯤ ꯍꯥꯏꯅ ꯈꯟꯕ ꯔꯥꯝ ꯁꯤ ꯂꯩꯄꯥꯛ ꯑꯌꯣꯙ꯭ꯌꯥ ꯂꯩꯄꯥꯛꯀꯤ ꯅꯤꯡꯊꯧꯅ ꯂꯥꯏꯅꯦꯅ ꯈꯟꯕꯅꯦꯕ ꯂꯥꯏꯒꯤ ꯃꯁꯤꯗ ꯂꯥꯟ ꯍꯧꯔꯛꯄꯁꯤ ꯀꯅꯥꯅꯣ ꯃꯗꯨꯒꯤ ꯀꯣꯟꯁꯦꯞꯁꯦ ꯃꯁꯤ ꯙꯔꯃꯗꯨ ꯍꯧꯖꯤꯛꯀꯤ ꯂꯥꯏꯅꯤꯡꯗꯨ ꯂꯧꯔꯨꯔꯀꯥꯟꯗ ꯃꯍꯥꯛꯄꯨ ꯃꯌꯥꯝꯅ ꯂꯥꯏꯗꯧꯅ ꯈꯜꯂꯛꯑꯒꯗꯤ ꯃꯥꯒꯤ ꯃꯁꯤꯗ ꯂꯥꯟ ꯍꯧꯔꯛꯑꯔꯣꯏ ꯑꯗꯨꯅ ꯐꯝꯕꯥꯜꯒꯤꯗꯨ ꯀꯟꯅꯕ ꯍꯣꯠꯅꯔꯛꯄ ꯐꯝꯕꯥꯜꯗꯨ ꯀꯟꯅꯕ ꯍꯣꯠꯅꯔꯛꯄꯗ ꯃꯔꯛ ꯃꯌꯥꯒꯤ ꯑꯊꯤꯡꯕ ꯃꯌꯥꯝꯗꯣ ꯑꯩꯅ ꯊꯕꯛ ꯑꯃ ꯇꯧꯕ ꯃꯇꯝꯗ ꯐꯩꯅ ꯈꯟꯕ ꯊꯕꯛ ꯑꯃ ꯇꯧꯕ ꯃꯇꯝꯗ ꯈꯔ ꯊꯤꯡꯉꯗꯤ ꯃꯗꯨ ꯅꯝꯃꯟꯅꯕ ꯍꯣꯠꯅꯔꯛꯑꯦꯕ ꯁꯨꯃꯥꯏꯅ ꯇꯧꯔꯗꯅ ꯅꯝꯃꯟꯅꯕ ꯍꯣꯠꯅꯈꯤꯕꯗꯨꯗ ꯀꯟꯁꯦꯞ ꯑꯅꯤꯗꯨꯒꯤ ꯀ꯭ꯂꯥꯁ ꯇꯧꯈꯤꯕꯅꯦꯕ ꯅ꯭ꯌꯨ ꯀꯟꯁꯦꯞꯇꯨꯒ ꯍꯥꯟꯅꯒꯤ ꯑꯔꯤꯕ ꯇ꯭ꯔꯦꯗꯤꯁꯅꯦꯜ ꯀꯟꯁꯦꯞꯁꯤꯒ ꯑꯗꯨꯗ ꯅꯤꯡꯊꯧꯅꯗꯤ ꯉꯝꯃꯤꯗꯣ ꯃꯌꯥꯝꯗꯨꯗꯤ ꯂꯩꯄꯥꯛ ꯃꯌꯥꯝꯅꯦ ꯍꯥꯠꯀꯦ ꯀꯟꯒꯦ ꯉꯝꯕꯗꯤ ꯅꯤꯡꯊꯧꯅ ꯑꯣꯏꯕꯅꯤꯅ ꯒꯕꯔꯃꯦꯟꯅ ꯀꯔꯤꯒꯨꯝꯕ ꯐꯅꯦꯅ ꯈꯟꯕ ꯄꯣꯂꯤꯁꯤ ꯑꯃ ꯏꯟꯇ꯭ꯔꯣꯗ꯭ꯌꯨꯁ ꯇꯧꯕ ꯃꯇꯝꯗ ꯃꯗꯨꯒꯤ ꯑꯦꯒꯦꯟꯁꯇ ꯂꯥꯛꯑꯒꯗꯤ ꯒꯕꯔꯃꯦꯟꯅ ꯉꯝꯅꯕ ꯃꯥꯒꯤ ꯁꯤꯐꯥꯏ ꯁꯤꯖꯤꯟꯅꯔꯛꯄ ꯑꯃ ꯁꯤꯖꯤꯟꯅꯕ ꯇꯧꯔꯤꯕ ꯍꯧꯖꯤꯛꯁꯨ ꯁꯦꯝꯅꯩꯕꯨꯗꯤ ꯃꯇꯝ ꯇꯧ ꯚꯥꯒꯠꯆꯟꯗ꯭ꯔꯅ ꯃꯥꯗꯤ ꯆꯩꯇ꯭ꯔꯦꯠ ꯈꯨꯟ ꯇꯥꯛꯄꯗ ꯃꯗꯨꯒꯤ ꯑꯋꯥꯕ ꯀꯩꯀꯥ ꯊꯦꯡꯅꯈ꯭ꯔꯕ ꯃꯤ ꯑꯃꯅꯤ ꯑꯗꯨꯅ ꯃꯥꯅ ꯁꯣꯝ ꯅꯥꯀꯟꯗ ꯂꯩꯄꯥꯛ ꯉꯥꯛꯂꯛꯄꯗꯗꯤ ꯃꯍꯥꯛꯀꯤ ꯂꯩꯄꯥꯛꯇꯣ ꯒꯣꯕꯤꯟꯗꯗ ꯁ꯭ꯔꯤ ꯒꯣꯕꯤꯟꯗꯗ ꯃꯥꯅ ꯃꯗꯨ ꯀꯠꯊꯣꯛꯄꯅꯦꯕ ꯉꯁꯤꯗꯒꯤ ꯁ꯭ꯔꯤ ꯒꯣꯕꯤꯟꯗꯒꯤ ꯂꯩꯄꯥꯛ ꯑꯣꯏꯕꯤꯔꯣ ꯍꯥꯏꯅ ꯑꯗꯨ ꯁ꯭ꯔꯤ ꯒꯣꯕꯤꯟꯗꯗꯣ ꯅꯤꯡꯊꯧ ꯑꯣꯏꯔꯤꯅꯤ ꯑꯗꯨꯅ ꯃꯥꯅ ꯒꯣꯕꯤꯟꯗꯅ ꯑꯊꯣꯏꯕ ꯂꯥꯏꯅꯤꯅ ꯈꯟꯗꯅ ꯂꯥꯠꯅꯔꯤꯕ ꯅꯤꯡꯅꯔꯤꯕ ꯃꯌꯥꯝꯁꯤꯅ ꯒꯣꯕꯤꯟꯗꯗꯨꯅ ꯅꯤꯡꯊꯧ ꯑꯣꯏꯔꯀꯥꯟꯗ ꯒꯣꯕꯤꯟꯗꯗꯨꯒꯤ ꯃꯥꯌꯣꯛꯇ ꯀꯅꯥꯅ ꯂꯥꯟ ꯍꯧꯔꯛꯇꯣꯏꯅꯣꯕ ꯃꯤꯇꯩ ꯀꯅꯥ ꯑꯗꯨꯒꯤ ꯁꯤꯒꯤ ꯐꯝꯕꯥꯜ ꯂꯥꯟꯒꯤ ꯄꯣꯂꯤꯁꯤ ꯃꯌꯥꯝꯁꯤꯗ ꯍꯥꯏꯔꯤꯕ ꯃꯁꯤ ꯄꯣꯂꯤꯇꯤꯀꯦꯜꯂꯤ ꯑꯦꯅꯥꯂꯥꯏꯁꯤꯁ ꯇꯧꯕ ꯃꯇꯝꯗ ꯍꯥꯏꯔꯤꯕ ꯄꯣꯠ ꯃꯌꯥꯝ ꯊꯣꯛꯂꯛꯄꯅꯤ ꯑꯗꯨꯅ ꯀꯔꯤꯒꯤꯗꯃꯛꯇ ꯃꯤꯇꯩꯁꯤꯡꯗ ꯇꯧꯔꯝꯃꯤꯅꯣ ꯍꯥꯏꯗꯤ ꯂꯩꯄꯥꯛ ꯉꯥꯛꯄꯗꯤ ꯃꯤꯇꯩꯅ ꯂꯤꯗ ꯇꯧꯔꯒ ꯉꯥꯛꯑꯦ ꯑꯩꯈꯣꯏꯒꯤ ꯄꯣꯂꯤꯇꯤꯛꯁ ꯇꯧꯔꯤꯕ ꯈꯣꯠꯂꯤꯕ ꯆꯥꯎꯈꯠꯅꯕ ꯗꯤꯕꯂꯞꯃꯦꯟ ꯇꯧꯔꯤꯕ ꯈꯣꯠꯂꯤꯕ ꯃꯌꯥꯝꯁꯦ ꯆꯤꯡꯃꯤꯁꯤꯡꯅ ꯕꯣꯔꯗꯔ ꯉꯥꯛꯑꯦꯕ ꯑꯗꯨꯅ ꯃꯌꯥꯏꯁꯤꯅ ꯃꯔꯨꯅꯦ ꯃꯌꯥꯏꯁꯤꯗꯒꯤ ꯃꯔꯨꯁꯤꯗꯒꯤ ꯀꯔꯤꯒꯨꯝꯕ ꯄꯥꯝꯕꯤ ꯃꯤꯁꯤꯡ ꯆꯥꯏꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯄꯥꯝꯕꯤꯗꯨꯒꯤ ꯃꯔꯨ ꯃꯔꯥꯗꯨ ꯆꯤꯡ ꯆꯥꯏꯔꯀꯥꯟꯗ ꯃꯅꯥ ꯃꯄꯥꯟ ꯂꯣꯏ ꯐꯔꯛꯏ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯈꯣꯏꯒꯤ ꯁꯤꯗ ꯃꯌꯥꯏꯗ ꯍꯣꯠꯅꯔꯝꯃꯦꯕ ꯑꯗꯨꯗꯒꯤ ꯑꯃꯨꯛ ꯃꯄꯥꯟꯒꯤ ꯁꯤꯗ ꯀꯔꯤꯒꯤ ꯇꯧꯔꯤ ꯃꯣꯏꯗꯤ ꯉꯁꯤꯁꯨ ꯑꯗꯨꯝ ꯃꯤꯇꯩꯒ ꯌꯦꯡꯅꯔꯨꯕꯗ ꯃꯣꯏꯗꯤ ꯀꯝꯃꯨꯅꯤꯇꯤ ꯑꯄꯤꯛꯄ ꯉꯥꯛꯇ ꯑꯣꯏꯔꯤꯑꯕ ꯃꯆꯥ ꯃꯌꯥꯝꯁꯦ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯄꯣꯠ ꯑꯃ ꯂꯥꯛꯄ ꯃꯇꯝꯗ ꯃꯦꯔꯤꯠ ꯗꯤꯃꯦꯔꯤꯠꯇꯤ ꯑꯗꯨꯝ ꯂꯩꯅꯦꯕ ꯁꯤꯅ ꯒꯧꯔ ꯙꯔꯃꯁꯤ ꯂꯧꯔꯨꯔꯀꯥꯟꯗ ꯃꯥꯡꯕ ꯁꯦꯡꯕ ꯋꯥꯐꯝꯁꯦ ꯀꯟꯅ ꯂꯥꯛꯄꯅꯤꯅ ꯃꯤꯇꯩꯁꯤꯡꯁꯤꯅ ꯑꯩꯈꯣꯏꯅ ꯈꯜꯂꯝꯃꯤꯁꯤ ꯂꯩꯄꯥꯛ ꯉꯥꯛꯏꯕ ꯈꯣꯠꯂꯤꯕ ꯃꯌꯥꯝ ꯇꯧꯔꯤꯕ ꯈ꯭ꯋꯥꯏꯗꯒꯤ ꯂꯥꯛꯏꯕ ꯃꯌꯥꯝꯁꯦ ꯕ꯭ꯔꯤꯇꯤꯁꯁꯤꯡꯗꯨ ꯃꯥꯡꯉꯦ ꯍꯥꯏꯔꯤꯕꯅꯤ ꯏꯪꯂꯤꯁ ꯇꯝꯕ ꯃꯇꯝꯗ ꯍꯜꯂꯛꯄꯗ ꯐꯤꯔꯣꯜꯗꯣ
ꯀꯩꯅꯣꯗ ꯑꯩꯈꯣꯏ ꯁꯪꯒꯣꯏꯗ ꯌꯥꯜꯂꯒ ꯏꯔꯨꯖꯊꯣꯛꯑꯒ ꯌꯨꯝꯗ ꯆꯪꯉꯛꯏꯅꯦꯕ ꯏꯪꯂꯤꯁ ꯇꯝꯕꯁꯨ ꯃꯥꯡꯉꯦꯅ ꯍꯧꯖꯤꯛꯁꯨ ꯒꯣꯕꯤꯟꯗꯁꯤꯗ ꯒꯣꯕꯤꯟꯗꯒꯤ ꯃꯟꯗꯤꯔ ꯂꯩꯔꯤꯗꯅꯀꯣ ꯃꯁꯤꯕꯨ ꯏꯔꯥꯠ ꯊꯧꯒꯜ ꯇꯧꯗꯅ ꯂꯩꯔꯤꯕ ꯄꯨꯖꯥ ꯇꯧꯗꯅ ꯂꯩꯔꯤꯕ ꯕ꯭ꯔꯥꯍꯃꯟꯁꯤꯡꯁꯦ ꯃꯁꯤ ꯅꯠꯇꯕ ꯃꯌꯥꯡ ꯕ꯭ꯔꯥꯍꯃꯟ ꯑꯃ ꯆꯪꯕ ꯌꯥꯔꯣꯏꯕꯁꯦ ꯃꯔꯝꯗꯤ ꯃꯤꯇꯩꯅ ꯈꯛ ꯂꯩꯔꯤꯑꯕ ꯑꯗꯨꯒꯤ ꯄꯔꯝꯗꯨꯗ ꯍꯦꯛ ꯌꯥꯎꯔꯛꯇꯕꯁꯤꯡꯗꯣ ꯃꯥꯡꯉꯦ ꯍꯥꯏꯕꯅꯦꯕ ꯀꯣ ꯑꯗꯨꯅ ꯃꯗꯨꯒꯤꯗꯨ ꯂꯥꯛꯄꯅꯤꯅ ꯉꯁꯥꯏ ꯃꯌꯥꯝꯁꯤꯗ ꯃꯌꯥꯝ ꯆꯠꯂꯗꯨꯗ ꯃꯐꯝꯗ ꯆꯝꯕꯁꯤꯡ ꯑꯉꯧꯕꯗꯗꯤ ꯁꯪꯅꯤꯡꯕ ꯃꯆꯨ ꯁꯪꯕ ꯌꯥꯏ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯇꯧꯔꯛꯈꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯃꯄꯨꯡ ꯑꯣꯏꯕ ꯁꯤꯗꯩꯁꯤꯗ ꯇꯧꯔꯝꯃꯤꯕꯗꯤ ꯃꯌꯥꯏꯁꯤꯗ ꯅꯤꯛꯄꯅꯦꯕ ꯈꯣꯏꯗꯧꯁꯤꯗ ꯅꯤꯛꯑꯀꯥꯟꯗ ꯃꯌꯥꯝꯗꯨꯗꯤ ꯑꯗꯨꯝ ꯇꯞꯅ ꯇꯞꯅ ꯑꯗꯨꯝ ꯀꯦꯜꯂꯛꯄꯅꯦꯅ ꯈꯟꯕ ꯑꯗꯨꯒꯤꯗꯃꯛꯇ ꯃꯁꯤꯗ ꯁꯦꯟꯇ꯭ꯔꯦꯂꯥꯏꯁ ꯇꯧꯔꯝꯃꯤꯅꯤ ꯑꯗꯨꯁꯤꯗ ꯑꯣꯖꯥ ꯀꯣꯏꯁꯟ ꯍꯪꯅꯤꯡꯕ ꯑꯅꯤ ꯈꯔꯗꯤ ꯊꯣꯛꯂꯦꯗ ꯑꯃ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗ ꯍꯥꯏꯇꯥꯔꯦ ꯁꯤꯅ ꯇꯥꯏꯁꯦ ꯃꯥꯒꯤ ꯃꯇꯝꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯅꯤꯡꯊꯧꯁꯤꯅ ꯃꯥꯒꯤ ꯒꯣꯚꯔꯅꯦꯟꯁ ꯑꯃ ꯁ꯭ꯃꯨꯠꯂꯤ ꯔꯟ ꯇꯧꯅꯕꯒꯤꯗꯃꯛꯇ ꯃꯥꯁꯦ ꯄꯣꯂꯤꯁꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯌꯥꯝ ꯁꯤꯖꯤꯟꯅꯔꯝꯃꯦꯕ ꯍꯥꯏꯗꯤ ꯃꯥꯅ ꯁꯤꯖꯤꯟꯅꯔꯤꯕ ꯄꯣꯂꯤꯁꯤꯗꯨ ꯏꯐꯦꯛꯇꯤꯚ ꯑꯣꯏꯕ ꯅꯠꯇ꯭ꯔꯒꯅ ꯑꯣꯏꯗꯕ ꯃꯥꯡꯖꯕ ꯅꯠꯇ꯭ꯔꯒꯅ ꯇꯣꯡꯖꯕ ꯑꯗꯨꯗꯤ ꯋꯥꯔꯤ ꯇꯣꯉꯥꯟꯕ ꯑꯃ ꯆꯠꯈꯤ ꯇꯥꯔꯒꯁꯨ ꯃꯥꯒꯤ ꯄꯣꯂꯤꯁꯤꯁꯦ ꯑꯅꯧ ꯑꯅꯧꯕꯗꯤ ꯃꯥ ꯑꯦꯗꯥꯞ ꯇꯧꯅꯕ ꯍꯣꯠꯅꯔꯝꯃꯦꯕ ꯑꯗꯣ ꯃꯇꯝ ꯑꯃꯗ ꯂꯩꯔꯝꯃꯤꯕ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯒꯣꯚꯔꯅꯦꯟꯁꯀꯤꯗꯃꯛꯇ ꯃꯥꯒꯤ ꯅꯤꯡꯊꯧꯁꯤꯡꯅ ꯍꯣꯠꯅꯔꯝꯕ ꯃꯌꯥꯝꯁꯤꯡꯁꯤ ꯌꯦꯡꯉꯨꯔꯀꯥꯟꯗ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯂꯤꯗꯔꯁꯤꯞ ꯍꯥꯏꯇꯥꯔꯦꯅꯦ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯂꯤꯗꯔꯁꯤꯞꯁꯤꯒꯤ ꯂꯩꯔꯤꯕ ꯃꯁꯛꯁꯤꯒ ꯑꯅꯤꯁꯤ ꯀꯝꯄꯤꯌꯔ ꯇꯧꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯏꯄꯥ ꯏꯄꯨꯁꯤꯡꯅ ꯇꯧꯔꯝꯕ ꯄꯣꯠꯁꯤꯡꯁꯤꯗꯒꯤ ꯍꯧꯖꯤꯛꯀꯤ ꯂꯩꯔꯤꯕ ꯂꯤꯗꯔꯁꯤꯡꯅ ꯀꯔꯝꯕ ꯀꯟꯁꯦꯞ ꯂꯧꯁꯟꯕ ꯃꯊꯧ ꯇꯥꯏ ꯈꯜꯂꯤ ꯃꯁꯤ ꯃꯅꯤꯄꯥꯛ ꯅꯨꯡꯁꯤꯗꯕ ꯃꯤꯗꯤ ꯀꯅꯥꯁꯨ ꯂꯩꯔꯝꯃꯣꯏꯅ ꯈꯜꯂꯦ ꯍꯨꯔꯥꯟꯕ ꯐꯥꯎꯕ ꯗꯥꯀꯨ ꯐꯥꯎꯕ ꯂꯝꯗꯝꯁꯤꯗ ꯄꯣꯛꯄ ꯑꯣꯏꯔꯒꯗꯤꯅꯦ ꯃꯅꯤꯄꯥꯛꯇ ꯑꯗꯨꯝ ꯂꯣꯏꯅꯃꯛ ꯅꯨꯡꯁꯤꯔꯝꯒꯅꯦꯕ ꯑꯗꯨꯕꯨ ꯉꯁꯥꯏꯒꯤ ꯃꯇꯝꯁꯤꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯂꯩꯉꯥꯛꯂꯣꯟ ꯄꯥꯏꯔꯤꯕ ꯂꯩꯉꯥꯛꯂꯣꯟꯁꯤꯡꯁꯦ ꯃꯣꯏꯅꯁꯨ ꯁꯣꯏꯗꯅ ꯅꯨꯡꯁꯤꯔꯝꯒꯅꯤ ꯑꯗꯨꯕꯨ ꯃꯁꯤꯗ ꯑꯩꯒꯤ ꯑꯣꯏꯕꯒꯤ ꯁꯔꯨꯛꯁꯤ ꯈꯔ ꯍꯟꯊꯍꯜꯂꯒ ꯂꯩꯄꯥꯛꯀꯤ ꯑꯣꯏꯕꯒꯤ ꯁꯔꯨꯛꯅ ꯆꯥꯡ ꯍꯦꯟꯒꯠꯂꯛꯀꯗꯕꯅꯤ ꯃꯁꯤꯗꯒꯤꯁꯤꯗ ꯗꯦꯃꯣꯀ꯭ꯔꯦꯁꯤ ꯆꯠꯄꯅꯤ ꯗꯦꯃꯣꯀ꯭ꯔꯦꯁꯤ ꯆꯠꯂꯕ ꯅꯝꯕꯔ ꯒꯦꯝꯅꯦꯕ ꯍꯧꯖꯤꯛꯀꯤ ꯂꯩꯔꯤꯁꯤ ꯂꯩꯄꯥꯛꯀꯤ ꯐꯒꯦ ꯐꯔꯣꯏꯇꯣ ꯃꯌꯥꯝꯅꯕꯨ ꯌꯥꯔꯗꯤ ꯃꯗꯨ ꯇꯧꯍꯧꯗ꯭ꯔꯒꯗꯤ ꯑꯩ ꯃꯊꯪꯗ ꯚꯣꯠ ꯀꯥꯔꯣꯏꯗꯣꯏꯅꯦꯕ ꯚꯣꯠ ꯀꯥꯔꯛꯇ꯭ꯔꯒꯗꯤ ꯑꯩ ꯃꯟꯇ꯭ꯔꯤ ꯑꯣꯏꯔꯣꯏꯗꯣꯏꯅꯦꯕ ꯑꯁꯤꯅ ꯑꯉꯝ ꯃꯊꯧꯁꯤꯡꯅ ꯇꯧꯔꯛꯀꯗꯕ ꯊꯕꯛꯁꯤꯡꯁꯦ ꯚꯣꯠ ꯀꯥꯕꯒꯤꯗꯪ ꯌꯦꯡꯉꯒ ꯇꯧꯕꯤꯗꯕ ꯂꯩꯄꯥꯛꯀꯤ ꯐꯅꯤ ꯃꯣꯏ ꯃꯁꯥꯅꯁꯨ ꯂꯣꯏꯅꯃꯛ ꯑꯗꯨꯝ ꯅꯧꯅ ꯍꯥꯏꯅꯔꯁꯨ ꯂꯣꯏꯅꯃꯛ ꯑꯗꯨꯝ ꯈꯪꯒꯗꯧꯕ ꯉꯥꯛꯅꯤ ꯂꯩꯄꯥꯛꯀꯤ ꯐꯅꯤ ꯍꯥꯏꯅ ꯈꯜꯂꯕ ꯂꯝꯗꯝꯁꯤꯒꯤ ꯐꯅꯤ ꯍꯥꯏꯅ ꯈꯜꯂꯒꯗꯤ ꯀꯔꯤꯒꯨꯝꯕ ꯑꯐꯕ ꯈꯔꯗꯤ ꯇꯧꯅꯕ ꯍꯣꯠꯅꯕꯗ ꯃꯥꯒꯤ ꯀꯦꯟꯗ꯭ꯔꯗꯨꯒꯤ ꯃꯥꯡꯗꯕ ꯃꯥꯏ ꯁꯔꯀꯥꯔꯗꯨꯒꯤ ꯀꯥꯏꯗꯕ ꯈꯔꯗꯤ ꯑꯗꯨꯝ ꯊꯣꯔꯛꯀꯅꯦꯕ ꯍꯥꯟꯅꯒꯤꯗꯤ ꯀꯔꯤꯒꯤ ꯇꯧꯔꯝꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯅꯤꯡꯊꯧꯗꯨꯅ ꯄꯦꯜꯂꯗꯤ ꯃꯟꯇ꯭ꯔꯤ ꯑꯃꯠꯇ ꯁꯤꯜꯂꯝꯗꯦ ꯍꯦꯛ ꯁꯤꯗ꯭ꯔꯤ ꯐꯥꯎꯕ ꯑꯗꯨꯝ ꯂꯩꯕꯅꯤ ꯄꯦꯟꯁꯟ ꯁꯤꯁꯇꯦꯝ ꯂꯩꯔꯝꯗꯦꯕ ꯅꯤꯡꯊꯧꯗꯨꯁꯨ ꯑꯗꯨꯝ ꯁꯤꯗ꯭ꯔꯤ ꯐꯥꯎꯕ ꯃꯥꯒꯤ ꯃꯊꯛꯇ ꯂꯥꯟ ꯍꯧꯔꯛꯇꯅ ꯃꯥꯗꯨ ꯁꯤꯟꯈ꯭ꯔꯒꯅ ꯁꯤꯟꯈ꯭ꯔꯦ ꯑꯗꯨ ꯅꯠꯇ꯭ꯔꯗꯤ ꯃꯥ ꯑꯗꯨꯝ ꯄꯨꯟꯁꯤ ꯆꯨꯞꯄ ꯃꯥ ꯅꯤꯡꯊꯧ ꯑꯣꯏꯗꯣꯏꯅꯦꯕ ꯑꯗꯨꯅ ꯚꯣꯠꯀꯤ ꯈꯜꯂꯝꯗꯦꯕ ꯑꯗꯨꯅ ꯊꯕꯛ ꯈꯨꯗꯤꯡꯃꯛꯁꯦ
vote ki ngata yeng ba natab election ngata da depend sijo khanda badi yade chumi adubu masi ngata yeng bi da ba lai pak ki ni phani haina khallagadi achumba khongthang ni haidana matam sigi lenga loi sina khanba taragadi adum khara to biraga matam du da pai pu ning tau sing angam ba sina torum ba dumai tau tana moi di vote ki khalam de na ko adumai na torup do si ma to khitang tam ma thu tai ꯑꯗꯨ ꯑꯣꯖꯥ ꯍꯥꯏꯗꯤ ꯃꯇꯝꯗ ꯂꯩꯔꯤꯕ ꯅꯤꯡꯊꯧꯁꯤꯡꯁꯦ ꯃꯣꯏꯁꯦ ꯃꯣꯏꯅ ꯇꯧꯕ ꯉꯝꯕ ꯃꯣꯏꯒꯤ ꯁꯛꯇꯤ ꯑꯃ ꯂꯩꯅꯦꯕ ꯄꯋꯥꯔ ꯑꯗꯩ ꯍꯥꯏꯔꯤꯕ ꯄꯣꯠꯇꯨꯅ ꯃꯌꯥꯝꯒꯤ ꯑꯣꯊꯣꯔꯤꯇꯤ ꯑꯃ ꯑꯣꯏꯔꯀꯥꯟꯗ ꯒꯣꯕꯔꯟ ꯇꯧꯔꯤꯅꯦꯕ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯃꯥꯅ ꯒꯣꯕꯔꯟ ꯇꯧꯕꯗꯨꯅ ꯃꯥꯒꯤ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤ ꯃꯥꯒꯤ ꯊꯧꯗꯥꯡ ꯑꯃ ꯂꯩ ꯍꯥꯏꯔꯤꯕ ꯊꯧꯗꯥꯡꯁꯤꯅꯦꯕ ꯃꯥꯅ ꯐꯣꯀꯁ ꯇꯧꯔꯤꯁꯦ ꯑꯗꯨꯗꯤ ꯑꯣꯖꯥ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯌꯦꯡꯕ ꯌꯥꯔꯤꯕ ꯄꯣꯠꯁꯦ ꯁꯔꯨꯛꯁꯦ ꯊꯧꯗꯥꯡꯒꯤ ꯁꯔꯨꯛꯁꯤꯃꯒ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤꯁꯤꯡꯒ ꯃꯥꯒꯤ ꯄꯋꯥꯔ ꯍꯥꯏꯇꯥꯔꯦ ꯃꯥꯅ ꯇꯧꯕ ꯉꯝꯕ ꯁꯛꯇꯤꯗꯨꯒ ꯑꯅꯤꯁꯤꯒꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏ ꯀꯩꯅꯣ ꯀꯣꯔꯤꯂꯦꯁꯟ ꯑꯆꯧꯕ ꯑꯃ ꯁꯥꯒꯠꯄ lei yam tangai pai pu na kai hairam ge ham yam sam na haibta ning tau na ngai khang de samu na ngai ti de haibu ne ma de ai gi kien de gi ni ma de ai gi kai no ni ai gi mari mata ni ma de gi maru ki basa ni ai gi nup pi ro sa gi ni ngai ti ne wa adu kari gum achumba ma por ke hairam bata ga di masai ning thau na ngai thi de samu na ngai khang de hai ba du mai tong da achumba ma tau ge aphaba ma tau ge haina khallaga di ai gi sagai na te vote ki kari kara ado madu gi yengoi da bani hai ba du pai pu na hai ri ba koi gi pawrong gi da hai da ne ma madu khoi na khara polo to ba chuni ne ka ꯑꯗꯨꯗꯤ ꯑꯣꯖꯥ ꯍꯥꯏꯗꯤ ꯁꯤꯒꯤ ꯃꯇꯥꯡ ꯂꯥꯛꯑꯒꯗꯤ ꯑꯩꯈꯣꯏ ꯃꯣꯔꯦꯜꯂꯤ ꯃꯥꯒꯤ ꯋꯥꯈꯜꯂꯣꯟꯁꯦ ꯃꯣꯔꯦꯜ ꯑꯃꯗ ꯕꯥꯏꯟ ꯇꯧꯔꯒ ꯆꯠꯄꯁꯤ ꯃꯊꯧ ꯇꯥꯏ ꯆꯠꯄ ꯃꯊꯧ ꯇꯥꯏ ꯑꯗꯨ ꯃꯁꯤꯗ ꯑꯔꯨꯕ ꯊꯕꯛꯅꯤ ꯍꯦꯛꯇ ꯉꯝꯃꯣꯏꯕ ꯃꯔꯝꯗꯤ ꯃꯍꯥꯛꯀꯤ ꯑꯣꯏꯕ ꯋꯤꯂꯤꯡꯅꯦꯁ ꯃꯥꯒꯤ ꯑꯣꯏꯕ ꯌꯥꯝ ꯗꯤꯇꯔꯃꯤꯟ ꯑꯣꯏꯕ ꯐꯥꯔꯝ ꯑꯣꯏꯕ ꯃꯥꯒꯤ ꯐꯤꯔꯦꯞ ꯑꯃ ꯗꯤꯁꯤꯖꯟ ꯑꯃ ꯗꯔꯀꯥꯔ ꯂꯩ ꯇꯉꯥꯏ ꯐꯗꯕ ꯑꯗꯨꯅ ꯑꯩꯅ ꯁꯤꯃ ꯇꯧꯔꯨ ꯇꯥꯔꯗꯤ ꯑꯩꯍꯥꯛꯀꯤ ꯑꯗꯨ ꯇꯧꯔꯛꯀꯅꯤ ꯑꯩꯍꯥꯛꯀꯤ ꯅꯤꯡꯊꯧ ꯈꯨꯕꯝ ꯑꯩꯒꯤ ꯄꯣꯖꯤꯁꯟꯁꯦ ꯆꯦꯠꯂꯣꯏ ꯍꯥꯏꯅ ꯉꯥꯛꯇ ꯈꯜꯂꯒꯗꯤ ꯃꯥꯅ ꯈꯜꯂꯛꯏꯕ ꯑꯆꯨꯝꯕ ꯑꯐꯕꯗꯣ ꯇꯧꯕꯗ ꯉꯝꯃꯛꯑꯣꯏꯕ ꯑꯗꯨꯅ ꯁꯤꯗꯤ ꯌꯥꯝꯅ ꯋꯥꯈꯜ ꯇꯥꯃꯤꯟꯅꯔꯒ ꯂꯩꯄꯥꯛꯀꯤꯗꯃꯛꯇ ꯐꯅꯤ ꯍꯥꯏꯅ ꯈꯜꯂꯒꯗꯤ ꯍꯧꯖꯤꯛꯀꯤ ꯃꯇꯝꯒꯤ ꯂꯩꯉꯥꯛꯂꯣꯏꯁꯤꯡꯅ ꯇꯧꯕꯤꯕ ꯆꯨꯝꯃꯤ ꯍꯥꯏꯅ ꯁꯨꯃꯥꯏꯅ ꯈꯜꯂꯤ ꯃꯔꯝꯗꯤ ꯃꯣꯏ ꯐꯠꯇꯕ ꯅꯠꯇꯦ ꯃꯣꯏꯁꯨ ꯃꯤꯅꯦ ꯑꯩꯈꯣꯏꯁꯨ ꯃꯤꯅꯦ ꯑꯩꯍꯥꯛꯅ ꯉꯁꯥꯏ ꯅꯤꯡꯁꯤꯡꯖꯕ ꯃꯔꯤꯄꯥꯛ ꯃꯔꯝꯗꯝꯕꯨ ꯅꯨꯡꯁꯤꯕꯗꯤ ꯇꯥꯛꯄꯤꯕꯁꯨ ꯍꯨꯔꯥꯟꯕꯅꯁꯨ ꯂꯣꯏꯅꯃꯛ ꯅꯨꯡꯁꯤꯔꯝꯒꯅꯦꯕ ꯑꯩꯗꯪꯅ ꯃꯔꯤꯄꯥꯛ ꯅꯨꯡꯁꯤ ꯍꯥꯏꯕ ꯌꯥꯔꯣꯏ ꯑꯗꯨꯅ ꯃꯟꯇ꯭ꯔꯤ ꯐꯝ ꯄꯥꯏꯔꯤꯕ ꯑꯉꯝ ꯑꯊꯧꯁꯤꯡꯁꯨ ꯂꯣꯏꯅ ꯅꯨꯡꯁꯤꯔꯝꯒꯅꯦꯕ ꯑꯗꯣ ꯃꯣꯏꯒꯤ ꯂꯤꯃꯤꯇꯦꯁꯟꯁ ꯃꯌꯥꯝ ꯂꯩꯔꯛꯄꯗꯣ ꯑꯗꯨ ꯈꯔ ꯀꯠ ꯇꯧꯕꯤꯌꯨ ꯍꯥꯏꯕ ꯆꯨꯝꯃꯦ ꯑꯗꯨ ꯑꯣꯖꯥ ꯍꯥꯏꯗꯤ ꯂꯤꯗꯔꯁꯤꯡꯁꯨ ꯃꯣꯔꯦꯜꯂꯤ ꯕꯥꯏꯟ ꯇꯧꯕ ꯃꯊꯧ ꯇꯥꯏ ꯍꯥꯏꯕ ꯑꯗꯣ ꯑꯃꯨꯛ ꯈꯤꯇꯪ ꯑꯗꯨꯗꯒꯤ ꯚ꯭ꯌꯨꯁꯤꯗ ꯈꯤꯇꯪ ꯆꯥꯎꯊꯣꯔꯛꯑꯀꯥꯟꯗ ꯂꯩꯔꯤꯕ ꯃꯤ ꯈꯨꯗꯤꯡꯃꯛꯁꯤꯁꯨ ꯃꯥꯁꯤ ꯃꯣꯔꯦꯜꯂꯤ ꯕꯥꯏꯟ ꯇꯧꯕ ꯃꯊꯧ ꯂꯣꯏꯅꯃꯛ ꯂꯩꯕ ꯉꯥꯛꯇꯅꯦꯕ ꯑꯗꯣ ꯍꯧꯖꯤꯛ ꯑꯣꯖꯥ ꯑꯗꯨ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯖꯦꯅꯦꯔꯦꯁꯟꯁꯤꯗ ꯑꯩꯈꯣꯏꯒꯤ ꯁꯣꯁꯥꯏꯇꯤꯁꯤꯗꯗꯤ ꯃꯣꯔꯦꯜꯂꯤ ꯑꯗꯨꯒ ꯁ꯭ꯄꯤꯔꯤꯆꯨꯋꯦꯜꯂꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯆꯧꯕ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯦ ꯑꯩꯈꯣꯏꯒꯤ ꯃꯤ ꯈꯨꯗꯤꯡꯃꯛꯇ ꯀꯃꯟꯂꯤ ꯂꯩꯕ ꯃꯣꯔꯦꯜ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯦ ꯑꯣꯖꯥꯒꯤ ꯃꯤꯠꯌꯦꯡꯗ ꯀꯩꯅ ꯑꯣꯏꯔꯤ ꯃꯁꯤꯗꯤ ꯑꯩꯅ ꯉꯁꯥꯏ ꯍꯥꯏꯔꯤ ꯃꯁꯤꯗ ꯃꯥꯡꯉꯤꯁꯤꯗꯤ ꯑꯩꯈꯣꯏ ꯏꯖꯨꯀꯦꯁꯟ ꯌꯥꯎꯗꯕꯅꯤ ꯏꯖꯨꯀꯦꯁꯟꯗ ꯌꯥꯎꯔꯛꯇꯕꯗꯒꯤ ꯃꯣꯔꯦꯜ ꯏꯖꯨꯀꯦꯁꯟ ꯂꯩꯅ ꯂꯥꯏꯔꯤꯛ ꯑꯃꯃꯨꯛ ꯇꯣꯉꯥꯟꯅ ꯑꯃꯨꯛ ꯃꯣꯔꯦꯜ ꯉꯥꯛꯇ ꯇꯝꯃꯨ ꯍꯥꯏꯗꯅ ꯂꯥꯏꯔꯤꯛ ꯑꯃ ꯍꯥꯞꯆꯤꯜꯂꯦ ꯑꯗꯨ ꯇꯝꯃꯒꯁꯨ ꯑꯗꯨꯝ ꯌꯥꯎꯗꯦ ꯀꯣ ꯃꯗꯨ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯑꯩꯈꯣꯏꯒꯤ ꯃꯣꯔꯦꯜ ꯁꯥꯏꯟꯁ ꯀꯥꯏꯅꯒ ꯇꯧꯗꯅ ꯌꯥꯝꯅ ꯃꯣꯔꯦꯜ ꯄꯥꯞꯇ ꯍꯥꯞꯄꯦꯕꯀꯣ ꯑꯗꯨ ꯇꯝꯃꯀꯥꯟꯗ ꯆꯥꯎꯔꯀꯥꯟꯗ ꯑꯗꯨꯝ ꯌꯥꯎꯗꯦ ꯃꯔꯝꯗꯤ ꯂꯨꯗ ꯇꯣꯡꯗ ꯗꯦ ꯇꯨ ꯗꯦ ꯂꯥꯏꯐꯇ ꯃꯥꯒꯤ ꯍꯤꯡꯉꯤꯕ ꯄꯨꯟꯁꯤ ꯃꯔꯦꯜꯗꯨꯗ ꯃꯌꯨꯝꯗ ꯃꯃꯥꯟꯅꯕꯁꯤꯡꯒ ꯂꯣꯏꯅꯕꯗ ꯑꯗꯨꯗ ꯁꯤꯖꯤꯟꯅꯒꯗꯕꯅꯦꯕ ꯑꯗꯨꯅ ꯃꯥꯒꯤ ꯂꯨꯗ ꯇꯣꯡꯗ ꯆꯪꯉꯛꯇꯕꯅꯦꯕ ꯑꯗꯨꯅ ꯃꯥꯒꯤ ꯈꯪꯗꯕꯗꯣ ꯑꯣꯖꯥꯅ ꯇꯥꯛꯑꯗꯤ ꯑꯣꯖꯥꯅ ꯇꯥꯛꯏꯗꯣ ꯆꯨꯝꯃꯦꯅ ꯂꯧꯋꯦꯕ ꯃꯃꯥꯅ ꯅꯪꯒꯤꯁꯦ ꯂꯥꯜꯂꯤꯅꯦ ꯑꯗꯨ ꯆꯨꯝꯊꯣꯛꯅꯦ ꯍꯥꯏꯕ ꯃꯇꯝꯗ ꯂꯧꯅꯤꯡꯉꯛꯇꯦꯕ ꯃꯔꯝꯗꯤ ꯃꯥꯒꯤ ꯋꯥꯈꯜꯁꯤꯗ ꯀꯣꯛꯁꯤꯗ ꯀꯔꯤ ꯂꯩꯔꯒꯦꯗ ꯃꯥꯒꯤ ꯑꯣꯖꯥꯅ ꯍꯥꯏꯕ ꯈꯨꯗꯤꯡꯃꯛꯇꯣ ꯏꯟꯒꯗꯕꯅꯤ
ꯃꯥꯒꯤ ꯑꯣꯖꯥꯅ ꯅꯠꯇꯗꯤ ꯇꯣꯞꯄꯅ ꯍꯥꯏꯕ ꯑꯃꯠꯇ ꯃꯗꯣ ꯑꯔꯥꯟꯕꯅꯤ ꯍꯥꯏꯕꯒꯤ ꯀꯟꯁꯦꯞ ꯑꯃꯔꯣꯝꯗ ꯑꯩꯈꯣꯏꯅ ꯃꯗꯨꯒꯤ ꯏꯟꯖꯦꯛ ꯇꯧꯁꯜꯂꯦꯕ ꯑꯉꯥꯡꯁꯤꯡꯁꯤꯗ ꯃꯁꯤ ꯑꯉꯥꯡꯅ ꯁꯣꯏꯕ ꯅꯠꯇꯦ ꯑꯩꯈꯣꯏꯅꯅꯦ ꯁꯣꯏꯔꯤꯁꯤ ꯀꯣ ꯑꯩꯈꯣꯏꯅ ꯀꯌꯥꯝ ꯁꯣꯏꯒꯦ ꯍꯥꯏꯕꯨ ꯃꯃꯥ ꯂꯣꯟꯗ ꯍꯥꯏꯔꯒꯅ ꯃꯤꯇꯩꯂꯣꯟ ꯉꯥꯡꯉꯤꯕ ꯃꯤꯗꯣ ꯂꯥꯏꯔꯤꯛ ꯍꯩꯇꯕꯅꯤꯅ ꯈꯟꯕ ꯏꯪꯂꯤꯁ ꯉꯥꯡꯉꯒꯅ ꯂꯥꯏꯔꯤꯛ ꯍꯩꯕꯅꯤꯅ ꯈꯟꯕ ꯏꯪꯂꯤꯁꯄꯨ ꯑꯩꯈꯣꯏꯅ ꯂꯦꯡꯒ꯭ꯋꯦꯖ ꯑꯣꯐ ꯅꯣꯂꯦꯖ ꯂꯧꯔꯛꯄ ꯂꯣꯟ ꯑꯃꯅꯤꯅ ꯂꯧꯔꯛꯇꯕ ꯀꯣ ꯑꯗꯨꯗꯒꯤ ꯃꯁꯤ ꯀꯩꯁꯨ ꯅꯠꯇꯦ ꯃꯤꯈꯥ ꯄꯣꯜꯂꯨꯕꯗꯒꯤ ꯊꯣꯛꯄꯅꯦ ꯇꯥꯟꯖꯥ ꯆꯥꯔꯤꯉꯩ ꯑꯗꯨꯗ ꯑꯩꯈꯣꯏ ꯃꯩꯇꯩ ꯃꯌꯦꯛꯀꯤ ꯃꯇꯥꯡꯁꯦ ꯑꯝꯇꯪꯒ ꯀꯣꯏꯁꯟ ꯑꯝꯇꯪꯒ ꯎꯁꯟꯖꯔꯝꯒꯦ ꯑꯗꯒꯤ ꯃꯈꯣꯏꯅ ꯃꯩꯇꯩ ꯃꯌꯦꯛꯁꯦ ꯃꯅꯤꯄꯨꯔꯗ ꯍꯧꯖꯤꯛꯇꯤ ꯈꯔ ꯍꯤꯡꯒꯠꯂꯦ ꯍꯥꯏꯔꯤꯕ ꯃꯩꯇꯩ ꯃꯌꯦꯛꯁꯤꯅ ꯃꯅꯤꯄꯨꯔꯁꯤꯗ ꯌꯨꯅꯤꯐꯤꯀꯦꯁꯟ ꯇꯧꯕ ꯅꯠꯇ꯭ꯔꯒꯅ ꯑꯩꯈꯣꯏ ꯆꯥꯎꯈꯠꯄ ꯃꯇꯝꯗ ꯃꯩꯇꯩ ꯃꯌꯦꯛꯁꯤꯅ ꯀꯔꯝꯕ ꯔꯣꯜ ꯂꯧꯔꯛꯀꯅꯤꯅ ꯑꯣꯖꯥꯒꯤ ꯋꯥꯈꯜꯗ ꯎꯕꯤꯕꯒꯦ ꯃꯁꯤ ꯀꯌꯥꯝ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏꯅ ꯈꯟꯕꯤ ꯃꯃꯤꯡꯁꯤ ꯃꯤꯇꯩ ꯃꯌꯦꯛ ꯍꯥꯏꯗꯅ ꯀꯧꯏ ꯍꯥꯏꯗꯅ ꯃꯤꯇꯩ ꯈꯛꯀꯤ ꯋꯥ ꯅꯠꯇꯦ ꯃꯅꯤꯄꯨꯔꯗ ꯉꯥꯡꯅꯔꯤꯕ ꯂꯣꯟ ꯈꯨꯗꯤꯡꯃꯛꯁꯦ ꯃꯌꯦꯛꯁꯤꯅ ꯂꯣꯏꯅꯃꯛ ꯏꯕ ꯌꯥꯔꯤꯅꯦ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯃꯅꯤꯄꯨꯔꯒꯤ ꯑꯣꯟ ꯁꯀ꯭ꯔꯤꯞ ꯂꯩꯕ꯭ꯔꯥ ꯃꯅꯤꯄꯨꯔꯒꯤ ꯂꯣꯟ ꯑꯩꯈꯣꯏꯒꯤ ꯀꯃꯟ ꯂꯦꯡꯒ꯭ꯋꯦꯖ ꯂꯤꯡꯒꯥ ꯐꯪꯀꯥ ꯑꯣꯏꯕ ꯂꯣꯟꯗꯤ ꯀꯅꯥꯅ ꯑꯣꯏ ꯃꯤꯇꯩꯂꯣꯟ ꯑꯣꯏ ꯍꯥꯏꯕꯅꯦꯕ ꯀꯕꯨꯏꯗ ꯇꯥꯡꯈꯨꯜꯗ ꯅꯠꯇ꯭ꯔꯒ ꯀꯅꯥꯒꯨꯝꯕ ꯐꯨꯔꯨꯞ ꯑꯃꯗ ꯄꯣꯠꯁꯤ ꯏꯝꯄꯣꯖ ꯇꯧꯔꯨꯕꯒꯤ ꯋꯥ ꯅꯠꯇꯦꯕ ꯀꯣ ꯃꯔꯝꯗꯤ ꯑꯩꯈꯣꯏꯒꯤ ꯂꯤꯡꯒꯥ ꯐꯪꯀꯥ ꯑꯣꯏꯕ ꯑꯣꯐꯤꯁꯤꯌꯦꯜ ꯂꯣꯜꯁꯦ ꯃꯁꯤ ꯈꯪꯁꯤ ꯃꯁꯤ ꯏꯁꯤ ꯍꯥꯏꯕꯅꯦꯕ ꯑꯗꯨꯅ ꯃꯗꯨꯒꯤꯗꯨ ꯏꯅꯕ ꯍꯣꯠꯅꯔꯛꯄꯗ ꯃꯗꯨ ꯇꯝꯕ ꯃꯊꯧ ꯇꯥꯏ ꯀꯣ ꯇꯃꯛꯇꯗꯤ ꯀꯔꯤꯁꯨ ꯑꯩꯈꯣꯏꯅ ꯍꯩꯔꯣꯏꯅ ꯈꯜꯂꯦꯕ ꯑꯗꯨꯅ ꯃꯗꯨ ꯃꯅꯤꯄꯨꯔꯗꯗꯤ ꯂꯩꯕ ꯃꯅꯤꯄꯨꯔꯤ ꯑꯝꯇ ꯈꯪꯗꯕ ꯀꯣ ꯑꯩ ꯃꯅꯤꯄꯨꯔꯤ ꯈꯪꯗꯦ ꯑꯩꯗꯤ ꯃꯤꯇꯩꯂꯣꯟ ꯈꯪꯗꯦ ꯍꯥꯏꯔꯒ ꯃꯁꯥꯁꯤ ꯂꯥꯏꯔꯤꯛ ꯍꯩꯕꯅꯤꯅ ꯆꯥꯎꯊꯣꯛꯆꯕ ꯃꯁꯦ ꯃꯤꯇꯩꯁꯤꯡꯒꯤ ꯃꯔꯛꯇꯁꯨ ꯂꯩꯌꯦ ꯑꯗꯨꯒ ꯑꯇꯣꯞꯄ ꯀꯝꯃꯨꯅꯤꯇꯤꯁꯤꯡꯗꯁꯨ ꯑꯩꯗꯤ ꯃꯅꯤꯄꯨꯔꯗꯤ ꯑꯩꯒꯤ ꯂꯩꯔꯤꯕ ꯑꯩꯅ ꯕꯤꯂꯣꯡ ꯇꯧꯔꯤꯕ ꯑꯩꯒꯤ ꯀꯩꯅꯣ ꯁ꯭ꯇꯦꯠꯅꯤ ꯑꯗꯣ ꯑꯩ ꯃꯅꯤꯄꯨꯔꯤ ꯈꯪꯗꯦ ꯑꯩ ꯃꯅꯤꯄꯨꯔꯤ ꯇꯝꯃꯣꯏ ꯍꯥꯏꯌꯦꯕ ꯌꯦꯟꯅ ꯀꯦꯀꯦ ꯈꯣꯡꯉꯛꯇ꯭ꯔꯗꯤ ꯃꯗꯨꯕꯨ ꯌꯦꯜꯂꯕ ꯀꯣ ꯍꯨꯏꯗꯨ ꯒꯧ 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 ꯈꯣꯡꯉꯛꯇ꯭ꯔꯕ ꯃꯗꯨꯕꯨ ꯍꯨꯏꯔꯕ ꯀꯣ ꯑꯗꯣ ꯍꯨꯏꯗꯨꯅ ꯃꯤꯌꯥꯎ ꯃꯤꯌꯥꯎ ꯍꯥꯏꯅ ꯁꯨꯝ ꯈꯣꯡ ꯂꯩꯔꯤꯗꯨꯕꯨ ꯑꯩꯈꯣꯏꯅ ꯍꯨꯏꯅꯤ ꯍꯥꯏꯒꯗ꯭ꯔꯥ ꯍꯧꯗꯣꯡꯅꯤ ꯍꯥꯏꯒꯗ꯭ꯔꯥ ꯀꯣ ꯑꯗꯨꯅ ꯂꯝ ꯑꯁꯤꯗ ꯂꯩꯔꯗꯤ ꯂꯝꯗꯨꯒꯤ ꯂꯣꯟꯗꯣ ꯈꯪꯒꯗꯕꯅꯦꯕ ꯃꯁꯤ ꯍꯤꯟꯗꯤ ꯈꯪꯗꯦ ꯍꯥꯏꯌꯦꯕ ꯑꯩ ꯖꯥꯠ ꯍꯤꯟꯗꯤ ꯈꯪꯗꯦ ꯁ꯭ꯋꯥꯏꯗꯗꯤ ꯌꯥꯅꯤ ꯐꯣꯔꯦꯟ ꯀꯟꯇ꯭ꯔꯤꯗ ꯆꯠꯂꯀꯥꯟꯗ ꯅꯪ ꯀꯗꯥꯏꯗꯒꯤ ꯂꯥꯛꯄꯅꯣ ꯑꯩꯗꯤ ꯏꯟꯗꯤꯌꯥꯗꯒꯤꯅꯦ ꯑꯣꯐꯤꯁꯤꯌꯦꯜ ꯂꯦꯡꯒ꯭ꯋꯦꯖ ꯀꯔꯤ ꯑꯣꯏ ꯍꯤꯟꯗꯤ ꯑꯣꯏ ꯍꯥꯏꯔꯦ ꯑꯗꯨ ꯅꯣꯏ ꯍꯤꯟꯗꯤꯗꯨꯗꯤ ꯀꯃꯥꯏꯅ ꯇꯧ ꯑꯩ ꯍꯤꯟꯗꯤ ꯍꯩꯇꯦ ꯍꯥꯏꯗꯤ ꯑꯩꯁꯤ ꯍꯧꯐꯥ ꯑꯩꯁꯤ ꯀꯌꯥꯝ ꯌꯥꯝꯅ ꯏꯟꯗꯤꯌꯥꯟ ꯑꯣꯏꯔꯤꯕꯒꯦꯕ ꯁꯦꯝ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯃꯅꯤꯄꯨꯔꯗ ꯂꯩꯔꯦ ꯃꯥꯁꯦ ꯃꯅꯤꯄꯨꯔꯤꯅꯤ ꯍꯥꯏꯔꯒꯗꯤ ꯃꯅꯤꯄꯨꯔꯒꯤ ꯑꯣꯐꯤꯁꯤꯌꯦꯜ ꯂꯦꯡꯒ꯭ꯋꯦꯖ ꯃꯅꯤꯄꯨꯔꯒꯤ ꯑꯣꯐꯤꯁꯤꯌꯦꯜ ꯁꯀ꯭ꯔꯤꯞ ꯈꯪꯉꯀꯥꯟꯗ ꯃꯥꯒꯤꯁꯦ ꯃꯁꯛ ꯑꯃ ꯊꯣꯔꯛꯀꯅꯦꯕ ꯃꯅꯤꯄꯨꯔꯤꯅꯤ ꯍꯥꯏꯕꯗꯣ ꯕꯤꯂꯣꯡꯒꯤꯡꯅꯦꯁꯇꯣ ꯐꯤꯜ ꯇꯧꯔꯛꯀꯅꯦꯕ ꯑꯗꯨꯅ ꯃꯤꯇꯩ ꯃꯌꯦꯛꯁꯦ ꯃꯁꯤ ꯏꯝꯄꯣꯖ ꯇꯧꯕꯒꯤ ꯋꯥ ꯅꯠꯇꯦ ꯃꯁꯤ ꯑꯩꯈꯣꯏꯅ ꯀꯔꯤꯒꯨꯝꯕ ꯃꯅꯤꯄꯨꯔꯤ ꯂꯣꯜꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯀꯃꯟ ꯑꯣꯏꯕ ꯃꯤꯌꯥꯝꯅ ꯃꯁꯤꯡ ꯌꯥꯝꯅ ꯂꯩꯕ ꯀꯝꯃꯨꯅꯤꯇꯤ ꯑꯁꯤꯅ ꯈꯪꯕ ꯂꯣꯟ ꯑꯣꯏꯕꯅꯤꯅ ꯃꯁꯤ ꯇꯝꯕꯒꯤ ꯋꯥꯅꯤ ꯃꯌꯦꯛꯁꯤ ꯃꯤꯇꯩ ꯃꯌꯦꯛ ꯍꯥꯏꯔꯦꯗꯅ ꯆꯤꯡꯃꯤ ꯀꯥꯡꯂꯨꯞ ꯑꯃꯅ ꯇꯝꯃꯣꯏ ꯍꯥꯏꯔꯒꯗꯤ ꯃꯤꯇꯩꯅ ꯏꯟꯇ꯭ꯔꯣꯗ꯭ꯌꯨꯁ ꯇꯧꯔꯛꯄꯒꯤ ꯃꯤꯇꯩ ꯃꯌꯦꯛ ꯍꯥꯏꯔꯛꯄꯒꯤ ꯋꯥꯅꯤ ꯃꯃꯤꯡꯅꯦꯕ ꯀꯣ ꯃꯃꯤꯡꯁꯤꯗ ꯑꯩꯈꯣꯏꯅ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯍꯥꯏꯅ ꯍꯥꯏꯔꯒꯗꯤ ꯃꯤꯇꯩ ꯌꯦꯟ ꯁꯥ ꯃꯤꯇꯩ ꯉꯥꯃꯨ ꯁꯥ ꯂꯣꯏꯅꯃꯛ ꯀꯩꯅꯣ ꯇꯧ ꯆꯥꯅ ꯊꯝꯃꯤ ꯁꯤꯗꯤ ꯄꯣꯠꯁꯛꯇꯨꯒꯤ ꯃꯃꯤꯡ ꯑꯃ ꯊꯣꯟꯕꯅꯦꯕ ꯃꯃꯤꯡꯗꯨꯗꯤ ꯄꯨꯊꯣꯔꯛꯏꯕ ꯏꯟꯇ꯭ꯔꯣꯗ꯭ꯌꯨꯁ ꯇꯧꯔꯤꯕ ꯃꯤ ꯑꯗꯨꯅ ꯃꯥꯒꯤ ꯀꯝꯃꯨꯅꯤꯇꯤ ꯃꯥꯒꯤ ꯀꯥꯡꯂꯨꯞꯇꯨꯒ ꯂꯣꯏꯅꯅ ꯊꯣꯜꯂꯝꯕꯅꯦꯕ ꯑꯗꯨ ꯑꯩꯈꯣꯏꯅ
ꯂꯥꯜꯂꯤ ꯁꯤ ꯀꯧꯔꯝꯅ ꯑꯩꯈꯣꯏ ꯇꯧꯔꯣꯏ ꯈꯣꯠꯂꯣꯏ ꯍꯥꯏꯕ ꯂꯥꯜꯂꯦꯅ ꯈꯜꯂꯤ ꯑꯗꯨꯅ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯀꯝꯃꯨꯅꯤꯇꯤ ꯈꯨꯗꯤꯡꯃꯛꯅ ꯃꯅꯤꯄꯨꯔꯤ ꯂꯣꯟ ꯈꯪꯕ ꯍꯥꯏꯗꯤ ꯃꯤꯇꯩ ꯂꯣꯟꯁꯦ ꯑꯁꯤ ꯈꯪꯕ ꯃꯤꯇꯩ ꯃꯌꯦꯛꯁꯤ ꯁꯤꯗ ꯏꯕ ꯉꯝꯕ ꯑꯣꯏꯔꯛꯑꯕ ꯃꯇꯝꯗꯨꯗ ꯃꯉꯣꯟꯗ ꯃꯅꯤꯄꯨꯔꯤ ꯅꯦꯁꯀꯤ ꯃꯁꯛꯇꯣ ꯂꯥꯛꯀꯅꯤ ꯍꯥꯏꯅ ꯐꯥꯎ ꯍꯣꯏ ꯑꯣꯖꯥ ꯑꯗꯨ ꯑꯩꯈꯣꯏꯅ ꯁꯤꯖꯤꯟꯅꯔꯤꯕ ꯏꯪꯂꯤꯁ ꯍꯥꯏꯕ ꯋꯥꯔꯗꯁꯤꯁꯨ ꯏꯪꯂꯦꯟꯗꯒꯤ ꯍꯧꯔꯛꯄꯒꯤ ꯏꯪꯂꯤꯁ ꯑꯣꯏꯔꯤꯅꯦꯕ ꯑꯃꯦꯔꯤꯀꯥꯟꯁꯨ ꯉꯥꯡꯉꯤ ꯌꯨꯔꯣꯄꯤꯌꯟ ꯃꯌꯥꯝꯁꯨ ꯑꯇꯣꯞꯄ ꯃꯌꯥꯝꯁꯨ ꯉꯥꯡꯉꯤ ꯏꯪꯂꯤꯁꯇꯨꯗꯤ ꯏꯪꯂꯦꯟꯗꯒꯤ ꯍꯧꯔꯛꯑꯦꯅ ꯍꯣꯏ ꯏꯪꯂꯤꯁꯇꯨ ꯑꯩꯈꯣꯏ ꯏꯪꯂꯦꯟꯗ ꯉꯥꯡꯗꯕꯗꯤ ꯇꯧꯗꯦꯕ ꯑꯗꯣ ꯑꯣꯖꯥ ꯏꯟꯇꯔꯚꯤꯌꯨ ꯁꯨꯝ ꯁꯥꯡꯖꯜꯂꯛꯑꯕꯅꯤꯅ ꯑꯩꯈꯣꯏ ꯇꯦꯟꯁꯤꯜꯂꯛꯅꯕ ꯀꯣꯏꯁꯟ ꯑꯃꯅꯤꯇꯪ ꯍꯥꯏꯇꯥꯔꯦ ꯑꯣꯖꯥꯅ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡꯁꯤꯗ ꯌꯥꯝ ꯆꯝꯕ ꯃꯦꯁꯦꯖ ꯑꯃꯇꯪ ꯅꯠꯇ꯭ꯔꯒꯅ ꯋꯥꯍꯩ ꯑꯃꯇꯪ ꯊꯝꯕꯤꯕ ꯇꯥꯔꯒꯗꯤ ꯀꯔꯤ ꯋꯥꯍꯩ ꯊꯝꯕꯤꯅꯤꯡꯉꯤ ꯃꯤ ꯈꯨꯗꯤꯡꯃꯛꯇ ꯑꯦꯅꯤ ꯃꯩꯇꯩ ꯍꯥꯏꯕ ꯂꯩꯇꯦ ꯑꯦꯅꯤ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯑꯃꯗ ꯍꯦꯛ ꯇꯥꯕ ꯃꯇꯝꯗ ꯃꯅꯤꯄꯨꯔꯤ ꯑꯃ ꯑꯣꯏꯅ ꯂꯧꯁꯟꯅꯕ ꯃꯦꯁꯦꯖ ꯑꯃꯇꯪ ꯑꯩꯁꯦ ꯑꯩ ꯑꯃꯨꯛꯇ ꯑꯣꯏꯁꯦꯕ ꯀꯣ ꯃꯤꯇꯩꯁꯨ ꯃꯤꯇꯩ ꯑꯣꯏꯁꯦ ꯀꯕꯨꯏꯁꯨ ꯀꯕꯨꯏ ꯑꯣꯏꯁꯦ ꯇꯥꯡꯈꯨꯜꯁꯨ ꯇꯥꯡꯈꯨꯜ ꯑꯣꯏꯁꯦ ꯈꯣꯡꯁꯥꯏꯁꯨ ꯈꯣꯡꯁꯥꯏ ꯑꯣꯏꯁꯦ ꯑꯅꯥꯜꯁꯨ ꯑꯅꯥꯜ ꯑꯣꯏꯁꯦ ꯑꯩ ꯑꯣꯏꯔꯀꯥꯟꯗ ꯑꯩ ꯑꯣꯏꯕ ꯃꯌꯥꯝꯗꯣ ꯑꯗꯨꯒꯤ ꯑꯄꯨꯟꯕ ꯃꯁꯛ ꯑꯃ ꯊꯣꯔꯛꯀꯗꯧꯕ ꯑꯗꯨꯅ ꯃꯤꯇꯩꯁꯤꯡꯁꯦ ꯃꯤꯇꯩ ꯑꯣꯏꯗꯦ ꯃꯤꯇꯩ ꯍꯥꯟꯅ ꯑꯃꯨꯛꯇ ꯑꯣꯏꯁꯦ ꯃꯤꯇꯩ ꯑꯣꯏꯔꯀꯥꯟꯗ ꯃꯤꯇꯩ ꯄꯨꯟꯕ ꯅꯠꯇ꯭ꯔꯒ ꯄꯨꯂꯛꯇꯕ ꯍꯥꯏꯕꯒꯤ ꯋꯥꯐꯝꯗꯣ ꯂꯥꯟ ꯃꯤꯇꯩ ꯄꯨꯟꯕ ꯌꯥꯗꯦ ꯄꯨꯟꯕ ꯌꯥꯗꯦ ꯀꯔꯤ ꯍꯥꯏ ꯃꯤꯇꯩꯗꯤ ꯑꯣꯏꯁꯨ ꯑꯣꯏꯗꯅ ꯑꯣꯏꯔꯀꯥꯟꯗ ꯄꯨꯂꯛꯀꯗꯣꯏꯅꯦ ꯑꯗꯨ ꯃꯤꯇꯩ ꯑꯅꯤ ꯁꯨꯅ ꯄꯨꯂꯛꯄ ꯌꯥꯗꯦ ꯍꯥꯏꯕ ꯋꯥꯍꯟꯊꯣꯛꯇꯤ ꯃꯤꯇꯩ ꯑꯅꯤ ꯁꯨꯅ ꯂꯩꯇꯦ ꯍꯥꯏꯕꯅꯤ ꯑꯗꯨꯅ ꯃꯗꯨ ꯂꯩꯇꯦ ꯍꯥꯏꯁꯦ ꯍꯥꯟꯅ ꯑꯗꯨꯗꯤ ꯅꯪ ꯅꯊꯟꯗ ꯃꯤꯇꯩ ꯑꯣꯏꯕ꯭ꯔꯥ ꯃꯌꯥꯝꯅ ꯃꯤꯇꯩ ꯑꯃꯇ ꯑꯣꯏꯗꯦ ꯍꯥꯏꯕ꯭ꯔꯥ ꯍꯥꯏꯅ ꯍꯪꯉꯛꯀꯅꯦꯕ ꯑꯗꯨ ꯅꯠꯇꯦ ꯌꯥꯔꯅꯤ ꯑꯩꯅ ꯍꯥꯏꯖꯔꯤꯁꯦ ꯃꯤꯇꯩ ꯑꯣꯏꯕ ꯍꯥꯏꯔꯒꯗꯤ ꯃꯥꯒꯤ ꯆꯥꯛꯆꯥ ꯌꯨꯊꯛꯐꯝ ꯃꯥꯒꯤ ꯆꯥꯛꯆꯥ ꯌꯥꯍꯤꯐꯝꯐꯝ ꯃꯥꯒꯤ ꯂꯣꯜ ꯋꯥꯉꯥꯡ ꯁꯥꯖꯠ ꯃꯥꯒꯤ ꯃꯑꯣꯡ ꯃꯇꯧ ꯃꯥꯒꯤ ꯊꯥꯖꯕ ꯂꯥꯏꯅꯤꯡ ꯂꯥꯏꯁꯣꯟ ꯕꯤꯂꯤꯞ ꯃꯌꯥꯝꯁꯤꯡꯁꯦ ꯏꯄꯥ ꯏꯄꯨꯅ ꯆꯠꯂꯝꯕꯗꯣ ꯑꯃꯨꯛꯇꯪ ꯆꯠꯁꯦꯕ ꯑꯗꯨ ꯍꯦꯛ ꯆꯠꯂꯀꯥꯟꯗ ꯑꯩꯁꯦ ꯑꯩꯍꯥꯛ ꯑꯣꯏꯔꯛꯑꯅꯦꯕ ꯑꯗꯣ ꯑꯩꯁꯦ ꯑꯩ ꯑꯣꯏꯔꯛꯇ꯭ꯔꯒꯗꯤ ꯁꯤ ꯌꯦꯟ ꯊꯣꯡꯕꯒ ꯑꯣꯛ ꯊꯣꯡꯕꯒ ꯃꯍꯥꯎ ꯆꯞ ꯃꯥꯟꯅꯔꯒꯗꯤ ꯀꯣ ꯌꯦꯟ ꯊꯣꯡꯕ ꯍꯥꯏꯅ ꯇꯣꯉꯥꯟ ꯂꯩꯔꯔꯣꯏ ꯑꯣꯛ ꯊꯣꯡꯕ ꯍꯥꯏꯅ ꯇꯣꯉꯥꯟ ꯂꯩꯔꯔꯣꯏ ꯀꯣ ꯍꯪꯒꯥꯝꯒ ꯀꯣꯕꯤꯒ ꯆꯞ ꯃꯥꯟꯅꯔꯝꯃꯣ ꯉꯥꯒ ꯆꯞ ꯃꯥꯟꯅꯔꯝꯃꯣ ꯃꯍꯥꯎꯁꯤ ꯊꯣꯡꯉꯀꯥꯟꯗ ꯑꯗꯨꯗꯤ ꯍꯪꯒꯥꯝ ꯆꯥꯅꯤꯡꯉꯦ ꯀꯣꯕꯤ ꯆꯥꯅꯤꯡꯉꯦ ꯉꯥ ꯊꯣꯡꯕ ꯆꯥꯅꯤꯡꯉꯦ ꯍꯥꯏꯅꯔꯔꯣꯏꯕ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯃꯥꯒꯤ ꯃꯁꯛꯁꯦ ꯍꯥꯟꯅ ꯑꯩꯁꯦ ꯑꯩ ꯑꯣꯏꯕ ꯑꯩꯅ ꯑꯩ ꯑꯣꯏꯔꯛꯑꯀꯥꯟꯗꯅꯦ ꯑꯩ ꯍꯥꯏꯕꯗꯨ ꯂꯥꯛꯑꯀꯥꯟꯗ ꯅꯪ ꯍꯥꯏꯕꯗꯨ ꯂꯥꯛꯑꯦ ꯃꯍꯥꯛ ꯂꯥꯛꯑꯦ ꯑꯗꯨꯅ ꯃꯌꯥꯝ ꯄꯨꯝꯅꯃꯛꯇ ꯑꯩꯍꯥꯛꯅ ꯅꯤꯡꯁꯤꯡꯖꯅꯤꯡꯕꯗꯤ ꯀꯔꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯃꯅꯤꯄꯨꯔꯤ ꯑꯃꯅꯤ ꯍꯥꯏꯔꯒꯗꯤ ꯃꯅꯤꯄꯨꯔꯤ ꯑꯃꯨꯛꯇ ꯑꯣꯏꯁꯦꯕ ꯑꯩꯒꯤ ꯋꯥꯈꯜꯗ ꯄꯨꯛꯅꯤꯡꯗ ꯇꯨꯝꯕꯗ ꯍꯤꯞꯄꯗ ꯆꯥꯔꯛꯄꯗ ꯃꯅꯤꯄꯨꯔꯤꯒꯤ ꯋꯥꯈꯜ ꯑꯩ ꯀꯌꯥꯝ ꯈꯜꯂꯕꯒꯦ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅ ꯑꯩ ꯀꯔꯤ ꯇꯧꯕ ꯉꯝꯃꯕꯒꯦ ꯑꯩꯅ ꯉꯁꯤ ꯐꯥꯎꯕ ꯍꯤꯡꯉꯤꯕ ꯄꯨꯟꯁꯤꯁꯤꯗ ꯃꯅꯤꯄꯨꯔꯒꯤꯅꯤ ꯍꯥꯏꯕ ꯑꯩ ꯉꯁꯤ ꯅꯣꯡꯃꯒꯤ ꯅꯠꯇ꯭ꯔꯒ ꯍꯣꯜ ꯂꯥꯏꯐꯁꯤꯐꯥꯎꯗ ꯉꯁꯤꯐꯥꯎꯗ ꯀꯔꯤꯗꯤ ꯇꯧꯈ꯭ꯔꯦ ꯃꯁꯥꯅ ꯃꯁꯥꯗ ꯋꯥꯍꯪ ꯍꯪꯕ ꯃꯊꯧ ꯇꯥꯏ ꯀꯣ ꯁꯤꯁꯨ ꯌꯥꯅꯤꯅ ꯈꯜꯂꯦꯅꯀꯣ ꯌꯥꯝ ꯐꯖꯩ ꯑꯣꯖꯥꯗꯣ ꯑꯣꯖꯥꯒꯤ ꯑꯣꯏꯅꯁꯨ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯤ ꯁꯅꯥꯃꯍꯤ ꯂꯥꯏꯅꯤꯡ ꯑꯃꯗꯤ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯕ ꯃꯇꯥꯡꯗ ꯑꯩꯈꯣꯏꯒꯤ ꯚꯤꯗꯤꯑꯣꯁꯤꯡ ꯀꯟꯇꯦꯟꯁꯤꯡ ꯁꯦꯝꯃꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯁꯂꯥꯏ ꯄꯣꯏꯟ ꯀꯧꯕ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜ ꯑꯃꯗ ꯚꯤꯗꯤꯑꯣꯁꯤꯡ ꯊꯥꯒꯠꯂꯀꯥꯟꯗ ꯑꯩꯈꯣꯏ ꯁꯤꯒꯨꯝꯕ ꯑꯥꯏꯗꯤꯌꯥ ꯃꯌꯥꯝꯁꯨ ꯇꯥꯛꯄꯒꯤ ꯑꯣꯖꯥꯒꯤ ꯆꯦꯅꯦꯜ ꯑꯃꯁꯨ ꯂꯩꯕꯅꯤ ꯑꯗꯨꯗꯁꯨ ꯃꯌꯥꯝꯅ ꯆꯪꯉꯒ ꯑꯗꯨꯝ ꯌꯦꯡꯕꯤꯌꯨ ꯑꯗꯨꯒ ꯑꯣꯖꯥꯒꯤ ꯍꯧꯖꯤꯛ ꯁꯅꯥꯃꯍꯤꯒꯤ ꯙꯔꯃꯒꯤ ꯃꯇꯥꯡꯗꯁꯨ ꯑꯣꯖꯥꯒꯤ ꯑꯣꯏꯕ ꯄꯤꯆꯤꯡ ꯍꯥꯏꯇꯥꯔꯦꯅꯦ ꯋꯥꯈꯜꯂꯣꯟ ꯃꯌꯥꯝ ꯁꯟꯗꯣꯛꯄꯤꯔꯤ ꯁꯤꯗ ꯁꯅꯥꯃꯍꯤ ꯙꯔꯃꯁꯤꯗꯒꯤ ꯑꯣꯏꯕ ꯑꯩꯈꯣꯏꯅ ꯂꯧꯁꯟꯗꯕ ꯌꯥꯗꯕ ꯑꯔꯣꯏꯕ ꯑꯣꯏꯅ ꯑꯩꯈꯣꯏ ꯁꯤꯗꯒꯤ ꯂꯧꯁꯟꯗꯕ ꯌꯥꯗꯕ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛꯇ ꯀꯥꯟꯅꯒꯗꯕ ꯉꯁꯥꯏ ꯑꯣꯖꯥ ꯃꯃꯥꯡꯗꯕꯨꯗꯤ ꯄꯟꯕꯤꯈ꯭ꯔꯦ ꯑꯗꯨ ꯃꯇꯥꯡꯗ ꯑꯩꯈꯣꯏꯒꯤ ꯌꯦꯡꯕꯤꯔꯤꯕ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯑꯇꯣꯞꯄ ꯂꯥꯏꯅꯤꯡꯗ ꯃꯥꯒꯤ ꯀꯥꯟꯅꯕ ꯃꯌꯥꯝ ꯂꯩ ꯁꯅꯥꯃꯍꯤ ꯂꯥꯏꯅꯤꯡꯕꯨ ꯍꯥꯏꯔꯣ ꯃꯤꯇꯩ ꯂꯥꯏꯅꯤꯡꯕꯨ ꯍꯥꯏꯔꯣꯀꯣ ꯑꯔꯤꯕ ꯂꯥꯏꯅꯤꯡꯁꯦ ꯑꯁꯤꯗꯒꯤꯁꯨ ꯂꯥꯏꯔꯤꯛ ꯏꯕ ꯃꯌꯥꯝ ꯋꯥꯈꯜ ꯈꯟꯕ ꯃꯌꯥꯝꯅ ꯀꯥꯟꯅꯅꯤ ꯈꯟꯕ ꯃꯌꯥꯝ ꯏꯔꯝꯃꯦ ꯏꯔꯝꯕꯗꯨꯗꯒꯤ ꯑꯃ ꯑꯅꯤꯗꯪ ꯀꯌꯥ ꯍꯥꯏꯗꯤ ꯃꯁꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯇ ꯂꯣꯏꯅ
कानगदब सनामी चटके चलू चलो तो ख्रिस्तान चटके चलू चलो तो हिंदू चटके चलू चलो तो यहाँ नान बता कहीं बता अमम्बदी काय को खंगो कनागुमम त लैत्रे न खल्लब कनाम खंग्रे न खल्लब अदु बाबा अइना फतबा थबक तौरुगे हाय मतम अइना अइबुदि मिनम्ब ngमोय को अदुना अइना अइबु मिनम्ब ngमक्तरदि अइना तबा अइ म मनुंग द याउरी सिबु काय को अइ मसक खंबा असिबा कनानो हायबुसे तोम चावबा अइगी मिंग हायनि खुद अइगी खुदनि हकचांग अया हकचांग नि लेफम अइया दुदि अइदु कनानो को मिंग बाबा अइगी मिंग हायबनेबा थवाई बाबा अयाके थवाई हायरेबा अदुदि अइदु कनानो हायबम लाय अदुगी कन्सेप्ट अमा खंबा मथंदना कोगी अइना पाबा वाथो अरम सियाल को लाइनिंग खुदिंग मक्ता फंगबा ngमदबा अखोई सनामी लाइनिंग दति याव पोटसि कइनो हाय मतमदा हाई हा हायबा हाई ने इपाने हा ने इमाने हाय मी सी लाइने सेमपन मतमदा माना मितै पांगुलुने सेमन्ते अइना मितै ओने सेमपै वानते मी ने बिसेबि मी मरक्तगे कोइना माना मितै ने माना मितै पागल ने माना सिंगमी ने माना कपुई ने तांग तांगकुल ने माउ ने बराम को अदुदगी माना पंजाबी ने माना जापानी ने अमेरिका ने इंग्लिश में मी ने खाई बने लाइन से मी मी ने को अदुना मी है बसे सेमैबा मी सिदा लाइना मालेम ने पाक्षी आ दैसे we have only one amakata ne belai ko asida lai min nari ba khoi de pira pasi line na aingonda di pira nangonda di piro ye biya de sa mana ne piram do ne ko da mama ha ra numi thori ne numi thorok pasi numi tak khoira ba mi de su mangan pi ni khoram da ba mi de su mangan pi ni quran ba gi yum da su numi mangan dum taram ga di sadhu gi yum da numi mangan dum tai sa mana ne yenge ba को सुमाय तौदना मियोय बसिना ताइबंग पानसि अवाब खांब नमनबगी दम ताइबंग जिदगी नुंगायबो पुथोक्तना मागी पुंसि आरान खुबम फंगपदा लाइन नबगी दम पाम्बे यनि कक्तियबो को मसि मिटैगी बिलिफ हाइतारे मदु पाम्बे यनि जे कय हाई हा इमा इपा अखोयगी मिटैगी लाइनिंग कुदिमक फिजोलदगी चक्सा याहिबतगी पुनमक इमा इपाने ladies nupa nupi concept sida ko develop taw aduna haine pane han imane hairapne aduna angam sing karakpa aruba pot thangat pada hai hain hairaga ko wara ba matamda ko hai na he ko wa ko masibo na he da mile da malem sida हाई से सोना कंदा मितई गीता हाई है इपानी हाई भी कंसेप्ट तो जापान सिंह नदी खंगम मोयबा नत्रा कोरियन सिंह नदी खंगम मोयबा अदुबो मोय नाहे दब्राबा मोय दे हाई दे हारम गने मोजु हाई को अदुदगिदी सीवा मतमदा निंसा सोर हायना निंसा सोर कोदोगा हा हाई भी रखो लुचिने को अदुना ताइबंग पानबा लानना बसु पलेन इमाना लानबी हा हाइबसिदा अदु अवाबा खामंग अमक्तरबा पुंगोय लोरबा अरोय मतमदे इमाना हिबु लानबी बनेबा अदु मसिदा लानबी रो मोयदबा ताइबंग मियोबि करमबा लेपाक्ता करमबा जाति योरमदगे को निंसासो चिंजलगा छिबा कर्म ले पाकी मियोरम बदके तो लोइनो फोंदो छिरमने अदुना अइना ताइबंग पानसिदा पोलकपदा अइगी अवाबदा मतेंग पांगबा खांगबा ngambagi मतेंग पांगबा कनाना पंथौ इपाना अइगी अवाबा खम थेंगबा मत
matamda ai mu taibangdagi lanbiba ani je palem pantho ani na athoibane hairina mitegi laining lolda ari hairami haga macha ulba ayaki di pantho ipadagi wangba leite palem imadagi hena lumba hakpa value le leite hairina koro nung wangbara pantho ipaduna mahele malem leina lumbra je palem iman marumi hai aduna masigi hai ha asigi concept se masina ai koigi sanami lining bo haro mitei lining masigi sagat na bigi foundation oy masi malem punamakta apply to bilani ko sinsu yare le yang nuaje da da wari sana bse matung da zo zam koi kana to se hoi sa ni sang da ta me koi lak se de ani ya la ga chino ta kai to pire koi na to smina yang kana ba bo kam yang tv se za wo spring tik ta cha ma punamak zai khurumje yang bi ru me ambu ta ngok chai aduga ngasi akoina koi nakta phambira kana koi phambiri ba koi ge akoina koi wang khar bang hangjage na unajari ba si koi roza hujung hujung na manipur ki DMU da hindi ki professor in leiba manipur ki sanamahi line ngi matang da expert amsung picture amo ina leiba koi roza sagol sem lanchem mai te gane roza na zo koi da simba matam pivi se yam nuai je ado aham da oza da koi thamjan new question je Manipur leiba community se almost 36 muk lei na hayo adada leiba community pudi mu se mai ton ba religion mai ton ba dharma lei tar ga su akoi gi sana mai gi lining gi oi ba ideology sina akoi pudi mu ka pi be ya ba khwali kana ba wakhalon na ta na ideology se kai ni ana oza ki meeting ga thambi ba asi hangbiri bisi yam ngai sanamai lining ngai na ikoi na lawri bisi thaina gi mitei lining du ni mitei lining du boi koi na sanamai lining hairaga musu khanna bana hariba masidi aikoi na masidai sida lining si yauri pot khudi makse mi sanga laiba mayam se loina thawai pale ngamba ngamda buruna tungan bani maramdi mayam asida khoy matik mayai salakanda moido ahimbo oine aduna madu sando podubu koina salaire sida ba haina ko aduna maduna mayam puna makse chamane nungai tabaki powerful madu nungai tabudo community amada thopada adum nungai ro ai ngona nungai tabdo masu nungai ro mana nungai budo ayaksu nungai gani maram ne koi puna makse mi ne laina semopada tungan ba community one semanate community sidi mi marakta mi na khai bangla mi haibudu amata hai bagi ai koi pun muksa mane ai koi pun makta natana mahausa ku sem sidi yaw ri ba sai pan lai pan mayam pun makse masida su loin ma khoi matik mayai yawi hai bagi amato bagi mana bagi midien se ye ba tar gadi koi pun makta sap mana ba nusi na ba laini ne khal masini koi pun makta apply to matam da loin makta kanani ne khal ja de ngasai po se khoi na mathan la ka do question ji ne su dum za ko kun ji yaw ale hai ba ideology sina khoi je lai bo ji mani pro je khaibung ta da na problem thoi po sida kara de apply to ya ka de ne question ji mathan la second do ne do oza na ju ngasai nu sina ba ji bu lai ka de khoi pri mok se loina ka to unite to ya ne ha po ji su yaw ka bra na khal adu mathan do za khoi ge Manipur gi khoi civilization aduga khoi Manipur history se khoi chai lising ani hele ai ba history and say lising ani hele du ma smam lai gre hana akoi kuni mo sin lo tham ko box ado si khoi gi history aduga khoi gi civilization khoi culture aduga khoi civilization ji wari sina mar kanda
ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯍꯧꯖꯤꯛ ꯀꯔꯦꯟ ꯂꯩꯔꯤꯕ ꯁꯤꯆꯨꯋꯦꯁꯟꯁꯤꯗ ꯃꯁꯤꯒꯤ ꯁꯤꯚꯤꯂꯥꯏꯖꯦꯁꯟꯁꯦ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯍꯤꯁꯇ꯭ꯔꯤꯁꯦ ꯈꯪꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯀꯌꯥꯝ ꯀꯥꯟꯅꯒꯗꯒꯦ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ ꯑꯣꯖꯥꯒꯤ ꯋꯥꯈꯜ ꯈꯤꯇꯪ ꯊꯝꯕꯤꯌꯨ. ꯃꯔꯝꯗꯤ ꯉꯁꯤ ꯃꯅꯤꯄꯨꯔ ꯍꯥꯏꯅ ꯈꯪꯅꯔꯤꯕ ꯀꯪꯂꯩꯄꯥꯛ ꯏꯔꯝꯗꯝꯁꯦ ꯆꯤꯡꯂꯩꯕꯥꯛ ꯁ꯭ꯋꯥꯏꯗ ꯈꯤꯇꯪ ꯆꯠꯊꯣꯛꯄꯗ ꯆꯤꯡ ꯑꯗꯨꯝ ꯂꯩ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯋꯥꯈꯜꯗ ꯆꯤꯡꯃꯤ ꯇꯝꯃꯤ ꯍꯥꯏꯗꯅ ꯈꯥꯏꯕ ꯑꯃꯈꯛ ꯂꯩꯔꯤꯌꯦ. ꯃꯁꯤꯗꯤ ꯕ꯭ꯔꯤꯇꯤꯁꯔꯁꯤꯡꯅ ꯂꯩꯄꯥꯛ ꯀꯥꯠꯄ ꯅꯨꯡꯉꯥꯏꯅꯕ ꯈꯥꯏꯔꯝꯕꯅꯤ. ꯀꯪꯂꯩ ꯂꯩꯄꯥꯛꯇꯤ ꯆꯤꯡ ꯌꯥꯎꯗꯅ ꯇꯝ ꯂꯩ ꯌꯥꯗꯦ, ꯇꯝ ꯌꯥꯎꯗꯅ ꯆꯤꯡ ꯂꯩ ꯌꯥꯗꯦ. ꯃꯁꯤꯗꯤ ꯆꯤꯡꯒ ꯇꯝ ꯑꯅꯤꯁꯤꯗꯤ ꯈꯥꯏꯗꯣꯛꯅꯕ ꯌꯥꯗꯕ ꯄꯣꯠꯅꯤ. ꯆꯤꯡ ꯌꯥꯎꯗꯅ ꯇꯝ ꯍꯤꯡꯕ ꯉꯝꯗꯦ, ꯇꯝ ꯌꯥꯎꯗꯅ ꯆꯤꯡ ꯍꯤꯡꯕ ꯉꯝꯗꯦ. ꯑꯗꯨꯅ ꯑꯅꯤ ꯑꯁꯤꯒꯤ ꯀꯌꯥꯠꯂꯣꯟꯁꯤꯗ ꯃꯁꯤꯒꯤ ꯋꯥꯈꯜꯂꯣꯟꯁꯤ ꯏꯄꯥ ꯏꯄꯨꯅ ꯍꯥꯟꯅ ꯍꯥꯏꯔꯝꯕ ꯑꯩꯈꯣꯏꯒꯤ ꯀꯪꯂꯩ ꯂꯩꯄꯥꯛꯇꯤ ꯆꯤꯡꯃꯤꯁꯤꯡꯅ ꯆꯤꯡꯃꯤꯅꯦꯅ ꯑꯩꯈꯣꯏ ꯃꯇꯝꯗ ꯍꯥꯎ ꯍꯥꯏꯔꯝꯃꯤ ꯀꯣ ꯍꯥꯎꯅ ꯀꯣꯏꯅ ꯄꯟ ꯉꯥꯛꯄ ꯍꯥꯏꯗꯅ ꯍꯥꯏꯔꯝꯃꯤꯁꯦ. ꯃꯁꯤꯒꯤ ꯉꯝꯈꯩ ꯉꯥꯛꯑꯝꯕꯗꯤ ꯆꯤꯡꯃꯤꯁꯤꯡꯅ ꯉꯥꯛꯑꯝꯃꯤ. ꯑꯗꯨꯒ ꯉꯝꯈꯩꯗꯨꯒꯤ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯀꯥꯡꯂꯨꯞ ꯑꯃꯒ ꯅꯨꯡꯁꯤꯅꯕꯒꯤ ꯃꯁꯤꯒꯤ ꯆꯥꯎꯈꯠꯅꯕ ꯇꯧꯔꯝꯕ ꯁꯤꯡꯁꯤ ꯇꯝꯃꯤꯁꯤꯡꯅ ꯇꯧꯋꯦ. ꯑꯗꯨꯅ ꯉꯥꯛꯇ꯭ꯔꯒꯗꯤ ꯄꯟ ꯌꯥꯎꯗ꯭ꯔꯒꯗꯤ ꯏꯁꯤꯡ ꯀꯃꯥꯏꯅ ꯀꯩꯅꯣ ꯇꯧꯔꯛꯀꯅꯤ, ꯆꯦꯜꯂꯛꯀꯅꯤ. ꯇꯨꯔꯦꯟ ꯑꯃ ꯆꯦꯜꯂꯛꯄ ꯃꯇꯝꯗ ꯇꯨꯔꯦꯟꯒꯤ ꯃꯄꯥꯜ ꯑꯅꯤ ꯇꯉꯥꯏ ꯐꯗꯕ ꯂꯩꯕ ꯁꯨꯃꯥꯏꯅ ꯇꯧꯋꯤ. ꯉꯥꯛꯅꯕ ꯄꯟ ꯗꯔꯀꯥꯔ ꯂꯩꯌꯦ. ꯁꯤꯒꯤ ꯇꯉꯥꯏ ꯐꯗꯕ ꯂꯩꯌꯦ. ꯑꯗꯨꯅ ꯇꯝꯃꯤ ꯉꯥꯛꯇ ꯍꯤꯡꯕ ꯌꯥꯔꯣꯏ, ꯆꯤꯡꯃꯤ ꯉꯥꯛꯇ ꯍꯤꯡꯕ ꯌꯥꯔꯣꯏ. ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜꯗ ꯆꯤꯡꯃꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅꯁꯨ ꯇꯝꯃꯤꯁꯤꯡꯁꯦ ꯃꯣꯏꯒꯤ ꯄꯥꯔꯠ ꯑꯃꯅꯦ ꯍꯥꯏꯅ ꯈꯟꯕ. ꯑꯗꯨꯒ ꯇꯝꯃꯤꯁꯤꯡꯅꯁꯨ ꯆꯤꯡꯃꯤꯁꯤꯡꯁꯦ ꯑꯩꯈꯣꯏꯒꯤ ꯄꯥꯔꯠ ꯑꯃꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜ ꯃꯤꯠꯌꯦꯡꯁꯤꯗ ꯂꯩꯉꯥꯛꯂꯣꯟꯗ ꯑꯩꯈꯣꯏ ꯄꯨꯋꯥꯔꯤꯗ ꯃꯇꯝꯒꯤ ꯅꯤꯡꯊꯧꯁꯤꯡꯅ ꯇꯧꯔꯛꯄ ꯑꯩꯈꯣꯏꯅ ꯃꯦꯔꯥ ꯍꯧ ꯆꯣꯡꯕ ꯇꯧꯔꯤꯕ ꯈꯣꯠꯂꯤꯕ ꯃꯌꯥꯝ ꯂꯩꯔꯤꯁꯦ. ꯃꯁꯤ ꯑꯩꯈꯣꯏꯅ ꯅꯤꯡꯁꯤꯡꯕ ꯃꯊꯧ ꯇꯥꯏ. ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯄꯨꯋꯥꯔꯤꯁꯤꯡꯗ ꯆꯤꯡꯃꯤꯒ ꯇꯝꯃꯤꯒꯒꯤ ꯅꯨꯡꯁꯤꯕꯒꯤ ꯏꯆꯦꯜꯁꯦ ꯉꯥꯏꯍꯥꯛꯀꯤ ꯃꯔꯛꯀꯤ ꯅꯨꯡꯉꯥꯏꯕ ꯅꯠꯇꯕꯗꯨꯗꯤ ꯏꯃꯨꯡ ꯑꯃꯗ ꯂꯩꯕ ꯃꯤꯁꯤꯡꯗꯨꯁꯨ ꯑꯗꯨꯝ ꯃꯈꯠꯅꯩꯅ. ꯑꯗꯨꯅ ꯃꯁꯤꯅ ꯇꯨꯡ ꯀꯣꯏꯍꯜꯂꯣꯏꯗꯕꯅꯤ. ꯃꯁꯤꯅ ꯇꯨꯡ ꯀꯣꯏꯔꯀꯥꯟꯗ ꯃꯥꯡꯖꯕꯗꯤ ꯆꯤꯡꯃꯤꯗꯁꯨ ꯃꯥꯡꯖꯅꯤ, ꯇꯝꯃꯤꯗꯁꯨ ꯃꯥꯡꯉꯛꯀꯅꯦꯕ. ꯃꯔꯝꯗꯤ ꯂꯥꯟ ꯍꯥꯏꯕꯁꯤꯅ ꯀꯩꯗꯧꯉꯩꯗ ꯆꯥꯎꯈꯠꯄ ꯑꯃ ꯄꯨꯔꯛꯄ ꯂꯩꯇꯦ. ꯑꯅꯤꯃꯛꯁꯦ ꯃꯥꯒꯤ ꯄꯨꯔꯛꯄꯗꯤ ꯃꯥꯡꯕ ꯂꯣꯏꯕꯗꯅꯤ. ꯉꯥꯏꯍꯥꯛ ꯉꯥꯏꯍꯥꯛꯀꯤꯗꯤ ꯉꯝꯃꯦ ꯍꯥꯏꯕꯒꯤ ꯄꯦꯟꯅꯕ ꯂꯩꯔꯛꯄ ꯌꯥꯏ, ꯑꯗꯨ ꯄꯜꯂꯣꯏꯗꯗꯤ ꯑꯐꯕ ꯑꯝꯇ ꯂꯩꯇꯦ. ꯃꯤꯕꯨ ꯁꯤꯔꯗꯤ ꯑꯌꯥꯛꯀꯤꯗꯁꯨ ꯋꯥꯅꯤ, ꯃꯤꯒꯤꯗꯁꯨ ꯑꯗꯨꯝ ꯋꯥꯅꯤ. ꯃꯤꯒꯤꯗ ꯁꯤꯕꯗꯨꯅ ꯅꯨꯡꯉꯥꯏꯕ ꯑꯣꯏꯅ ꯈꯟꯕ, ꯑꯌꯥꯛꯀꯤꯗ ꯁꯤꯕꯗꯨꯅ ꯑꯋꯥꯕ ꯑꯣꯏꯅ ꯈꯟꯕ ꯇꯥꯔꯒꯗꯤ ꯃꯤꯑꯣꯏꯕꯒꯤ ꯂꯤꯆꯠꯀꯤ ꯋꯥꯡꯃꯅꯤ ꯍꯥꯏꯅ ꯈꯜꯂꯤ. ꯑꯗꯨꯅ ꯑꯩꯈꯣꯏ ꯂꯩꯉꯥꯛꯂꯣꯟꯗ ꯂꯩꯔꯤꯕ ꯄꯨꯋꯥꯔꯤꯁꯦ ꯑꯩꯈꯣꯏ ꯍꯪꯒꯠꯅ ꯌꯦꯡꯕ ꯃꯊꯧ ꯇꯥꯏ. ꯁꯨꯃꯥꯏ ꯊꯝꯖꯒꯦ. ꯃꯁꯤ ꯇꯝꯒꯗꯕꯅꯤ, ꯈꯪꯒꯗꯕꯅꯤ. ꯑꯗꯣ ꯑꯣꯖꯥ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗꯗꯤ ꯀꯝꯃ꯭ꯌꯨꯅꯤꯇꯤꯁꯤ ꯃꯈꯜ ꯌꯥꯝ ꯂꯩꯈ꯭ꯔꯦ. ꯃꯥꯏ ꯇꯣꯉꯥꯟꯕ ꯔꯤꯂꯤꯖꯟꯃꯛꯇ ꯍꯥꯏꯔꯦ, ꯙꯔꯃꯃꯛꯇ ꯍꯥꯏꯔꯦ ꯃꯥꯟꯅꯗꯦ. ꯑꯗꯒꯤꯗꯤ ꯖꯥꯇꯤ ꯃꯈꯜ ꯃꯌꯥꯝ ꯄꯨꯜꯂꯒ ꯂꯩꯈ꯭ꯔꯦ. ꯑꯗꯣ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛꯁꯦ ꯃꯥꯒꯤ ꯑꯣꯏꯕ ꯑꯥꯏꯗꯦꯟꯇꯤꯇꯤ ꯑꯃꯗ ꯑꯩꯈꯣꯏ ꯂꯣꯏ ꯉꯥꯛꯑꯒ ꯂꯩꯅꯤꯡꯉꯦꯕ. ꯃꯩꯇꯩꯁꯨ ꯃꯩꯇꯩ ꯑꯗꯨꯝ ꯑꯣꯏꯅꯤꯡꯉꯤ, ꯃꯩꯇꯩ ꯄꯥꯉꯜꯁꯨ ꯃꯥꯒꯤ ꯑꯣꯏꯕ ꯑꯥꯏꯗꯦꯟꯇꯤꯇꯤ ꯑꯃ ꯊꯝꯖꯅꯤꯡꯉꯤ. ꯑꯗꯨꯒ ꯅꯥꯒꯥꯒꯤ ꯃꯅꯨꯡꯗ ꯌꯥꯎꯔꯤꯕ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯃꯌꯥꯝꯒꯤꯁꯨ ꯃꯥꯒꯤ ꯀꯝꯃ꯭ꯌꯨꯅꯤꯇꯤꯒꯤ ꯑꯣꯏꯕ ꯑꯥꯏꯗꯦꯟꯇꯤꯇꯤ ꯑꯃꯃꯝ ꯂꯣꯏ ꯊꯝꯅꯤꯡꯉꯦꯕ. ꯑꯗꯨꯕꯨ ꯃꯥꯒꯤ ꯑꯣꯏꯕ ꯑꯥꯏꯗꯦꯟꯇꯤꯇꯤꯁꯤꯡꯁꯦ ꯉꯥꯛꯅ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯤ ꯍꯥꯏꯕ ꯃꯅꯤꯄꯨꯔꯤ ꯑꯃ ꯑꯥꯏꯗꯦꯟꯇꯤꯇꯤ ꯑꯃ ꯁꯥꯒꯠꯄ ꯃꯇꯝꯗ ꯑꯩꯈꯣꯏ ꯀꯔꯝꯕ ꯃꯈꯜꯒꯤ ꯋꯥꯈꯜꯂꯣꯟ ꯆꯦꯟꯕ ꯅꯠꯇ꯭ꯔꯒꯅ ꯑꯩꯈꯣꯏ ꯂꯧꯁꯟꯕ ꯃꯊꯧ ꯇꯥꯏ ꯈꯟꯕꯤꯌꯨ? ꯑꯃꯅ ꯑꯃꯗꯒꯤ ꯍꯦꯟꯕ ꯅꯠꯇꯦ. ꯈꯨꯠ ꯁꯥ ꯃꯉꯥꯁꯦ ꯁꯥꯡꯕ ꯑꯝꯇ ꯃꯥꯟꯅꯗꯦꯕ. ꯑꯁꯤ ꯁꯥꯡꯕ ꯀꯔꯤꯒꯨꯝꯕ ꯆꯞ ꯃꯥꯟꯅꯔꯦꯅ ꯈꯜꯂꯦ. ꯈꯨꯕꯤ, ꯈꯨꯗꯣꯝꯕꯤ, ꯈꯨꯌꯥꯏ, ꯈꯨꯅꯤꯡꯗꯧ, ꯈꯨꯅꯥꯎ ꯁꯥꯡꯕ ꯆꯞ ꯃꯥꯟꯅꯕ ꯄꯣꯠ ꯑꯃꯗ ꯄꯥꯏ ꯌꯥꯔꯣꯏꯕ. ꯄꯣꯠ ꯑꯃꯗ ꯄꯥꯏ ꯀꯔꯤꯝ ꯇꯧ ꯌꯥꯔꯣꯏ. ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯂꯩꯔꯤꯕ ꯃꯥꯒꯤ ꯁꯦ ꯆꯤꯡꯃꯤꯁꯤꯡ ꯂꯩꯔꯤꯕ ꯁꯦ ꯀꯕꯨꯏ ꯈꯪꯗꯦ, ꯇꯥꯡꯈꯨꯜ ꯈꯪꯗꯦ, ꯃꯤꯇꯩꯒꯤ ꯀꯜꯆꯔꯁꯤꯒ ꯆꯞ ꯃꯥꯟꯅꯔꯦ ꯍꯥꯏꯔꯒꯗꯤ ꯃꯣꯏꯁꯤ ꯀꯗꯥꯏꯗꯒꯤ ꯇꯥꯡꯈꯨꯜ ꯑꯣꯏꯗꯣꯏꯅꯣ, ꯀꯗꯥꯏꯗꯒꯤ ꯀꯕꯨꯏ ꯑꯣꯏꯔꯛꯇꯣꯏꯅꯣ? ꯃꯥꯒꯤ ꯐꯨꯔꯨꯞꯇꯨꯒꯤ ꯃꯥꯒꯤ ꯃꯄꯥ ꯃꯄꯨꯁꯤꯡꯅ ꯃꯥꯒꯤ ꯃꯁꯛ ꯁꯥꯒꯠꯂꯒ ꯊꯝꯃꯦ.
ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯃꯥꯂꯦꯝꯁꯤꯗꯁꯨ ꯍꯩꯅ ꯂꯩꯅ ꯑꯗꯨ ꯍꯩꯒ ꯂꯩꯒ ꯌꯦꯠꯁꯟꯅꯕ ꯌꯥꯗꯦ ꯍꯩꯅ ꯍꯩ ꯑꯣꯏꯅꯤ ꯂꯩꯅ ꯂꯩ ꯏꯁꯤꯡꯅ ꯏꯁꯤꯡ ꯑꯣꯏꯅꯤ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯃꯤꯑꯣꯏ ꯀꯥꯡꯂꯨꯞꯁꯤꯡꯁꯦ ꯃꯁꯤꯅ ꯃꯁꯥ ꯃꯁꯥꯒꯤ ꯃꯥꯒꯤ ꯃꯇꯤꯛ ꯃꯌꯥꯏ ꯃꯥꯒꯤ ꯃꯁꯛꯇꯨꯗ ꯑꯗꯨꯝ ꯉꯥꯛꯅ ꯂꯩꯐꯝ ꯊꯣꯛꯑꯦ ꯑꯗꯨ ꯂꯩꯔꯛꯑꯀꯥꯟꯗ ꯃꯌꯥꯝꯗꯨꯅ ꯑꯄꯨꯟꯕ ꯑꯃ ꯁꯥꯒꯠꯂꯛꯀꯗꯣꯏꯅꯦꯕ ꯃꯍꯧꯁꯥ ꯈꯨꯠꯁꯦꯝꯁꯤꯒꯤ ꯃꯅꯨꯡꯗ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛ ꯌꯥꯎꯏ ꯍꯥꯏꯅ ꯈꯟꯕ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯃꯅꯤꯄꯨꯔ ꯍꯥꯏꯕꯁꯦ ꯁꯥꯒꯠꯂꯛꯄ ꯃꯇꯝꯗ ꯀꯥꯡꯂꯨꯞ ꯈꯨꯗꯤꯡꯃꯛꯀꯤ ꯇꯉꯥꯏꯐꯗꯕ ꯂꯩꯌꯦ ꯑꯗꯨꯅ ꯀꯥꯡꯂꯨꯞ ꯈꯨꯗꯤꯡꯃꯛꯇꯣ ꯃꯁꯥꯒꯤ ꯃꯁꯛ ꯊꯣꯛꯑꯒ ꯇꯥꯡꯈꯨꯜꯅ ꯑꯗꯨ ꯐꯥꯎꯕ ꯇꯧ ꯂꯩꯄꯥꯛꯀꯤ ꯏꯪꯕ ꯆꯤꯛꯄ ꯅꯨꯡꯉꯥꯏꯕ ꯄꯣꯔꯛꯅꯕꯒꯤꯗꯃꯛꯇ ꯁꯤꯐꯥꯎ ꯇꯧꯋꯦ ꯀꯕꯨꯏꯅꯤ ꯁꯤꯐꯥꯎ ꯇꯧꯋꯦ ꯃꯤꯇꯩꯅꯤ ꯁꯤꯐꯥꯎ ꯇꯧꯋꯦ ꯊꯣꯛꯂꯛꯁꯅꯨꯅ ꯄꯨꯜꯂꯀꯥꯟꯗ ꯅꯨꯡꯉꯥꯏꯕ ꯌꯥꯏꯐꯕ ꯑꯣꯏꯔꯛꯀꯗꯧꯅꯦꯕ ꯑꯗꯨꯅ ꯃꯁꯥꯒꯤ ꯑꯥꯏꯗꯦꯟꯇꯤꯇꯤꯗꯨ ꯃꯥꯡꯈꯤꯕ ꯇꯥꯔꯗꯤ ꯄꯣꯠꯇꯨꯒꯤ ꯃꯁꯛ ꯂꯩꯔꯔꯣꯏ ꯀꯕꯨꯏꯁꯨ ꯀꯕꯨꯏ ꯑꯣꯏꯔꯔꯣꯏ ꯇꯥꯡꯈꯨꯜꯁꯨ ꯇꯥꯡꯈꯨꯜ ꯑꯣꯏꯔꯔꯣꯏ ꯂꯩꯔꯤꯕ ꯑꯅꯥꯜꯁꯨ ꯑꯅꯥꯜ ꯑꯣꯏꯔꯔꯣꯏ ꯀꯩꯅꯣꯁꯨ ꯃꯤꯇꯩꯁꯨ ꯃꯤꯇꯩ ꯑꯣꯏꯔꯔꯣꯏ ꯑꯗꯨꯅ ꯌꯦꯟꯅ ꯌꯦꯟ ꯑꯣꯏꯕ ꯍꯨꯏꯅ ꯍꯨꯏ ꯑꯣꯏꯕ ꯀ꯭ꯋꯥꯛꯅ ꯀ꯭ꯋꯥꯛ ꯑꯣꯏꯕꯁꯤꯅꯦꯕ ꯑꯗꯨ ꯑꯣꯏꯔꯛꯇ꯭ꯔꯒꯗꯤ ꯃꯍꯧꯁꯥꯒꯤ ꯃꯁꯛꯁꯦ ꯃꯥꯡꯉꯛꯀꯅꯤ ꯑꯗꯨꯅ ꯃꯁꯥꯒꯤ ꯑꯥꯏꯗꯦꯟꯇꯤꯇꯤ ꯃꯥꯡꯈꯤꯕ ꯃꯇꯝꯗ ꯃꯍꯥꯛꯅ ꯂꯧꯔꯝꯕ ꯔꯣꯜ ꯃꯌꯥꯝꯗꯣ ꯃꯗꯨꯒꯤ ꯈꯨꯟꯅꯥꯏꯗꯨꯗ ꯂꯩꯄꯥꯛꯇꯨꯗꯒꯤ ꯃꯥꯡꯉꯛꯀꯅꯤ ꯑꯗꯨꯅ ꯁꯤꯗꯤ ꯉꯥꯛꯅ ꯊꯝꯐꯩ ꯑꯗꯨ ꯑꯣꯖꯥ ꯍꯧꯖꯤꯛ ꯑꯣꯖꯥꯅ ꯊꯝꯕꯤꯔꯤꯕ ꯄꯣꯠꯁꯤꯅ ꯍꯥꯏꯁꯦ ꯃꯥꯒꯤ ꯑꯣꯏꯕ ꯀꯜꯆꯔꯦꯜ ꯑꯥꯏꯗꯦꯟꯇꯤꯇꯤꯁꯤ ꯃꯥꯅ ꯉꯥꯛꯆꯒꯗꯧꯅꯦꯕ ꯍꯥꯏꯗꯤ ꯁꯤ ꯃꯥꯅ ꯉꯥꯛꯆꯕ ꯍꯥꯏꯕꯁꯤꯒꯤ ꯊꯧꯗꯥꯡ ꯄꯨꯔꯛꯇꯣꯏꯁꯦ ꯑꯩꯈꯣꯏꯒꯤ ꯌꯪꯒꯔ ꯖꯦꯅꯦꯔꯦꯁꯟꯁꯤꯅ ꯑꯣꯏꯗꯣꯏꯅꯦꯕ ꯑꯍꯟꯁꯤꯡꯅ ꯊꯝꯕꯤꯔꯝꯕꯗ ꯅꯍꯥꯁꯤꯡꯅ ꯇꯝꯍꯧꯕ ꯅꯍꯥꯁꯤꯡꯅ ꯃꯆꯥ ꯃꯁꯨꯁꯤꯡꯅ ꯇꯥꯛꯑꯝꯕ ꯁꯨꯝ ꯁꯨꯃꯥꯏꯅ ꯆꯠꯈꯤꯗꯣꯏꯅꯦꯕ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯃꯅꯤꯄꯨꯔꯒꯤ ꯅꯍꯥ ꯌꯨꯠꯁꯤꯡꯒꯤ ꯃꯔꯛꯇ ꯑꯩꯈꯣꯏꯒꯤ ꯀꯜꯆꯔꯁꯤ ꯌꯥꯝ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏꯅ ꯂꯧꯔꯛꯇꯕ ꯑꯗꯨꯒ ꯍꯤꯁꯇ꯭ꯔꯤꯒꯤ ꯃꯇꯥꯡꯗ ꯀꯩꯁꯨ ꯅꯩꯅꯅꯤꯡꯕ ꯐꯥꯎꯗꯕꯒꯤ ꯃꯁꯛ ꯑꯃ ꯑꯩꯈꯣꯏ ꯑꯗꯨꯝ ꯎꯔꯛꯏꯕ ꯑꯗꯣ ꯁꯤ ꯃꯌꯥꯝ ꯌꯦꯡꯉꯨꯔꯀꯥꯟꯗ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯅꯍꯥꯔꯣꯜꯁꯤꯡꯁꯤꯗ ꯍꯧꯖꯤꯛꯀꯤ ꯌꯨꯠ ꯑꯗꯩ ꯑꯦꯅꯤ ꯄꯔꯁꯟ ꯃꯅꯤꯄꯨꯔꯁꯤꯗ ꯂꯩꯔꯤꯕ ꯌꯨꯠ ꯈꯨꯗꯤꯡꯃꯛꯇ ꯈ꯭ꯋꯥꯏꯗꯒꯤ ꯑꯆꯧꯕ ꯑꯁꯣꯏꯕꯁꯦ ꯀꯔꯤꯅ ꯑꯣꯏꯔꯒꯦꯅ ꯑꯣꯖꯥꯒꯤ ꯋꯥꯈꯜꯗ ꯈꯟꯕꯤ ꯃꯁꯤꯗꯤ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯅꯍꯥꯔꯣꯜꯁꯤꯡꯗ ꯑꯩꯈꯣꯏꯅ ꯁꯥꯎꯕ ꯌꯥꯗꯦ ꯅꯍꯥꯁꯦ ꯀꯅꯥꯅꯣ ꯉꯁꯤꯒꯤ ꯑꯍꯜꯁꯤꯡꯅ ꯄꯣꯛꯂꯛꯄꯅꯦ ꯉꯁꯤꯒꯤ ꯑꯍꯜꯁꯤꯡꯅ ꯁꯦꯝꯃꯛꯄꯅꯦ ꯑꯄꯦꯠꯄ ꯂꯩꯈꯣꯝꯗ ꯁꯥꯅꯤꯡꯕ ꯃꯨꯔꯇꯤ ꯁꯥꯔꯛꯄ ꯑꯗꯨꯃꯥꯏꯅ ꯇꯧꯔ ꯃꯐꯝ ꯃꯇꯝ ꯅꯥꯏꯅ ꯐꯖꯅ ꯆꯨꯝꯅ ꯁꯥꯔꯛꯀꯗꯕꯗ ꯑꯍꯜꯅꯦ ꯑꯗꯨꯅ ꯅꯍꯥꯁꯤꯡꯗ ꯀꯔꯤꯒꯤ ꯋꯥꯠꯂꯛꯏꯅꯣ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯃꯈꯣꯏꯗ ꯃꯁꯤꯒꯤ ꯃꯆꯥꯛꯇꯣ ꯍꯥꯄꯛꯇꯗꯅ ꯋꯥꯠꯂꯛꯄꯅꯦꯕ ꯀꯃꯥꯏꯅ ꯍꯥꯄꯛꯀꯅꯤ ꯏꯗꯨꯀꯦꯁꯟ ꯍꯥꯄꯛꯀꯗꯧꯅꯦꯕ ꯑꯗꯨꯅ ꯃꯁꯤꯒꯤ ꯏꯝꯄꯣꯔꯇꯦꯟꯁꯤ ꯏꯟꯗꯤꯌꯥ ꯒꯃꯦꯟꯅ ꯈꯪꯉꯛꯇꯅ NEP 2000 ꯍꯥꯏꯕꯁꯤ ꯏꯟꯇ꯭ꯔꯣꯗ꯭ꯌꯨꯁ ꯇꯧꯔꯛꯑꯦꯕ ꯃꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯒꯤ ꯑꯅꯧꯕ ꯂꯩꯄꯥꯛꯀꯤ ꯑꯣꯏꯕ ꯃꯔꯝꯗꯝꯒꯤ ꯑꯣꯏꯕ ꯃꯔꯩꯄꯥꯛꯀꯤ ꯑꯣꯏꯕ ꯃꯗꯨ ꯈꯪꯉꯨ ꯍꯥꯏꯗꯅ ꯔꯤꯖꯅꯦꯜꯒꯤ ꯄꯣꯠ ꯃꯌꯥꯝꯁꯦ ꯏꯗꯨꯀꯦꯁꯟꯁꯤꯗ ꯁꯦꯂꯦꯕꯁ ꯏꯟꯇ꯭ꯔꯣꯗ꯭ꯌꯨꯁ ꯇꯧꯔꯒ ꯍꯥꯞꯆꯤꯜꯂꯛꯑꯦ ꯑꯗꯨ ꯇꯧꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯁꯨꯝ ꯂꯩꯔꯕꯣꯏꯔꯦ ꯍꯥꯏꯗꯣ ꯈꯪꯉꯛꯀꯗꯣꯏꯅꯦꯕ ꯑꯉꯥꯡꯁꯤꯡꯗꯤ ꯀꯩꯁꯨ ꯈꯪꯗꯕ ꯑꯉꯥꯡꯗꯨꯗ ꯑꯩꯈꯣꯏꯅ ꯇꯥꯛꯄꯤꯔꯒ ꯇꯝꯕꯤꯔꯒ ꯃꯣꯏꯗꯤ ꯈꯪꯉꯛꯀꯗꯣꯏꯅꯦꯕ ꯇꯥꯛꯄꯤꯗ꯭ꯔꯒ ꯇꯝꯕꯤꯗ꯭ꯔꯒ ꯈꯪꯗ꯭ꯔꯦ ꯍꯥꯏꯌꯦ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯏꯗꯨꯀꯦꯁꯟ ꯁꯤꯁꯇꯦꯝꯁꯤꯗ ꯀꯔꯤꯀꯨꯂꯝ ꯁꯦꯝꯃꯛꯄꯗ ꯁꯦꯂꯦꯕꯤ ꯃꯌꯥꯝ ꯂꯥꯛꯄ ꯃꯇꯝꯗ ꯀꯔꯤ ꯋꯥꯠꯂꯤ ꯍꯥꯏꯕ ꯃꯇꯝꯗ ꯔꯤꯖꯅꯦꯜꯒꯤ ꯄꯣꯠ ꯌꯥꯎꯔꯛꯇꯕ ꯃꯔꯩꯄꯥꯛ ꯃꯔꯝꯗꯝꯒꯤ ꯄꯣꯠ ꯌꯥꯎꯔꯛꯇꯕ ꯑꯗꯨꯅ ꯃꯄꯥꯟꯒꯤ ꯐꯠꯇꯦ ꯍꯥꯏꯕ ꯅꯠꯇꯦ ꯃꯄꯥꯟꯒꯤ ꯉꯥꯛꯇꯗꯨꯅ ꯂꯝꯒꯤ ꯁꯟꯅ ꯃꯆꯤ ꯁꯥꯡꯉꯦ ꯍꯥꯏꯕꯗꯧꯅ ꯃꯄꯥꯟꯗꯨꯗꯪ ꯇꯝꯃꯒ ꯇꯣꯛꯄ ꯃꯅꯨꯡꯒꯤ ꯑꯃꯐꯥꯎ ꯇꯝꯃꯛꯇꯕ ꯑꯗꯨꯅ ꯃꯃꯥꯏꯈꯛ ꯄꯥꯎꯗꯔ ꯊꯥꯔꯒ ꯇꯣꯛꯑꯦ ꯏꯔꯨꯗꯤ ꯂꯨꯖꯗ꯭ꯔꯦꯕ ꯑꯗꯨꯅ ꯏꯔꯨ ꯂꯨꯖꯗ꯭ꯔꯗꯤ ꯃꯅꯝ ꯅꯝꯊꯤꯔꯦꯅꯦ ꯑꯗꯨꯒ ꯃꯁꯤ ꯑꯉꯥꯡꯒꯤ ꯃꯅꯝ ꯅꯝꯊꯤ ꯁꯤ ꯑꯉꯥꯡꯒꯤ ꯃꯅꯝ ꯅꯝꯊꯤ ꯍꯥꯏꯕ ꯌꯥꯔꯣꯏꯕ ꯃꯔꯝꯗꯤ ꯏꯔꯨꯖꯕꯤꯕꯨꯗꯤ ꯃꯃꯥ ꯃꯄꯥꯅ ꯍꯥꯟꯅ ꯄꯤꯉꯥꯏꯗ ꯏꯔꯨꯖꯔꯛꯀꯗꯕꯅꯤ ꯁꯨꯃꯥꯏꯅ ꯌꯥꯝꯅ ꯊꯝ ꯄꯥꯝꯖꯩ ꯑꯗꯣ ꯑꯣꯖꯥꯅ ꯍꯧꯖꯤꯛꯁꯦ ꯁꯥꯇ꯭ꯔꯁꯤꯡ ꯂꯥꯏꯔꯤꯛ ꯇꯥꯛꯄꯤ ꯇꯝꯕꯤꯔꯤꯕ ꯆꯥꯡ ꯑꯃ ꯑꯣꯏꯅꯁꯨ ꯂꯩꯕꯤꯔꯦ ꯑꯗꯩ ꯁꯤꯗ ꯑꯦꯛꯁꯄꯔꯤꯌꯦꯟꯁ ꯆꯍꯤ ꯀꯨꯟꯊ꯭ꯔꯥꯒꯤ ꯃꯊꯛꯇ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯂꯩꯕꯤꯔꯕꯅꯦ ꯑꯣꯖꯥ ꯑꯗꯣ ꯑꯣꯖꯥꯅ ꯁꯨꯃꯥꯏꯅ ꯂꯥꯏꯔꯤꯛ ꯇꯥꯛꯄ ꯃꯇꯝꯁꯤꯗ ꯑꯩꯈꯣꯏꯒꯤ ꯏꯖꯨꯀꯦꯁꯟ ꯁꯤꯁꯇꯦꯝꯁꯤꯗꯁꯨ ꯑꯍꯣꯡꯕ ꯃꯌꯥꯝꯁꯨ ꯎꯕ ꯐꯪꯉꯦ ꯑꯣꯖꯥ ꯑꯗꯣ ꯀꯩꯒꯨꯝꯕ ꯑꯣꯖꯥꯅ ꯀꯩꯒꯨꯝꯕ ꯍꯧꯖꯤꯛꯁꯤ ꯏꯖꯨꯀꯦꯁꯟ ꯁꯤꯁꯇꯦꯝꯁꯦ ꯃꯅꯤꯄꯨꯔꯗ ꯏꯖꯨꯀꯦꯁꯟ ꯁꯤꯁꯇꯦꯝ ꯑꯃ ꯑꯅꯧꯕ ꯑꯃ ꯄꯣꯔꯛꯄꯒꯤ ꯀꯩꯅꯣꯁꯦ ꯄꯋꯥꯔꯁꯦ ꯁꯛꯇꯤꯁꯦ ꯑꯣꯖꯥꯅ ꯄꯥꯏꯕꯤꯔꯦꯅ ꯈꯜꯂꯁꯤ ꯃꯇꯝꯗꯨꯗ ꯃꯅꯤꯄꯨꯔꯗ ꯀꯔꯝꯕ ꯃꯈꯜꯒꯤ ꯏꯖꯨꯀꯦꯁꯟ ꯁꯤꯁꯇꯦꯝ ꯄꯨꯔꯛꯄ ꯄꯥꯝꯃꯤ ꯑꯗꯨꯒ
ꯃꯁꯤꯁꯤꯅ ꯑꯣꯖꯥꯅ ꯄꯨꯔꯛꯅꯤꯡꯉꯤꯕ ꯏꯗꯨꯀꯦꯁꯟ ꯁꯤꯁꯇꯦꯝꯁꯤꯅ ꯃꯅꯤꯄꯨꯔꯗ ꯑꯍꯣꯡꯕ ꯑꯃ ꯄꯨꯔꯛꯄ ꯃꯇꯝꯗ ꯀꯗꯥꯏ ꯃꯁꯤꯗꯤ ꯑꯩꯅ ꯄꯥꯝꯕ ꯉꯥꯛꯁꯨ ꯋꯥ ꯅꯠꯇꯦꯕ ꯃꯁꯤꯒꯤꯗꯃꯛꯇ ꯈꯟꯕ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯁꯤ ꯏꯟꯗꯤꯌꯥꯒꯤ ꯄꯥꯔꯠ ꯑꯃ ꯑꯣꯏꯔꯤꯕꯅꯤꯗꯅ ꯑꯗꯨꯅ ꯏꯟꯗꯤꯌꯥꯒꯤ ꯐꯥꯎꯔꯕ ꯄꯣꯂꯤꯁꯤ ꯃꯦꯀꯔ ꯑꯗꯨꯒ ꯏꯖꯨꯀꯦꯁꯅꯤꯁꯁꯤꯡꯅ ꯈꯜꯂꯤꯅꯦꯕ ꯀꯃꯥꯏꯅ ꯐꯒꯠꯂꯛꯀꯗꯒꯦ ꯑꯗꯨꯅ ꯃꯁꯤ ꯈꯜꯂꯛꯑꯀꯥꯟꯗꯅꯤ ꯏꯟꯗꯤꯌꯥꯟ ꯅꯣꯂꯦꯖ ꯁꯤꯁꯇꯦꯝ ꯍꯥꯏꯕ ꯍꯥꯞꯄꯛꯏꯁꯦ ꯑꯁꯤꯅ ꯏꯟꯗꯤꯌꯥꯟ ꯅꯣꯂꯦꯖ ꯁꯤꯁꯇꯦꯝꯁꯤ 2020ꯗꯒꯤ ꯏꯟꯇ꯭ꯔꯣꯗ꯭ꯌꯨꯁ ꯇꯧꯔꯒ ꯂꯥꯛꯏꯅꯦ ꯉꯔꯥꯡ ꯅꯍꯥꯟꯗ ꯉꯥꯏꯔꯤꯗꯅꯀꯣ ꯁꯤꯅ 2020 ꯃꯁꯤ ꯐꯨꯜꯂꯤ ꯏꯝꯄ꯭ꯂꯤꯃꯦꯟ ꯇꯧꯕ ꯃꯊꯧ ꯇꯥꯏ ꯁꯤꯅ ꯃꯤꯒꯤ ꯂꯩꯄꯥꯛꯀꯤꯗꯤ ꯀꯣ ꯑꯛꯕꯔ ꯀꯔꯝ ꯀꯥꯟꯗ ꯄꯣꯛꯏ ꯀꯔꯝ ꯀꯥꯟꯗ ꯁꯤꯒꯤ ꯕꯔꯪ ꯍꯥꯏꯔꯛꯀꯅꯤ ꯑꯂꯦꯛꯖꯦꯟꯗꯔ ꯀꯔꯝ ꯀꯥꯟꯗ ꯄꯣꯛꯏ ꯀꯔꯝ ꯀꯥꯟꯗ ꯁꯤꯒꯤ ꯀꯔꯝ ꯀꯥꯟꯗ ꯂꯥꯟ ꯇꯥꯔꯒ ꯍꯥꯏꯔꯛꯀꯅꯤ ꯀꯣ ꯑꯗꯨꯒ ꯈꯥꯒꯦꯝꯕ ꯅꯤꯡꯊꯧ ꯀꯔꯝ ꯀꯥꯟꯗ ꯄꯣꯛꯏ ꯑꯩꯅ ꯍꯥꯏ ꯃꯃꯤꯡ ꯐꯥꯎ ꯈꯪꯉꯔꯣꯏ ꯀꯔꯤꯒꯤꯅꯣ ꯃꯁꯤ ꯑꯉꯥꯡꯗꯨꯒꯤ ꯋꯥ ꯅꯠꯇꯦꯕ ꯏꯗꯨꯀꯦꯁꯟ ꯁꯤꯁꯇꯦꯝꯗ ꯌꯥꯎꯔꯛꯇꯕꯅꯦ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯏꯗꯨꯀꯦꯁꯟ ꯁꯤꯁꯇꯦꯝꯗ ꯁꯦꯂꯦꯕꯁꯇ ꯃꯌꯥꯝꯁꯤꯡꯁꯦ ꯍꯥꯞꯄꯛꯑꯀꯥꯟꯗ ꯃꯔꯩꯄꯥꯛ ꯃꯔꯝꯗꯝꯁꯨ ꯃꯤꯉꯣꯟꯗꯒꯤ ꯍꯟꯊꯗꯅ ꯂꯝꯗꯝꯁꯤꯗ ꯏꯄꯥ ꯏꯄꯨ ꯀꯌꯥꯅ ꯃꯁꯤꯒꯤꯗꯃꯛꯇ ꯊꯕꯛ ꯇꯧꯔꯝꯕ ꯃꯌꯥꯝꯗꯣ ꯀꯔꯤ ꯂꯩꯕꯒꯦꯅ ꯍꯣꯠꯇꯅ ꯊꯤꯗꯅ ꯄꯨꯊꯣꯛꯅꯔꯛꯀꯗꯧꯅꯦꯕ ꯑꯗꯨꯅ ꯊꯥꯏꯅ ꯑꯔꯤꯕ ꯋꯥꯔꯤ ꯐꯨꯡꯒꯥ ꯋꯥꯔꯤꯗ ꯈꯪꯗꯦ ꯑꯃꯗ ꯈꯪꯗꯦ ꯂꯩꯔꯝꯃꯤꯕ ꯑꯗꯨꯗꯒꯤꯗꯤ ꯑꯩꯈꯣꯏꯒꯤ ꯐꯣꯛ ꯁꯣꯡꯁꯤꯡꯗ ꯂꯩꯔꯝꯃꯤꯕ ꯑꯩꯈꯣꯏꯒꯤ ꯑꯣꯔꯦꯜ ꯂꯤꯇꯔꯦꯆꯔ ꯍꯥꯏꯇꯥꯔꯦ ꯅꯦꯔꯦꯇꯤꯞ ꯂꯣꯔ ꯃꯌꯥꯝꯁꯦ ꯃꯁꯤ ꯑꯩꯈꯣꯏꯅ ꯑꯦꯛꯁꯄ꯭ꯂꯣꯔ ꯇꯧꯕ ꯃꯊꯧ ꯇꯥꯏ ꯊꯤꯒꯠꯄ ꯃꯁꯤ ꯄꯨꯊꯣꯛꯄ ꯃꯊꯧ ꯇꯥꯏ ꯃꯗꯨ ꯊꯥꯀꯥꯟꯗ ꯑꯩꯁꯦ ꯑꯗꯨ ꯑꯣꯏꯔꯕꯣꯔꯦ ꯍꯥꯏꯕꯁꯦ ꯃꯁꯥꯅ ꯈꯪꯒꯅꯤ ꯀꯩꯅꯣꯗꯨꯅ ꯑꯩꯅ ꯑꯗꯨꯒꯨꯝꯕ ꯑꯃ ꯉꯝꯕ ꯑꯣꯏꯔꯝꯕ ꯇꯥꯔꯒꯗꯤ ꯅꯣ ꯌꯣꯔ ꯃꯅꯤꯄꯨꯔ ꯅꯪꯒꯤ ꯂꯝꯕꯨ ꯃꯁꯛ ꯈꯪꯉꯨ ꯆꯤꯡꯂꯣꯟ ꯃꯥꯄꯟꯅ ꯀꯣꯏꯁꯟꯕ ꯃꯅꯤꯄꯨꯔ ꯏꯔꯩꯄꯥꯛꯅꯦ ꯆꯤꯡꯂꯣꯟ ꯃꯥꯄꯟꯗꯨꯗꯤ ꯀꯔꯤꯅꯣ ꯈꯪꯗꯦ ꯑꯩ ꯏꯄꯥ ꯏꯄꯨꯅ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯄꯨꯀꯩ ꯂꯟꯒꯤ ꯃꯌꯥꯝ ꯊꯝꯃꯝꯃꯤ ꯍꯥꯏꯌꯦꯕ ꯀꯗꯥꯏ ꯂꯩ ꯄꯨꯌꯥ ꯂꯩ ꯃꯌꯥꯝ ꯊꯝꯃꯤ ꯀꯗꯥꯏ ꯌꯦꯡꯉꯒꯦ ꯍꯥꯏꯕꯗꯨꯗꯤ ꯑꯩꯗꯤ ꯃꯤꯇꯩ ꯃꯌꯦꯛ ꯄꯥꯕ ꯊꯣꯛꯇꯦ ꯍꯥꯏꯔꯅꯤ ꯀꯣ ꯑꯩꯅꯁꯨ ꯄꯨꯊꯣꯛꯄ ꯉꯝꯗ꯭ꯔꯕ ꯀꯣ ꯃꯤꯉꯣꯟꯗꯗꯤ ꯄꯥꯏꯅ ꯍꯥꯏꯕ ꯃꯁꯤꯃꯨꯛ ꯏꯀꯥꯏꯕ ꯂꯩꯇꯦꯅ ꯈꯜꯂꯦ ꯀꯣ ꯑꯩꯒꯤ ꯄꯣꯠꯇꯣ ꯑꯌꯥꯅ ꯈꯪꯒꯗꯕꯅꯤ ꯄꯨꯌꯥꯗ ꯃꯁꯤꯒꯤ ꯄꯔꯦꯡꯁꯤꯃ ꯌꯥꯎꯔꯦ ꯃꯁꯤ ꯄꯔꯦꯡꯁꯤ ꯐꯩꯌꯦ ꯑꯩꯅ ꯍꯥꯏꯕ ꯉꯝꯕꯗꯨ ꯑꯣꯏꯔꯀꯥꯟꯗ ꯑꯗꯨ ꯐꯔꯛꯀꯗꯣꯏꯅꯦꯕ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯃꯁꯤ ꯃꯇꯝꯒꯤ ꯑꯍꯣꯡꯕꯅꯤ ꯀꯅꯥꯅꯁꯨ ꯕ꯭ꯂꯦꯝ ꯇꯧꯕ ꯌꯥꯗꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯍꯟꯗꯛ ꯂꯥꯛꯀꯗꯧꯔꯤꯕ ꯃꯥꯌꯣꯟꯗꯗꯤ ꯑꯩꯈꯣꯏꯁꯦ ꯀꯔꯝꯅ ꯆꯠꯀꯗꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯂꯝꯗꯝ ꯑꯁꯤꯒꯤ ꯂꯝꯗꯝ ꯑꯁꯤ ꯀꯔꯤꯅꯣ ꯑꯩꯈꯣꯏ ꯀꯅꯥꯅꯣ ꯀꯔꯝꯅ ꯍꯤꯡꯉꯛꯏ ꯍꯥꯏꯕꯒꯤ ꯃꯁꯤꯒꯤ ꯑꯥꯏꯗꯦꯟꯇꯤꯇꯤ ꯃꯁꯤꯒꯤ ꯄꯨꯋꯥꯔꯤꯁꯦ ꯑꯩꯈꯣꯏ ꯈꯪꯕ ꯇꯥꯏ ꯑꯣꯖꯥꯅ ꯍꯥꯏꯕꯒꯨꯝꯅ ꯀꯩꯅꯣꯁꯨ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯅ ꯃꯅꯤꯄꯨꯔꯒꯤ ꯍꯤꯁꯇ꯭ꯔꯤꯁꯦ ꯈꯪꯗꯕ ꯌꯥꯗꯦ ꯑꯩꯈꯣꯏꯒꯤ ꯀꯜꯆꯔꯁꯦ ꯈꯪꯗꯕ ꯌꯥꯗꯦ ꯌꯥꯝ ꯀꯟꯅꯗꯤ ꯍꯥꯏ ꯑꯗꯣ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯅꯩꯅꯕ ꯑꯦꯛꯁꯄꯔꯠꯁꯤꯡ ꯑꯗꯒꯤꯗꯤ ꯁꯤꯒꯤ ꯃꯇꯥꯡ ꯍꯤꯔꯝꯁꯤꯗ ꯊꯤꯖꯤꯟꯕ ꯔꯤꯁꯔꯁ ꯁ꯭ꯀꯣꯂꯔꯁꯤꯡ ꯃꯣꯏꯁꯤꯡꯗꯤ ꯑꯌꯥꯝꯕ ꯁꯤꯒꯤ ꯃꯇꯥꯡꯒꯤ ꯑꯥꯏꯗꯤꯌꯥꯁꯤ ꯈꯪꯉꯤ ꯑꯗꯨꯕꯨ ꯃꯣꯏꯅ ꯈꯪꯉꯤꯕ ꯑꯥꯏꯗꯤꯌꯥꯗꯨ ꯃꯌꯥꯝꯁꯤꯗ ꯁꯤꯌꯔ ꯇꯧꯊꯣꯛꯄ ꯅꯠꯇ꯭ꯔꯒꯅ ꯃꯌꯥꯝꯁꯤꯗ ꯌꯧꯍꯟꯅꯕꯒꯤ ꯂꯝꯕꯤꯁꯦ ꯁꯤꯃꯗꯤ ꯋꯥꯠꯅ ꯑꯗꯨꯝ ꯂꯩꯕ ꯃꯥꯜꯂꯦ ꯃꯅꯤꯄꯨꯔꯁꯦ ꯑꯗꯣ ꯁ꯭ꯋꯥꯏ ꯃꯇꯥꯡꯗ ꯑꯣꯖꯥ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯃꯌꯦꯛ ꯁꯤꯗꯕꯒꯤ ꯃꯇꯥꯡꯁꯦ ꯁꯤꯁꯤꯒꯤ ꯑꯩꯈꯣꯏꯅ ꯇꯣꯉꯥꯟꯕ ꯅꯦꯔꯦꯇꯤቭꯁ ꯃꯌꯥꯝ ꯑꯃ ꯇꯥꯔꯒꯁꯨ ꯃꯁꯤꯒꯤ ꯃꯦꯟ ꯀꯣꯁ ꯑꯗꯨꯒ ꯈ꯭ꯋꯥꯏꯗꯒꯤ ꯏꯝꯄꯦꯛꯐꯨꯜ ꯑꯣꯏꯕ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯦ ꯀꯔꯤꯅ ꯑꯣꯏꯒꯦꯅ ꯊꯝꯕꯤꯕ ꯌꯥꯏ ꯃꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯃꯌꯦꯛ ꯍꯥꯏꯕꯁꯤ ꯃꯤꯅ ꯄꯨꯊꯣꯛꯄꯅꯤ ꯁꯤꯝꯕꯜ ꯑꯣꯐ ꯁꯥꯎꯟ ꯂꯥꯏꯅ ꯀꯩꯁꯨ ꯏꯔꯝꯕ ꯃꯌꯦꯛ ꯏꯔꯝꯕꯒꯤ ꯋꯥꯗ ꯃꯤꯅ ꯄꯨꯊꯣꯛꯄꯅꯦ ꯃꯤꯅ ꯄꯨꯊꯣꯛꯄꯗꯣ ꯅꯤꯡꯊꯧꯔꯣꯜ ꯑꯃꯒꯤ ꯃꯊꯛꯇ ꯅꯤꯡꯊꯧꯔꯣꯜ ꯃꯊꯪ ꯄꯨꯊꯣꯛꯏꯕꯅꯤ ꯀꯔꯤꯒꯤ ꯄꯨꯊꯣꯛꯏꯗꯨꯅꯣ ꯍꯥꯏꯕꯗ ꯃꯤꯗꯨꯅ ꯉꯥꯡꯉꯤꯕꯗꯨꯒꯤ ꯃꯍꯨꯠ ꯁꯤꯟꯅꯕ ꯃꯌꯦꯛ ꯄꯨꯊꯣꯛꯏꯗꯦ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯇꯣꯟꯁꯤꯗ ꯑꯩꯈꯣꯏꯒꯤ ꯂꯥꯏꯌꯦꯡꯁꯤꯗ ꯌꯥꯎꯕ ꯋꯥꯍꯩꯁꯤꯡꯗꯨꯒꯤ ꯁꯤꯝꯕꯜꯅꯦꯕ ꯑꯩꯈꯣꯏꯅ ꯄꯨꯊꯣꯔꯛꯏꯁꯦ ꯑꯗꯨꯗ ꯃꯤꯇꯩꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯇꯣꯟꯁꯦ ꯑꯩꯈꯣꯏꯅ ꯉꯥꯡꯉꯤꯕ ꯃꯔꯣꯟꯁꯤꯗ ꯑꯩꯈꯣꯏꯅ ꯊꯣꯛꯇꯕ ꯃꯌꯥꯝ ꯑꯃ ꯑꯩꯈꯣꯏꯅ ꯅꯣꯡꯆꯨꯞꯂꯣꯝꯒꯤ
इंडियन कल्चर की मिथोलॉजी का मरी लेना बवारी सिंह पुसलक बता अरे लाई तीन कई का मैं आमने वाई बता मोई कल्चर की पुसलक मतलब ना आई कोई की लाइंग सीधा याव दम पोट मैं आम मगी मरो साउंड थोड़े अदु ngang na bo na bo ai koi na hai de hai ra ga sem bo pot tu di wai tu di tarak ta ba adu tarak ta ba di sum semak pa sum sem no bo na ba yarak ta ba mathan da to pa poi na mana mitai me ta pak san na lai ri tambi ba gi mass education nai ta khara ai koi ki kya ba मतलब हक तक मास यूजन तौरबगी वापम कर ले हाइडिंग हाइडी कइनोगी माइसो मगा तर खिदंग खंग तौबदु नतब खरा यामना हेरन तौब सुमाय तौदना कोइगी एजुकेशन सिस्टम अंगन एजुकेशन सिस्टम सिदा आई कोजी वोकेशनल द बेस तौब एजुकेशन आया ओएबे अदुगा vocational based तौब एजुकेशन निना कोइगी तंबीरी बतापी दुगी मयुम दा मयुम दा चटप खंगदे अदुना नातगना सिनाय लोइसंग सिंग दा चटप खंगदे अदुगना पाखंग फांग लै लैसा पासो ना कन चटप खंगदे अदुदा तौबा अदुना तबा दे तुजे लाइफ लोइना बया पोचे सिंग vocational education सिंग सिनाय संग सिदा नतबा अदुना तबा माया तम गे हाय तादे मधुगी द मुक्त सिंदना लांगना तौरम दे अदुना अदुगी दु नोसुब लोंदगी पोछला काना मधुगी बहुत सिनब होनरक पसिदा आई कोन मयेक्सी करी वाना दना मोगी तो हेक जत कनो तो थांग सलों थांगजन तादी रेडीमेड की पोत तो इराई लाई रे को सिमा पोइना मथंदा कोइना याम थेंगो मतम भावबा अगोई मीटिंग में सादु इरमे अदुगा कोई चुराचार महाराज मतम करी का स्वाय सुम लाप परगेती बंगाली से कने इरपनेबा इरे इसिगी मरमदी आई कोई दी मतम दा कलकत्ता दा मरी लेनबने होबजे को सिना बेंगोल की इन्फ्लुएंस को यापर लिविंग स्टाइल दगी अदुदगी दी चक्चा युत फिरोन सेट पकोप कोइन मंगने अदुना बेंगोली कल्चर ना इकोद डोमिनेट तौरगा लेरमबनिना मखोगी कल्चर दुगा मरी लेनब पोट लामतमदा बेंगोली की मयेक आई कोइदा चंगप सिजु पॉइंट नेक्स्ट पॉइंट दा लाइक तम हो रहे टेक्स्ट बुक की प्रॉब्लम नहीं है टेक्स्ट बुक याद लाइक तम याद रहते खुद तक टेक्स्ट बुक पुदी साधने ई जन फुदो पदी याद है अदुदी कमेंट हो रहे हाने अरे मसाला पूरा पने हाने की प्रिंट आउट न लेबा तमने जन लेबा अदुगी फोटो पूरा पा अदुदगी यामना मिट्टी में से बुठल लगे कोरा लगे का टाइप टाइप वफम नाचु नते है नकल सुमाय तो दना नचगी अवेलेबिलिटी दो खुद खुद तंगाय खत खुद सा थनिया का मांग सा यो दोन बेति अदु सा दो ले थक्ता अदु सुमाय ना तो दना कोइना टेक्स्ट बुक तो अदु मतम दो दी बेंगोली की टेक्स्ट बुक धरपा मचा दो ये लाइन अप फंगना अदुदगी लाग अदुदगी तम होवे अदुदगी दी मरुदगी तम होरामिना मतलब जैसे कि मिते में के पोचे और मसाला तम लाप कनो तो लाप तो की बड़ी है ना खल्ले मसे आई के वकल निको चुमसी चुमगने ओजा आदि हुजिक सुमाय कोइना लाइक अमा पाले हबदा इवन हिंदी दे फंगदबा बेंगोली दे फंगदबा मिते में तो फंगदबसे इंग्लिश दे दिन फंग है अदुना कोई गूगल दा सर्च तौर इंग्लिश दा सर्च तौर अदुना कोई दा अतई लैंग्वेज सिंग जे इंग्लिश ना हेना दम प्राइमरी लैंग्वेज मदु खन मिते लोन से मांगल लगे हिंदी लोन जी मांगल लगे का तो भी वनते आई ने दरकार लेबा फंग पोतु ने अदुदगी नेबा बंगाली की टेक्स्ट बुक से लौरुगा तमक पदगी
मिते में सी सिजनगिदबगी मसा अमा ओरिस ꯑꯗꯨ ꯁꯤꯁꯤꯒ ꯍꯥꯏꯐꯦꯠꯇꯪ ꯃꯥꯟꯅꯔꯞ ꯇꯧꯕꯗ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗ ꯀꯩꯅꯣ ꯍꯤꯟꯗꯨ ꯙꯔꯃ ꯆꯪꯉꯛꯈꯤꯕ ꯃꯇꯥꯡꯁꯦ ꯍꯣꯏ ꯁꯤꯗ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯀꯩꯅꯣ ꯍꯥꯏꯇꯥꯔꯦ ꯁꯤ ꯈꯤꯇꯪ ꯌꯦꯡꯉꯨꯕ ꯃꯇꯝꯗ ꯈꯤꯇꯪ ꯀꯩꯅꯣ ꯑꯣꯏꯕ ꯍꯥꯏꯇꯥꯔꯦ ꯀꯟꯁꯔꯟ ꯑꯣꯏꯕ ꯄꯣꯏꯟꯠꯁꯦ ꯑꯩꯈꯣꯏ ꯍꯤꯟꯗꯨ ꯙꯔꯃꯁꯤ ꯃꯅꯤꯄꯨꯔꯗ ꯃꯩꯇꯩ ꯃꯔꯛꯇ ꯅꯝꯗꯅ ꯆꯠꯅꯍꯜꯂꯀꯥꯟꯗ ꯑꯩꯈꯣꯏ ꯂꯥꯟꯈꯤꯕꯒꯤ ꯄꯣꯠ ꯑꯃꯒꯤ ꯋꯥꯔꯤ ꯑꯩꯈꯣꯏ ꯑꯗꯨꯝ ꯎꯔꯤꯕ ꯇꯥꯔꯤꯕ ꯁꯤꯗ ꯑꯩꯅ ꯍꯪꯖꯅꯤꯡꯕ ꯀꯣꯏꯁꯟꯗꯨꯗ ꯑꯩꯈꯣꯏ ꯃꯇꯝꯗꯨꯗ ꯃꯩꯇꯩ ꯄꯥꯡꯒꯜꯁꯦ ꯂꯩꯔꯦ ꯑꯗꯒꯤꯗꯤ ꯃꯇꯝꯗꯨꯗ ꯅꯥꯒꯥꯒꯤ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯃꯌꯥꯝ ꯂꯩ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯃꯌꯥꯝ ꯂꯩ ꯑꯗꯨꯕꯨ ꯑꯇꯩ ꯃꯌꯥꯝꯁꯤꯡꯗꯨꯗꯤ ꯅꯣꯏ ꯍꯤꯟꯗꯨ ꯙꯔꯃꯁꯤ ꯆꯠꯂꯨ ꯀꯥꯏꯅ ꯍꯥꯏꯔꯝꯗꯕꯤꯗ ꯑꯩꯈꯣꯏꯒꯤ ꯑꯣꯟꯂꯤ ꯃꯩꯇꯩ ꯈꯛꯇꯪꯗ ꯆꯠꯂꯝꯕꯒꯤ ꯄꯣꯠ ꯑꯃ ꯑꯩꯈꯣꯏꯅ ꯎꯔꯤꯕ ꯁꯤꯁꯤꯅ ꯑꯣꯖꯥ ꯁꯤꯒꯤ ꯃꯅꯨꯡꯗ ꯈꯤꯇꯪ ꯁꯤꯒꯅꯤꯐꯤꯀꯦꯟ ꯑꯣꯏꯕ ꯁ꯭ꯇꯣꯔꯤ ꯈꯔ ꯂꯩꯔꯝꯒꯗ꯭ꯔꯥꯅ ꯈꯜꯂꯦ ꯑꯗꯨꯒ ꯁꯤ ꯃꯇꯥꯡꯗꯗꯤ ꯑꯣꯖꯥꯒꯤ ꯃꯁꯤ ꯁꯨꯃꯥꯏꯅ ꯇꯧꯕꯅꯦ ꯃꯤꯇꯩꯅ ꯀꯔꯤꯒꯤꯗꯃꯛꯇ ꯔꯃꯥꯗꯤ ꯙꯔꯃꯕꯨ ꯍꯥꯏꯔꯣ ꯕꯧꯗ ꯙꯔꯃꯕꯨ ꯍꯥꯏꯔꯣ ꯀꯔꯤꯒꯤꯗꯃꯛꯇ ꯅꯤꯡꯊꯧꯅ ꯂꯧꯅꯤꯡꯉꯤꯅꯣ ꯀꯣꯏꯁꯟ ꯑꯃ ꯂꯩꯌꯦꯕ ꯍꯥꯟꯅꯒꯤ ꯃꯄꯥ ꯃꯄꯨꯗꯒꯤ ꯑꯗꯨꯝ ꯆꯠꯄꯗꯣ ꯇꯨꯡꯂꯛꯑꯒ ꯁꯔꯥꯏꯔꯣꯡꯕꯅ ꯅꯠꯇ꯭ꯔꯒꯅ ꯄꯥꯝꯍꯩꯕꯅ ꯑꯗꯩꯗꯤ ꯚꯒꯠꯆꯟꯗ꯭ꯔꯅ ꯀꯔꯤꯒꯤꯗꯃꯛꯇ ꯃꯁꯤ ꯑꯣꯜꯂꯛꯏꯅꯣ ꯑꯗꯨ ꯑꯩꯈꯣꯏꯒꯤ ꯍꯥꯟꯅꯒꯤ ꯙꯔꯃꯁꯦ ꯌꯥꯝꯅ ꯐꯠꯇ꯭ꯔꯕ ꯃꯥꯡꯉꯕ ꯃꯨꯠꯂꯕ ꯃꯁꯤ ꯇꯧꯔꯁꯅꯨ ꯍꯥꯏꯕ ꯋꯥꯗꯤ ꯊꯣꯏꯗꯣꯛꯄ ꯅꯠꯇꯦꯅ ꯈꯜꯂꯦ ꯑꯩꯈꯣꯏꯅ ꯅꯤꯡꯊꯧ ꯈꯨꯗꯤꯡꯃꯛꯅ ꯄꯥꯝꯃꯤꯁꯤ ꯂꯩꯄꯥꯛꯁꯤ ꯏꯪꯅ ꯇꯞꯅ ꯂꯩꯕ ꯅꯤꯡꯊꯧ ꯐꯝꯕꯥꯜ ꯃꯨꯟꯒꯦꯅ ꯊꯣꯛꯂꯛꯇꯕ ꯏꯪꯅ ꯇꯞꯅ ꯉꯥꯛꯇ ꯂꯩꯕ ꯁꯤꯅꯦꯕ ꯃꯌꯥꯝ ꯄꯥꯝꯃꯤ ꯍꯧꯖꯤꯛꯁꯨ ꯃꯅꯤꯄꯨꯔꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯣꯏꯔꯤꯕꯁꯤꯗ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯣꯏꯅꯦꯅ ꯀꯥꯡꯕꯨ ꯑꯃ ꯍꯦꯛ ꯊꯣꯛꯂꯛꯑꯗꯤ ꯍꯧꯖꯤꯛꯀꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔꯁꯦ ꯑꯗꯨꯝ ꯂꯥꯈꯣꯡ ꯁꯥꯅꯦꯕ ꯃꯣꯏꯅ ꯉꯝꯅꯤ ꯉꯝꯃꯣꯏ ꯍꯥꯏꯕꯗꯨꯅ ꯇꯣꯉꯥꯟꯕꯅꯤꯀꯣ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯐꯝꯕꯥꯜ ꯂꯥꯟꯅꯦ ꯁꯝꯅ ꯍꯥꯏꯔꯕꯗ ꯅꯤꯡꯊꯧꯗꯨꯕꯨ ꯑꯩꯈꯣꯏꯅ ꯂꯥꯏꯅꯤ ꯍꯥꯏꯅ ꯈꯟꯕ ꯔꯥꯝ ꯁꯤ ꯂꯩꯄꯥꯛ ꯑꯌꯣꯙ꯭ꯌꯥ ꯂꯩꯄꯥꯛꯀꯤ ꯅꯤꯡꯊꯧꯅ ꯂꯥꯏꯅꯦꯅ ꯈꯟꯕꯅꯦꯕ ꯂꯥꯏꯒꯤ ꯃꯁꯤꯗ ꯂꯥꯟ ꯍꯧꯔꯛꯄꯁꯤ ꯀꯅꯥꯅꯣ ꯃꯗꯨꯒꯤ ꯀꯣꯟꯁꯦꯞꯁꯦ ꯃꯁꯤ ꯙꯔꯃꯗꯨ ꯍꯧꯖꯤꯛꯀꯤ ꯂꯥꯏꯅꯤꯡꯗꯨ ꯂꯧꯔꯀꯥꯟꯗ ꯃꯍꯥꯛꯄꯨ ꯃꯌꯥꯝꯅ ꯂꯥꯏꯗꯧꯅ ꯈꯜꯂꯛꯑꯒꯗꯤ ꯃꯥꯒꯤ ꯃꯁꯤꯗ ꯂꯥꯟ ꯍꯧꯔꯛꯑꯔꯣꯏ ꯑꯗꯨꯅ ꯐꯝꯕꯥꯜꯒꯤꯗꯨ ꯀꯟꯅꯕ ꯍꯣꯠꯅꯔꯛꯄ ꯐꯝꯕꯥꯜꯗꯨ ꯀꯟꯅꯕ ꯍꯣꯠꯅꯔꯛꯄꯗ ꯃꯔꯛ ꯃꯌꯥꯒꯤ ꯑꯊꯤꯡꯕ ꯃꯌꯥꯝꯗꯣ ꯑꯩꯅ ꯊꯕꯛ ꯑꯃ ꯇꯧꯕ ꯃꯇꯝꯗ ꯐꯩꯅ ꯈꯟꯕ ꯊꯕꯛ ꯑꯃ ꯇꯧꯕ ꯃꯇꯝꯗ ꯈꯔ ꯊꯤꯡꯉꯗꯤ ꯃꯗꯨ ꯅꯝꯃꯟꯅꯕ ꯍꯣꯠꯅꯔꯛꯑꯦꯕ ꯁꯨꯃꯥꯏꯅ ꯇꯧꯔꯗꯅ ꯅꯝꯃꯟꯅꯕ ꯍꯣꯠꯅꯈꯤꯕꯗꯨꯗ ꯀꯟꯁꯦꯞ ꯑꯅꯤꯗꯨꯒꯤ ꯀ꯭ꯂꯥꯁ ꯇꯧꯈꯤꯕꯅꯦꯕ ꯅ꯭ꯌꯨ ꯀꯟꯁꯦꯞꯇꯨꯒ ꯍꯥꯟꯅꯒꯤ ꯑꯔꯤꯕ ꯇ꯭ꯔꯦꯗꯤꯁꯅꯦꯜ ꯀꯟꯁꯦꯞꯁꯤꯒ ꯑꯗꯨꯗ ꯅꯤꯡꯊꯧꯅꯗꯤ ꯉꯝꯃꯤꯗꯣ ꯃꯌꯥꯝꯗꯨꯗꯤ ꯂꯩꯄꯥꯛ ꯃꯌꯥꯝꯅꯦ ꯍꯥꯠꯀꯦ ꯀꯟꯒꯦ ꯉꯝꯕꯗꯤ ꯅꯤꯡꯊꯧꯅ ꯑꯣꯏꯕꯅꯤꯅ ꯒꯕꯔꯃꯦꯟꯠꯅ ꯀꯔꯤꯒꯨꯝꯕ ꯐꯅꯦꯅ ꯈꯟꯕ ꯄꯣꯂꯤꯁꯤ ꯑꯃ ꯏꯟꯇ꯭ꯔꯣꯗ꯭ꯌꯨꯁ ꯇꯧꯕ ꯃꯇꯝꯗ ꯃꯗꯨꯒꯤ ꯑꯦꯒꯦꯟꯁꯇ ꯂꯥꯛꯑꯒꯗꯤ ꯒꯕꯔꯃꯦꯟꯠꯅ ꯉꯝꯅꯕ ꯃꯥꯒꯤ ꯁꯤꯐꯥꯏ ꯁꯤꯖꯤꯟꯅꯔꯛꯄ ꯑꯃ ꯁꯤꯖꯤꯟꯅꯕ ꯇꯧꯔꯤꯕ ꯍꯧꯖꯤꯛꯁꯨ ꯁꯦꯝꯅꯩꯕꯨꯗꯤ ꯃꯇꯝ ꯇꯧ ꯚꯒꯠꯆꯟꯗ꯭ꯔꯅ ꯃꯥꯗꯤ ꯆꯩꯇ꯭ꯔꯦꯠ ꯈꯨꯟ ꯇꯥꯛꯄꯗ ꯃꯗꯨꯒꯤ ꯑꯋꯥꯕ ꯀꯩꯀꯥ ꯊꯦꯡꯅꯈ꯭ꯔꯕ ꯃꯤ ꯑꯃꯅꯤ ꯑꯗꯨꯅ ꯃꯥꯅ ꯁꯣꯝ ꯅꯥꯀꯟꯗ ꯂꯩꯄꯥꯛ ꯉꯥꯛꯂꯛꯄꯗꯗꯤ ꯃꯍꯥꯛꯀꯤ ꯂꯩꯄꯥꯛꯇꯣ ꯒꯣꯕꯤꯟꯗꯗ ꯁ꯭ꯔꯤ ꯒꯣꯕꯤꯟꯗꯗ ꯃꯥꯅ ꯃꯗꯨ ꯀꯠꯊꯣꯛꯄꯅꯦꯕ ꯉꯁꯤꯗꯒꯤ ꯁ꯭ꯔꯤ ꯒꯣꯕꯤꯟꯗꯒꯤ ꯂꯩꯄꯥꯛ ꯑꯣꯏꯕꯤꯔꯣ ꯑꯗꯨ ꯁ꯭ꯔꯤ ꯒꯣꯕꯤꯟꯗꯗꯣ ꯅꯤꯡꯊꯧ ꯑꯣꯏꯔꯤꯅꯤ ꯑꯗꯨꯅ ꯃꯥꯅ ꯒꯣꯕꯤꯟꯗꯅ ꯑꯊꯣꯏꯕ ꯂꯥꯏꯅꯤꯅ ꯈꯟꯗꯅ ꯂꯥꯠꯅꯔꯤꯕ ꯅꯤꯡꯅꯔꯤꯕ ꯃꯌꯥꯝꯁꯤꯅ ꯒꯣꯕꯤꯟꯗꯗꯨꯅ ꯅꯤꯡꯊꯧ ꯑꯣꯏꯔꯀꯥꯟꯗ ꯒꯣꯕꯤꯟꯗꯗꯨꯒꯤ ꯃꯥꯌꯣꯛꯇ ꯀꯅꯥꯅ ꯂꯥꯟ ꯍꯧꯔꯛꯇꯣꯏꯅꯣꯕ ꯃꯤꯇꯩ ꯀꯅꯥ ꯑꯗꯨꯒꯤ ꯁꯤꯒꯤ ꯐꯝꯕꯥꯜ ꯂꯥꯟꯒꯤ ꯄꯣꯂꯤꯁꯤ ꯃꯌꯥꯝꯁꯤꯗ ꯍꯥꯏꯔꯤꯕ ꯃꯁꯤ ꯄꯣꯂꯤꯇꯤꯀꯦꯜꯂꯤ ꯑꯦꯅꯥꯂꯥꯏꯁꯤꯁ ꯇꯧꯕ ꯃꯇꯝꯗ ꯍꯥꯏꯔꯤꯕ ꯄꯣꯠ ꯃꯌꯥꯝ ꯊꯣꯛꯂꯛꯄꯅꯤ ꯑꯗꯨꯅ ꯀꯔꯤꯒꯤꯗꯃꯛꯇ ꯃꯤꯇꯩꯁꯤꯡꯗ ꯇꯧꯔꯝꯃꯤꯅꯣ ꯍꯥꯏꯗꯤ ꯂꯩꯄꯥꯛ ꯉꯥꯛꯄꯗꯤ ꯃꯤꯇꯩꯅ ꯂꯤꯗ ꯇꯧꯔꯒ ꯉꯥꯛꯑꯦ ꯑꯩꯈꯣꯏꯒꯤ ꯄꯣꯂꯤꯇꯤꯛꯁ ꯇꯧꯔꯤꯕ ꯈꯣꯠꯂꯤꯕ ꯆꯥꯎꯈꯠꯅꯕ ꯗꯤꯕꯂꯞꯃꯦꯟ ꯇꯧꯔꯤꯕ ꯈꯣꯠꯂꯤꯕ ꯃꯌꯥꯝꯁꯦ ꯆꯤꯡꯃꯤꯁꯤꯡꯅ ꯕꯣꯔꯗꯔ ꯉꯥꯛꯑꯦꯕ ꯑꯗꯨꯅ ꯃꯌꯥꯏꯁꯦ
ꯃꯌꯥꯏꯁꯤꯅ ꯃꯔꯨꯅꯦ ꯃꯌꯥꯏꯁꯤꯗꯒꯤ ꯃꯔꯨꯁꯤꯗꯒꯤ ꯀꯔꯤꯒꯨꯝꯕ ꯄꯥꯝꯕꯤ ꯃꯤꯁꯤꯡ ꯆꯥꯏꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯄꯥꯝꯕꯤꯗꯨꯒꯤ ꯃꯔꯨ ꯃꯔꯥꯗꯨ ꯏꯁꯤꯡ ꯆꯥꯏꯔꯀꯥꯟꯗ ꯃꯅꯥ ꯃꯄꯥꯟ ꯂꯣꯏ ꯐꯔꯛꯏ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯈꯣꯏꯒꯤ ꯁꯤꯗ ꯃꯌꯥꯏꯗ ꯍꯣꯠꯅꯔꯝꯃꯦꯕ ꯑꯗꯨꯗꯒꯤ ꯑꯃꯨꯛ ꯃꯄꯥꯟꯒꯤ ꯁꯤꯗ ꯀꯔꯤꯒꯤ ꯇꯧꯔꯤ ꯃꯣꯏꯗꯤ ꯉꯁꯤꯁꯨ ꯑꯗꯨꯝ ꯃꯤꯇꯩꯒ ꯌꯦꯡꯅꯔꯨꯕꯗ ꯃꯣꯏꯗꯤ ꯀꯝꯃꯨꯅꯤꯇꯤ ꯑꯄꯤꯛꯄ ꯉꯥꯛꯇ ꯑꯣꯏꯔꯤꯑꯕ ꯃꯆꯥ ꯃꯌꯥꯝꯁꯦ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯄꯣꯠ ꯑꯃ ꯂꯥꯛꯄ ꯃꯇꯝꯗ ꯃꯦꯔꯤꯠ ꯗꯤꯃꯦꯔꯤꯠꯇꯤ ꯑꯗꯨꯝ ꯂꯩꯅꯦꯕ ꯁꯤꯅ ꯒꯧꯔ ꯙꯔꯃꯁꯤ ꯂꯧꯔꯨꯔꯀꯥꯟꯗ ꯃꯥꯡꯕ ꯁꯦꯡꯕ ꯋꯥꯐꯝꯁꯦ ꯀꯟꯅ ꯂꯥꯛꯄꯅꯤꯅ ꯃꯤꯇꯩꯁꯤꯡꯁꯤꯅ ꯑꯩꯈꯣꯏꯅ ꯈꯜꯂꯝꯃꯤꯁꯤ ꯂꯩꯄꯥꯛ ꯉꯥꯛꯏꯕ ꯈꯣꯠꯂꯤꯕ ꯃꯌꯥꯝ ꯇꯧꯔꯤꯕ ꯈ꯭ꯋꯥꯏꯗꯒꯤ ꯂꯥꯛꯏꯕ ꯃꯌꯥꯝꯁꯦ ꯕ꯭ꯔꯤꯇꯤꯁꯁꯤꯡꯗꯨ ꯃꯥꯡꯉꯦ ꯍꯥꯏꯔꯤꯕꯅꯤ ꯏꯪꯂꯤꯁ ꯇꯝꯕ ꯃꯇꯝꯗ ꯍꯜꯂꯛꯄꯗ ꯐꯤꯔꯣꯟꯗꯣ ꯀꯩꯅꯣꯗ ꯑꯩꯈꯣꯏ ꯁꯪꯒꯣꯏꯗ ꯌꯥꯜꯂꯒ ꯏꯔꯨꯖꯊꯣꯛꯑꯒ ꯌꯨꯝꯗ ꯆꯪꯉꯛꯏꯅꯦꯕ ꯏꯪꯂꯤꯁ ꯇꯝꯕꯁꯨ ꯃꯥꯡꯉꯦ ꯍꯧꯖꯤꯛꯁꯨ ꯒꯣꯕꯤꯟꯗꯒꯤ ꯃꯟꯗꯤꯔ ꯂꯩꯔꯤꯗꯅꯀꯣ ꯃꯁꯤꯕꯨ ꯏꯔꯥꯠ ꯊꯧꯒꯜ ꯇꯧꯗꯅ ꯂꯩꯔꯤꯕ ꯄꯨꯖꯥ ꯇꯧꯗꯅ ꯂꯩꯔꯤꯕ ꯕ꯭ꯔꯥꯍꯃꯟꯁꯤꯡꯁꯦ ꯃꯁꯤ ꯅꯠꯇꯕ ꯃꯌꯥꯡ ꯕ꯭ꯔꯥꯍꯃꯟ ꯑꯃ ꯆꯪꯕ ꯌꯥꯔꯣꯏꯕꯁꯦ ꯃꯔꯝꯗꯤ ꯃꯤꯇꯩꯅ ꯃꯁꯥꯒꯤ ꯉꯥꯛꯆꯔꯤꯕ ꯄꯔꯝ ꯑꯃꯈꯛ ꯂꯩꯔꯤꯑꯕ ꯑꯗꯨꯒꯤ ꯄꯔꯝꯗꯨꯗ ꯍꯦꯛ ꯌꯥꯎꯔꯛꯇꯕꯁꯨ ꯃꯥꯡꯉꯦ ꯍꯥꯏꯕꯅꯦꯕ ꯑꯗꯨꯅ ꯃꯗꯨꯒꯤꯗꯨ ꯂꯥꯛꯄꯅꯤꯅ ꯉꯁꯥꯏꯒꯤ ꯃꯌꯥꯝꯁꯤ ꯃꯤꯇꯩꯅ ꯆꯠꯂꯁꯤ ꯍꯥꯏꯗꯅ ꯃꯇꯝꯗꯨꯗ ꯂꯩꯄꯥꯛꯀꯤ ꯀꯣꯟꯁꯤꯟꯕ ꯅꯠꯇꯅ ꯂꯥꯏꯅꯤꯡꯒꯤ ꯑꯣꯏꯅ ꯀꯣꯟꯕꯗꯤ ꯃꯤꯇꯩꯁꯤꯡꯅ ꯉꯝꯃꯝꯗꯦ ꯃꯔꯝꯗꯤ ꯁꯤꯚꯤꯂꯥꯏꯖꯦꯁꯟ ꯑꯅꯤꯗꯣ ꯉꯁꯥꯏꯒꯤ ꯈꯦꯠꯅꯔꯛꯄꯗꯣ ꯑꯗꯨꯅ ꯁꯤꯒꯤ ꯃꯊꯛꯇ ꯑꯩꯈꯣꯏꯒꯤ ꯃꯄꯥꯟꯗꯒꯤ ꯂꯥꯛꯄ ꯃꯤꯁꯅꯔꯤꯁꯤꯡꯅ ꯃꯐꯝꯁꯤꯗꯗꯤ ꯃꯌꯥꯏꯁꯤꯡꯁꯤꯗꯗꯤ ꯇꯧꯕ ꯉꯝꯃꯛꯇꯗꯅ ꯃꯇꯥꯏꯗ ꯈꯥꯏꯗꯣꯛꯑꯒ ꯋꯥ ꯇꯧꯈꯤ ꯑꯗꯨꯅ ꯎꯈ꯭ꯔꯨꯜꯗ ꯀꯔꯤꯗ ꯍꯥꯟꯅ ꯈ꯭ꯔꯤꯁꯇꯥꯟ ꯙꯔꯃ ꯆꯠꯂꯤꯕ ꯈꯣꯠꯂꯤꯕꯁꯦ ꯍꯥꯏꯗꯣꯛꯄ ꯃꯐꯝꯗꯣ ꯇꯧꯔꯗꯤ ꯋꯥ ꯌꯥꯝ ꯍꯥꯏꯅꯗ꯭ꯔꯒꯁꯨ ꯈꯔ ꯇꯧꯔꯁꯨ ꯃꯣꯏꯒꯤ ꯑꯄꯥꯝꯕ ꯀꯩꯅꯣ ꯈꯔ ꯄꯤꯔꯒ ꯑꯗꯨꯝ ꯌꯥꯔꯛꯄ ꯏꯆꯝ ꯆꯝꯕ ꯁꯤꯝꯄꯜ ꯃꯥꯏꯟꯗꯦꯠ ꯑꯣꯏꯕꯁꯤꯡꯗꯨꯗ ꯃꯣꯏꯒꯤ ꯑꯉꯧꯕꯗꯗꯤ ꯁꯪꯅꯤꯡꯕ ꯃꯆꯨ ꯁꯪꯕ ꯌꯥꯏ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯇꯧꯔꯛꯈꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯃꯄꯨꯡ ꯑꯣꯏꯕ ꯁꯤꯗꯩꯁꯤꯗ ꯇꯧꯔꯝꯃꯤꯕꯗꯤ ꯃꯌꯥꯏꯁꯤꯗ ꯅꯤꯛꯄꯅꯦꯕ ꯈꯣꯏꯗꯧꯁꯤꯗ ꯅꯤꯛꯑꯀꯥꯟꯗ ꯃꯌꯥꯝꯗꯨꯗꯤ ꯑꯗꯨꯝ ꯇꯞꯅ ꯑꯗꯨꯝ ꯀꯦꯜꯂꯛꯄꯅꯦꯅ ꯈꯟꯕ ꯑꯗꯨꯒꯤꯗꯃꯛꯇ ꯃꯁꯤꯗ ꯁꯦꯟꯇ꯭ꯔꯦꯂꯥꯏꯁ ꯇꯧꯔꯝꯃꯤꯅꯤ ꯑꯗꯨꯁꯤꯗ ꯑꯣꯖꯥ ꯀꯣꯏꯁꯟ ꯍꯪꯅꯤꯡꯕ ꯑꯅꯤ ꯈꯔꯗꯤ ꯊꯣꯛꯂꯦꯗ ꯑꯃ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗ ꯍꯥꯏꯇꯥꯔꯦ ꯁꯤꯅ ꯇꯥꯏꯁꯦ ꯃꯥꯒꯤ ꯃꯇꯝꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯅꯤꯡꯊꯧꯁꯤꯅ ꯃꯥꯒꯤ ꯒꯣꯚꯔꯅꯦꯟꯁ ꯑꯃ ꯁ꯭ꯃꯨꯠꯂꯤ ꯔꯟ ꯇꯧꯅꯕꯒꯤꯗꯨꯗ ꯃꯥꯁꯦ ꯄꯣꯂꯤꯁꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯌꯥꯝ ꯁꯤꯖꯤꯟꯅꯔꯝꯃꯦꯕ ꯍꯥꯏꯗꯤ ꯃꯥꯅ ꯁꯤꯖꯤꯟꯅꯔꯤꯕ ꯄꯣꯂꯤꯁꯤꯗꯨ ꯏꯐꯦꯛꯇꯤꯚ ꯑꯣꯏꯕ ꯅꯠꯇ꯭ꯔꯒꯅ ꯑꯣꯏꯗꯕ ꯃꯥꯡꯖꯕ ꯅꯠꯇ꯭ꯔꯒꯅ ꯇꯣꯡꯖꯕ ꯑꯗꯨꯗꯤ ꯋꯥꯔꯤ ꯇꯣꯉꯥꯟꯕ ꯑꯃ ꯆꯠꯈꯤ ꯇꯥꯔꯒꯁꯨ ꯃꯥꯒꯤ ꯄꯣꯂꯤꯁꯤꯁꯦ ꯑꯅꯧ ꯑꯅꯧꯕꯗꯤ ꯃꯥ ꯑꯦꯗꯥꯞ ꯇꯧꯅꯕ ꯍꯣꯠꯅꯔꯝꯃꯦꯕ ꯑꯗꯣ ꯃꯇꯝ ꯑꯃꯗ ꯂꯩꯔꯝꯃꯤꯕ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯒꯣꯚꯔꯅꯦꯟꯁꯀꯤꯗꯃꯛꯇ ꯃꯥꯒꯤ ꯅꯤꯡꯊꯧꯁꯤꯡꯅ ꯍꯣꯠꯅꯔꯝꯕ ꯃꯌꯥꯝꯁꯤꯡꯁꯤ ꯌꯦꯡꯉꯀꯥꯟꯗ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯂꯤꯗꯔꯁꯤꯞ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯂꯤꯗꯔꯁꯤꯞꯁꯤꯒꯤ ꯂꯩꯔꯤꯕ ꯃꯁꯛꯁꯤꯒ ꯑꯅꯤꯁꯤ ꯀꯝꯄꯤꯌꯔ ꯇꯧꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯏꯄꯥ ꯏꯄꯨꯁꯤꯡꯅ ꯇꯧꯔꯝꯕ ꯄꯣꯠꯁꯤꯡꯁꯤꯗꯒꯤ ꯍꯧꯖꯤꯛꯀꯤ ꯂꯩꯔꯤꯕ ꯂꯤꯗꯔꯁꯤꯡꯅ ꯀꯔꯝꯕ ꯀꯟꯁꯦꯞ ꯂꯧꯁꯟꯕ ꯃꯊꯧ ꯇꯥꯏ ꯈꯜꯂꯤ ꯃꯁꯤ ꯃꯅꯤꯄꯥꯛ ꯅꯨꯡꯁꯤꯗꯕ ꯃꯤꯗꯤ ꯀꯅꯥꯁꯨ ꯂꯩꯔꯝꯃꯣꯏꯅ ꯈꯜꯂꯦ ꯍꯨꯔꯥꯟꯕ ꯐꯥꯎꯕ ꯗꯥꯀꯨ ꯐꯥꯎꯕ ꯂꯝꯗꯝꯁꯤꯗ ꯄꯣꯛꯄ ꯑꯣꯏꯔꯒꯗꯤꯅꯦ ꯃꯅꯤꯄꯥꯛꯇ ꯑꯗꯨꯝ ꯂꯣꯏꯅꯃꯛ ꯅꯨꯡꯁꯤꯔꯝꯒꯅꯦꯕ ꯑꯗꯨꯕꯨ ꯉꯁꯥꯏꯒꯤ ꯃꯇꯝꯁꯤꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯂꯩꯉꯥꯛꯂꯣꯟ ꯄꯥꯏꯔꯤꯕ ꯂꯩꯉꯥꯛꯂꯣꯟꯁꯤꯡꯁꯦ ꯃꯣꯏꯅꯁꯨ ꯁꯣꯏꯗꯅ ꯅꯨꯡꯁꯤꯔꯝꯒꯅꯤ ꯑꯗꯨꯕꯨ ꯃꯁꯤꯗ ꯑꯩꯒꯤ ꯑꯣꯏꯕꯒꯤ ꯁꯔꯨꯛꯁꯤ ꯈꯔ ꯍꯟꯊꯍꯜꯂꯒ ꯂꯩꯄꯥꯛꯀꯤ ꯑꯣꯏꯕꯒꯤ ꯁꯔꯨꯛꯅ ꯆꯥꯡ ꯍꯦꯟꯂꯛꯀꯗꯕꯅꯤ ꯃꯁꯤꯗꯒꯤꯁꯤꯗ ꯗꯦꯃꯣꯀ꯭ꯔꯦꯁꯤ ꯆꯠꯄꯅꯤ ꯗꯦꯃꯣꯀ꯭ꯔꯦꯁꯤ ꯆꯠꯂꯕ ꯅꯝꯕꯔ ꯒꯦꯝꯅꯦꯕ ꯍꯧꯖꯤꯛꯀꯤ ꯂꯩꯔꯤꯁꯤ ꯂꯩꯄꯥꯛꯀꯤ ꯐꯥꯒꯦ ꯐꯔꯣꯏꯗꯣ ꯃꯌꯥꯝꯅꯕꯨ ꯌꯥꯔꯗꯤ ꯃꯗꯨ ꯇꯧꯍꯧꯗ꯭ꯔꯒꯗꯤ ꯑꯩ ꯃꯊꯪꯗ ꯚꯣꯠ
ꯀꯥꯔꯣꯏꯗꯣꯏꯅꯦꯕ ꯚꯣꯠ ꯀꯥꯔꯛꯇ꯭ꯔꯒꯗꯤ ꯑꯩ ꯃꯟꯇ꯭ꯔꯤ ꯑꯣꯏꯔꯣꯏꯗꯣꯏꯅꯦꯕ ꯑꯁꯤꯅ ꯑꯉꯝ ꯑꯊꯧꯁꯤꯡꯅ ꯇꯧꯔꯛꯀꯗꯕ ꯊꯕꯛꯁꯤꯡꯁꯦ ꯚꯣꯠ ꯀꯥꯕꯒꯤꯗꯪ ꯌꯦꯡꯉꯒ ꯇꯧꯕꯤꯗꯕ ꯂꯩꯄꯥꯛꯀꯤ ꯐꯅꯤ ꯃꯣꯏ ꯃꯁꯥꯅꯁꯨ ꯂꯣꯏꯅꯃꯛ ꯑꯗꯨꯝ ꯅꯧꯅ ꯍꯥꯏꯅꯔꯁꯨ ꯂꯣꯏꯅꯃꯛ ꯑꯗꯨꯝ ꯈꯪꯒꯗꯧꯕ ꯉꯥꯛꯅꯤ ꯂꯩꯄꯥꯛꯀꯤ ꯐꯅꯤ ꯍꯥꯏꯅ ꯈꯜꯂꯕ ꯂꯝꯗꯝꯁꯤꯒꯤ ꯐꯅꯤ ꯍꯥꯏꯅ ꯈꯜꯂꯒꯗꯤ ꯀꯔꯤꯒꯨꯝꯕ ꯑꯐꯕ ꯈꯔꯗꯤ ꯇꯧꯅꯕ ꯍꯣꯠꯅꯕꯗ ꯃꯥꯒꯤ ꯀꯦꯟꯗ꯭ꯔꯗꯨꯒꯤ ꯃꯥꯡꯗꯕ ꯃꯥꯒꯤ ꯁꯔꯀꯥꯔꯗꯨꯒꯤ ꯀꯥꯏꯗꯕ ꯈꯔꯗꯤ ꯑꯗꯨꯝ ꯊꯣꯔꯛꯀꯅꯦꯕ ꯍꯥꯟꯅꯒꯤꯗꯤ ꯀꯔꯤꯒꯤ ꯇꯧꯔꯝꯗꯦ ꯍꯥꯏꯕ ꯃꯇꯝꯗ ꯅꯤꯡꯊꯧꯗꯨꯅ ꯄꯦꯜꯂꯗꯤ ꯃꯟꯇ꯭ꯔꯤ ꯑꯃꯠꯇ ꯁꯤꯜꯂꯝꯗꯦꯕ ꯍꯦꯛ ꯁꯤꯗ꯭ꯔꯤ ꯐꯥꯎꯕ ꯑꯗꯨꯝ ꯂꯩꯕꯅꯤ ꯄꯦꯟꯁꯟ ꯁꯤꯁꯇꯦꯝ ꯂꯩꯔꯝꯗꯦꯕ ꯅꯤꯡꯊꯧꯗꯨꯁꯨ ꯑꯗꯨꯝ ꯁꯤꯗ꯭ꯔꯤ ꯐꯥꯎꯕ ꯃꯥꯒꯤ ꯃꯊꯛꯇ ꯂꯥꯟ ꯍꯧꯔꯛꯇꯅ ꯃꯥꯗꯨ ꯁꯤꯟꯈ꯭ꯔꯒꯅ ꯁꯤꯟꯈ꯭ꯔꯦ ꯑꯗꯨ ꯅꯠꯇ꯭ꯔꯗꯤ ꯃꯥ ꯑꯗꯨꯝ ꯄꯨꯟꯁꯤ ꯆꯨꯞꯄ ꯃꯥ ꯅꯤꯡꯊꯧ ꯑꯣꯏꯗꯣꯏꯅꯦꯕ ꯑꯗꯨꯅ ꯚꯣꯠꯀꯤ ꯈꯜꯂꯝꯗꯦꯕ ꯑꯗꯨꯅ ꯊꯕꯛ ꯈꯨꯗꯤꯡꯃꯛꯁꯦ ꯚꯣꯠꯀꯤ ꯉꯥꯛꯇ ꯌꯦꯡꯕ ꯅꯠꯇꯕ ꯏꯂꯦꯛꯁꯟ ꯉꯥꯛꯇꯗ ꯗꯤꯄꯦꯟ ꯁꯤꯁꯨ ꯈꯟꯗꯕꯗꯤ ꯌꯥꯗꯦ ꯆꯨꯝꯃꯤ ꯑꯗꯨꯕꯨ ꯃꯁꯤ ꯉꯥꯛꯇ ꯌꯦꯡꯕꯤꯗꯕ ꯂꯩꯄꯥꯛꯀꯤꯅꯤ ꯐꯅꯤ ꯍꯥꯏꯅ ꯈꯜꯂꯒꯗꯤ ꯑꯆꯨꯝꯕ ꯈꯣꯡꯊꯥꯡꯅꯤ ꯍꯥꯏꯗꯅ ꯃꯇꯝꯁꯤꯒꯤ ꯂꯩꯉꯥꯛꯂꯣꯏꯁꯤꯡꯅ ꯈꯟꯕ ꯇꯥꯔꯒꯗꯤ ꯑꯗꯨꯝ ꯈꯔ ꯇꯧꯕꯤꯔꯒ ꯃꯇꯝꯗꯨꯗ ꯏꯄꯥ ꯏꯄꯨ ꯅꯤꯡꯊꯧꯁꯤꯡ ꯑꯉꯝꯕꯁꯤꯡꯅ ꯇꯧꯔꯝꯕ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯃꯣꯏꯗꯤ ꯚꯣꯠꯀꯤ ꯈꯜꯂꯝꯗꯦꯗꯅꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯛꯄꯗꯣ ꯑꯁꯤꯒꯤ ꯃꯇꯧ ꯈꯤꯇꯪ ꯇꯝꯕ ꯃꯊꯧ ꯇꯥꯏ ꯑꯗꯨ ꯑꯣꯖꯥ ꯍꯥꯏꯗꯤ ꯃꯇꯝꯗ ꯂꯩꯔꯤꯕ ꯅꯤꯡꯊꯧꯁꯤꯡꯁꯦ ꯃꯣꯏꯁꯦ ꯃꯣꯏꯅ ꯇꯧꯕ ꯉꯝꯕ ꯃꯣꯏꯒꯤ ꯁꯛꯇꯤ ꯑꯃ ꯂꯩꯅꯦꯕ ꯄꯋꯥꯔꯗꯤ ꯍꯥꯏꯔꯤꯕ ꯄꯣꯠꯇꯨꯅ ꯃꯌꯥꯝꯁꯨ ꯑꯣꯊꯣꯔꯤꯇꯤ ꯑꯃ ꯑꯣꯏꯔꯀꯥꯟꯗ ꯒꯣꯕꯔꯟ ꯇꯧꯔꯤꯅꯦꯕ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯃꯥꯅ ꯒꯣꯕꯔꯟ ꯇꯧꯕꯗꯨꯅ ꯃꯥꯒꯤ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤ ꯃꯥꯒꯤ ꯊꯧꯗꯥꯡ ꯑꯃ ꯂꯩ ꯍꯥꯏꯔꯤꯕ ꯊꯧꯗꯥꯡꯁꯤꯅꯦꯕ ꯃꯥꯅ ꯐꯣꯀꯁ ꯇꯧꯔꯤꯁꯦ ꯑꯗꯨꯗꯤ ꯑꯣꯖꯥ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯌꯦꯡꯕ ꯌꯥꯔꯤꯕ ꯄꯣꯠꯁꯦ ꯁꯔꯨꯛꯁꯦ ꯊꯧꯗꯥꯡꯒꯤ ꯁꯔꯨꯛꯁꯤꯃꯒ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤꯁꯤꯡꯒ ꯃꯥꯒꯤ ꯄꯋꯥꯔ ꯍꯥꯏꯇꯥꯔꯦ ꯃꯥꯅ ꯇꯧꯕ ꯉꯝꯕ ꯁꯛꯇꯤꯗꯨꯒ ꯑꯅꯤꯁꯤꯒꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏ ꯀꯩꯅꯣ ꯀꯣꯔꯤꯂꯦꯁꯟ ꯑꯆꯧꯕ ꯑꯃ ꯁꯥꯒꯠꯂꯛꯄ ꯂꯩ ꯌꯥꯝꯅ ꯇꯉꯥꯏ ꯐꯩ ꯄꯥꯏꯄꯨꯅ ꯀꯔꯤ ꯍꯥꯏꯔꯝꯒꯦ ꯍꯥꯏꯕꯗꯣ ꯌꯥꯝ ꯁꯝꯅ ꯍꯥꯏꯔꯕꯗ ꯅꯤꯡꯊꯧꯅ ꯉꯥꯏꯈꯪꯗꯦ ꯁꯥꯃꯨꯅ ꯉꯥꯏꯊꯤꯗꯦ ꯍꯥꯏꯕ ꯂꯩ ꯃꯥꯗꯤ ꯑꯩꯒꯤ ꯀꯦꯟꯗ꯭ꯔꯒꯤꯅꯤ ꯃꯥꯗꯤ ꯑꯩꯒꯤ ꯀꯩꯅꯣꯅꯤ ꯑꯩꯒꯤ ꯃꯔꯤ ꯃꯇꯥꯅꯤ ꯃꯥꯗꯤ ꯃꯔꯨꯞꯀꯤ ꯃꯆꯥꯅꯤ ꯑꯩꯒꯤ ꯅꯨꯄꯤꯔꯣꯝꯒꯤ ꯁꯥꯒꯩꯒꯤꯅꯤ ꯉꯥꯏꯊꯤꯕꯅꯦꯕ ꯑꯗꯨ ꯀꯔꯤꯒꯨꯝꯕ ꯑꯆꯨꯝꯕ ꯑꯃ ꯄꯣꯔꯛꯀꯦ ꯍꯥꯏꯔꯛꯄ ꯇꯥꯔꯒꯗꯤ ꯉꯁꯥꯏꯒꯤ ꯅꯤꯡꯊꯧꯅ ꯉꯥꯏꯊꯤꯗꯦ ꯁꯥꯃꯨꯅ ꯉꯥꯏꯈꯪꯗꯦ ꯍꯥꯏꯕ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯑꯆꯨꯝꯕ ꯑꯃ ꯇꯧꯒꯦ ꯑꯐꯕ ꯑꯃ ꯇꯧꯒꯦ ꯍꯥꯏꯅ ꯈꯜꯂꯒꯗꯤ ꯑꯩꯒꯤ ꯁꯥꯒꯩ ꯅꯥꯇꯩ ꯚꯣꯠꯀꯤ ꯀꯔꯤ ꯀꯔꯥ ꯑꯗꯣ ꯃꯗꯨꯒꯤꯗꯨ ꯌꯦꯡꯉꯣꯏꯗꯕꯅꯤ ꯍꯥꯏꯕꯗꯨ ꯏꯄꯥ ꯏꯄꯨꯅ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯄꯥꯎꯔꯧꯁꯤꯗ ꯍꯥꯏꯗ ꯂꯩꯔꯝꯃꯦ ꯃꯗꯨ ꯑꯩꯈꯣꯏꯅ ꯈꯔ ꯐꯣꯂꯣ ꯇꯧꯕ ꯆꯨꯝꯃꯦꯅ ꯈꯜꯂꯤ ꯑꯗꯨꯗꯤ ꯑꯣꯖꯥ ꯍꯥꯏꯗꯤ ꯁꯤꯒꯤ ꯃꯇꯥꯡ ꯂꯥꯛꯑꯒꯗꯤ ꯑꯩꯈꯣꯏ ꯃꯣꯔꯦꯜꯂꯤ ꯃꯥꯒꯤ ꯋꯥꯈꯜꯂꯣꯟꯁꯦ ꯃꯣꯔꯦꯜ ꯑꯃꯗ ꯕꯥꯏꯟ ꯇꯧꯔꯒ ꯆꯠꯄꯁꯤ ꯃꯊꯧ ꯇꯥꯏ ꯆꯠꯄꯒ ꯃꯊꯧ ꯇꯥꯏ ꯑꯗꯨ ꯃꯁꯤꯗ ꯑꯔꯨꯕ ꯊꯕꯛꯅꯤ ꯍꯦꯛꯇ ꯉꯝꯃꯣꯏꯕ ꯃꯔꯝꯗꯤ ꯃꯍꯥꯛꯀꯤ ꯑꯣꯏꯕ ꯋꯤꯂꯤꯡꯅꯦꯁ ꯃꯥꯒꯤ ꯑꯣꯏꯕ ꯌꯥꯝ ꯗꯤꯇꯔꯃꯤꯟ ꯑꯣꯏꯕ ꯐꯥꯔꯝ ꯑꯣꯏꯕ ꯃꯥꯒꯤ ꯐꯤꯔꯦꯞ ꯑꯃ ꯗꯤꯁꯤꯖꯟ ꯑꯃ ꯗꯔꯀꯥꯔ ꯂꯩ ꯇꯉꯥꯏ ꯐꯗꯕ ꯑꯗꯨꯅ ꯑꯩꯅ ꯁꯤꯃ ꯇꯧꯔꯨ ꯇꯥꯔꯗꯤ ꯑꯩꯍꯥꯛꯀꯤ ꯑꯗꯨ ꯇꯧꯔꯛꯀꯅꯤ ꯑꯩꯍꯥꯛꯀꯤꯁꯦ ꯅꯤꯡꯊꯧ ꯈꯨꯕꯝ ꯑꯩꯒꯤ ꯄꯣꯖꯤꯁꯟꯁꯦ ꯆꯦꯠꯂꯣꯏ ꯍꯥꯏꯅ ꯉꯥꯛꯇ ꯈꯜꯂꯒꯗꯤ ꯃꯥꯅ ꯈꯜꯂꯛꯏꯕ ꯑꯆꯨꯝꯕ ꯑꯐꯕꯗꯣ ꯇꯧꯕꯗ ꯉꯝꯃꯛꯑꯣꯏꯕ ꯑꯗꯨꯅ ꯁꯤꯗꯤ ꯌꯥꯝꯅ ꯋꯥꯈꯜ ꯇꯥꯃꯤꯟꯅꯔꯒ ꯂꯩꯄꯥꯛꯀꯤꯗꯃꯛꯇ ꯐꯅꯤ ꯍꯥꯏꯅ ꯈꯜꯂꯒꯗꯤ ꯍꯧꯖꯤꯛꯀꯤ ꯃꯇꯝꯒꯤ ꯂꯩꯉꯥꯛꯂꯣꯏꯁꯤꯡꯅ ꯇꯧꯕꯤꯕ ꯆꯨꯝꯃꯤ ꯍꯥꯏꯅ ꯁꯨꯃꯥꯏꯅ ꯈꯜꯂꯤ ꯃꯔꯝꯗꯤ ꯃꯣꯏ ꯐꯠꯇꯕ ꯅꯠꯇꯦ ꯃꯣꯏꯁꯨ ꯃꯤꯅꯦ ꯑꯩꯈꯣꯏꯁꯨ ꯃꯤꯅꯦ ꯑꯩꯍꯥꯛꯅ ꯉꯁꯥꯏ ꯅꯤꯡꯁꯤꯡꯖꯕ ꯃꯔꯤꯄꯥꯛ ꯃꯔꯝꯗꯝꯕꯨ ꯅꯨꯡꯁꯤꯕꯗꯤ ꯇꯥꯛꯄꯤꯕꯁꯨ ꯍꯨꯔꯥꯟꯕꯅꯁꯨ ꯂꯣꯏꯅꯃꯛ ꯅꯨꯡꯁꯤꯔꯝꯒꯅꯦꯕ ꯑꯩꯗꯪꯅ ꯃꯔꯤꯄꯥꯛ ꯅꯨꯡꯁꯤ ꯍꯥꯏꯕ ꯌꯥꯔꯣꯏꯕ ꯑꯗꯨꯅ ꯃꯟꯇ꯭ꯔꯤ ꯐꯝ ꯄꯥꯏꯔꯤꯕ ꯑꯉꯝ ꯑꯊꯧꯁꯤꯡꯁꯨ ꯂꯣꯏꯅ ꯅꯨꯡꯁꯤꯔꯝꯒꯅꯦꯕ ꯑꯗꯣ ꯃꯣꯏꯒꯤ ꯂꯤꯃꯤꯇꯦꯁꯟꯁ ꯃꯌꯥꯝ ꯂꯩꯔꯛꯄꯗꯣ ꯑꯗꯨ ꯈꯔ ꯇꯛ ꯇꯧꯕꯤꯌꯨ ꯍꯥꯏꯕ ꯆꯨꯝꯃꯦ ꯑꯗꯨ ꯑꯣꯖꯥ ꯍꯥꯏꯗꯤ ꯂꯤꯗꯔꯁꯤꯡꯁꯨ ꯃꯣꯔꯦꯜꯂꯤ ꯕꯥꯏꯟ ꯇꯧꯕ ꯃꯊꯧ ꯇꯥꯏ ꯍꯥꯏꯕ ꯑꯗꯣ ꯑꯃꯨꯛ ꯈꯤꯇꯪ ꯑꯗꯨꯗꯒꯤ ꯚ꯭ꯌꯨꯁꯇ ꯈꯤꯇꯪ ꯆꯥꯎꯊꯣꯔꯛꯑꯀꯥꯟꯗ ꯂꯩꯔꯤꯕ ꯃꯤ ꯈꯨꯗꯤꯡꯃꯛꯁꯤꯁꯨ ꯃꯥꯁꯨ ꯃꯣꯔꯦꯜꯂꯤ ꯕꯥꯏꯟ ꯇꯧꯕ ꯃꯊꯧ ꯂꯣꯏꯅꯃꯛ ꯂꯩꯕ ꯉꯥꯛꯇꯅꯦꯕ ꯑꯗꯣ ꯍꯧꯖꯤꯛ ꯑꯣꯖꯥ ꯑꯗꯨ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯖꯦꯅꯦꯔꯦꯁꯟꯁꯤꯗ ꯑꯩꯈꯣꯏꯒꯤ ꯁꯣꯁꯥꯏꯇꯤꯁꯤꯗꯗꯤ ꯃꯣꯔꯦꯜꯂꯤ ꯑꯗꯨꯒ ꯁ꯭ꯄꯤꯔꯤꯆꯨꯋꯦꯜꯂꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯆꯧꯕ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯦ ꯑꯩꯈꯣꯏꯒꯤ ꯃꯤ ꯈꯨꯗꯤꯡꯃꯛꯇ ꯀꯃꯟꯂꯤ ꯂꯩꯕ ꯃꯣꯔꯦꯜ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯦ
ꯑꯣꯖꯥꯒꯤ ꯃꯤꯠꯌꯦꯡꯗ ꯀꯩꯅ ꯑꯣꯏꯔꯤ ꯃꯁꯤꯗꯤ ꯑꯩꯅ ꯉꯁꯥꯏ ꯍꯥꯏꯔꯤ ꯃꯁꯤꯗ ꯃꯥꯡꯍꯩꯁꯤꯡꯗꯤ ꯑꯩꯈꯣꯏ ꯏꯖꯨꯀꯦꯁꯟ ꯌꯥꯎꯗꯕꯅꯤ ꯏꯖꯨꯀꯦꯁꯟꯗ ꯌꯥꯎꯔꯛꯇꯕꯗꯒꯤ ꯃꯣꯔꯦꯜ ꯏꯖꯨꯀꯦꯁꯟ ꯍꯥꯏꯅ ꯂꯥꯏꯔꯤꯛ ꯑꯃꯃꯨꯛ ꯇꯣꯉꯥꯟꯅ ꯃꯣꯔꯦꯜ ꯉꯥꯛꯇ ꯇꯝꯃꯨ ꯍꯥꯏꯗꯅ ꯂꯥꯏꯔꯤꯛ ꯑꯃ ꯍꯥꯞꯆꯤꯜꯂꯦ ꯑꯗꯨ ꯇꯝꯃꯒꯁꯨ ꯑꯗꯨꯝ ꯌꯥꯎꯗꯦ ꯀꯣ ꯃꯗꯨ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯑꯩꯈꯣꯏꯒꯤ ꯃꯣꯔꯦꯜ ꯁꯥꯏꯟꯁ ꯀꯥꯏꯅꯒ ꯇꯧꯗꯅ ꯌꯥꯝꯅ ꯃꯣꯔꯦꯜ ꯄꯥꯞꯇ ꯍꯥꯞꯄꯦꯕꯀꯣ ꯑꯗꯨ ꯇꯝꯃꯀꯥꯟꯗ ꯆꯥꯎꯔꯀꯥꯟꯗ ꯑꯗꯨꯝ ꯌꯥꯎꯗꯦ ꯃꯔꯝꯗꯤ ꯂꯨꯗ ꯇꯣꯡꯗ ꯗꯦ ꯇꯨ ꯗꯦ ꯂꯥꯏꯐꯇ ꯃꯥꯒꯤ ꯍꯤꯡꯉꯤꯕ ꯄꯨꯟꯁꯤ ꯃꯔꯦꯜꯗꯨꯗ ꯃꯌꯨꯝꯗ ꯃꯃꯥꯟꯅꯕꯁꯤꯡꯒ ꯂꯣꯏꯅꯕꯗ ꯑꯗꯨꯗ ꯁꯤꯖꯤꯟꯅꯒꯗꯕꯅꯦꯕ ꯑꯗꯨꯅ ꯃꯥꯒꯤ ꯂꯨꯗ ꯇꯣꯡꯗ ꯆꯪꯉꯛꯇꯕꯅꯦꯕ ꯑꯗꯨꯅ ꯃꯥꯒꯤ ꯈꯪꯗꯕꯗꯣ ꯑꯣꯖꯥꯅ ꯇꯥꯛꯑꯗꯤ ꯑꯣꯖꯥꯅ ꯇꯥꯛꯏꯗꯣ ꯆꯨꯝꯃꯦ ꯂꯧꯋꯦꯕ ꯃꯃꯥꯅ ꯅꯪꯒꯤꯁꯦ ꯂꯥꯜꯂꯤꯅꯦ ꯑꯗꯨ ꯆꯨꯝꯊꯣꯛꯅꯦ ꯍꯥꯏꯕ ꯃꯇꯝꯗ ꯂꯧꯅꯤꯡꯉꯛꯇꯦꯕ ꯃꯔꯝꯗꯤ ꯃꯥꯒꯤ ꯋꯥꯈꯜꯁꯤꯗ ꯀꯣꯛꯁꯤꯗ ꯀꯔꯤ ꯂꯩꯔꯒꯦꯗ ꯃꯥꯒꯤ ꯑꯣꯖꯥꯅ ꯍꯥꯏꯕ ꯈꯨꯗꯤꯡꯃꯛꯇꯣ ꯏꯟꯒꯗꯕꯅꯤ ꯃꯥꯒꯤ ꯑꯣꯖꯥꯅ ꯅꯠꯇꯗꯤ ꯑꯇꯣꯞꯄꯅ ꯍꯥꯏꯕ ꯑꯃꯠꯇ ꯃꯗꯣ ꯑꯔꯥꯟꯕꯅꯤ ꯍꯥꯏꯕꯒꯤ ꯀꯟꯁꯦꯞ ꯑꯃꯔꯣꯝꯗ ꯑꯩꯈꯣꯏꯅ ꯃꯗꯨꯒꯤ ꯏꯟꯖꯦꯛ ꯇꯧꯁꯜꯂꯦꯕ ꯑꯉꯥꯡꯁꯤꯡꯁꯤꯗ ꯃꯁꯤ ꯑꯉꯥꯡꯅ ꯁꯣꯏꯕ ꯅꯠꯇꯦ ꯑꯩꯈꯣꯏꯅꯅꯦ ꯁꯣꯏꯔꯤꯁꯤ ꯀꯣ ꯑꯩꯈꯣꯏꯅ ꯀꯌꯥꯝ ꯁꯣꯏꯒꯦ ꯍꯥꯏꯕꯨ ꯃꯃꯥ ꯂꯣꯟꯗ ꯍꯥꯏꯔꯒꯅ ꯃꯤꯇꯩꯂꯣꯟ ꯉꯥꯡꯉꯤꯕ ꯃꯤꯗꯣ ꯂꯥꯏꯔꯤꯛ ꯍꯩꯇꯕꯅꯤꯅ ꯈꯟꯕ ꯏꯪꯂꯤꯁ ꯉꯥꯡꯉꯒꯅ ꯂꯥꯏꯔꯤꯛ ꯍꯩꯕꯅꯤꯅ ꯈꯟꯕ ꯏꯪꯂꯤꯁꯄꯨ ꯑꯩꯈꯣꯏꯅ ꯂꯦꯡꯒ꯭ꯋꯦꯖ ꯑꯣꯐ ꯅꯣꯂꯦꯖ ꯂꯧꯔꯛꯄ ꯂꯣꯟ ꯑꯃꯅꯤꯅ ꯂꯧꯔꯛꯇꯕ ꯀꯣ ꯑꯗꯨꯗꯒꯤ ꯃꯁꯤ ꯀꯩꯁꯨ ꯅꯠꯇꯦ ꯃꯤꯈꯥ ꯄꯣꯜꯂꯨꯕꯗꯒꯤ ꯊꯣꯛꯄꯅꯦ ꯇꯥꯟꯖꯥ ꯆꯥꯔꯤꯉꯩꯗ ꯑꯣꯖꯥ ꯑꯩꯈꯣꯏ ꯃꯩꯇꯩ ꯃꯌꯦꯛꯀꯤ ꯃꯇꯥꯡꯁꯦ ꯑꯃꯇꯪꯒ ꯀꯣꯏꯁꯟ ꯑꯃꯇꯪꯒ ꯎꯁꯟꯖꯔꯝꯒꯦ ꯑꯗꯒꯤ ꯃꯈꯣꯏꯅ ꯃꯩꯇꯩ ꯃꯌꯦꯛꯁꯦ ꯃꯅꯤꯄꯨꯔꯗ ꯍꯧꯖꯤꯛꯇꯤ ꯈꯔ ꯍꯤꯡꯒꯠꯂꯦ ꯍꯥꯏꯔꯤꯕ ꯃꯩꯇꯩ ꯃꯌꯦꯛꯁꯤꯅ ꯃꯅꯤꯄꯨꯔꯁꯤꯗ ꯌꯨꯅꯤꯐꯤꯀꯦꯁꯟ ꯇꯧꯕ ꯅꯠꯇ꯭ꯔꯒꯅ ꯑꯩꯈꯣꯏ ꯆꯥꯎꯈꯠꯄ ꯃꯇꯝꯗ ꯃꯩꯇꯩ ꯃꯌꯦꯛꯁꯤꯅ ꯀꯔꯝꯕ ꯔꯣꯜ ꯂꯧꯔꯛꯀꯅꯤꯅ ꯑꯣꯖꯥꯒꯤ ꯋꯥꯈꯜꯗ ꯎꯕꯤꯕꯒꯦ ꯃꯁꯤ ꯀꯌꯥꯝ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏꯅ ꯈꯟꯕꯤꯕꯒꯦ ꯃꯃꯤꯡꯁꯤ ꯃꯤꯇꯩ ꯃꯌꯦꯛ ꯍꯥꯏꯗꯅ ꯀꯧꯏ ꯍꯥꯏꯗꯅ ꯃꯤꯇꯩ ꯈꯛꯀꯤ ꯋꯥ ꯅꯠꯇꯦ ꯃꯅꯤꯄꯨꯔꯗ ꯉꯥꯡꯅꯔꯤꯕ ꯂꯣꯟ ꯈꯨꯗꯤꯡꯃꯛꯁꯦ ꯃꯌꯦꯛꯁꯤꯅ ꯂꯣꯏꯅꯃꯛ ꯏꯕ ꯌꯥꯔꯤꯅꯦ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯃꯅꯤꯄꯨꯔꯒꯤ ꯑꯣꯟ ꯁꯀ꯭ꯔꯤꯞ ꯂꯩꯕ꯭ꯔꯥ ꯃꯅꯤꯄꯨꯔꯒꯤ ꯂꯣꯟ ꯑꯩꯈꯣꯏꯒꯤ ꯀꯃꯟ ꯂꯦꯡꯒ꯭ꯋꯦꯖ ꯂꯤꯡꯒꯥ ꯐꯪꯀꯥ ꯑꯣꯏꯕ ꯂꯣꯟꯗꯤ ꯀꯅꯥꯅ ꯑꯣꯏ ꯃꯤꯇꯩꯂꯣꯟ ꯑꯣꯏ ꯍꯥꯏꯕꯅꯦꯕ ꯀꯕꯨꯏꯗ ꯇꯥꯡꯈꯨꯜꯗ ꯅꯠꯇ꯭ꯔꯒ ꯀꯅꯥꯒꯨꯝꯕ ꯐꯨꯔꯨꯞ ꯑꯃꯗ ꯄꯣꯠꯁꯤ ꯏꯝꯄꯣꯖ ꯇꯧꯔꯨꯕꯒꯤ ꯋꯥ ꯅꯠꯇꯦꯕ ꯀꯣ ꯃꯔꯝꯗꯤ ꯑꯩꯈꯣꯏꯒꯤ ꯂꯤꯡꯒꯥ ꯐꯪꯀꯥ ꯑꯣꯏꯕ ꯑꯣꯐꯤꯁꯤꯌꯦꯜ ꯂꯣꯜꯁꯦ ꯃꯁꯤ ꯈꯪꯁꯤ ꯃꯁꯤ ꯏꯁꯤ ꯍꯥꯏꯕꯅꯦꯕ ꯑꯗꯨꯅ ꯃꯗꯨꯒꯤꯗꯨ ꯏꯅꯕ ꯍꯣꯠꯅꯔꯛꯄꯗ ꯃꯗꯨ ꯇꯝꯕ ꯃꯊꯧ ꯇꯥꯏ ꯀꯣ ꯇꯝꯃꯛꯇ꯭ꯔꯗꯤ ꯀꯔꯤꯁꯨ ꯑꯩꯈꯣꯏꯅ ꯍꯩꯔꯣꯏꯅ ꯈꯜꯂꯦꯕ ꯑꯗꯨꯅ ꯃꯗꯨ ꯃꯅꯤꯄꯨꯔꯗꯗꯤ ꯂꯩꯕ ꯃꯅꯤꯄꯨꯔꯤ ꯑꯝꯇ ꯈꯪꯗꯕ ꯀꯣ ꯑꯩ ꯃꯅꯤꯄꯨꯔꯤ ꯈꯪꯗꯦ ꯑꯩꯗꯤ ꯃꯤꯇꯩꯂꯣꯟ ꯈꯪꯗꯦ ꯍꯥꯏꯔꯒ ꯃꯁꯥꯁꯤ ꯂꯥꯏꯔꯤꯛ ꯍꯩꯕꯅꯤꯅ ꯆꯥꯎꯊꯣꯛꯆꯕ ꯃꯁꯦ ꯃꯤꯇꯩꯁꯤꯡꯒꯤ ꯃꯔꯛꯇꯁꯨ ꯂꯩꯌꯦ ꯑꯗꯨꯒ ꯑꯇꯣꯞꯄ ꯀꯝꯃꯨꯅꯤꯇꯤꯁꯤꯡꯗꯁꯨ ꯑꯩꯗꯤ ꯃꯅꯤꯄꯨꯔꯗꯤ ꯑꯩꯒꯤ ꯂꯩꯔꯤꯕ ꯑꯩꯅ ꯕꯤꯂꯣꯡ ꯇꯧꯔꯤꯕ ꯑꯩꯒꯤ ꯀꯩꯅꯣ ꯁ꯭ꯇꯦꯠꯅꯤꯗꯣ ꯑꯩ ꯃꯅꯤꯄꯨꯔꯤ ꯈꯪꯗꯦ ꯑꯩ ꯃꯅꯤꯄꯨꯔꯤ ꯇꯝꯃꯣꯏ ꯍꯥꯏꯌꯦꯕ ꯌꯦꯟꯅ ꯀꯦ ꯈꯣꯡꯉꯛꯇ꯭ꯔꯗꯤ ꯃꯗꯨꯕꯨ ꯌꯦꯜꯂꯕ ꯀꯣ ꯍꯨꯏꯗꯨ ꯒꯧ ꯒꯧ ꯈꯣꯡꯉꯛꯇ꯭ꯔꯕ ꯃꯗꯨꯕꯨ ꯍꯨꯏꯔꯕ ꯀꯣ ꯑꯗꯣ ꯍꯨꯏꯗꯨꯅ ꯃꯤꯌꯥꯎ ꯃꯤꯌꯥꯎ ꯍꯥꯏꯅ ꯁꯨꯝ ꯈꯣꯡ ꯂꯩꯔꯤꯗꯨꯕꯨ ꯑꯩꯈꯣꯏꯅ ꯍꯨꯏꯅꯤ ꯍꯥꯏꯒꯗ꯭ꯔꯥ ꯍꯧꯗꯣꯡꯅꯤ ꯍꯥꯏꯒꯗ꯭ꯔꯥ ꯀꯣ ꯑꯗꯨꯅ ꯂꯝ ꯑꯁꯤꯗ ꯂꯩꯔꯗꯤ ꯂꯝꯗꯨꯒꯤ ꯂꯣꯟꯗꯣ ꯈꯪꯒꯗꯕꯅꯦꯕ ꯃꯁꯤ ꯍꯤꯟꯗꯤ ꯈꯪꯗꯦ ꯍꯥꯏꯌꯦꯕ ꯑꯩ ꯍꯤꯟꯗꯤ ꯈꯪꯗꯦ ꯁ꯭ꯋꯥꯏꯗꯗꯤ ꯌꯥꯅꯤ ꯐꯣꯔꯦꯟ ꯀꯟꯇ꯭ꯔꯤꯗ ꯆꯠꯂꯀꯥꯟꯗ ꯅꯪ ꯀꯗꯥꯏꯗꯒꯤ ꯂꯥꯛꯄꯅꯣ ꯑꯩꯗꯤ ꯏꯟꯗꯤꯌꯥꯗꯒꯤꯅꯦ ꯑꯣꯐꯤꯁꯤꯌꯦꯜ ꯂꯦꯡꯒ꯭ꯋꯦꯖ ꯀꯔꯤ ꯑꯣꯏ ꯍꯤꯟꯗꯤ ꯑꯣꯏ ꯍꯥꯏꯔꯦ ꯑꯗꯨ ꯅꯣꯏ ꯍꯤꯟꯗꯤꯗꯨꯗꯤ ꯀꯃꯥꯏꯅ ꯇꯧ ꯑꯩ ꯍꯤꯟꯗꯤ ꯍꯩꯇꯦ ꯍꯥꯏꯗꯤ ꯑꯩꯁꯤ ꯑꯩꯁꯤ ꯀꯌꯥꯝ ꯌꯥꯝꯅ ꯏꯟꯗꯤꯌꯥꯟ ꯑꯣꯏꯔꯤꯕꯒꯦꯕ ꯁꯦꯝ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯃꯅꯤꯄꯨꯔꯗ ꯂꯩꯔꯦ ꯃꯥꯁꯦ ꯃꯅꯤꯄꯨꯔꯤꯅꯤ ꯍꯥꯏꯔꯒꯗꯤ ꯃꯅꯤꯄꯨꯔꯒꯤ ꯑꯣꯐꯤꯁꯤꯌꯦꯜ ꯂꯦꯡꯒ꯭ꯋꯦꯖ ꯃꯅꯤꯄꯨꯔꯒꯤ ꯑꯣꯐꯤꯁꯤꯌꯦꯜ ꯁꯀ꯭ꯔꯤꯞ ꯈꯪꯉꯀꯥꯟꯗ
मागीसे मसक तम थोरकरे belong मणिपुरी नि हाय belongingness to filter बिलोंगिंगनेस फिल तोरकने बा अदुना मिते मेक्से मसी इंपोज तौबगी वाना तिमसे मसी कोइना करिगुम्बा मणिपुरी लोल सिना पाइदगी कमन होइबा मियामना मसिंग याम लेबा कम्युनिटी सिना खांगबा लोल होइबनि मसी तंबगी वानी मयेक्सी मिते मेक हाइरे तना चिंगी कांगलोबना तमोय हाइरगदी मिते ने इंट्रोड्यूस तौरपगी मिते मेक हाइरपई वानी ममिंग ने को ममिंग सिदai कोइना नुंगाइत्रे एन हाइरगदी मितै येर हा मितै ngamo हा लोइ मकन तो साथा थाम सिदai पोछक्तुगी ममिंग अमा थोन बनेबा ममिंग दुदि पोथुरै बैठु तौरिबा मी अदुना मागा मागी कम्युनिटी मागी कांगलुप तो लोइना ना थोलम बने अदु कोइना लाली ची कोरम ने कोई तौर कोल हाइबा लाले ने कली दुना मणिपुर द लेरिबा कम्युनिटी खुदिंग मंगना मणिपुरी लोल खंबा हाइदि मितै लोल से असे खंबा मितै मयेक्सी सिदा इबा ngamba वेराबा मतमदा मंगोंदा मणिपुरी नेस की मसक को लाकनी हनीपुरी पाव हो जाना अदु कोइन सिने इंग्लिश साइबो वर्ड सिजो इंग्लैंड दे हो कोइवा इंग्लिश होइने अमेरिकन सुंगांगी यूरोपियन मैम सुजो तु मैम सुंगांगी इंग्लिश टू दी इंग्लैंड दे होइना इंग्लिश टू कोइ इंग्लैंड ते ngang दो दि तो दियो मानी आदो दा इंटरव्यू सम सांगला मे कोइ कैंसिल लगना क्वेश्चन माने तांगा ओजाना मणिपुर ले यु मी सिदा याम संबा मेसेज सम तांगा तना वाही मतंग थम्बीबा तागदी करी वाही थम्बिनी मी खुदिमुक्ता एनी मैतै हाइबा लेते एनी कम्युनिटी अमदा हेक ताबा मतंदा मणिपुरी एमोइना लौसननबा मेसेज समतंग आई तो ओइसे को मितै ओइसे कबुई ओइसे तंगकुल ओइसे खोंसाइ ओइसे अनाल ओइसे आई ओइरा कांदा आई ओइबा मयाम दो अदु अपुन मसक अमा थोरकदो हा अदुना मितै सिंसे मितै ओइदे मितै हानों तो ओइसे को मितै ओइरा कांदा मितै पुनबा नतगा पुलक्तबा हाइबि वाफंदो लान मितै पुनबा यादे करिया मितै दि ओइजु ओइदना ओइरा कांदा पुलकदो हा अदु मितै अनि सुना पुलक्पा यादे हाइबा वान तोबदि मितै अनि सुना लैति हाइबि अदु मधु लई लेती है हाना अदु नंग नथन मितै ओइबरा मयाम मितै तो ओइदे हाइबरा हाइन कनेबा अदु नते यार ए ना हाइजे मितै ओइबा हाइरगदि मागी चचा यु तफम मागी चचा या हि फम मागी लोल वांगांग साजत मागी मवोंग मतो मागी थाजबा लाइनिंग लाइसन बिलिप मयाम सिंथे इपा इपुना चलमदो अमुतंग चसेबो अदु एक चला कादा आइसे आया ओइराने अदु आइसे आई ओइरक्त्रगति से येन थोंबगा ओक थोंबगा माउ सब मानरगति को येन थोंबायना तोगान लेरो ओक थोंबायना तोगान लेरो को हंगामगा कोबी के चप मानरमो nga चप मानरमो महौ से थोंगा कांदा तनुदि हंगाम चानिंगे कोबी चानिंगे nga थोंग चानिंगे हाइनर रोएबा सुमाइना तौदना मागी मसक से हाना आइजे आई ओइबा आइना आई ओइरा कादने आई हाइबदु ला कादना नंगे दु लाइ महाक लाइ अदुना मयाम पुनमक्ता अयाना निंसिंग जदिबदि करिनो हाय मतबा मणिपुरी अमनी हारगदि मणिपुरी अमो अमतो ओइसेबा आइगे वाखल दा पुनिंग दा तुम्बदे हिपदे चारकपदा मणिपुरी वाखल लै कयाम खल्लबगे मणिपुर की ओइना आई करी तौबा नमबगे आई ना ngasi wa hingai punsi sida मणिपुर की ने हाइबा आई ngasi नोमगी नतगा whole life si baw ngasi baw da करी दी तौखरे मसाना मसारा वांग हंगम तुताई
ꯀꯣ ꯁꯤꯁꯨ ꯌꯥꯅꯤꯅ ꯈꯜꯂꯦꯅꯀꯣ ꯌꯥꯝ ꯐꯖꯩ ꯑꯣꯖꯥꯗꯣ ꯑꯣꯖꯥꯒꯤ ꯑꯣꯏꯅꯁꯨ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯤ ꯁꯅꯥꯃꯍꯤ ꯂꯥꯏꯅꯤꯡ ꯑꯃꯗꯤ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯕ ꯃꯇꯥꯡꯗ ꯑꯩꯈꯣꯏꯒꯤ ꯚꯤꯗꯤꯑꯣꯁꯤꯡ ꯀꯟꯇꯦꯟꯁꯤꯡ ꯁꯦꯝꯃꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯁꯂꯥꯏ ꯄꯣꯏꯟ ꯀꯧꯕ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜ ꯑꯃꯗ ꯚꯤꯗꯤꯑꯣꯁꯤꯡ ꯊꯥꯒꯠꯂꯀꯥꯟꯗ ꯑꯩꯈꯣꯏ ꯁꯤꯒꯨꯝꯕ ꯑꯥꯏꯗꯤꯌꯥ ꯃꯌꯥꯝꯁꯨ ꯇꯥꯛꯄꯒꯤ ꯑꯣꯖꯥꯒꯤ ꯆꯦꯅꯦꯜ ꯑꯃꯁꯨ ꯂꯩꯕꯅꯤ ꯑꯗꯨꯗꯁꯨ ꯃꯌꯥꯝ ꯆꯪꯉꯒ ꯑꯗꯨꯝ ꯌꯦꯡꯕꯤꯌꯨ ꯑꯗꯨꯒ ꯑꯣꯖꯥ ꯑꯣꯖꯥꯒꯤ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯁꯅꯥꯃꯍꯤꯒꯤ ꯙꯔꯃꯒꯤ ꯃꯇꯥꯡꯗꯁꯨ ꯑꯣꯖꯥꯒꯤ ꯑꯣꯏꯕ ꯄ꯭ꯔꯤꯆꯤꯡ ꯍꯥꯏꯇꯥꯔꯦꯅꯦ ꯋꯥꯈꯜꯂꯣꯟ ꯃꯌꯥꯝ ꯁꯟꯗꯣꯛꯄꯤꯔꯤ ꯁꯤꯗ ꯁꯅꯥꯃꯍꯤ ꯙꯔꯃꯁꯤꯗꯒꯤ ꯑꯣꯏꯕ ꯑꯩꯈꯣꯏꯅ ꯂꯧꯁꯟꯗꯕ ꯌꯥꯗꯕ ꯑꯔꯣꯏꯕ ꯑꯣꯏꯅ ꯑꯩꯈꯣꯏ ꯁꯤꯗꯒꯤ ꯂꯧꯁꯟꯗꯕ ꯌꯥꯗꯕ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛꯇ ꯀꯥꯟꯅꯒꯗꯕ ꯉꯁꯥꯏ ꯑꯣꯖꯥ ꯃꯃꯥꯡꯗꯕꯨꯗꯤ ꯄꯟꯕꯤꯈ꯭ꯔꯦ ꯑꯗꯨ ꯃꯇꯥꯡꯗ ꯑꯩꯈꯣꯏꯒꯤ ꯌꯦꯡꯕꯤꯔꯤꯕ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯑꯇꯣꯞꯄ ꯂꯥꯏꯅꯤꯡꯗ ꯃꯥꯒꯤ ꯀꯥꯟꯅꯕ ꯃꯌꯥꯝ ꯂꯩ ꯁꯅꯥꯃꯍꯤ ꯂꯥꯏꯅꯤꯡꯕꯨ ꯍꯥꯏꯔꯣ ꯃꯤꯇꯩ ꯂꯥꯏꯅꯤꯡꯕꯨ ꯍꯥꯏꯔꯣ ꯀꯣ ꯑꯔꯤꯕ ꯂꯥꯏꯅꯤꯡꯁꯦ ꯑꯁꯤꯗꯒꯤꯁꯨ ꯂꯥꯏꯔꯤꯛ ꯏꯕ ꯃꯌꯥꯝ ꯋꯥꯈꯜ ꯈꯟꯕ ꯃꯌꯥꯝ ꯀꯥꯟꯅꯅꯤ ꯈꯟꯕ ꯃꯌꯥꯝ ꯏꯔꯝꯃꯦ ꯏꯔꯝꯕꯗꯨꯗꯒꯤ ꯑꯃ ꯑꯅꯤꯗꯪ ꯃꯌꯥꯝ ꯍꯥꯏꯗꯤ ꯃꯁꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯇ ꯂꯣꯏꯅ ꯀꯥꯟꯅꯒꯗꯧꯕ ꯁꯅꯥꯃꯍꯤ ꯆꯠꯀꯦ ꯆꯠꯂꯨ ꯆꯠꯂꯣꯏ ꯇꯨ ꯈ꯭ꯔꯤꯁꯇꯥꯟ ꯆꯠꯀꯦ ꯆꯠꯂꯨ ꯆꯠꯂꯣꯏ ꯇꯨ ꯍꯤꯟꯗꯨ ꯆꯠꯀꯦ ꯆꯠꯂꯨ ꯆꯠꯂꯣꯏ ꯇꯨ ꯏꯍꯥꯟ ꯍꯥꯟꯕꯗ ꯀꯩꯅꯣꯗ ꯑꯃꯝꯕꯗ ꯏꯀꯥꯏꯕ ꯈꯪꯉꯣ ꯀꯅꯥꯒꯨꯝꯕ ꯑꯝꯇ ꯂꯩꯇ꯭ꯔꯦꯅ ꯈꯜꯂꯕ ꯀꯅꯥꯝ ꯈꯪꯗ꯭ꯔꯦꯅ ꯈꯜꯂꯕ ꯑꯗꯨꯐꯥꯎꯕ ꯑꯩꯅ ꯐꯠꯇꯕ ꯊꯕꯛ ꯇꯧꯔꯨꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯕꯨꯗꯤ ꯃꯤꯅꯝꯕ ꯉꯝꯃꯣꯏ ꯀꯣ ꯑꯗꯨꯅ ꯑꯩꯕꯨ ꯃꯤꯅꯝꯕ ꯉꯝꯃꯛꯇ꯭ꯔꯗꯤ ꯑꯩ ꯅꯠꯇꯕ ꯑꯩ ꯑꯃ ꯃꯅꯨꯡꯗ ꯌꯥꯎꯔꯤ ꯁꯤꯕꯨ ꯀꯔꯤ ꯀꯧꯒꯅꯤ ꯑꯩ ꯃꯁꯛ ꯈꯪꯕ ꯑꯁꯤꯕ ꯀꯅꯥꯅꯣ ꯍꯥꯏꯕꯁꯦ ꯇꯣꯝꯕ ꯆꯥꯎꯕ ꯑꯩꯒꯤ ꯃꯤꯡ ꯍꯥꯏꯔꯤꯅꯤ ꯈꯨꯠ ꯑꯩꯒꯤ ꯈꯨꯠꯅꯤ ꯍꯛꯆꯥꯡ ꯑꯩꯍꯥꯛ ꯍꯛꯆꯥꯡꯅꯤ ꯂꯩꯐꯝ ꯑꯩꯒꯤ ꯑꯗꯨꯗꯤ ꯑꯩꯗꯨ ꯀꯅꯥꯅꯣ ꯀꯣ ꯃꯤꯡ ꯐꯥꯎꯕ ꯑꯩꯒꯤ ꯃꯤꯡ ꯍꯥꯏꯕꯅꯦꯕ ꯊꯋꯥꯏ ꯐꯥꯎꯕ ꯑꯩꯍꯥꯛꯀꯤ ꯊꯋꯥꯏ ꯍꯥꯏꯔꯦꯕ ꯑꯗꯨꯗꯤ ꯑꯩꯗꯨ ꯀꯅꯥꯅꯣ ꯍꯥꯏꯕ ꯑꯃ ꯂꯥꯛꯑꯦꯕ ꯑꯗꯨꯒꯤ ꯀꯟꯁꯦꯞ ꯑꯃ ꯈꯪꯕ ꯃꯊꯪꯗꯅ ꯑꯩꯈꯣꯏꯒꯤ ꯑꯩꯅ ꯄꯥꯕ ꯋꯥꯠꯄ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏꯀꯣ ꯂꯥꯏꯅꯤꯡ ꯈꯨꯗꯤꯡꯃꯛꯇ ꯐꯪꯕ ꯉꯝꯗꯕ ꯑꯩꯈꯣꯏꯒꯤ ꯁꯅꯥꯃꯍꯤ ꯂꯥꯏꯅꯤꯡꯗꯗꯤ ꯌꯥꯎꯕ ꯄꯣꯠꯁꯤ ꯀꯩꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯍꯩ ꯍꯥ ꯍꯥꯏꯕ ꯍꯩꯅ ꯏꯄꯥꯅꯦ ꯍꯥꯅ ꯏꯃꯥꯅꯦ ꯍꯥꯏꯕ ꯃꯤꯁꯤ ꯂꯥꯏꯁꯤꯅ ꯁꯦꯝꯃꯛꯄ ꯃꯇꯝꯗ ꯃꯥꯅ ꯃꯤꯇꯩ ꯄꯥꯡꯒꯜꯅ ꯁꯦꯝꯃꯛꯇꯦ ꯑꯩꯅ ꯃꯤꯇꯩ ꯑꯣꯏꯅ ꯁꯦꯝꯃꯛꯄꯒꯤ ꯋꯥ ꯅꯠꯇꯦ ꯃꯤꯅꯦꯕ ꯁꯦꯝꯃꯛꯏꯁꯤ ꯃꯤ ꯃꯔꯛꯇꯒꯤ ꯑꯩꯈꯣꯏꯅ ꯃꯥꯅ ꯃꯤꯇꯩꯅꯦ ꯃꯥꯅ ꯃꯤꯇꯩ ꯄꯥꯡꯒꯜꯅꯦ ꯃꯥꯅ ꯆꯤꯡꯃꯤꯅꯦ ꯃꯥꯅ ꯀꯕꯨꯏꯅꯦ ꯇꯥꯡꯈꯨꯜꯅꯦ ꯃꯥꯎꯅꯦ ꯃꯔꯥꯝꯅꯦ ꯀꯣ ꯑꯗꯨꯗꯒꯤ ꯃꯥꯅ ꯄꯟꯖꯥꯕꯤꯅꯦ ꯃꯥꯅ ꯖꯄꯥꯅꯤꯅ ꯑꯃꯦꯔꯤꯀꯥꯅꯦ ꯏꯪꯂꯤꯁꯃꯦꯟ ꯃꯤꯅ ꯈꯥꯏꯕꯅꯦꯕ ꯂꯥꯏꯅ ꯁꯦꯝꯃꯤꯗꯤ ꯃꯤꯅꯦꯕ ꯀꯣ ꯑꯗꯨꯅ ꯃꯤ ꯍꯥꯏꯕꯁꯦ ꯁꯦꯝꯃꯛꯏꯕ ꯃꯤꯁꯤꯗ ꯂꯥꯏꯅ ꯃꯥꯂꯦꯝ ꯂꯩꯄꯥꯛꯁꯤ ꯂꯩꯁꯦ we have only one ꯑꯃꯈꯛꯇꯅꯦꯕ ꯂꯩꯔꯤꯁꯦ ꯀꯣ ꯑꯁꯤꯗ ꯂꯩꯃꯤꯟꯅꯔꯤꯕ ꯑꯩꯈꯣꯏꯗ ꯄꯤꯔꯛꯄꯁꯤ ꯂꯥꯏꯅ ꯑꯩꯉꯣꯟꯗꯗꯤ ꯄꯤꯔꯛꯑꯒ ꯅꯪꯉꯣꯟꯗꯗꯤ ꯄꯤꯔꯛꯑꯣ ꯍꯥꯏꯕ ꯌꯥꯗꯦꯕ ꯆꯞ ꯃꯥꯟꯅꯅ ꯄꯤꯔꯝꯗꯣꯏꯅꯦꯕ ꯈꯨꯗꯝ ꯑꯃ ꯍꯥꯏꯔꯕꯗ ꯅꯨꯃꯤꯠ ꯊꯣꯔꯛꯏꯅꯦ ꯅꯨꯃꯤꯠ ꯊꯣꯔꯛꯄꯁꯤ ꯅꯨꯃꯤꯠꯇ ꯈꯣꯏꯔꯝꯕ ꯃꯤꯗꯁꯨ ꯃꯉꯥꯟ ꯄꯤꯅꯤ ꯈꯣꯏꯔꯝꯗꯕ ꯃꯤꯗꯁꯨ ꯃꯉꯥꯟ ꯄꯤꯅꯤ ꯍꯨꯔꯥꯟꯕꯒꯤ ꯌꯨꯝꯗꯁꯨ ꯅꯨꯃꯤꯠ ꯃꯉꯥꯟ ꯑꯗꯨꯝ ꯇꯥꯔꯝꯒꯅꯤ ꯁꯥꯙꯨꯒꯤ ꯌꯨꯝꯗꯁꯨ ꯅꯨꯃꯤꯠ ꯃꯉꯥꯟ ꯑꯗꯨꯝ ꯇꯥꯏ ꯆꯞ ꯃꯥꯟꯅꯅ ꯌꯦꯡꯉꯦꯕ ꯀꯣ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯃꯤꯑꯣꯏꯕꯁꯤꯅ ꯇꯥꯏꯕꯪꯄꯥꯟꯁꯤꯒ ꯑꯋꯥꯕ ꯈꯥꯡꯕ ꯉꯝꯅꯅꯕꯒꯤꯗꯃꯛ ꯇꯥꯏꯕꯪꯁꯤꯗꯒꯤ ꯅꯨꯡꯉꯥꯏꯕ ꯄꯨꯊꯣꯛꯇꯅ ꯃꯥꯒꯤ ꯄꯨꯟꯁꯤꯒꯤ ꯑꯔꯥꯟꯕ ꯐꯪꯉꯛꯄꯗ ꯂꯥꯏꯅꯅꯕꯒꯤꯗꯃꯛ ꯄꯥꯝꯕꯩ ꯑꯅꯤꯈꯛ ꯄꯤꯌꯦꯕ ꯀꯣ ꯃꯁꯤ ꯃꯤꯇꯩꯒꯤ ꯕꯤꯂꯤꯞ ꯍꯥꯏꯇꯥꯔꯦ ꯃꯗꯨ ꯄꯥꯝꯕꯩ ꯑꯅꯤꯁꯤ ꯀꯩꯅꯣ ꯍꯩ ꯍꯥ ꯏꯃꯥ ꯏꯄꯥ ꯑꯩꯈꯣꯏꯒꯤ ꯃꯤꯇꯩꯒꯤ ꯂꯥꯏꯅꯤꯡ ꯈꯨꯗꯤꯡꯃꯛ ꯐꯤꯖꯣꯜꯗꯒꯤ ꯆꯥꯛꯆꯥ ꯌꯥꯍꯤꯞꯇꯒꯤ ꯄꯨꯝꯅꯃꯛ ꯏꯃꯥ ꯏꯄꯥꯅꯤ ꯂꯩꯔꯤꯁꯦ ꯅꯨꯄꯥ ꯅꯨꯄꯤꯒꯤ ꯀꯣꯟꯁꯦꯞꯁꯤꯗ ꯑꯩꯈꯣꯏ ꯗꯤꯕꯦꯂꯞ ꯇꯧꯋꯦ ꯑꯗꯨꯅ ꯍꯩꯅ ꯏꯄꯥꯅꯤ ꯍꯥꯟꯅ ꯏꯃꯥꯅꯤ ꯍꯥꯏꯔꯛꯄꯅꯤ ꯑꯗꯨꯅ ꯑꯉꯝꯕ ꯆꯤꯡ ꯀꯥꯔꯛꯄ ꯑꯔꯨꯕ ꯄꯣꯠ ꯊꯥꯡꯒꯠꯄꯗ ꯍꯩ ꯍꯥꯏꯅ ꯍꯥꯏꯔꯒ ꯑꯩꯈꯣꯏ ꯋꯥꯔꯛꯑꯕ ꯃꯇꯝꯗ ꯀꯣ ꯍꯩ ꯍꯩꯅ ꯅꯥꯍꯦꯔꯛꯄ ꯑꯋꯥꯕ ꯀꯣ ꯃꯁꯤꯕꯨ ꯅꯥꯍꯦꯗꯕ ꯃꯤ ꯂꯩꯒꯗ꯭ꯔꯥ ꯃꯥꯂꯦꯝꯁꯤꯗ ꯍꯩꯁꯤ ꯁꯣꯝ ꯅꯥꯀꯟꯗ ꯃꯤꯇꯩꯒꯤꯗ ꯍꯩ ꯍꯥꯏꯕꯗꯤ ꯏꯄꯥꯅꯤ ꯍꯥꯏꯕꯒꯤ ꯀꯟꯁꯦꯞꯇꯨ ꯖꯄꯥꯟꯁꯤꯡꯅꯗꯤ ꯈꯪꯉꯝꯃꯣꯏꯕ ꯅꯠꯇ꯭ꯔꯥ ꯀꯣꯔꯤꯌꯟꯁꯤꯡꯅꯗꯤ ꯈꯪꯉꯝꯃꯣꯏꯕ
ꯑꯗꯨꯕꯨ ꯃꯣꯏ ꯅꯥꯍꯦꯗꯕ꯭ꯔꯥꯕ ꯃꯣꯏꯅ ꯍꯩ ꯑꯗꯨꯝ ꯍꯥꯏꯔꯝꯒꯅꯤ ꯃꯣꯏꯁꯨ ꯍꯩ ꯀꯣ ꯑꯗꯨꯗꯒꯤꯗꯤ ꯁꯤꯕ ꯃꯇꯝꯗ ꯅꯤꯡꯁꯥꯁꯣꯔ ꯍꯥꯏꯅ ꯅꯤꯡꯁꯥꯁꯣꯔ ꯍꯣꯟꯗꯣꯛꯑꯒ ꯍꯥ ꯍꯥꯏꯕꯁꯤꯗ ꯑꯩꯈꯣꯏ ꯂꯣꯏ ꯁꯤꯅꯦ ꯀꯣ ꯑꯗꯨꯅ ꯇꯥꯏꯕꯪ ꯄꯥꯟꯕ ꯂꯥꯟꯅꯕꯁꯨ ꯄꯂꯦꯝ ꯏꯃꯥꯅ ꯂꯥꯟꯕꯤ ꯍꯥ ꯍꯥꯏꯕꯁꯤꯗ ꯑꯗꯣ ꯑꯋꯥꯕ ꯈꯥꯡꯕ ꯉꯝꯃꯛꯇ꯭ꯔꯕ ꯄꯨꯡꯂꯣꯏ ꯂꯣꯏꯔꯕ ꯑꯔꯣꯏꯕ ꯃꯇꯝꯗꯨꯗ ꯏꯃꯥꯅ ꯑꯩꯕꯨ ꯂꯥꯟꯕꯤꯕꯅꯦꯕ ꯑꯗꯨ ꯃꯁꯤꯗ ꯂꯥꯟꯕꯤꯔꯝꯃꯣꯏꯗꯕ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯁꯤ ꯀꯔꯝꯕ ꯂꯩꯄꯥꯛꯇ ꯀꯔꯝꯕ ꯖꯥꯇꯤꯗ ꯌꯥꯎꯔꯝꯒꯗꯒꯦ ꯀꯣ ꯅꯤꯡꯁꯥꯁꯣꯔ ꯆꯤꯡꯁꯤꯜꯂꯒ ꯁꯤꯕ ꯀꯔꯝꯕ ꯂꯩꯄꯥꯛꯀꯤ ꯃꯤ ꯌꯥꯎꯔꯝꯒꯗꯒꯦ ꯂꯣꯏꯅ ꯍꯣꯟꯗꯣꯛꯑ ꯁꯤꯔꯝꯒꯅꯦꯕ ꯑꯗꯨꯅ ꯑꯩꯅ ꯇꯥꯏꯕꯪꯄꯥꯟꯁꯤꯗ ꯄꯣꯛꯂꯛꯄꯗ ꯑꯩꯒꯤ ꯑꯋꯥꯕꯗ ꯃꯇꯦꯡ ꯄꯥꯡꯕ ꯈꯥꯡꯕ ꯉꯝꯕꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯀꯅꯥꯅ ꯄꯟꯊꯧ ꯏꯄꯥꯅ ꯑꯩꯒꯤ ꯑꯋꯥꯕ ꯈꯝ ꯊꯦꯡꯉꯕ ꯃꯇꯝꯗ ꯑꯩꯕꯨ ꯇꯥꯏꯕꯪꯗꯒꯤ ꯂꯥꯟꯕꯤꯕ ꯑꯅꯤꯁꯦ ꯄꯂꯦꯝ ꯄꯟꯊꯧ ꯑꯅꯤꯅ ꯑꯊꯣꯏꯕꯅꯦ ꯍꯥꯏꯗꯅ ꯑꯩꯒꯤ ꯂꯥꯏꯅꯤꯡꯂꯣꯟꯗ ꯀꯔꯤ ꯍꯥꯏꯔꯝꯃꯤ ꯍꯥꯏꯕꯗ ꯃꯆꯥ ꯑꯣꯏꯕ ꯏꯄꯥꯗꯒꯤ ꯍꯦꯟꯅ ꯋꯥꯡꯕ ꯂꯩꯇꯦ ꯄꯂꯦꯝ ꯏꯃꯥꯗꯒꯤ ꯍꯦꯟꯅ ꯂꯨꯝꯕ ꯍꯛꯄ ꯚꯦꯂꯨ ꯂꯩꯕꯁꯦ ꯂꯩꯇꯦ ꯍꯥꯏꯗꯨꯅ ꯀꯣꯔꯧ ꯅꯨꯡꯅ ꯋꯥꯡꯕꯔꯥ ꯄꯟꯊꯧ ꯏꯄꯥꯗꯨꯅ ꯃꯍꯦꯜꯂꯦ ꯃꯥꯂꯦꯝ ꯂꯩꯅ ꯂꯨꯝꯕꯔꯥ ꯍꯥꯏꯁꯦ ꯄꯂꯦꯝ ꯏꯃꯥꯅ ꯃꯔꯨꯅꯤ ꯍꯥꯏꯁꯦ ꯑꯗꯨꯅ ꯃꯁꯤꯒꯤ ꯍꯩ ꯍꯥ ꯑꯁꯤꯒꯤ ꯀꯣꯟꯁꯦꯞꯁꯦ ꯃꯁꯤꯅ ꯑꯩꯈꯣꯏꯒꯤ ꯁꯅꯥꯃꯍꯤ ꯂꯥꯏꯅꯤꯡꯕꯨ ꯍꯥꯏꯔꯣ ꯃꯤꯇꯩ ꯂꯥꯏꯅꯤꯡ ꯃꯁꯤꯒꯤ ꯁꯥꯒꯠꯅꯕꯒꯤ ꯐꯥꯎꯟꯗꯦꯁꯟ ꯑꯣꯏ ꯃꯁꯤ ꯃꯥꯂꯦꯝ ꯄꯨꯝꯅꯃꯛꯇ ꯑꯦꯄ꯭ꯂꯥꯏ ꯇꯧꯕ ꯌꯥꯅꯤ ꯀꯣ ꯁꯤꯁꯨ ꯌꯥꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯣꯖꯥꯗꯣ ꯑꯣꯖꯥ ꯋꯥꯔꯤ ꯁꯥꯟꯅꯕꯁꯦ ꯃꯇꯨꯡꯗꯁꯨ ꯑꯣꯖꯥ ꯑꯩꯈꯣꯏ ꯀꯩꯅꯣ ꯇꯧꯁꯦ ꯍꯣꯏ ꯑꯣꯖꯥꯒꯤ ꯁꯪꯒꯗꯕ ꯃꯇꯝ ꯌꯦꯡꯉꯒ ꯑꯩꯈꯣꯏ ꯑꯃꯨꯛ ꯂꯥꯛꯆꯒꯦ ꯑꯣꯖꯥꯒꯤ ꯆꯤꯟꯅ ꯃꯇꯝ ꯀꯥꯏꯊꯣꯛꯄꯤꯔꯒ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯁꯨꯃꯥꯏꯅ ꯌꯥꯝ ꯃꯇꯤꯛ ꯊꯥꯒꯠꯆꯩ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨꯁꯨ ꯑꯩ ꯈꯨꯔꯨꯝꯖꯔꯤ ꯌꯦꯡꯕꯤꯔꯤꯕ ꯃꯌꯥꯝꯕꯨ ꯇꯥꯡꯅ ꯅꯣꯛꯆꯔꯤ ꯑꯗꯨꯒ ꯉꯁꯤ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏ ꯏꯅꯥꯛꯇ ꯐꯝꯕꯤꯔꯀꯥꯟꯗ ꯑꯩꯈꯣꯏ ꯐꯝꯕꯤꯔꯤꯕ ꯑꯩꯈꯣꯏꯒꯤ ꯑꯩꯈꯣꯏꯅ ꯀꯩ ꯋꯥꯍꯪ ꯈꯔꯗꯪ ꯍꯪꯖꯒꯦꯅ ꯎꯅꯖꯔꯤꯕꯁꯤ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯍꯧꯖꯤꯛ ꯍꯧꯖꯤꯛꯅ ꯃꯅꯤꯄꯨꯔꯒꯤ DMUꯗ ꯍꯤꯟꯗꯤꯒꯤ ꯄ꯭ꯔꯣꯐꯦꯁꯔ ꯑꯣꯏꯅ ꯂꯩꯔꯤꯕ ꯃꯅꯤꯄꯨꯔꯒꯤ ꯁꯅꯥꯃꯍꯤ ꯂꯥꯏꯅꯤꯡꯒꯤ ꯃꯇꯥꯡꯗ ꯑꯦꯛꯁꯄꯔꯠ ꯑꯃꯁꯨꯡ ꯄꯤꯛꯆꯔ ꯑꯃ ꯑꯣꯏꯅ ꯂꯩꯕꯤꯔꯤꯕ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯁꯒꯣꯜꯁꯦꯝ ꯂꯟꯆꯦꯟꯕ ꯃꯩꯇꯩ ꯑꯩꯈꯣꯏꯗ ꯁꯤꯒꯨꯝꯕ ꯃꯇꯝ ꯄꯤꯕꯤꯕꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯗꯣ ꯑꯍꯥꯟꯕꯗ ꯑꯣꯖꯥꯗ ꯑꯩꯈꯣই ꯊꯝꯖꯅꯤꯡꯉꯤꯕ ꯀꯣꯏꯁꯟꯁꯦ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯀꯝꯃ꯭ꯌꯨꯅꯤꯇꯤꯁꯦ ꯑꯣꯜꯃꯣꯁ 36 ꯃꯨꯛ ꯂꯩꯌꯦꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯌꯦ ꯑꯗꯨꯗ ꯂꯩꯔꯤꯕ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯈꯨꯗꯤꯡꯃꯛꯁꯦ ꯃꯥꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯔꯤꯂꯤꯖꯟ ꯃꯥꯒꯤ ꯇꯣꯉꯥꯟꯕ ꯙꯔꯃ ꯂꯩ ꯑꯩꯈꯣꯏꯒꯤ ꯑꯣꯏꯕ ꯑꯥꯏꯗꯤꯑꯣꯂꯣꯖꯤꯁꯤꯅ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛꯇ ꯄꯤꯕ ꯌꯥꯕ ꯈ꯭ꯋꯥꯏꯗꯒꯤ ꯀꯥꯟꯅꯕ ꯋꯥꯈꯜꯂꯣꯟ ꯅꯠꯇ꯭ꯔꯒꯅ ꯑꯥꯏꯗꯤꯑꯣꯂꯣꯖꯤꯁꯦ ꯀꯔꯤꯅꯤ ꯍꯥꯏꯅ ꯑꯣꯖꯥꯒꯤ ꯃꯤꯠꯌꯦꯡꯗ ꯊꯝꯕꯤꯕ ꯉꯁꯤ ꯍꯪꯕꯤꯔꯤꯕꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏ ꯁꯅꯥꯃꯍꯤ ꯂꯥꯏꯅꯤꯡ ꯍꯥꯏꯅ ꯑꯩꯈꯣꯏꯅ ꯂꯧꯔꯤꯕꯁꯤ ꯊꯥꯏꯅꯒꯤ ꯃꯤꯇꯩ ꯂꯥꯏꯅꯤꯡꯗꯨꯅꯤ ꯃꯤꯇꯩ ꯂꯥꯏꯅꯤꯡꯗꯨꯕꯨ ꯑꯩꯈꯣꯏꯅ ꯁꯅꯥꯃꯍꯤ ꯂꯥꯏꯅꯤꯡ ꯍꯥꯏꯔꯒ ꯑꯃꯁꯨ ꯈꯪꯅꯕꯅꯤ ꯍꯥꯏꯔꯤꯕ ꯃꯁꯤꯗꯤ ꯑꯩꯈꯣꯏꯅ ꯃꯁꯤꯗꯩꯁꯤꯗ ꯂꯥꯏꯅꯤꯡꯁꯤꯗ ꯌꯥꯎꯔꯤꯕ ꯄꯣꯠ ꯈꯨꯗꯤꯡꯃꯛꯁꯦ ꯃꯤ ꯁꯥ ꯉꯥ ꯂꯩꯔꯤꯕ ꯃꯌꯥꯝꯁꯦ ꯂꯣꯏꯅ ꯊꯋꯥꯏ ꯄꯥꯜꯂꯤ ꯉꯥꯡꯕ ꯉꯝꯕ ꯉꯝꯗꯕꯗꯨꯅ ꯇꯣꯉꯥꯟꯕꯅꯤ ꯃꯔꯝꯗꯤ ꯃꯌꯥꯝ ꯑꯁꯤꯗ ꯑꯩꯈꯣꯏ ꯃꯇꯤꯛ ꯃꯌꯥꯏ ꯁꯜꯂꯀꯥꯟꯗ ꯃꯣꯏꯗꯨ ꯑꯍꯤꯡꯕ ꯑꯣꯏꯔꯤꯅꯦ ꯑꯗꯨꯅ ꯃꯗꯨꯒꯤ ꯁꯟꯗꯣꯛꯄꯗꯨꯕꯨ ꯑꯩꯈꯣꯏꯅ ꯁꯂꯥꯏꯔꯦꯜ ꯁꯤꯗꯕ ꯍꯥꯏꯅ ꯀꯧꯏ ꯃꯗꯨꯅ ꯃꯌꯥꯝ ꯄꯨꯝꯅꯃꯛꯁꯦ ꯆꯞ ꯃꯥꯟꯅꯩ ꯅꯨꯡꯉꯥꯏꯇꯕꯒꯤ ꯐꯥꯎꯔꯛꯄꯗꯨꯗꯤ ꯃꯗꯨꯒꯨꯝꯕ ꯅꯨꯡꯉꯥꯏꯇꯕꯗꯣ ꯀꯝꯃꯨꯅꯤꯇꯤ ꯑꯃꯗ ꯊꯣꯛꯄꯗ ꯑꯗꯨꯝ ꯅꯨꯡꯉꯥꯏꯔꯣꯏ ꯑꯩꯉꯣꯟꯗ ꯅꯨꯡꯉꯥꯏꯇꯕꯗꯣ ꯃꯥꯁꯨ ꯅꯨꯡꯉꯥꯏꯔꯣꯏ ꯃꯥꯅ ꯅꯨꯡꯉꯥꯏꯕꯗꯣ ꯑꯩꯍꯥꯛꯁꯨ ꯅꯨꯡꯉꯥꯏꯒꯅꯤ ꯃꯔꯝꯗꯤ ꯑꯩꯈꯣই ꯄꯨꯝꯅꯃꯛꯁꯦ ꯃꯤꯅꯦ ꯂꯥꯏꯅ ꯁꯦꯝꯃꯛꯄꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯀꯝꯃꯨꯅꯤꯇꯤ ꯑꯣꯏꯅ ꯁꯦꯝꯕ ꯅꯠꯇꯦ ꯀꯝꯃꯨꯅꯤꯇꯤꯁꯤꯗꯤ ꯃꯤꯒꯤ ꯃꯔꯛꯇ ꯃꯤꯅ ꯈꯥꯏꯕꯅꯤ ꯃꯤ ꯍꯥꯏꯕꯗꯨꯗꯤ ꯑꯃꯠꯇꯅꯤ ꯍꯥꯏꯕꯒꯤ ꯑꯩꯈꯣই ꯄꯨꯝꯅꯃꯛ ꯆꯞ ꯃꯥꯟꯅꯩ ꯑꯩꯈꯣই ꯄꯨꯝꯅꯃꯛꯇ ꯅꯠꯇꯅ ꯃꯍꯧꯁꯥ ꯈꯨꯠꯁꯦꯝꯁꯤꯗ ꯌꯥꯎꯔꯤꯕ ꯁꯩꯄꯥꯜ ꯂꯩꯄꯥꯜ ꯃꯌꯥꯝ
ꯃꯌꯥꯝ ꯄꯨꯝꯅꯃꯛꯁꯦ ꯃꯁꯤꯗꯁꯨ ꯂꯣꯏꯅꯃꯛ ꯑꯩꯈꯣꯏ ꯃꯇꯤꯛ ꯃꯌꯥꯏ ꯌꯥꯎꯏ ꯍꯥꯏꯕꯒꯤ ꯑꯃꯠꯇ ꯑꯣꯏꯕꯒꯤ ꯃꯥꯟꯅꯕꯒꯤ ꯃꯤꯠꯌꯦꯡꯁꯦ ꯌꯦꯡꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯇ ꯆꯞ ꯃꯥꯟꯅꯕ ꯅꯨꯡꯁꯤꯅꯕ ꯂꯩꯅꯦꯅ ꯈꯜꯂꯤ ꯃꯁꯤꯅꯤ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯇ ꯑꯦꯄ꯭ꯂꯥꯏ ꯇꯧꯕ ꯃꯇꯝꯗ ꯂꯣꯏꯅꯃꯛꯇ ꯀꯥꯟꯅꯅꯦꯅ ꯈꯜꯂꯤꯁꯦ ꯑꯣꯖꯥ ꯑꯗꯨꯗꯤ ꯉꯁꯥꯏ ꯄꯣꯠꯁꯦ ꯑꯩꯈꯣꯏꯅ ꯃꯊꯪ ꯂꯥꯛꯀꯗꯕ ꯀꯣꯏꯁꯟꯁꯤꯒꯤ ꯑꯣꯏꯅꯁꯨ ꯑꯗꯨꯝ ꯑꯣꯖꯥꯒꯤ ꯄꯥꯎꯈꯨꯝꯁꯨ ꯌꯥꯎꯔꯦ ꯑꯗꯩ ꯍꯥꯏꯔꯤꯕ ꯑꯥꯏꯗꯤꯌꯣꯂꯣꯖꯤꯁꯤꯅ ꯑꯩꯈꯣꯏꯁꯦ ꯂꯩꯔꯤꯕ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯗ ꯍꯧꯖꯤꯛ ꯈꯥꯏꯕꯨꯡ ꯇꯥꯗꯅ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯊꯣꯛꯏꯕ ꯄꯣꯠꯁꯤꯗ ꯀꯗꯥꯏꯗ ꯑꯦꯄ꯭ꯂꯥꯏ ꯇꯧꯕ ꯌꯥꯒꯗꯒꯦꯅ ꯀꯣꯏꯁꯟꯁꯤ ꯃꯊꯪꯗ ꯂꯥꯛꯆꯒꯦꯅ ꯇꯧꯕꯅꯤ ꯑꯗꯣ ꯑꯣꯖꯥꯅꯁꯨ ꯉꯁꯥꯏ ꯅꯨꯡꯁꯤꯅꯕꯁꯤꯕꯨ ꯂꯩꯔꯒꯗꯤ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛꯁꯦ ꯂꯣꯏꯅꯃꯛ ꯀꯩꯅꯣ ꯇꯧ ꯌꯨꯅꯥꯏꯠ ꯇꯧꯕ ꯌꯥꯅꯤ ꯍꯥꯏꯕ ꯄꯣꯏꯟꯁꯤ ꯑꯗꯨꯝ ꯌꯥꯎꯈ꯭ꯔꯕ꯭ꯔꯥꯅ ꯈꯜꯂꯤ ꯑꯗꯣ ꯃꯊꯪꯗ ꯑꯣꯖꯥ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯑꯩꯈꯣꯏꯒꯤ ꯁꯤꯚꯤꯂꯥꯏꯖꯦꯁꯟ ꯑꯗꯨꯒ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯍꯤꯁꯇ꯭ꯔꯤ ꯁꯤ ꯑꯩꯈꯣꯏ ꯆꯍꯤ 2,000 ꯍꯦꯜꯂꯦ ꯑꯗꯩ ꯑꯏꯕ ꯍꯤꯁꯇ꯭ꯔꯤ ꯑꯣꯏꯅ ꯆꯍꯤ 2,000 ꯍꯦꯜꯂꯦ ꯑꯗꯨꯒꯤ ꯃꯃꯥꯡꯗꯁꯨ ꯃꯌꯥꯝ ꯂꯩꯈ꯭ꯔꯦ ꯍꯥꯏꯅ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛꯁꯤꯅ ꯂꯣꯏꯅꯃꯛ ꯊꯝꯃꯤ ꯍꯧꯖꯤꯛꯐꯥꯎꯁꯦ ꯑꯗꯣ ꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯍꯤꯁꯇ꯭ꯔꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯁꯤꯚꯤꯂꯥꯏꯖꯦꯁꯟ ꯑꯩꯈꯣꯏ ꯀꯜꯆꯔ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯁꯤꯚꯤꯂꯥꯏꯖꯦꯁꯟꯁꯤꯒꯤ ꯋꯥꯔꯤꯁꯤꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯍꯧꯖꯤꯛ ꯀꯔꯦꯟ ꯂꯩꯔꯤꯕ ꯁꯤꯆꯨꯋꯦꯁꯟꯁꯤꯗ ꯃꯁꯤꯒꯤ ꯁꯤꯚꯤꯂꯥꯏꯖꯦꯁꯟꯁꯦ ꯑꯩꯈꯣꯏ ꯉꯁꯤ ꯃꯅꯤꯄꯨꯔ ꯍꯥꯏꯅ ꯈꯪꯅꯔꯤꯕ ꯀꯪꯂꯩꯄꯥꯛ ꯏꯔꯝꯗꯝꯁꯦ ꯆꯤꯡ ꯂꯩꯕꯥꯛꯅꯤ ꯁ꯭ꯋꯥꯏꯗ ꯈꯤꯇꯪ ꯆꯠꯊꯣꯛꯄꯗ ꯆꯤꯡ ꯑꯗꯨꯝ ꯂꯩ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯋꯥꯈꯜꯗ ꯆꯤꯡꯃꯤ ꯇꯝꯃꯤ ꯍꯥꯏꯗꯅ ꯈꯥꯏꯕ ꯑꯃꯈꯛ ꯂꯩꯔꯤꯌꯦ ꯃꯁꯤꯗꯤ ꯕ꯭ꯔꯤꯇꯤꯁꯔꯁꯤꯡꯅ ꯂꯩꯄꯥꯛ ꯀꯥꯠꯄ ꯅꯨꯡꯉꯥꯏꯅꯕ ꯈꯥꯏꯔꯝꯕꯅꯤ ꯀꯪꯂꯩ ꯂꯩꯄꯥꯛꯇꯤ ꯆꯤꯡ ꯌꯥꯎꯗꯅ ꯇꯝ ꯂꯩ ꯌꯥꯗꯦ ꯇꯝ ꯌꯥꯎꯗꯅ ꯆꯤꯡ ꯂꯩ ꯌꯥꯗꯦ ꯃꯁꯤꯗꯤ ꯆꯤꯡꯒ ꯇꯝ ꯑꯅꯤꯁꯤꯗꯤ ꯈꯥꯏꯗꯣꯛꯅꯕ ꯌꯥꯗꯕ ꯄꯣꯠꯅꯤ ꯆꯤꯡ ꯌꯥꯎꯗꯅ ꯇꯝ ꯍꯤꯡꯕ ꯉꯝꯗꯦ ꯇꯝ ꯌꯥꯎꯗꯅ ꯆꯤꯡ ꯍꯤꯡꯕ ꯉꯝꯗꯦ ꯑꯗꯨꯅ ꯑꯅꯤ ꯑꯁꯤꯒꯤ ꯀꯌꯥꯠꯂꯣꯟꯁꯤꯗ ꯃꯁꯤꯒꯤ ꯋꯥꯈꯜꯂꯣꯟꯁꯤ ꯏꯄꯥ ꯏꯄꯨꯅ ꯍꯥꯟꯅ ꯍꯥꯏꯔꯝꯕ ꯑꯩꯈꯣꯏꯒꯤ ꯀꯪꯂꯩ ꯂꯩꯄꯥꯛꯇꯤ ꯆꯤꯡꯃꯤꯁꯤꯡꯅ ꯆꯤꯡꯃꯤꯅꯦꯅ ꯑꯩꯈꯣꯏ ꯃꯇꯝꯗ ꯍꯥꯎ ꯍꯥꯏꯔꯝꯃꯤ ꯀꯣ ꯍꯥꯎꯅ ꯀꯣꯏꯅ ꯄꯟ ꯉꯥꯛꯄ ꯍꯥꯏꯗꯅ ꯍꯥꯏꯔꯝꯃꯤꯁꯦ ꯃꯁꯤꯒꯤ ꯉꯝꯈꯩ ꯉꯥꯛꯑꯝꯕꯗꯤ ꯆꯤꯡꯃꯤꯁꯤꯡꯅ ꯉꯥꯛꯑꯝꯃꯤ ꯑꯗꯨꯒ ꯉꯝꯈꯩꯗꯨꯒꯤ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯀꯥꯡꯂꯨꯞ ꯑꯃꯒ ꯅꯨꯡꯁꯤꯅꯕꯒꯤ ꯃꯁꯤꯒꯤ ꯆꯥꯎꯈꯠꯅꯕ ꯇꯧꯔꯝꯕ ꯁꯤꯡꯁꯤ ꯇꯝꯃꯤꯁꯤꯡꯅ ꯇꯧꯋꯦ ꯑꯗꯨꯅ ꯉꯥꯛꯇ꯭ꯔꯒꯗꯤ ꯄꯟ ꯌꯥꯎꯗ꯭ꯔꯒꯗꯤ ꯏꯁꯤꯡ ꯀꯃꯥꯏꯅ ꯀꯩꯅꯣ ꯇꯧꯔꯛꯀꯅꯤ ꯆꯦꯜꯂꯛꯀꯅꯤ ꯇꯨꯔꯦꯟ ꯑꯃ ꯆꯦꯜꯂꯛꯄ ꯃꯇꯝꯗ ꯇꯨꯔꯦꯟꯒꯤ ꯃꯄꯥꯜ ꯑꯅꯤ ꯇꯉꯥꯏ ꯐꯗꯕ ꯂꯩꯕ ꯁꯨꯃꯥꯏꯅ ꯇꯧꯋꯤ ꯉꯥꯛꯅꯕ ꯄꯟ ꯗꯔꯀꯥꯔ ꯂꯩꯌꯦ ꯁꯤꯒꯤ ꯇꯉꯥꯏ ꯐꯗꯕ ꯂꯩꯌꯦ ꯑꯗꯨꯅ ꯇꯝꯃꯤ ꯉꯥꯛꯇ ꯍꯤꯡꯕ ꯌꯥꯔꯣꯏ ꯆꯤꯡꯃꯤ ꯉꯥꯛꯇ ꯍꯤꯡꯕ ꯌꯥꯔꯣꯏ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜꯗ ꯆꯤꯡꯃꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅꯁꯨ ꯇꯝꯃꯤꯁꯤꯡꯁꯦ ꯃꯣꯏꯒꯤ ꯄꯥꯔꯠ ꯑꯃꯅꯦ ꯍꯥꯏꯅ ꯈꯟꯕ ꯑꯗꯨꯒ ꯇꯝꯃꯤꯁꯤꯡꯅꯁꯨ ꯆꯤꯡꯃꯤꯁꯤꯡꯁꯦ ꯑꯩꯈꯣꯏꯒꯤ ꯄꯥꯔꯠ ꯑꯃꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜ ꯃꯤꯠꯌꯦꯡꯁꯤꯗ ꯂꯩꯉꯥꯛꯂꯣꯟꯗ ꯑꯩꯈꯣꯏ ꯄꯨꯋꯥꯔꯤꯗ ꯃꯇꯝꯒꯤ ꯅꯤꯡꯊꯧꯁꯤꯡꯅ ꯇꯧꯔꯛꯄ ꯑꯩꯈꯣꯏꯅ ꯃꯦꯔꯥ ꯍꯧ ꯆꯣꯡꯕ ꯇꯧꯔꯤꯕ ꯈꯣꯠꯂꯤꯕ ꯃꯌꯥꯝ ꯂꯩꯔꯤꯁꯦ ꯃꯁꯤ ꯑꯩꯈꯣꯏꯅ ꯅꯤꯡꯁꯤꯡꯕ ꯃꯊꯧ ꯇꯥꯏ ꯄꯨꯋꯥꯔꯤꯁꯤꯡꯗ ꯆꯤꯡꯃꯤꯒ ꯇꯝꯃꯤꯒꯒꯤ ꯅꯨꯡꯁꯤꯕꯒꯤ ꯏꯆꯦꯜꯁꯦ ꯉꯥꯏꯍꯥꯛꯀꯤ ꯃꯔꯛꯀꯤ ꯅꯨꯡꯉꯥꯏꯕ ꯅꯨꯡꯉꯥꯏꯅꯗꯕꯗꯨꯗꯤ ꯏꯃꯨꯡ ꯑꯃꯗ ꯂꯩꯕ ꯃꯤꯁꯤꯡꯗꯨꯁꯨ ꯑꯗꯨꯝ ꯃꯈꯠꯅꯩꯅ ꯑꯗꯨꯅ ꯃꯁꯤꯅ ꯇꯨꯡ ꯀꯣꯏꯔꯣꯏꯗꯕꯅꯤ ꯃꯁꯤꯅ ꯇꯨꯡ ꯀꯣꯏꯔꯀꯥꯟꯗ ꯃꯥꯡꯖꯕꯗꯤ ꯆꯤꯡꯃꯤꯗꯁꯨ ꯃꯥꯡꯖꯅꯤ ꯇꯝꯃꯤꯗꯁꯨ ꯃꯥꯡꯉꯛꯀꯅꯦꯕ ꯃꯔꯝꯗꯤ ꯂꯥꯟ ꯍꯥꯏꯕꯁꯤꯅ ꯀꯩꯗꯧꯉꯩꯗ ꯆꯥꯎꯈꯠꯄ ꯑꯃ ꯄꯨꯔꯛꯄ ꯂꯩꯇꯦ ꯑꯅꯤꯃꯛꯁꯦ ꯃꯥꯒꯤ ꯄꯨꯔꯛꯄꯗꯤ ꯃꯥꯡꯕ ꯂꯣꯏꯕꯗꯅꯤ ꯉꯥꯏꯍꯥꯛ ꯉꯥꯏꯍꯥꯛꯀꯤꯗꯤ ꯉꯝꯃꯦ ꯍꯥꯏꯕꯒꯤ ꯄꯦꯟꯅꯕ ꯂꯩꯔꯛꯄ ꯌꯥꯏ ꯑꯗꯨ ꯄꯜꯂꯣꯏꯗꯗꯤ ꯑꯐꯕ ꯑꯝꯇ ꯂꯩꯇꯦ ꯃꯤꯕꯨ ꯁꯤꯔꯗꯤ ꯑꯌꯥꯛꯀꯤꯗꯁꯨ ꯋꯥꯅꯤ ꯃꯤꯒꯤꯗꯁꯨ ꯑꯗꯨꯝ ꯋꯥꯅꯤ ꯃꯤꯒꯤꯗ ꯁꯤꯕꯗꯨꯅ ꯅꯨꯡꯉꯥꯏꯕ ꯑꯣꯏꯅ ꯈꯟꯕ ꯑꯌꯥꯛꯀꯤꯗ ꯁꯤꯕꯗꯨꯅ ꯑꯋꯥꯕ ꯑꯣꯏꯅ ꯈꯟꯕ ꯇꯥꯔꯒꯗꯤ ꯃꯤꯑꯣꯏꯕꯒꯤ ꯂꯤꯆꯠꯀꯤ ꯋꯥꯡꯃꯅꯤ ꯍꯥꯏꯅ ꯈꯜꯂꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯂꯩꯉꯥꯛꯂꯣꯟꯗ ꯂꯩꯔꯤꯕ ꯄꯨꯋꯥꯔꯤꯁꯦ ꯑꯩꯈꯣꯏ ꯍꯪꯒꯠꯅ ꯌꯦꯡꯕ ꯃꯊꯧ ꯇꯥꯏ ꯁꯨꯃꯥꯏ ꯊꯝꯖꯒꯦ ꯃꯁꯤ ꯇꯝꯒꯗꯕꯅꯤ ꯈꯪꯒꯗꯕꯅꯤ ꯑꯗꯣ ꯑꯣꯖꯥ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗꯗꯤ ꯀꯝꯃ꯭ꯌꯨꯅꯤꯇꯤꯁꯤ ꯃꯈꯜ ꯌꯥꯝ ꯂꯩꯈ꯭ꯔꯦ ꯃꯥꯏ ꯇꯣꯉꯥꯟꯕ ꯔꯤꯂꯤꯖꯟꯃꯛꯇ ꯍꯥꯏꯔꯦ ꯙꯔꯃꯃꯛꯇ ꯍꯥꯏꯔꯦ ꯃꯥꯟꯅꯗꯦ
ꯑꯗꯒꯤꯗꯤ ꯖꯥꯇꯤ ꯕꯤꯖꯥꯇꯤ ꯃꯈꯜ ꯃꯈꯜ ꯃꯌꯥꯝ ꯄꯨꯜꯂꯒ ꯂꯩꯈ꯭ꯔꯦ ꯑꯗꯣ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛꯁꯦ ꯃꯥꯒꯤ ꯃꯥꯒꯤ ꯑꯣꯏꯕ ꯑꯥꯏꯗꯦꯟꯇꯤꯇꯤ ꯑꯃꯃꯝ ꯑꯩꯈꯣꯏ ꯂꯣꯏ ꯉꯥꯛꯑꯒ ꯂꯩꯅꯤꯡꯉꯦꯕ ꯃꯩꯇꯩꯁꯨ ꯃꯩꯇꯩ ꯑꯗꯨꯝ ꯑꯣꯏꯅꯤꯡꯉꯤ ꯃꯩꯇꯩ ꯄꯥꯉꯜꯁꯨ ꯃꯥꯒꯤ ꯑꯣꯏꯕ ꯑꯥꯏꯗꯦꯟꯇꯤꯇꯤ ꯑꯃ ꯊꯝꯖꯅꯤꯡꯉꯤ ꯑꯗꯨꯒ ꯅꯥꯒꯥꯒꯤ ꯃꯅꯨꯡꯗ ꯌꯥꯎꯔꯤꯕ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯃꯌꯥꯝꯒꯤꯁꯨ ꯃꯥꯒꯤ ꯃꯥꯒꯤ ꯀꯝꯃ꯭ꯌꯨꯅꯤꯇꯤꯒꯤ ꯑꯣꯏꯕ ꯑꯥꯏꯗꯦꯟꯇꯤꯇꯤ ꯑꯃꯃꯝ ꯂꯣꯏ ꯊꯝꯅꯤꯡꯉꯦꯕ ꯑꯗꯨꯕꯨ ꯃꯥꯒꯤ ꯃꯥꯒꯤ ꯑꯣꯏꯕ ꯑꯥꯏꯗꯦꯟꯇꯤꯇꯤꯁꯤꯡꯁꯦ ꯉꯥꯛꯅ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯤ ꯍꯥꯏꯕ ꯃꯅꯤꯄꯨꯔꯤ ꯑꯃ ꯑꯥꯏꯗꯦꯟꯇꯤꯇꯤ ꯑꯃ ꯁꯥꯒꯠꯄ ꯃꯇꯝꯗ ꯑꯩꯈꯣꯏ ꯀꯔꯝꯕ ꯃꯈꯜꯒꯤ ꯋꯥꯈꯜꯂꯣꯟ ꯆꯦꯟꯕ ꯅꯠꯇ꯭ꯔꯒꯅ ꯑꯩꯈꯣꯏ ꯂꯧꯁꯟꯕ ꯃꯊꯧ ꯇꯥꯏ ꯈꯟꯕꯤꯌꯨ ꯑꯃꯅ ꯑꯃꯗꯒꯤ ꯍꯦꯟꯕ ꯅꯠꯇꯦ ꯈꯨꯠ ꯁꯥ ꯃꯉꯥꯁꯦ ꯁꯥꯡꯕ ꯑꯝꯇ ꯃꯥꯟꯅꯗꯦꯕ ꯑꯁꯤ ꯁꯥꯡꯕ ꯀꯔꯤꯒꯨꯝꯕ ꯆꯞ ꯃꯥꯟꯅꯔꯦꯅ ꯈꯜꯂꯦ ꯈꯨꯕꯤ ꯈꯨꯗꯣꯝꯕꯤ ꯈꯨꯌꯥꯏ ꯈꯨꯅꯤꯡꯗꯣ ꯈꯨꯅꯥꯎ ꯁꯥꯡꯕ ꯆꯞ ꯃꯥꯟꯅꯔꯝꯗꯦ ꯄꯣꯠ ꯑꯝꯗ ꯄꯥꯏ ꯌꯥꯔꯣꯏꯕ ꯄꯣꯠ ꯑꯝꯗ ꯄꯥꯏ ꯀꯔꯤꯝ ꯇꯧ ꯌꯥꯔꯣꯏ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯂꯩꯔꯤꯕ ꯃꯥꯒꯤ ꯁꯦ ꯆꯤꯡꯃꯤꯁꯤꯡ ꯂꯩꯔꯤꯕ ꯁꯦ ꯀꯕꯨꯏ ꯈꯪꯗꯦ ꯇꯥꯡꯈꯨꯜ ꯈꯪꯗꯦ ꯃꯤꯇꯩꯒꯤ ꯀꯜꯆꯔꯁꯤꯒ ꯆꯞ ꯃꯥꯟꯅꯔꯦ ꯍꯥꯏꯔꯒꯗꯤ ꯃꯣꯏꯁꯤ ꯀꯗꯥꯏꯗꯒꯤ ꯇꯥꯡꯈꯨꯜ ꯑꯣꯏꯗꯣꯏꯅꯣ ꯀꯗꯥꯏꯗꯒꯤ ꯀꯕꯨꯏ ꯑꯣꯏꯔꯛꯇꯣꯏꯅꯣ ꯀꯣ ꯃꯥꯒꯤ ꯐꯨꯔꯨꯞꯇꯨꯒꯤ ꯃꯥꯒꯤ ꯃꯄꯥ ꯃꯄꯨꯁꯤꯡꯅ ꯃꯥꯒꯤ ꯃꯁꯛ ꯁꯥꯒꯠꯂꯒ ꯊꯝꯃꯦ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯃꯥꯂꯦꯝꯁꯤꯗꯁꯨ ꯍꯩꯅ ꯂꯩꯅꯦ ꯑꯁꯤ ꯍꯩꯒ ꯂꯩꯒ ꯌꯦꯁꯟꯅꯕ ꯌꯥꯗꯦ ꯍꯩꯅ ꯍꯩ ꯑꯣꯏꯅꯤ ꯂꯩꯅ ꯂꯩ ꯏꯁꯤꯡꯅ ꯏꯁꯤꯡ ꯑꯣꯏꯅꯤ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯃꯤꯑꯣꯏ ꯀꯥꯡꯂꯨꯞꯁꯤꯡꯁꯦ ꯃꯁꯤꯅ ꯃꯁꯥ ꯃꯁꯥꯒꯤ ꯃꯥꯒꯤ ꯃꯇꯤꯛ ꯃꯌꯥꯏ ꯃꯥꯒꯤ ꯃꯁꯛꯇꯨꯗ ꯑꯗꯨꯝ ꯉꯥꯛꯅ ꯂꯩꯐꯝ ꯊꯣꯛꯑꯦ ꯑꯗꯨ ꯂꯩꯔꯛꯑꯀꯥꯟꯗ ꯃꯌꯥꯝꯗꯨꯅ ꯑꯄꯨꯟꯕ ꯑꯃ ꯁꯥꯒꯠꯂꯛꯀꯗꯣꯏꯅꯦꯕ ꯃꯍꯧꯁꯥ ꯈꯨꯠꯁꯦꯝꯁꯤꯒꯤ ꯃꯅꯨꯡꯗ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛ ꯌꯥꯎꯏ ꯍꯥꯏꯅ ꯈꯟꯕ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯃꯅꯤꯄꯨꯔ ꯍꯥꯏꯕꯁꯦ ꯁꯥꯒꯠꯂꯛꯄ ꯃꯇꯝꯗ ꯀꯥꯡꯂꯨꯞ ꯈꯨꯗꯤꯡꯃꯛꯀꯤ ꯇꯉꯥꯏꯐꯗꯕ ꯂꯩꯌꯦ ꯑꯗꯨꯅ ꯀꯥꯡꯂꯨꯞ ꯈꯨꯗꯤꯡꯃꯛꯇꯣ ꯃꯁꯥꯒꯤ ꯃꯁꯛ ꯊꯣꯛꯑꯒ ꯇꯥꯡꯈꯨꯜꯅ ꯑꯗꯨ ꯐꯥꯎꯕ ꯂꯩꯄꯥꯛꯀꯤ ꯏꯪꯕ ꯆꯤꯛꯄ ꯅꯨꯡꯉꯥꯏꯕ ꯄꯣꯔꯛꯅꯕꯒꯤꯗꯃꯛꯇ ꯁꯤꯐꯥꯎ ꯇꯧꯋꯦ ꯀꯕꯨꯏꯅꯤ ꯁꯤꯐꯥꯎ ꯇꯧꯋꯦ ꯃꯤꯇꯩꯅꯤ ꯁꯤꯐꯥꯎ ꯇꯧꯋꯦ ꯊꯣꯔꯛꯁꯅꯨꯅ ꯄꯨꯜꯂꯀꯥꯟꯗ ꯅꯨꯡꯉꯥꯏꯕ ꯌꯥꯏꯐꯕ ꯑꯣꯏꯔꯛꯀꯗꯧꯅꯦꯕ ꯑꯗꯨꯅ ꯃꯁꯥꯒꯤ ꯑꯥꯏꯗꯦꯟꯇꯤꯇꯤꯗꯨ ꯃꯥꯡꯈꯤꯕ ꯇꯥꯔꯗꯤ ꯄꯣꯠꯇꯨꯒꯤ ꯃꯁꯛ ꯂꯩꯔꯔꯣꯏ ꯀꯕꯨꯏꯁꯨ ꯀꯕꯨꯏ ꯑꯣꯏꯔꯔꯣꯏ ꯇꯥꯡꯈꯨꯜꯁꯨ ꯇꯥꯡꯈꯨꯜ ꯑꯣꯏꯔꯔꯣꯏ ꯂꯩꯔꯤꯕ ꯑꯅꯥꯜꯁꯨ ꯑꯅꯥꯜ ꯑꯣꯏꯔꯔꯣꯏ ꯃꯤꯇꯩꯁꯨ ꯃꯤꯇꯩ ꯑꯣꯏꯔꯔꯣꯏ ꯑꯗꯨꯅ ꯌꯦꯟꯅ ꯌꯦꯟ ꯑꯣꯏꯕ ꯍꯨꯏꯅ ꯍꯨꯏ ꯑꯣꯏꯕ ꯀ꯭ꯋꯥꯛꯅ ꯀ꯭ꯋꯥꯛ ꯑꯣꯏꯕꯁꯤꯅꯦꯕ ꯑꯗꯨ ꯑꯣꯏꯔꯛꯇ꯭ꯔꯒꯗꯤ ꯃꯍꯧꯁꯥꯒꯤ ꯃꯁꯛꯁꯦ ꯃꯥꯡꯉꯛꯀꯅꯤ ꯑꯗꯨꯅ ꯃꯁꯥꯒꯤ ꯑꯥꯏꯗꯦꯟꯇꯤꯇꯤ ꯃꯥꯡꯈꯤꯕ ꯃꯇꯝꯗ ꯃꯍꯥꯛꯅ ꯂꯧꯔꯝꯕ ꯔꯣꯜ ꯃꯌꯥꯝꯗꯣ ꯃꯗꯨꯒꯤ ꯈꯨꯟꯅꯥꯏꯗꯨꯗ ꯂꯩꯄꯥꯛꯇꯨꯗꯒꯤ ꯃꯥꯡꯉꯛꯀꯅꯤ ꯑꯗꯨꯅ ꯁꯤꯗꯤ ꯉꯥꯛꯅ ꯊꯝꯐꯩ ꯑꯗꯨ ꯑꯣꯖꯥ ꯍꯧꯖꯤꯛ ꯑꯣꯖꯥꯅ ꯊꯝꯕꯤꯔꯤꯕ ꯄꯣꯠꯁꯤꯅ ꯍꯥꯏꯁꯦ ꯃꯥꯒꯤ ꯑꯣꯏꯕ ꯀꯜꯆꯔꯦꯜ ꯑꯥꯏꯗꯦꯟꯇꯤꯇꯤꯁꯤ ꯃꯥꯅ ꯉꯥꯛꯆꯒꯗꯧꯅꯦꯕ ꯍꯥꯏꯗꯤ ꯁꯤ ꯃꯥꯅ ꯉꯥꯛꯆꯕ ꯍꯥꯏꯕꯁꯤꯒꯤ ꯊꯧꯗꯥꯡ ꯄꯨꯔꯛꯇꯣꯏꯁꯦ ꯑꯩꯈꯣꯏꯒꯤ ꯌꯪꯒꯔ ꯖꯦꯅꯦꯔꯦꯁꯟꯁꯤꯅ ꯑꯣꯏꯗꯣꯏꯅꯦꯕ ꯑꯍꯟꯁꯤꯡꯅ ꯊꯝꯕꯤꯔꯝꯕꯗ ꯅꯍꯥꯁꯤꯡꯅ ꯇꯝꯍꯧꯕ ꯅꯍꯥꯁꯤꯡꯅ ꯃꯆꯥ ꯃꯁꯨꯁꯤꯡꯅ ꯇꯥꯛꯑꯝꯕ ꯁꯨꯝ ꯁꯨꯃꯥꯏꯅ ꯆꯠꯈꯤꯗꯣꯏꯅꯦꯕ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯃꯅꯤꯄꯨꯔꯒꯤ ꯅꯍꯥ ꯌꯨꯠꯁꯤꯡꯒꯤ ꯃꯔꯛꯇ ꯑꯩꯈꯣꯏꯒꯤ ꯀꯜꯆꯔꯁꯤ ꯌꯥꯝ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏꯅ ꯂꯧꯔꯛꯇꯕ ꯑꯗꯨꯒ ꯍꯤꯁꯇ꯭ꯔꯤꯒꯤ ꯃꯇꯥꯡꯗ ꯀꯩꯁꯨ ꯅꯩꯅꯅꯤꯡꯕ ꯐꯥꯎꯗꯕꯒꯤ ꯃꯁꯛ ꯑꯃ ꯑꯩꯈꯣꯏ ꯑꯗꯨꯝ ꯎꯔꯛꯏꯕ ꯑꯗꯣ ꯁꯤ ꯃꯌꯥꯝ ꯌꯦꯡꯉꯨꯔꯀꯥꯟꯗ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯅꯍꯥꯔꯣꯜꯁꯤꯡꯁꯤꯗ ꯍꯧꯖꯤꯛꯀꯤ ꯌꯨꯠ ꯑꯗꯩ ꯑꯦꯅꯤ ꯄꯔꯁꯟ ꯃꯅꯤꯄꯨꯔꯁꯤꯗ ꯂꯩꯔꯤꯕ ꯌꯨꯠ ꯈꯨꯗꯤꯡꯃꯛꯇ ꯈ꯭ꯋꯥꯏꯗꯒꯤ ꯑꯆꯧꯕ ꯑꯁꯣꯏꯕꯁꯦ ꯀꯔꯤꯅ ꯑꯣꯏꯔꯒꯦꯅ ꯑꯣꯖꯥꯒꯤ ꯋꯥꯈꯜꯗ ꯈꯟꯕꯤꯌꯨ ꯃꯁꯤꯗꯤ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯅꯍꯥꯔꯣꯜꯁꯤꯡꯗ ꯑꯩꯈꯣꯏꯅ ꯁꯥꯎꯕ ꯌꯥꯗꯦ ꯅꯍꯥꯁꯦ ꯀꯅꯥꯅꯣ ꯉꯁꯤꯒꯤ ꯑꯍꯜꯁꯤꯡꯅ ꯄꯣꯛꯂꯛꯄꯅꯦ ꯉꯁꯤꯒꯤ ꯑꯍꯜꯁꯤꯡꯅ ꯁꯦꯝꯃꯛꯄꯅꯦ ꯑꯄꯦꯠꯄ ꯂꯩꯈꯣꯝꯗ ꯁꯥꯅꯤꯡꯕ ꯃꯨꯔꯇꯤ ꯁꯥꯔꯛꯄ ꯑꯗꯨꯃꯥꯏꯅ ꯇꯧꯔ ꯃꯐꯝ ꯃꯇꯝ ꯅꯥꯏꯅ ꯐꯖꯅ ꯆꯨꯝꯅ ꯁꯥꯔꯛꯀꯗꯕꯗ ꯑꯍꯜꯅꯦ ꯑꯗꯨꯅ ꯅꯍꯥꯁꯤꯡꯗ ꯀꯔꯤꯒꯤ ꯋꯥꯠꯂꯛꯏꯅꯣ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯃꯈꯣꯏꯗ ꯃꯁꯤꯒꯤ ꯃꯆꯥꯛꯇꯣ ꯍꯥꯄꯛꯇꯗꯅ ꯋꯥꯠꯂꯛꯄꯅꯦꯕ ꯀꯃꯥꯏꯅ ꯍꯥꯄꯛꯀꯅꯤ ꯏꯗꯨꯀꯦꯁꯟ ꯍꯥꯄꯛꯀꯗꯧꯅꯦꯕ ꯑꯗꯨꯅ ꯃꯁꯤꯒꯤ ꯏꯝꯄꯣꯔꯇꯦꯟꯁꯤ ꯏꯟꯗꯤꯌꯥ ꯒꯃꯦꯟꯅ ꯈꯪꯉꯛꯇꯅ NEP 2000 ꯍꯥꯏꯕꯁꯤ ꯏꯟꯇ꯭ꯔꯣꯗ꯭ꯌꯨꯁ ꯇꯧꯔꯛꯑꯦꯕ ꯃꯁꯤꯗꯒꯤꯁꯤꯗ ꯑꯩꯈꯣꯏꯒꯤ ꯑꯅꯧꯕ ꯂꯩꯄꯥꯛꯀꯤ ꯑꯣꯏꯕ ꯃꯔꯝꯗꯝꯒꯤ ꯑꯣꯏꯕ ꯃꯔꯩꯄꯥꯛꯀꯤ ꯑꯣꯏꯕ ꯃꯗꯨ ꯈꯪꯉꯨ ꯍꯥꯏꯗꯅ ꯔꯤꯖꯅꯦꯜꯒꯤ ꯄꯣꯠ ꯃꯌꯥꯝꯁꯦ ꯏꯗꯨꯀꯦꯁꯟꯁꯤꯗ ꯁꯦꯂꯦꯕꯁꯇ ꯏꯟꯇ꯭ꯔꯣꯗ꯭ꯌꯨꯁ ꯇꯧꯔꯒ ꯍꯥꯞꯆꯤꯜꯂꯛꯑꯦ ꯑꯗꯨ ꯇꯧꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯁꯨꯝ ꯂꯩꯔꯕ ꯑꯣꯏꯔꯦ ꯍꯥꯏꯗꯣ ꯈꯪꯉꯛꯀꯗꯣꯏꯅꯦꯕ ꯑꯉꯥꯡꯁꯤꯡꯗꯤ ꯀꯩꯁꯨ ꯈꯪꯗꯕ ꯑꯉꯥꯡꯗꯨꯗ ꯑꯩꯈꯣꯏꯅ ꯇꯥꯛꯄꯤꯔꯒ ꯇꯝꯕꯤꯔꯒ ꯃꯣꯏꯗꯤ ꯈꯪꯉꯛꯀꯗꯣꯏꯅꯦꯕ ꯇꯥꯛꯄꯤꯗ꯭ꯔꯒ ꯇꯝꯕꯤꯗ꯭ꯔꯒ ꯈꯪꯗ꯭ꯔꯦ ꯍꯥꯏ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯏꯗꯨꯀꯦꯁꯟ ꯁꯤꯁꯇꯦꯝꯁꯤꯗ ꯀꯔꯤꯀꯨꯂꯝ ꯁꯦꯝꯃꯛꯄꯗ ꯁꯦꯂꯦꯕꯤ ꯃꯌꯥꯝ
ꯂꯥꯛꯄ ꯃꯇꯝꯗ ꯀꯔꯤ ꯋꯥꯠꯂꯤ ꯍꯥꯏꯕ ꯃꯇꯝꯗ ꯔꯤꯖꯅꯦꯜꯒꯤ ꯄꯣꯠ ꯌꯥꯎꯔꯛꯇꯕ ꯃꯔꯩꯄꯥꯛ ꯃꯔꯝꯗꯝꯒꯤ ꯄꯣꯠ ꯌꯥꯎꯔꯛꯇꯕ ꯑꯗꯨꯅ ꯃꯄꯥꯟꯒꯤ ꯐꯠꯇꯦ ꯍꯥꯏꯕ ꯅꯠꯇꯦ ꯃꯄꯥꯟꯒꯤ ꯉꯥꯛꯇꯗꯨꯅ ꯂꯝꯒꯤ ꯁꯟꯅ ꯃꯆꯤ ꯁꯥꯡꯉꯦ ꯍꯥꯏꯕꯗꯧꯅ ꯃꯄꯥꯟꯗ ꯅꯪ ꯇꯝꯃꯒ ꯑꯇꯣꯞꯄ ꯃꯅꯨꯡꯒꯤ ꯑꯃꯐꯥꯎ ꯇꯝꯃꯛꯇꯕ ꯑꯗꯨꯅ ꯃꯃꯥꯏꯈꯛ ꯄꯥꯎꯗꯔ ꯊꯥꯔꯒ ꯇꯣꯛꯑꯦ ꯏꯔꯨꯗꯤ ꯂꯨꯖꯗ꯭ꯔꯦꯕ ꯑꯗꯨꯅ ꯏꯔꯨ ꯂꯨꯖꯗ꯭ꯔꯗꯤ ꯃꯅꯝ ꯅꯝꯊꯤꯔꯦꯅꯦ ꯑꯗꯨꯒ ꯃꯁꯤ ꯑꯉꯥꯡꯒꯤ ꯃꯅꯝ ꯅꯝꯊꯤ ꯁꯤ ꯑꯉꯥꯡꯒꯤ ꯃꯅꯝ ꯅꯝꯊꯤ ꯍꯥꯏꯕ ꯌꯥꯔꯣꯏꯕ ꯃꯔꯝꯗꯤ ꯏꯔꯨꯖꯕꯤꯕꯨꯗꯤ ꯃꯃꯥ ꯃꯄꯥꯅ ꯍꯥꯟꯅ ꯄꯤꯉꯥꯏꯗ ꯏꯔꯨꯖꯔꯛꯀꯗꯕꯅꯤ ꯁꯨꯃꯥꯏꯅ ꯌꯥꯕꯗꯤ ꯊꯝꯕ ꯄꯥꯝꯖꯩ ꯑꯗꯣ ꯑꯣꯖꯥꯅ ꯍꯧꯖꯤꯛꯁꯦ ꯁꯥꯇ꯭ꯔꯁꯤꯡ ꯂꯥꯏꯔꯤꯛ ꯇꯥꯛꯄꯤ ꯇꯝꯕꯤꯔꯤꯕ ꯆꯥꯡ ꯑꯃ ꯑꯣꯏꯅꯁꯨ ꯂꯩꯕꯤꯔꯦ ꯑꯗꯩ ꯁꯤꯗ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯆꯍꯤ ꯀꯨꯟꯊ꯭ꯔꯥꯒꯤ ꯃꯊꯛꯇ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯂꯩꯕꯤꯔꯕꯅꯦ ꯑꯣꯖꯥ ꯑꯗꯣ ꯑꯣꯖꯥꯅ ꯁꯨꯃꯥꯏꯅ ꯂꯥꯏꯔꯤꯛ ꯇꯥꯛꯄ ꯃꯇꯝꯁꯤꯗ ꯑꯩꯈꯣꯏꯒꯤ ꯏꯖꯨꯀꯦꯁꯟ ꯁꯤꯁꯇꯦꯝꯁꯤꯗꯁꯨ ꯑꯍꯣꯡꯕ ꯃꯌꯥꯝꯁꯨ ꯎꯕ ꯐꯪꯉꯦ ꯑꯣꯖꯥ ꯑꯗꯣ ꯀꯩꯒꯨꯝꯕ ꯑꯣꯖꯥꯅ ꯀꯩꯒꯨꯝꯕ ꯍꯧꯖꯤꯛꯁꯤ ꯏꯖꯨꯀꯦꯁꯟ ꯁꯤꯁꯇꯦꯝꯁꯦ ꯃꯅꯤꯄꯨꯔꯗ ꯏꯖꯨꯀꯦꯁꯟ ꯁꯤꯁꯇꯦꯝ ꯑꯃ ꯑꯅꯧꯕ ꯑꯃ ꯄꯣꯔꯛꯄꯒꯤ ꯀꯩꯅꯣꯁꯤ ꯄꯋꯥꯔꯁꯤ ꯁꯛꯇꯤꯁꯤ ꯑꯣꯖꯥꯅ ꯄꯥꯏꯕꯤꯔꯦꯅ ꯈꯜꯂꯁꯤ ꯃꯇꯝꯗꯨꯗ ꯃꯅꯤꯄꯨꯔꯗ ꯀꯔꯝꯕ ꯃꯈꯜꯒꯤ ꯏꯖꯨꯀꯦꯁꯟ ꯁꯤꯁꯇꯦꯝ ꯄꯨꯔꯛꯄ ꯄꯥꯝꯃꯤ ꯑꯗꯨꯒ ꯃꯁꯤꯁꯤꯅ ꯑꯣꯖꯥꯅ ꯄꯨꯔꯛꯅꯤꯡꯉꯤꯕ ꯏꯖꯨꯀꯦꯁꯟ ꯁꯤꯁꯇꯦꯝꯁꯤꯅ ꯃꯅꯤꯄꯨꯔꯗ ꯑꯍꯣꯡꯕ ꯑꯃ ꯄꯨꯔꯛꯄ ꯃꯇꯝꯗ ꯀꯗꯥꯏ ꯃꯁꯤꯗꯤ ꯑꯩꯅ ꯄꯥꯝꯕ ꯉꯥꯛꯁꯨ ꯋꯥ ꯅꯠꯇꯦꯕ ꯃꯁꯤꯒꯤꯗꯃꯛꯇ ꯈꯟꯕ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯁꯤ ꯏꯟꯗꯤꯌꯥꯒꯤ ꯄꯥꯔꯠ ꯑꯃ ꯑꯣꯏꯔꯤꯕꯅꯤꯗꯅ ꯑꯗꯨꯅ ꯏꯟꯗꯤꯌꯥꯒꯤ ꯐꯥꯎꯔꯕ ꯄꯣꯂꯤꯁꯤ ꯃꯦꯀꯔ ꯑꯗꯨꯒ ꯏꯖꯨꯀꯦꯁꯅꯤꯁꯁꯤꯡꯅ ꯈꯜꯂꯤꯅꯦꯕ ꯀꯃꯥꯏꯅ ꯐꯒꯠꯂꯛꯀꯗꯒꯦ ꯑꯗꯨꯅ ꯃꯁꯤ ꯈꯜꯂꯛꯑꯀꯥꯟꯗꯅꯤ ꯏꯟꯗꯤꯌꯥꯟ ꯅꯣꯂꯦꯖ ꯁꯤꯁꯇꯦꯝ ꯍꯥꯏꯕ ꯍꯥꯞꯄꯛꯏꯁꯦ ꯑꯁꯤꯅ ꯏꯟꯗꯤꯌꯥꯟ ꯅꯣꯂꯦꯖ ꯁꯤꯁꯇꯦꯝꯁꯤ 2020ꯗꯒꯤ ꯏꯟꯇ꯭ꯔꯣꯗ꯭ꯌꯨꯁ ꯇꯧꯔꯒ ꯂꯥꯛꯏꯅꯦ ꯉꯔꯥꯡ ꯅꯍꯥꯟꯗ ꯉꯥꯏꯔꯤꯗꯅꯀꯣ ꯁꯤꯅ 2020 ꯃꯁꯤ ꯐꯨꯜꯂꯤ ꯏꯝꯄ꯭ꯂꯤꯃꯦꯟ ꯇꯧꯒꯨꯝ ꯇꯥꯏ ꯁꯤꯅ ꯃꯤꯒꯤ ꯂꯩꯄꯥꯛꯀꯤꯗꯤ ꯀꯣ ꯑꯛꯕꯔ ꯀꯔꯝ ꯀꯥꯟꯗ ꯄꯣꯛꯏ ꯀꯔꯝ ꯀꯥꯟꯗ ꯁꯤꯒꯤ ꯕꯔꯪ ꯕꯔꯪ ꯍꯥꯏꯔꯛꯀꯅꯤ ꯑꯂꯦꯛꯖꯦꯟꯗꯔ ꯀꯔꯝ ꯀꯥꯟꯗ ꯄꯣꯛꯏ ꯀꯔꯝ ꯀꯥꯟꯗ ꯁꯤꯒꯤ ꯀꯔꯝ ꯀꯥꯟꯗ ꯂꯥꯟ ꯇꯥꯔꯒ ꯍꯥꯏꯔꯛꯀꯅꯤ ꯀꯣ ꯑꯗꯨꯒ ꯈꯥꯒꯦꯝꯕ ꯅꯤꯡꯊꯧ ꯀꯔꯝ ꯀꯥꯟꯗ ꯄꯣꯛꯏ ꯑꯩꯅ ꯍꯥꯏꯔ ꯃꯃꯤꯡ ꯐꯥꯎ ꯈꯪꯉꯔꯣꯏ ꯀꯔꯤꯒꯤꯅꯣ ꯃꯁꯤ ꯑꯉꯥꯡꯗꯨꯒꯤ ꯋꯥ ꯅꯠꯇꯦꯕ ꯏꯗꯨꯀꯦꯁꯟ ꯁꯤꯁꯇꯦꯝꯗ ꯌꯥꯎꯔꯛꯇꯕꯅꯦ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯏꯗꯨꯀꯦꯁꯟ ꯁꯤꯁꯇꯦꯝꯗ ꯁꯦꯂꯦꯕꯁꯇ ꯃꯌꯥꯝꯁꯤꯡꯁꯦ ꯍꯥꯞꯄꯛꯑꯀꯥꯟꯗ ꯃꯔꯩꯄꯥꯛ ꯃꯔꯝꯗꯝꯁꯨ ꯃꯤꯉꯣꯟꯗꯒꯤ ꯍꯟꯊꯗꯅ ꯂꯝꯗꯝꯁꯤꯗ ꯏꯄꯥ ꯏꯄꯨ ꯀꯌꯥꯅ ꯃꯁꯤꯒꯤꯗꯃꯛꯇ ꯊꯕꯛ ꯇꯧꯔꯝꯕ ꯃꯌꯥꯝꯗꯣ ꯀꯔꯤ ꯂꯩꯕꯒꯦꯅ ꯍꯣꯠꯇꯅ ꯊꯤꯗꯅ ꯄꯨꯊꯣꯛꯅꯔꯛꯀꯗꯧꯅꯦꯕ ꯑꯗꯨꯅ ꯊꯥꯏꯅ ꯑꯔꯤꯕ ꯋꯥꯔꯤ ꯐꯨꯡꯒꯥ ꯋꯥꯔꯤꯗ ꯈꯪꯗꯦ ꯑꯃꯗ ꯈꯪꯗे ꯂꯩꯔꯝꯃꯤꯕ ꯑꯗꯨꯗꯒꯤꯗꯤ ꯑꯩꯈꯣꯏꯒꯤ ꯐꯣꯛ ꯁꯣꯡꯁꯤꯡꯗ ꯂꯩꯔꯝꯃꯤꯕ ꯑꯩꯈꯣꯏꯒꯤ ꯑꯣꯔꯦꯜ ꯂꯤꯇꯔꯦꯆꯔ ꯍꯥꯏꯇꯥꯔꯦ ꯅꯦꯔꯦꯇꯤꯞ ꯂꯣꯔ ꯃꯌꯥꯝꯁꯦ ꯃꯁꯤ ꯑꯩꯈꯣꯏꯅ ꯑꯦꯛꯁꯄ꯭ꯂꯣꯔ ꯇꯧꯕ ꯃꯊꯧ ꯇꯥꯏ ꯊꯤꯒꯠꯄ ꯃꯁꯤ ꯄꯨꯊꯣꯛꯄ ꯃꯊꯧ ꯇꯥꯏ ꯃꯗꯨ ꯊꯥꯀꯥꯟꯗ ꯑꯩꯁꯦ ꯑꯗꯨ ꯑꯣꯏꯔꯕꯣꯔꯦ ꯍꯥꯏꯕꯁꯦ ꯃꯁꯥꯅ ꯈꯪꯒꯅꯤ ꯀꯩꯅꯣꯗꯨꯅ ꯑꯩꯅ ꯑꯗꯨꯒꯨꯝꯕ ꯑꯃ ꯉꯝꯕ ꯑꯣꯏꯔꯝꯕ ꯇꯥꯔꯒꯗꯤ ꯅꯣ ꯌꯣꯔ ꯃꯅꯤꯄꯨꯔ ꯅꯪꯒꯤ ꯂꯝꯕꯨ ꯃꯁꯛ ꯈꯪꯉꯨ ꯆꯤꯡꯂꯣꯟ ꯃꯥꯄꯟꯅ ꯀꯣꯏꯁꯟꯕ ꯃꯅꯤꯄꯨꯔ ꯏꯔꯩꯄꯥꯛꯅꯦ ꯆꯤꯡꯂꯣꯟ ꯃꯥꯄꯟꯗꯨꯗꯤ ꯀꯔꯤꯅꯣ ꯈꯪꯗꯦ ꯑꯩ ꯏꯄꯥ ꯏꯄꯨꯅ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯄꯨꯀꯩ ꯂꯟꯒꯤ ꯃꯌꯥꯝ ꯊꯝꯃꯝꯃꯤ ꯍꯥꯏꯌꯦꯕ ꯀꯗꯥꯏ ꯂꯩ ꯄꯨꯌꯥ ꯂꯩ ꯃꯌꯥꯝ ꯊꯝꯃꯤ ꯀꯗꯥꯏ ꯌꯦꯡꯉꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯗꯤ ꯃꯤꯇꯩ ꯃꯌꯦꯛ ꯄꯥꯕ ꯊꯣꯛꯇꯦ ꯍꯥꯏꯔꯅꯤ ꯀꯣ ꯑꯩꯅꯁꯨ ꯄꯨꯊꯣꯛꯄ ꯉꯝꯗ꯭ꯔꯕ ꯀꯣ ꯃꯤꯉꯣꯟꯗꯗꯤ ꯄꯥꯏꯅ ꯍꯥꯏꯕ ꯃꯁꯤꯃꯨꯛ ꯏꯀꯥꯏꯕ ꯂꯩꯇꯦꯅ ꯈꯜꯂꯦ ꯀꯣ ꯑꯩꯒꯤ ꯄꯣꯠꯇꯣ ꯑꯌꯥꯅ ꯈꯪꯒꯗꯕꯅꯤ ꯄꯨꯌꯥꯗ ꯃꯁꯤꯒꯤ ꯄꯔꯦꯡꯁꯤꯃ ꯌꯥꯎꯔꯦ ꯃꯁꯤ ꯄꯔꯦꯡꯁꯤ ꯐꯩꯌꯦ ꯑꯩꯅ ꯍꯥꯏꯕ ꯉꯝꯕꯗꯨ ꯑꯣꯏꯔꯀꯥꯟꯗ ꯑꯗꯨ ꯐꯔꯛꯀꯗꯣꯏꯅꯦꯕ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯃꯁꯤ ꯃꯇꯝꯒꯤ ꯑꯍꯣꯡꯕꯅꯤ ꯀꯅꯥꯅꯁꯨ ꯕ꯭ꯂꯦꯝ ꯇꯧꯕ ꯌꯥꯗꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯍꯟꯗꯛ ꯂꯥꯛꯀꯗꯧꯔꯤꯕ ꯃꯥꯌꯣꯟꯗꯗꯤ ꯑꯩꯈꯣꯏꯁꯦ ꯀꯔꯝꯅ ꯆꯠꯀꯗꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯂꯝꯗꯝ ꯑꯁꯤꯒꯤ ꯅꯥꯠ ꯂꯝꯗꯝ ꯑꯁꯤ ꯀꯔꯤꯅꯣ ꯑꯩꯈꯣꯏ ꯀꯅꯥꯅꯣ ꯀꯔꯝꯅ ꯍꯤꯡꯉꯛꯏ ꯍꯥꯏꯕꯒꯤ ꯃꯁꯤꯒꯤ ꯑꯥꯏꯗꯦꯟꯇꯤꯇꯤ ꯃꯁꯤꯒꯤ ꯄꯨꯋꯥꯔꯤꯁꯦ ꯑꯩꯈꯣꯏ ꯈꯪꯗꯧ ꯇꯥꯏ ꯑꯣꯖꯥꯅ ꯍꯥꯏꯕꯒꯨꯝꯅ ꯀꯩꯅꯣꯁꯨ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯅ ꯃꯅꯤꯄꯨꯔꯒꯤ ꯍꯤꯁꯇ꯭ꯔꯤꯁꯦ ꯈꯪꯗꯕ ꯌꯥꯗꯦ ꯑꯩꯈꯣꯏ ꯀꯜꯆꯔꯁꯦ ꯈꯪꯗꯕ ꯌꯥꯗꯦ ꯌꯥꯝ ꯀꯟꯅꯗꯤ ꯍꯥꯏ ꯑꯗꯣ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯅꯩꯅꯕ ꯑꯦꯛꯁꯄꯔꯠꯁꯤꯡ ꯑꯗꯒꯤꯗꯤ ꯁꯤꯒꯤ ꯃꯇꯥꯡ ꯍꯤꯔꯝꯁꯤꯗ ꯊꯤꯖꯤꯟꯕ ꯔꯤꯁꯔꯁ ꯁ꯭ꯀꯣꯂꯔꯁꯤꯡ ꯃꯣꯏꯁꯤꯡꯗꯤ ꯑꯌꯥꯝꯕ ꯁꯤꯒꯤ ꯃꯇꯥꯡꯒꯤ ꯑꯥꯏꯗꯤꯌꯥꯁꯤ ꯈꯪꯉꯤ
ꯑꯗꯨꯕꯨ ꯃꯣꯏꯅ ꯈꯪꯉꯤꯕ ꯑꯥꯏꯗꯤꯌꯥꯗꯨ ꯃꯌꯥꯝꯁꯤꯅ ꯁꯤꯌꯔ ꯇꯧꯊꯣꯛꯄ ꯅꯠꯇ꯭ꯔꯒꯅ ꯃꯌꯥꯝꯁꯤꯅ ꯌꯧꯍꯟꯅꯕꯒꯤ ꯂꯝꯕꯤꯁꯦ ꯁꯤꯃꯗꯤ ꯋꯥꯠꯅ ꯑꯗꯨꯝ ꯂꯩꯕ ꯃꯥꯜꯂꯦ ꯃꯅꯤꯄꯨꯔꯁꯦ ꯑꯗꯣ ꯁ꯭ꯋꯥꯏ ꯃꯇꯥꯡꯗ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯃꯌꯦꯛ ꯁꯤꯗꯕꯒꯤ ꯃꯇꯥꯡꯁꯦ ꯁꯤꯁꯤꯒꯤ ꯑꯩꯈꯣꯏꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯅꯦꯔꯦꯇꯤꯚꯁ ꯃꯌꯥꯝ ꯑꯃ ꯇꯥꯔꯒꯁꯨ ꯃꯁꯤꯒꯤ ꯃꯦꯟ ꯀꯣꯁ ꯑꯗꯨꯒ ꯈ꯭ꯋꯥꯏꯗꯒꯤ ꯏꯝꯄꯦꯛꯐꯨꯜ ꯑꯣꯏꯕ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯦ ꯀꯔꯤꯅ ꯑꯣꯏꯒꯦꯅ ꯊꯝꯕꯤꯕ ꯌꯥꯏ ꯃꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯃꯌꯦꯛ ꯍꯥꯏꯕꯁꯤ ꯃꯤꯅ ꯄꯨꯊꯣꯛꯄꯅꯤ ꯁꯤꯝꯕꯜ ꯑꯣꯐ ꯁꯥꯎꯟ ꯂꯥꯏꯅ ꯀꯩꯁꯨ ꯏꯔꯝꯕ ꯃꯌꯦꯛ ꯏꯔꯝꯕꯒꯤ ꯋꯥꯗ ꯃꯤꯅ ꯄꯨꯊꯣꯛꯄꯅꯦ ꯃꯤꯅ ꯄꯨꯊꯣꯛꯄꯗꯣ ꯅꯤꯡꯊꯧꯔꯣꯜ ꯑꯃꯒꯤ ꯃꯊꯛꯇ ꯅꯤꯡꯊꯧꯔꯣꯜ ꯃꯊꯪ ꯄꯨꯊꯣꯛꯏꯕꯅꯤ ꯀꯔꯤꯒꯤ ꯄꯨꯊꯣꯛꯏꯗꯨꯅꯣ ꯍꯥꯏꯗꯣ ꯃꯤꯗꯨꯅ ꯉꯥꯡꯉꯤꯕꯗꯨꯒꯤ ꯃꯍꯨꯠ ꯁꯤꯟꯅꯕ ꯃꯌꯦꯛ ꯄꯨꯊꯣꯛꯏꯅꯦ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯇꯣꯟꯁꯤꯗ ꯑꯩꯈꯣꯏꯒꯤ ꯂꯥꯏꯌꯦꯡꯁꯤꯗ ꯌꯥꯎꯕ ꯋꯥꯍꯩꯁꯤꯡꯗꯨꯒꯤ ꯁꯤꯝꯕꯜꯅꯦꯕ ꯑꯩꯈꯣꯏꯅ ꯄꯨꯊꯣꯔꯛꯏꯁꯦ ꯑꯗꯨꯗ ꯃꯤꯇꯩꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯇꯣꯟꯁꯦ ꯑꯩꯈꯣꯏꯅ ꯉꯥꯡꯉꯤꯕ ꯃꯔꯣꯟꯁꯤꯗ ꯑꯩꯈꯣꯏꯅ ꯊꯣꯛꯇꯕ ꯃꯌꯥꯝ ꯑꯃ ꯑꯩꯈꯣꯏꯅ ꯅꯣꯡꯆꯨꯞꯂꯣꯝꯒꯤ ꯏꯟꯗꯤꯌꯥꯟ ꯀꯜꯆꯔꯒꯤ ꯃꯤꯊꯣꯂꯣꯖꯤꯒ ꯃꯔꯤ ꯂꯩꯅꯕ ꯋꯥꯔꯤꯁꯤꯡ ꯄꯨꯁꯜꯂꯛꯄꯗ ꯑꯗꯩ ꯂꯥꯏꯒꯤ ꯇꯤꯟ ꯀꯩꯀꯥ ꯃꯌꯥꯝꯒꯤ ꯋꯥꯍꯩ ꯋꯥꯇꯥ ꯃꯣꯏꯒꯤ ꯀꯜꯆꯔꯒꯤ ꯄꯨꯁꯜꯂꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯂꯥꯏꯌꯦꯡꯁꯤꯗ ꯌꯥꯎꯗꯕ ꯄꯣꯠ ꯃꯌꯥꯝ ꯑꯃꯒꯤ ꯃꯔꯣꯜ ꯁꯥꯎꯟ ꯊꯣꯔꯛꯑꯦ ꯑꯗꯨ ꯉꯥꯡꯅꯕ ꯍꯣꯠꯅꯕꯗ ꯑꯩꯈꯣꯏꯅ ꯍꯥꯏꯗꯤ ꯍꯥꯏꯔꯒ ꯑꯁꯦꯡꯕ ꯄꯣꯠꯇꯨꯗꯤ ꯋꯥꯍꯩꯗꯨꯗꯤ ꯇꯥꯔꯛꯇꯕ ꯑꯗꯨ ꯇꯥꯔꯛꯇꯕꯗꯒꯤ ꯁꯨꯝ ꯁꯦꯝꯃꯛꯄ ꯁꯨꯝ ꯁꯦꯝꯅꯕ ꯍꯣꯠꯅꯕꯗ ꯌꯥꯔꯛꯇꯕ ꯃꯊꯪꯗ ꯑꯇꯣꯞꯄ ꯄꯣꯏꯟ ꯑꯃꯅ ꯃꯤꯇꯩ ꯃꯌꯦꯛꯇ ꯄꯥꯛ ꯁꯟꯅ ꯂꯥꯏꯔꯤꯛ ꯇꯝꯕꯤꯕꯒꯤ ꯃꯥꯁ ꯏꯖꯨꯀꯦꯁꯟ ꯍꯥꯏꯇꯥꯔꯦ ꯈꯔ ꯑꯩꯈꯣꯏꯒꯤ ꯀꯌꯥꯕ ꯃꯇꯝꯒꯤ ꯍꯥꯛꯇꯛꯇ ꯃꯥꯁ ꯏꯖꯨꯀꯦꯁꯟ ꯇꯧꯔꯝꯕꯒꯤ ꯋꯥꯐꯝ ꯈꯔ ꯂꯩ ꯍꯥꯏꯗꯤ ꯀꯩꯅꯣꯒꯤ ꯃꯥꯏꯆꯧ ꯃꯉꯥ ꯇꯔꯨꯛ ꯈꯤꯇꯪ ꯈꯪꯒ ꯇꯧꯕꯗꯨ ꯅꯠꯇꯕ ꯈꯔ ꯌꯥꯝꯅ ꯀꯩꯅꯣ ꯇꯧꯕ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯈꯣꯏꯒꯤ ꯏꯖꯨꯀꯦꯁꯟ ꯁꯤꯁꯇꯦꯝ ꯑꯉꯟꯕ ꯏꯖꯨꯀꯦꯁꯟ ꯁꯤꯁꯇꯦꯝꯁꯤꯗ ꯑꯩꯈꯣꯏꯁꯤ ꯚꯣꯀꯦꯁꯅꯦꯜꯗ ꯕꯦꯁ ꯇꯧꯕ ꯏꯖꯨꯀꯦꯁꯟ ꯑꯌꯥꯝꯕ ꯑꯣꯏꯌꯦꯕ ꯑꯗꯨꯒ ꯚꯣꯀꯦꯁꯅꯦꯜꯗ ꯕꯦꯁ ꯇꯧꯕ ꯏꯖꯨꯀꯦꯁꯟꯅꯤꯅ ꯑꯩꯈꯣꯏꯒꯤ ꯇꯝꯕꯤꯔꯤꯕ ꯇꯥꯛꯄꯤꯔꯤꯗꯨꯒꯤ ꯃꯌꯨꯝꯗ ꯃꯤꯗꯨ ꯃꯌꯨꯝꯗ ꯆꯠꯄ ꯈꯪꯗꯦ ꯑꯗꯨꯅ ꯅꯠꯇ꯭ꯔꯒꯅ ꯁꯤꯟꯅꯥꯏ ꯂꯣꯏꯁꯪꯁꯤꯡꯗ ꯆꯠꯄ ꯈꯪꯗꯦ ꯑꯗꯨꯒꯅ ꯄꯥꯈꯪ ꯐꯥꯡ ꯂꯩꯁꯥ ꯄꯥꯟꯁꯣꯟ ꯅꯥꯀꯟ ꯆꯠꯄ ꯈꯪꯗꯦ ꯑꯗꯨꯗ ꯇꯧꯕ ꯑꯗꯨ ꯅꯠꯇꯕ ꯗꯦ ꯇꯨ ꯗꯦ ꯂꯥꯏꯐ ꯂꯣꯏꯅꯕ ꯌꯥꯕ ꯄꯣꯠ ꯆꯩꯁꯤꯡ ꯚꯣꯀꯦꯁꯅꯦꯜ ꯏꯖꯨꯀꯦꯁꯟꯁꯤꯡ ꯁꯤꯟꯅꯥꯏꯁꯪꯁꯤꯗ ꯅꯠꯇꯕ ꯑꯗꯨ ꯅꯠꯇꯕ ꯃꯌꯥꯝ ꯇꯝꯒꯦ ꯍꯥꯏꯇꯥꯔꯗꯤ ꯃꯗꯨꯒꯤꯗꯃꯛꯇ ꯁꯤꯟꯗꯅ ꯂꯥꯡꯗꯅ ꯇꯧꯔꯝꯗꯦꯕ ꯑꯗꯨꯅ ꯑꯗꯨꯒꯤꯗꯨ ꯅꯣꯡꯆꯨꯞꯂꯣꯝꯗꯒꯤ ꯄꯣꯠꯁꯤ ꯂꯥꯛꯑꯀꯥꯟꯗ ꯃꯗꯨꯒꯤ ꯃꯍꯨꯠ ꯁꯤꯟꯅꯕ ꯍꯣꯠꯅꯔꯛꯄꯁꯤꯗ ꯑꯩꯈꯣꯏꯅ ꯃꯌꯦꯛꯁꯤ ꯀꯔꯤꯝ ꯋꯥꯅꯗꯅ ꯃꯣꯏꯒꯤꯗꯣ ꯍꯦꯛ ꯀꯩꯅꯣ ꯇꯧ ꯆꯠꯂꯥꯎ ꯊꯥꯡꯖꯟ ꯇꯥꯔꯗꯤ ꯔꯦꯗꯤꯃꯦꯗꯀꯤ ꯄꯣꯠꯇꯧꯅ ꯏꯔꯥꯏ ꯂꯥꯏꯔꯦꯕ ꯀꯣ ꯁꯤꯃ ꯄꯣꯏꯟ ꯑꯃ ꯃꯊꯪꯗ ꯑꯩꯈꯣꯏꯅ ꯌꯥꯝ ꯊꯦꯡꯕ ꯃꯇꯝ ꯐꯥꯎꯕ ꯑꯩꯈꯣꯏ ꯃꯤꯇꯩ ꯃꯌꯦꯛꯁꯦ ꯑꯗꯨꯝ ꯏꯔꯝꯃꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯆꯨꯔꯥꯆꯥꯟ ꯃꯍꯥꯔꯥꯖ ꯃꯇꯝ ꯀꯔꯤ ꯀꯔꯥ ꯁ꯭ꯋꯥꯏꯗ ꯁꯨꯝ ꯂꯥꯛꯄꯗꯒꯤꯗꯤ ꯕꯪꯒꯥꯂꯤꯁꯦ ꯀꯟꯅ ꯏꯔꯛꯄꯅꯦꯕ ꯏꯔꯛꯏꯁꯤꯒꯤ ꯃꯔꯝꯗꯤ ꯑꯩꯈꯣꯏꯒꯤꯗꯤ ꯃꯇꯝꯗꯨꯗ ꯀꯦꯂꯀꯇꯥꯗ ꯃꯔꯤ ꯂꯩꯅꯕꯅꯤ ꯑꯩꯈꯣꯏꯁꯦꯀꯣ ꯁꯤꯅ ꯕꯦꯡꯒꯣꯜꯒꯤ ꯏꯟꯐ꯭ꯂꯨꯌꯦꯟꯁꯁꯦ ꯑꯩꯈꯣꯏꯗ ꯌꯥꯝ ꯀꯜꯂꯦ ꯂꯤꯚꯤꯡ ꯁ꯭ꯇꯥꯏꯜꯗꯒꯤ ꯑꯗꯨꯗꯒꯤꯗꯤ ꯆꯥꯛꯆꯥ ꯌꯨꯊꯛ ꯐꯤꯔꯣꯜ ꯁꯦꯠꯄ ꯈꯣꯠꯄ ꯂꯣꯏꯅꯃꯛꯅꯤ ꯑꯗꯨꯅ ꯕꯦꯡꯒꯣꯂꯤ ꯀꯜꯆꯔꯅ ꯑꯩꯈꯣꯏꯗ ꯗꯣꯃꯤꯅꯦꯠ ꯇꯧꯔꯒ ꯂꯩꯔꯝꯕꯅꯤꯅ ꯃꯈꯣꯏꯒꯤ ꯀꯜꯆꯔꯗꯨꯒ ꯃꯔꯤ ꯂꯩꯅꯕ ꯄꯣꯠ ꯂꯥꯛꯄ ꯃꯇꯝꯗ ꯕꯦꯡꯒꯣꯂꯤꯒꯤ ꯃꯌꯦꯛꯇꯨ ꯑꯩꯈꯣꯏꯗ ꯆꯪꯉꯛꯄ ꯁꯤꯁꯨ ꯄꯣꯏꯟ ꯑꯃ ꯅꯦꯛꯁ ꯄꯣꯏꯟꯗ ꯂꯥꯏꯔꯤꯛ ꯇꯝꯍꯧꯔꯦ ꯇꯦꯛꯁ ꯕꯨꯛꯀꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯔꯦ ꯇꯦꯛꯁ ꯕꯨꯛ ꯌꯥꯎꯗꯅ ꯂꯥꯏꯔꯤꯛ ꯇꯝ ꯌꯥꯕ ꯅꯠꯇꯦ ꯈꯨꯗꯛꯇ ꯇꯦꯛꯁ ꯕꯨꯛꯇꯨꯗꯤ ꯁꯥꯗꯅ ꯏꯗꯅ ꯐꯣꯡꯗꯣꯛꯄꯗꯤ ꯌꯥꯗꯦ ꯑꯗꯨꯗꯤ ꯀꯃꯥꯏꯅ ꯇꯧꯔꯦ ꯍꯥꯟꯅꯒꯤ ꯑꯔꯩꯕ ꯑꯃ ꯁꯠꯂ ꯄꯨꯔꯛꯄꯅꯦꯕ ꯍꯥꯟꯅꯒꯤ ꯄ꯭ꯔꯤꯟ ꯇꯧꯗꯅ ꯂꯩꯔꯕ ꯇꯝꯅꯗꯅ ꯂꯩꯕ ꯑꯗꯨꯒꯤ ꯄꯣꯠꯇꯨ ꯄꯨꯔꯛꯄ ꯑꯗꯨꯗꯒꯤ ꯌꯥꯝꯅ ꯃꯤꯇꯩ ꯃꯌꯦꯛꯁꯤ ꯃꯨꯠꯊꯠꯂꯒꯦ ꯈꯣꯠꯍꯜꯂꯒꯦ ꯀꯥꯏꯕꯒꯤ ꯋꯥꯐꯝ ꯉꯥꯛꯁꯨ ꯅꯠꯇꯦ ꯍꯥꯏꯅ ꯈꯜꯂꯤ ꯁꯨꯃꯥꯏꯅ ꯇꯧꯗꯅ
ngachagi availability do kuda kuda tangai phata do sa thania ka na mang sa yo don be ti adu sa do le thakta adu sumaina tawdana koi na textbook to adu matam do di bengali ki textbook tharapa macha do ni line up phangena adu dagi la adu dagi tam hawe adu dagi di madu dagi tam hawra mina masagi meeting me ke poche adu masara do tam lap kano to ki lap to ki bani haina khalle masa ai ge wakal ni ko chum chum ngani oza adi hojik sumai koina lai ka pa le da even hindi da phang da ba bengali da phang da ba me me to da phang da je english da dim phang ai da aduna koi google da search store english da dum search store aduna koi da atai language sing je english na he na dum primary language na dum madu khana mitai lon si mangal lage hindi lon ji mangal e kai to bi wan ti ai ne gar ka le da phang po tu ne adu da gi ne ba bengali gi textbook se lauruga tamak padi mitai me chi sijin na gidaba gi masala ma rish adu si jiga hapet tang manar to wala koi ye manipur da kano hindu dharma chang ke ta hoi sida koi na yamna kano ta si kitang yeng mo ta kitang kano wa ba ta concern no points akoi hindu dharma ji manipur metai marta namna na chana la kan koi lahan ye bi pora mai wari koi dum kuri tari sida aina hangjani wo sina la akoi matam da metai pangal se lai alagi di matam da naga gi community myam lai tong tong community myam lai adu atai myam sinja di noi hindu dharma ji chatlu kan hairam da bita akoi only metai ge dang da chalam bagi pora ma koi uri si you know da si manung da significant over story khale ram ga ta khale do si ma tan dio da gi si sumai to ne mitai na kari gi damaka ramani dharma bu hayo to dharma bu hayo kari gi damak ning thau na lo ni no to sinam le khana gi mapa ma puri ga dum chat pu tukla ga sarai rong bana natragana pamai bana adegi bhagachandana kari da muta masi ole adu ai khoi gi hana gi dharma se yame phatraba mangaba mutlaba bachi tawsinu haiba wa thodo panati na kale koina ningthau khuding mangna pami si leipak si ing tapna leiba ningthau phambal munge na thorktaba ing ta ngak ta lei sine ba ma pa hujik su manipur ki chief minister oi bi sida chief minister oi ne na kambu ma hek thola di hujik ki chief minister se adum lakhung sa ne moi na ngam ni ngam moi ai bu na tu ngam ni ko mai to da na phambal lam ne samna hai ra ta ningthau zo bu ai koi na lai ni hai na khan ba ram ji leipak ai tha leipak ning to lai ni na khan ba ne lai gi ma chi lan ru ku chi ta na no madu gi concept se masi dharma du ji ki lai ning du lo ra kan da mahapu mayam na lai do na khala ga ti ma gi ma chi lan ru ra ro ho aduna phambal gi du kanna ba hona rapa phambalu kanna ba horapda marak mayage athing ba mayam do aina thaba ma taw matam da phaina khan ba thaba ma tawni taw matam na khara thinga di madu naman na ba honari ba sumaina to taw da na naman na ba horak ki da concept ani di class to ki ne ba new concept to ga han ari ba traditional concept ga adu da ning taw na ding am ba mayam do di lepak mayam ne hat ke kan ge ngam bade ning tong no oi bani na government na kari kuma phani na khan ba police me introduce to matam da madu gi against the law gadi government na ngam na ba ma sifai sin na pung ga machine na tawri bu diksu sem ne budi matam to Bhaga Chandra na ma di chaitre
ꯈꯨꯟ ꯇꯥꯛꯄꯗ ꯃꯗꯨꯒꯤ ꯑꯋꯥꯕ ꯀꯩꯀꯥ ꯊꯦꯡꯅꯈ꯭ꯔꯕ ꯃꯤ ꯑꯃꯅꯤ ꯑꯗꯨꯅ ꯃꯥꯅ ꯁꯣꯝ ꯅꯥꯀꯟꯗ ꯂꯩꯄꯥꯛ ꯉꯥꯛꯂꯛꯄꯗꯗꯤ ꯃꯍꯥꯛꯀꯤ ꯂꯩꯄꯥꯛꯇꯣ ꯒꯣꯕꯤꯟꯗꯗ ꯁ꯭ꯔꯤ ꯒꯣꯕꯤꯟꯗꯗ ꯃꯥꯅ ꯃꯗꯨ ꯀꯠꯊꯣꯛꯄꯅꯦ ꯉꯁꯤꯗꯒꯤ ꯁ꯭ꯔꯤ ꯒꯣꯕꯤꯟꯗꯒꯤ ꯂꯩꯄꯥꯛ ꯑꯣꯏꯕꯤꯔꯣ ꯑꯗꯨ ꯁ꯭ꯔꯤ ꯒꯣꯕꯤꯟꯗꯗꯣ ꯅꯤꯡꯊꯧ ꯑꯣꯏꯔꯤꯅꯤ ꯑꯗꯨꯅ ꯃꯥꯅ ꯒꯣꯕꯤꯟꯗꯅ ꯑꯊꯣꯏꯕ ꯂꯥꯏꯅꯤꯅ ꯈꯟꯗꯅ ꯂꯥꯛꯅꯔꯤꯕ ꯅꯤꯡꯅꯔꯤꯕ ꯃꯌꯥꯝꯁꯤꯅ ꯒꯣꯕꯤꯟꯗꯗꯨꯅ ꯅꯤꯡꯊꯧ ꯑꯣꯏꯔꯀꯥꯟꯗ ꯒꯣꯕꯤꯟꯗꯗꯨꯒꯤ ꯃꯥꯌꯣꯛꯇ ꯀꯅꯥꯅ ꯂꯥꯟ ꯍꯧꯔꯛꯇꯣꯏꯅꯣꯕ ꯃꯤꯇꯩ ꯀꯅꯥ ꯑꯗꯨꯒꯤ ꯁꯤꯒꯤ ꯐꯝꯕꯥꯜ ꯂꯥꯟꯒꯤ ꯄꯣꯂꯤꯁꯤ ꯃꯌꯥꯝꯁꯤꯗ ꯍꯥꯏꯔꯤꯕ ꯃꯁꯤ ꯄꯣꯂꯤꯇꯤꯀꯦꯜꯂꯤ ꯑꯦꯅꯥꯂꯥꯏꯁꯤꯁ ꯇꯧꯕ ꯃꯇꯝꯗ ꯍꯥꯏꯔꯤꯕ ꯄꯣꯠ ꯃꯌꯥꯝ ꯊꯣꯛꯂꯛꯄꯅꯤ ꯑꯗꯨꯅ ꯀꯔꯤꯒꯤꯗꯃꯛꯇ ꯃꯤꯇꯩꯁꯤꯡꯗ ꯇꯧꯔꯝꯃꯤꯅꯣ ꯍꯥꯏꯗꯤ ꯂꯩꯄꯥꯛ ꯉꯥꯛꯄꯗꯤ ꯃꯤꯇꯩꯅ ꯂꯤꯗ ꯇꯧꯔꯒ ꯉꯥꯛꯑꯦ ꯑꯩꯈꯣꯏꯒꯤ ꯄꯣꯂꯤꯇꯤꯛꯁ ꯇꯧꯔꯤꯕ ꯈꯣꯠꯂꯤꯕ ꯆꯥꯎꯈꯠꯅꯕ ꯗꯤꯕꯂꯞꯃꯦꯟ ꯇꯧꯔꯤꯕ ꯈꯣꯠꯂꯤꯕ ꯃꯌꯥꯝꯁꯦ ꯆꯤꯡꯃꯤꯁꯤꯡꯅ ꯕꯣꯔꯗꯔ ꯉꯥꯛꯑꯦꯕ ꯑꯗꯨꯅ ꯃꯌꯥꯏꯁꯤꯅ ꯃꯔꯨꯅꯦ ꯃꯌꯥꯏꯁꯤꯗꯒꯤ ꯃꯔꯨꯁꯤꯗꯒꯤ ꯀꯔꯤꯒꯨꯝꯕ ꯄꯥꯝꯕꯤ ꯃꯤꯁꯤꯡ ꯆꯥꯏꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯄꯥꯝꯕꯤꯗꯨꯒꯤ ꯃꯔꯨ ꯃꯔꯥꯗꯨ ꯏꯁꯤꯡ ꯆꯥꯏꯔꯀꯥꯟꯗ ꯃꯅꯥ ꯃꯄꯥꯟ ꯂꯣꯏ ꯐꯔꯛꯏ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯈꯣꯏꯒꯤꯁꯤꯗ ꯃꯌꯥꯏꯗ ꯍꯣꯠꯅꯔꯝꯃꯦꯕ ꯑꯗꯨꯗꯒꯤ ꯑꯃꯨꯛ ꯃꯄꯥꯟꯒꯤ ꯁꯤꯗ ꯀꯔꯤꯒꯤ ꯇꯧꯔꯤ ꯃꯣꯏꯗꯤ ꯉꯁꯤꯁꯨ ꯑꯗꯨꯝ ꯃꯤꯇꯩꯒ ꯌꯦꯡꯅꯔꯨꯕꯗ ꯃꯣꯏꯗꯤ ꯀꯝꯃꯨꯅꯤꯇꯤ ꯑꯄꯤꯛꯄ ꯉꯥꯛꯇ ꯑꯣꯏꯔꯤꯑꯕ ꯃꯆꯥ ꯃꯌꯥꯝꯁꯦ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯄꯣꯠ ꯑꯃ ꯂꯥꯛꯄ ꯃꯇꯝꯗ ꯃꯦꯔꯤꯠ ꯗꯤꯃꯦꯔꯤꯠꯇꯤ ꯑꯗꯨꯝ ꯂꯩꯅꯦꯕ ꯁꯤꯅ ꯒꯧꯔ ꯙꯔꯃꯁꯤ ꯂꯧꯔꯨꯔꯀꯥꯟꯗ ꯃꯥꯡꯕ ꯁꯦꯡꯕ ꯋꯥꯐꯝꯁꯦ ꯀꯟꯅ ꯂꯥꯛꯄꯅꯤꯅ ꯃꯤꯇꯩꯁꯤꯡꯁꯤꯅ ꯑꯩꯈꯣꯏꯅ ꯈꯜꯂꯝꯃꯤꯁꯤ ꯂꯩꯄꯥꯛ ꯉꯥꯛꯏꯕ ꯈꯣꯠꯂꯤꯕ ꯃꯌꯥꯝ ꯇꯧꯔꯤꯕ ꯈ꯭ꯋꯥꯏꯗꯒꯤ ꯂꯥꯛꯏꯕ ꯃꯌꯥꯝꯁꯦ ꯕ꯭ꯔꯤꯇꯤꯁꯁꯤꯡꯗꯨ ꯃꯥꯡꯉꯦ ꯍꯥꯏꯔꯤꯕꯅꯤ ꯏꯪꯂꯤꯁ ꯇꯝꯕ ꯃꯇꯝꯗ ꯍꯜꯂꯛꯄꯗ ꯐꯤꯔꯣꯟꯗꯣ ꯀꯩꯅꯣꯗ ꯑꯩꯈꯣꯏ ꯁꯪꯒꯣꯏꯗ ꯌꯥꯜꯂꯒ ꯏꯔꯨꯖꯊꯣꯛꯑꯒ ꯌꯨꯝꯗ ꯆꯪꯉꯛꯏꯅꯦꯕ ꯏꯪꯂꯤꯁ ꯇꯝꯕꯁꯨ ꯃꯥꯡꯉꯦꯅ ꯍꯧꯖꯤꯛꯁꯨ ꯒꯣꯕꯤꯟꯗꯒꯤ ꯃꯟꯗꯤꯔ ꯂꯩꯔꯤꯗꯅꯀꯣ ꯃꯁꯤꯕꯨ ꯏꯔꯥꯠ ꯊꯧꯒꯜ ꯇꯧꯗꯅ ꯂꯩꯔꯤꯕ ꯄꯨꯖꯥ ꯇꯧꯗꯅ ꯂꯩꯔꯤꯕ ꯕ꯭ꯔꯥꯍꯃꯟꯁꯤꯡꯁꯦ ꯃꯁꯤ ꯅꯠꯇꯕ ꯃꯌꯥꯡ ꯕ꯭ꯔꯥꯍꯃꯟ ꯑꯃ ꯆꯪꯕ ꯌꯥꯔꯣꯏꯕꯁꯦ ꯃꯔꯝꯗꯤ ꯃꯤꯇꯩꯅ ꯃꯁꯥꯒꯤ ꯉꯥꯛꯆꯔꯤꯕ ꯄꯔꯝ ꯑꯃꯈꯛ ꯂꯩꯔꯤꯑꯕ ꯑꯗꯨꯒꯤ ꯄꯔꯝꯗꯨꯗ ꯍꯦꯛ ꯌꯥꯎꯔꯛꯇꯕꯁꯤꯡꯗꯣ ꯃꯥꯡꯉꯦ ꯍꯥꯏꯕꯅꯦꯕ ꯑꯗꯨꯅ ꯃꯗꯨꯒꯤꯗꯨ ꯂꯥꯛꯄꯅꯤꯅ ꯉꯁꯥꯏꯒꯤ ꯃꯌꯥꯝꯁꯤ ꯃꯤꯇꯩꯅ ꯆꯠꯂꯁꯤ ꯍꯥꯏꯗꯅ ꯃꯇꯝꯗꯨꯗ ꯂꯩꯄꯥꯛꯀꯤ ꯀꯣꯟꯁꯤꯟꯕ ꯅꯠꯇꯅ ꯂꯥꯏꯅꯤꯡꯒꯤ ꯑꯣꯏꯅ ꯀꯣꯟꯕꯗꯤ ꯃꯤꯇꯩꯁꯤꯡꯅ ꯉꯝꯃꯝꯗꯦ ꯃꯔꯝꯗꯤ ꯁꯤꯚꯤꯂꯥꯏꯖꯦꯁꯟ ꯑꯅꯤꯗꯣ ꯉꯁꯥꯏꯒꯤ ꯈꯦꯠꯅꯔꯛꯄ ꯑꯗꯨꯅ ꯁꯤꯒꯤ ꯃꯊꯛꯇ ꯑꯩꯈꯣꯏꯒꯤ ꯃꯄꯥꯟꯗꯒꯤ ꯂꯥꯛꯄ ꯃꯤꯁꯅꯔꯤꯁꯤꯡꯅ ꯃꯐꯝꯁꯤꯗꯗꯤ ꯃꯌꯥꯏꯁꯤꯡꯁꯤꯗꯗꯤ ꯇꯧꯕ ꯉꯝꯃꯛꯇꯗꯅ ꯃꯇꯥꯏꯗ ꯍꯥꯏꯗꯣꯛꯑꯒ ꯋꯥ ꯇꯧꯈꯤ ꯑꯗꯨꯅ ꯎꯈ꯭ꯔꯨꯜꯗ ꯀꯔꯤꯗ ꯍꯥꯟꯅ ꯈ꯭ꯔꯤꯁꯇꯥꯟ ꯙꯔꯃ ꯆꯠꯂꯤꯕ ꯈꯣꯠꯂꯤꯕꯁꯦ ꯍꯥꯏꯗꯣꯛꯄ ꯃꯐꯝꯗꯣ ꯇꯧꯔꯗꯤ ꯋꯥ ꯌꯥꯝ ꯍꯥꯏꯅꯗ꯭ꯔꯒꯁꯨ ꯈꯔ ꯇꯧꯔꯁꯨ ꯃꯣꯏꯒꯤ ꯑꯄꯥꯝꯕ ꯀꯩꯅꯣ ꯈꯔ ꯄꯤꯔꯒ ꯑꯗꯨꯝ ꯌꯥꯔꯛꯄ ꯏꯆꯝ ꯆꯝꯕ ꯁꯤꯝꯄꯜ ꯃꯥꯏꯟꯗꯦꯠ ꯑꯣꯏꯕꯁꯤꯡꯗꯨꯗ ꯃꯣꯏꯒꯤ ꯑꯉꯧꯕꯗꯗꯤ ꯁꯪꯅꯤꯡꯕ ꯃꯆꯨ ꯁꯪꯕ ꯌꯥꯏ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯇꯧꯔꯛꯈꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯃꯄꯨꯡ ꯑꯣꯏꯕ ꯁꯤꯗꯩꯁꯤꯗ ꯇꯧꯔꯝꯃꯤꯕꯗꯤ ꯃꯌꯥꯏꯁꯤꯗ ꯅꯤꯛꯄꯅꯦꯕ ꯈꯣꯏꯗꯧꯁꯤꯗ ꯅꯤꯛꯑꯀꯥꯟꯗ ꯃꯌꯥꯝꯗꯨꯗꯤ ꯑꯗꯨꯝ ꯇꯞꯅ ꯑꯗꯨꯝ ꯀꯦꯜꯂꯛꯄꯅꯦꯅ ꯈꯟꯕꯅꯤ ꯑꯗꯨꯒꯤꯗꯃꯛꯇ ꯃꯁꯤꯗ ꯁꯦꯟꯇ꯭ꯔꯦꯂꯥꯏꯁ ꯇꯧꯔꯝꯃꯤ ꯑꯗꯨꯁꯤꯗ ꯑꯣꯖꯥ ꯀꯣꯏꯁꯟ ꯍꯪꯅꯤꯡꯕ ꯑꯅꯤ ꯈꯔꯗꯤ ꯊꯣꯛꯂꯦꯗ ꯑꯃ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗ ꯍꯥꯏꯇꯥꯔꯦ ꯁꯤꯅ ꯇꯥꯏꯁꯦ ꯃꯥꯒꯤ ꯃꯇꯝꯒꯤꯅ ꯂꯩꯔꯤꯕ ꯅꯤꯡꯊꯧꯁꯤꯅ ꯃꯥꯒꯤ ꯒꯣꯚꯔꯅꯦꯟꯁ ꯑꯃ ꯁ꯭ꯃꯨꯠꯂꯤ ꯔꯟ ꯇꯧꯅꯕꯒꯤꯗꯃꯛꯇ ꯃꯥꯁꯦ ꯄꯣꯂꯤꯁꯤ ꯇꯣꯉꯥꯟ ꯃꯌꯥꯝ ꯁꯤꯖꯤꯟꯅꯔꯝꯃꯦꯕ ꯍꯥꯏꯗꯤ ꯃꯥꯅ ꯁꯤꯖꯤꯟꯅꯔꯤꯕ ꯄꯣꯂꯤꯁꯤꯗꯨ ꯏꯐꯦꯛꯇꯤቭ ꯑꯣꯏꯕ ꯅꯠꯇ꯭ꯔꯒꯅ ꯑꯣꯏꯗꯕ ꯃꯥꯡꯖꯕ ꯅꯠꯇ꯭ꯔꯒꯅ ꯇꯣꯡꯖꯕ ꯑꯗꯨꯗꯤ ꯋꯥꯔꯤ ꯇꯣꯉꯥꯟꯕ ꯑꯃ ꯆꯠꯈꯤ ꯇꯥꯔꯒꯁꯨ ꯃꯥꯒꯤ ꯄꯣꯂꯤꯁꯤꯁꯦ ꯑꯅꯧꯕꯗꯤ ꯃꯥ ꯑꯦꯗꯥꯞ ꯇꯧꯅꯕ ꯍꯣꯠꯅꯔꯝꯃꯦꯕ ꯑꯗꯣ ꯃꯇꯝ ꯑꯃꯗ ꯂꯩꯔꯝꯃꯤꯕ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯒꯣꯚꯔꯅꯦꯟꯁꯀꯤꯗꯃꯛꯇ ꯃꯥꯒꯤ ꯅꯤꯡꯊꯧꯁꯤꯡꯅ ꯍꯣꯠꯅꯔꯝꯕ ꯃꯌꯥꯝꯁꯤꯡꯁꯤ ꯌꯦꯡꯉꯀꯥꯟꯗ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯂꯤꯗꯔ
ꯂꯤꯗꯔꯁꯤꯞ ꯍꯥꯏꯇꯥꯔꯦꯅꯦ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯂꯤꯗꯔꯁꯤꯞꯁꯤꯒꯤ ꯂꯩꯔꯤꯕ ꯃꯁꯛꯁꯤꯒ ꯑꯅꯤꯁꯤ ꯀꯝꯄꯤꯌꯔ ꯇꯧꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯏꯄꯥ ꯏꯄꯨꯁꯤꯡꯅ ꯇꯧꯔꯝꯕ ꯄꯣꯠꯁꯤꯡꯁꯤꯗꯒꯤ ꯍꯧꯖꯤꯛꯀꯤ ꯂꯩꯔꯤꯕ ꯂꯤꯗꯔꯁꯤꯡꯅ ꯀꯔꯝꯕ ꯀꯟꯁꯦꯞ ꯂꯧꯁꯟꯕ ꯃꯊꯧ ꯇꯥꯏ ꯈꯜꯂꯤ ꯃꯥꯒꯤ ꯋꯥꯈꯜ ꯃꯁꯤ ꯃꯅꯤꯄꯥꯛ ꯅꯨꯡꯁꯤꯗꯕ ꯃꯤꯗꯤ ꯀꯅꯥꯁꯨ ꯂꯩꯔꯝꯃꯣꯏꯅ ꯈꯜꯂꯦ ꯍꯨꯔꯥꯟꯕ ꯐꯥꯎꯕ ꯗꯥꯀꯨ ꯐꯥꯎꯕ ꯂꯝꯗꯝꯁꯤꯗ ꯄꯣꯛꯄ ꯑꯣꯏꯔꯒꯗꯤꯅꯦ ꯃꯔꯩꯄꯥꯛꯇ ꯑꯗꯨꯝ ꯂꯣꯏꯅꯃꯛ ꯅꯨꯡꯁꯤꯔꯝꯒꯅꯦꯕ ꯑꯗꯨꯕꯨ ꯉꯁꯥꯏꯒꯤ ꯃꯇꯝꯁꯤꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯂꯩꯉꯥꯛꯂꯣꯟ ꯄꯥꯏꯔꯤꯕ ꯂꯩꯉꯥꯛꯂꯣꯟꯁꯤꯡꯁꯦ ꯃꯣꯏꯅꯁꯨ ꯁꯣꯏꯗꯅ ꯅꯨꯡꯁꯤꯔꯝꯒꯅꯤ ꯑꯗꯨꯕꯨ ꯃꯁꯤꯗ ꯑꯩꯒꯤ ꯑꯣꯏꯕꯒꯤ ꯁꯔꯨꯛꯁꯤ खरा हंधहलगा लेपाक की ओई सरुप चांग हेलक्कदबनी मसिदे डेमोक्रेसी चटपनी डेमोक्रेसी चटलब नंबर गेम ने होजिकी लेगिस लेपाक की भागे फौ फरोई तो मयाम नबु यारदी मधु तहौद्रगदी आई मथंग द वोट कारोइदुइने वोट कारक्तरगदी आई मंत्री ओइदुइने अचिना angam mathau singna tawrukadaba thabak singje vote kabagi dang yengaga tawbidaba leipaki phani moi masana su loimak adum nongna haina dasu loim adum khamgadu bangang leipaki phani haina khallaba lamdam sigi phani haina khallagadi karigumba afaba khara tawnabo khonabada magi kendra dugi mangba mangdaba mai sarkar dugi kaiba kaidaba kharadi adum thorkane hanagidi karigi torum dai matamda ningthauduna peladi mantri amata silamde het sidri bhawbadum leibani pension system leiramde ningthaudu so adum sidri bhawba magi mataka lan horokdana madu singargana singre aduna tari ma adum puji chupa ma ningthau oidoineba aduna vote ki khalambe aduna thab khudi makse vote ki ngata yengba natab election ngata da depend siju khanda badi yate sumi adubu masi ngata yengbi daba leipak ki ni phani haina khallagadi achumba kongthang ni haidana matam sigi lengak loi singna khanba taragadi adum khara tobiraga matam du da paipu ning tau sing angam basina torum dumai tawtana moidi vote ki khalam de na ko adumaina tawrupodo si mato khitan tamma mathau tai ꯑꯗꯨ ꯑꯣꯖꯥ ꯍꯥꯏꯗꯤ ꯃꯇꯝꯗ ꯂꯩꯔꯤꯕ ꯅꯤꯡꯊꯧꯁꯤꯡ ꯃꯣꯏꯁꯦ ꯃꯣꯏꯅ ꯇꯧꯕ ꯉꯝꯕ ꯃꯣꯏꯒꯤ ꯁꯛꯇꯤ ꯑꯃ ꯂꯩꯅꯦꯕ ꯑꯗꯩ ꯍꯥꯏꯔꯤꯕ ꯄꯣꯠꯇꯨꯅ ꯃꯌꯥꯝꯁꯨ ꯑꯣꯊꯣꯔꯤꯇꯤ ꯑꯃ ꯑꯣꯏꯔꯀꯥꯟꯗ ꯒꯣꯕꯔꯟ ꯇꯧꯔꯤꯅꯦꯕ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯃꯥꯅ ꯒꯣꯕꯔꯟ ꯇꯧꯕꯗꯨꯅ ꯃꯥꯒꯤ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤ ꯃꯥꯒꯤ ꯊꯧꯗꯥꯡ ꯑꯃ ꯂꯩ ꯍꯥꯏꯔꯤꯕ ꯊꯧꯗꯥꯡꯁꯤꯅꯦꯕ ꯃꯥꯅ ꯐꯣꯀꯁ ꯇꯧꯔꯤꯁꯦ ꯑꯗꯨꯗꯤ ꯑꯣꯖꯥ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯌꯦꯡꯕ ꯌꯥꯔꯤꯕ ꯄꯣꯠꯁꯦ ꯁꯔꯨꯛꯁꯦ ꯊꯧꯗꯥꯡꯒꯤ ꯁꯔꯨꯛꯁꯤꯃꯒ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤꯁꯤꯡꯒ ꯃꯥꯒꯤ ꯄꯋꯥꯔ ꯍꯥꯏꯇꯥꯔꯦ ꯃꯥꯅ ꯇꯧꯕ ꯉꯝꯕ ꯁꯛꯇꯤꯗꯨꯒ ꯑꯅꯤꯁꯤꯒꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏ ꯀꯩꯅꯣ ꯀꯣꯔꯤꯂꯦꯁꯟ ꯑꯆꯧꯕ ꯑꯃ ꯁꯥꯒꯠꯄ lei yam tangai paipuna kai hairam ge am to yam samna hayta ning tauna ngai kan de samu na ngai ti de habu ne ma de ai gi kendra gi ni ma de ai gi kaino ni ai gi mari mata ni ma de gi maru ki bacha ni ai gi nupi ro mi sa gi ni ngai ti ne wa adu kari gum achumba ma porake hairam batara ge di masai gi ning thau na ngai thi de samu na ngai khang de haiba du mai tawdana achumba ma tawge afaba ma tawge haina khallagadi ai gi sagai na tei vote ki kari kara ado madu gi du yengoi da bani haiba du pai puna hairi ba koi gi pawrong gi da haida ne ram madu koi da khara follow to chuni ne ka ꯑꯗꯨꯗꯤ ꯑꯣꯖꯥ ꯍꯥꯏꯗꯤ ꯁꯤꯒꯤ ꯃꯇꯥꯡ ꯂꯥꯛꯑꯒꯗꯤ ꯑꯩꯈꯣꯏ ꯃꯣꯔꯦꯜꯂꯤ ꯃꯥꯒꯤ ꯋꯥꯈꯜꯂꯣꯟꯁꯦ ꯃꯣꯔꯦꯜ ꯑꯃꯗ ꯕꯥꯏꯟ ꯇꯧꯔꯒ ꯆꯠꯄꯁꯤ ꯆꯠꯄ ꯃꯊꯧ ꯇꯥꯏ ꯑꯗꯨ ꯃꯁꯤꯗ ꯑꯔꯨꯕ ꯊꯕꯛꯅꯤ ꯍꯦꯛꯇ ꯉꯝꯃꯣꯏꯕ ꯃꯔꯝꯗꯤ ꯃꯍꯥꯛꯀꯤ ꯑꯣꯏꯕ ꯋꯤꯂꯤꯡꯅꯦꯁ ꯃꯥꯒꯤ ꯑꯣꯏꯕ ꯌꯥꯝ ꯗꯤꯇꯔꯃꯤꯟ ꯑꯣꯏꯕ ꯐꯥꯔꯝ ꯑꯣꯏꯕ ꯃꯥꯒꯤ ꯐꯤꯔꯦꯞ ꯑꯃ ꯗꯤꯁꯤꯖꯟ ꯑꯃ ꯗꯔꯀꯥꯔ ꯂꯩ ꯇꯉꯥꯏ ꯐꯗꯕ ꯑꯗꯨꯅ ꯑꯩꯅ ꯁꯤꯃ ꯇꯧꯔꯨ ꯇꯥꯔꯗꯤ ꯑꯩꯍꯥꯛꯀꯤ ꯑꯗꯨ ꯇꯧꯔꯛꯀꯅꯤ ꯑꯩꯍꯥꯛꯀꯤ ꯅꯤꯡꯊꯧ ꯈꯨꯕꯝ ꯑꯩꯒꯤ ꯄꯣꯖꯤꯁꯟꯁꯦ ꯆꯦꯠꯂꯣꯏ ꯍꯥꯏꯅ ꯉꯥꯛꯇ ꯈꯜꯂꯒꯗꯤ
mana khalai ba chumba phabido tawbada ngamu we aduna sidi yamna wakal tamindaraga laipa ki dam da phani ana khallaga di jeti matam lenga loisina tawbi ba chumi haine fana khal maramdi moi phatta banate moi chumi ne koi chumi ne aya nang sai ning sing jaba mari pa maram dambu mungsi badi tapu ju huran bana ju loi mungsi nang ne ba ai deng na mari pa mungsi hai biya ro aduna mantri phampai anga mathau sing loi mungsi rang ne ba ado moi gi limitations mayam leira puto adu khar tak to yo chamo adu da hadi leadership so morally bind do so tai ado amuk kitang adu dei views taking out for aganda leiba mi khudi mok si ma morally bind do ni so mok lei nga tane adu hoji oja adu leiba khoi gi generation da khoi society ji da di morally logo spiritually kwari ya so problems khoi mi khudi mok commonly leiba moral problems oja mi yeng da kai na oi masidi aina sai asai hai masida mangai jin da khoi education yaw da education da yaw da badagi moral education laina lairik ama tongan moral la ta tamu aidana lairik ama hapchale adu tamaga jo adu yawde ko madu angang oiringai da kai moral science kind ga tawdara yamna moral ta hape ko adu tamme tamakana saurokana adu yawde mamdi luda tungda day to day life tamagi hingiba punsi marel luda mayumda mama naba singa loina bata adu da sina ga dabne ba aduna magi luda tungda changak dabne ba aduna magi khangda bado ma ojana ta di ojana ta ido chumin lawe ba mapana mamana nang ji lale ne du chum to ne hai matamda long ngate ba maram de magi wakal ji da kok ji da kari le rege da magi ojana hai ba kuding mak to ingeda bani magi ojana natadi topana hai ba matta mado aran bani hai bi concept amarom da ai koi na madugi inject to chale ba angang sing sida mase angang ne soibante koi na ne soiris ko koi na sayam soigi hai bu mama lon da hairaga na mitei lon ngang ba mi do lairik haita bani na khanba english ngang aga ne lairik hai bani na khanba english pu ai koi na language of knowledge lawrakpa lon lamani na lawrakta ba ko adu dagi masi pesuna tate mikha polu dagi thokpa tanza sai do za khoi mai tei me ki ta yin tang ga question tang u san jero ge ai ge mo khoi na mai tei me si manipur da hing hojik ti khar hing ga le ai ba mai tei me na manipur sta unification to na ta na khoi chawkhat mu tam mai tei me na karambar role lawrak kan yin la ko kham u bi bes masi kam important we kan maming si mitei me ye haidana kawi haidana mitei thaki wala te manipur da ngangari ba lol kuding mak se mayexna lon iba yari ne adu ira di manipur gi own script labra manipur gi lon khoi gi common language linga phangka oi lon ni kana na oi miti lo oi hai bane ba kabuida tangkulda natega kana guma pur amada pochi impose to bi wanate ko maramdi ai khoi gi linga phangka oi bo official lol je masi khangji masi easy hai bane ba aduna madugi du ina ba honarak pada madu tamba mathau tai ko tamakta di kari soi koina hairoi na khalle ba aduna madu manipur da di leiba manipurian ta khangda ba ko ai manipuri khangde ai di mitai ron khangde hai daga masa si lairik ai bani na chau thum chaba mase mitai sing marak tu sulai adu atopa community sing da su ai di manipur di ai laiba ai na belong to ba ai no state ni do manipuri khang ai manipuri tamo
ꯍꯥꯏꯌꯦꯕ ꯌꯦꯟꯅ ꯀꯦꯀꯦ ꯈꯣꯡꯉꯛꯇ꯭ꯔꯗꯤ ꯃꯗꯨꯕꯨ ꯌꯦꯟꯂꯕ ꯀꯣ ꯍꯨꯏꯗꯨ ꯒꯧ 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 ꯈꯣꯡꯉꯛꯇ꯭ꯔꯕ ꯃꯗꯨꯕꯨ ꯍꯨꯏꯔꯕ ꯀꯣ ꯑꯗꯣ ꯍꯨꯏꯗꯨꯅ ꯃꯤꯌꯥꯎ ꯃꯤꯌꯥꯎ ꯍꯥꯏꯅ ꯁꯨꯝ ꯈꯣꯡ ꯂꯩꯔꯤꯗꯨꯕꯨ ꯑꯩꯈꯣꯏꯅ ꯍꯨꯏꯅꯤ ꯍꯥꯏꯒꯗ꯭ꯔꯥ ꯍꯧꯗꯣꯡꯅꯤ ꯍꯥꯏꯒꯗ꯭ꯔꯥ ꯀꯣ ꯑꯗꯨꯅ ꯂꯝ ꯑꯁꯤꯗ ꯂꯩꯔꯗꯤ ꯂꯝꯗꯨꯒꯤ ꯂꯣꯟꯗꯣ ꯈꯪꯒꯗꯕꯅꯦꯕ ꯃꯁꯤ ꯍꯤꯟꯗꯤ ꯈꯪꯗꯦ ꯍꯥꯏꯌꯦꯕ ꯑꯩ ꯖꯥꯠ ꯍꯤꯟꯗꯤ ꯈꯪꯗꯦ ꯁ꯭ꯋꯥꯏꯗꯗꯤ ꯌꯥꯅꯤ ꯐꯣꯔꯦꯟ ꯀꯟꯇ꯭ꯔꯤꯗ ꯆꯠꯂꯀꯥꯟꯗ ꯅꯪ ꯀꯗꯥꯏꯗꯒꯤ ꯂꯥꯛꯄꯅꯣ ꯑꯩꯗꯤ ꯏꯟꯗꯤꯌꯥꯗꯒꯤꯅꯦ ꯑꯣꯐꯤꯁꯤꯌꯦꯜ ꯂꯦꯡꯒ꯭ꯋꯦꯖ ꯀꯔꯤ ꯑꯣꯏ ꯍꯤꯟꯗꯤ ꯑꯣꯏ ꯍꯥꯏꯔꯦ ꯑꯗꯨ ꯅꯣꯏ ꯍꯤꯟꯗꯤꯗꯨꯗꯤ ꯀꯃꯥꯏꯅ ꯇꯧ ꯑꯩ ꯍꯤꯟꯗꯤ ꯍꯩꯇꯦ ꯍꯥꯏꯗꯤ ꯑꯩꯁꯤ ꯍꯥꯎ ꯐꯥꯔ ꯑꯩꯁꯤ ꯀꯌꯥꯝ ꯌꯥꯝꯅ ꯏꯟꯗꯤꯌꯥꯟ ꯑꯣꯏꯔꯤꯕꯒꯦꯕ ꯁꯦꯝ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯃꯅꯤꯄꯨꯔꯗ ꯂꯩꯔꯦ ꯃꯥꯁꯦ ꯃꯅꯤꯄꯨꯔꯤꯅꯤ ꯍꯥꯏꯔꯒꯗꯤ ꯃꯅꯤꯄꯨꯔꯒꯤ ꯑꯣꯐꯤꯁꯤꯌꯦꯜ ꯂꯦꯡꯒ꯭ꯋꯦꯖ ꯃꯅꯤꯄꯨꯔꯒꯤ ꯑꯣꯐꯤꯁꯤꯌꯦꯜ ꯁꯀ꯭ꯔꯤꯞ ꯈꯪꯉꯀꯥꯟꯗ ꯃꯥꯒꯤꯁꯦ ꯃꯁꯛ ꯑꯃ ꯊꯣꯔꯛꯀꯅꯤ ꯃꯅꯤꯄꯨꯔꯤꯅꯤ ꯍꯥꯏꯕꯗꯣ ꯕꯤꯂꯣꯡꯒꯤꯡꯅꯦꯁꯇꯣ ꯐꯤꯜ ꯇꯧꯔꯛꯀꯅꯦꯕ ꯑꯗꯨꯅ ꯃꯤꯇꯩ ꯃꯌꯦꯛꯁꯦ ꯃꯁꯤ ꯏꯝꯄꯣꯖ ꯇꯧꯕꯒꯤ ꯋꯥ ꯅꯠꯇꯦ ꯃꯁꯤ ꯑꯩꯈꯣꯏꯅ ꯀꯔꯤꯒꯨꯝꯕ ꯃꯅꯤꯄꯨꯔꯤ ꯂꯣꯜꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯀꯃꯟ ꯑꯣꯏꯕ ꯃꯤꯌꯥꯝꯅ ꯃꯁꯤꯡ ꯌꯥꯝꯅ ꯂꯩꯕ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯑꯁꯤꯅ ꯈꯪꯕ ꯂꯣꯜ ꯑꯣꯏꯕꯅꯤꯅ ꯃꯁꯤ ꯇꯝꯕꯒꯤ ꯋꯥꯅꯤ ꯃꯌꯦꯛꯁꯤ ꯃꯤꯇꯩ ꯃꯌꯦꯛ ꯍꯥꯏꯔꯦꯗꯅ ꯆꯤꯡꯃꯤ ꯀꯥꯡꯂꯨꯞꯅ ꯇꯝꯃꯣꯏ ꯍꯥꯏꯔꯒꯗꯤ ꯃꯤꯇꯩꯅ ꯏꯟꯇ꯭ꯔꯣꯗ꯭ꯌꯨꯁ ꯇꯧꯔꯛꯄꯒꯤ ꯃꯤꯇꯩ ꯃꯌꯦꯛ ꯍꯥꯏꯔꯛꯄꯒꯤ ꯋꯥꯅꯤ ꯃꯃꯤꯡꯅꯦꯕ ꯀꯣ ꯃꯃꯤꯡꯁꯤꯗ ꯑꯩꯈꯣꯏꯅ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯍꯥꯏꯅ ꯍꯥꯏꯔꯒꯗꯤ ꯃꯤꯇꯩ ꯌꯦꯟ ꯁꯥ ꯃꯤꯇꯩ ꯉꯥꯃꯨ ꯁꯥ ꯂꯣꯏꯅꯃꯛ ꯀꯩꯅꯣ ꯇꯧ ꯆꯥꯅ ꯊꯝꯃꯤ ꯁꯤꯗꯤ ꯄꯣꯠꯁꯛꯇꯨꯒꯤ ꯃꯃꯤꯡ ꯑꯃ ꯊꯣꯟꯕꯅꯦꯕ ꯃꯃꯤꯡꯗꯨꯗꯤ ꯄꯨꯊꯣꯔꯛꯏꯕ ꯏꯟꯇ꯭ꯔꯣꯗ꯭ꯌꯨꯁ ꯇꯧꯔꯤꯕ ꯃꯤ ꯑꯗꯨꯅ ꯃꯥꯒꯤ ꯀꯝꯃꯨꯅꯤꯇꯤ ꯃꯥꯒꯤ ꯀꯥꯡꯂꯨꯞꯇꯨꯒ ꯂꯣꯏꯅꯅ ꯊꯣꯜꯂꯝꯕꯅꯦꯕ ꯑꯗꯨ ꯑꯩꯈꯣꯏꯅ ꯂꯥꯜꯂꯤ ꯁꯤ ꯀꯧꯔꯕꯅꯤꯅ ꯑꯩꯈꯣই ꯇꯧꯔꯣꯏ ꯈꯣꯠꯂꯣꯏ ꯍꯥꯏꯕ ꯂꯥꯜꯂꯦꯅ ꯈꯜꯂꯤ ꯑꯗꯨꯅ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯈꯨꯗꯤꯡꯃꯛꯅ ꯃꯅꯤꯄꯨꯔꯤ ꯂꯣꯜ ꯈꯪꯕ ꯍꯥꯏꯗꯤ ꯃꯤꯇꯩ ꯂꯣꯜꯁꯦ ꯑꯁꯤ ꯈꯪꯕ ꯃꯤꯇꯩ ꯃꯌꯦꯛꯁꯤ ꯁꯤꯗ ꯏꯕ ꯉꯝꯕ ꯑꯣꯏꯔꯛꯑꯕ ꯃꯇꯝꯗꯨꯗ ꯃꯉꯣꯟꯗ ꯃꯅꯤꯄꯨꯔꯤ ꯅꯦꯁꯀꯤ ꯃꯁꯛꯇꯣ ꯂꯥꯛꯀꯅꯤ ꯍꯥꯏꯅ ꯑꯩꯈꯣꯏꯅ ꯐꯥꯎ ꯍꯣꯏ ꯑꯣꯖꯥ ꯑꯗꯨ ꯑꯩꯈꯣꯏꯅ ꯁꯤꯖꯤꯟꯅꯔꯤꯕ ꯏꯪꯂꯤꯁ ꯍꯥꯏꯕ ꯋꯥꯔꯗꯁꯤꯁꯨ ꯏꯪꯂꯦꯟꯗꯒꯤ ꯍꯧꯔꯛꯄꯒꯤ ꯋꯥ ꯏꯪꯂꯤꯁ ꯑꯣꯏꯔꯤꯅꯦꯕ ꯑꯃꯦꯔꯤꯀꯥꯟꯁꯨ ꯉꯥꯡꯉꯤ ꯌꯨꯔꯣꯄꯤꯌꯟ ꯃꯌꯥꯝꯁꯨ ꯑꯇꯣꯞꯄ ꯃꯌꯥꯝꯁꯨ ꯉꯥꯡꯉꯤ ꯏꯪꯂꯤꯁꯇꯨꯗꯤ ꯏꯪꯂꯦꯟꯗꯒꯤ ꯍꯧꯔꯛꯑꯦꯅ ꯍꯣꯏ ꯏꯪꯂꯤꯁꯇꯨ ꯑꯩꯈꯣꯏ ꯏꯪꯂꯦꯟꯗ ꯉꯥꯡꯗꯕꯗꯤ ꯇꯧꯗꯦꯕ ꯑꯗꯣ ꯑꯣꯖꯥ ꯏꯟꯇꯔꯚꯤꯌꯨ ꯁꯨꯝ ꯁꯥꯡꯖꯜꯂꯛꯑꯕꯅꯤꯅ ꯑꯩꯈꯣꯏ ꯇꯦꯟꯁꯤꯜꯂꯛꯅꯕ ꯀꯣꯏꯁꯟ ꯑꯃꯅꯤꯇꯪ ꯍꯥꯏꯇꯥꯔꯦ ꯑꯣꯖꯥꯅ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡꯁꯤꯗ ꯌꯥꯝ ꯆꯝꯕ ꯃꯦꯁꯦꯖ ꯑꯃꯇꯪ ꯅꯠꯇ꯭ꯔꯒꯅ ꯋꯥꯍꯩ ꯑꯃꯇꯪ ꯊꯝꯕꯤꯕ ꯇꯥꯔꯒꯗꯤ ꯀꯔꯤ ꯋꯥꯍꯩ ꯊꯝꯕꯤꯅꯤꯡꯉꯤ ꯃꯤ ꯈꯨꯗꯤꯡꯃꯛꯇ ꯑꯦꯅꯤ ꯃꯩꯇꯩ ꯍꯥꯏꯕ ꯂꯩꯇꯦ ꯑꯦꯅꯤ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯑꯃꯗ ꯍꯦꯛ ꯇꯥꯕ ꯃꯇꯝꯗ ꯃꯅꯤꯄꯨꯔꯤ ꯑꯃ ꯑꯣꯏꯅ ꯂꯧꯁꯟꯅꯕ ꯃꯦꯁꯦꯖ ꯑꯃꯇꯪ ꯑꯩ ꯑꯃꯨꯛꯇ ꯑꯣꯏꯁꯦꯕ ꯀꯣ ꯃꯤꯇꯩꯁꯨ ꯃꯤꯇꯩ ꯑꯣꯏꯁꯦ ꯀꯕꯨꯏꯁꯨ ꯀꯕꯨꯏ ꯑꯣꯏꯁꯦ ꯇꯥꯡꯈꯨꯜꯁꯨ ꯇꯥꯡꯈꯨꯜ ꯑꯣꯏꯁꯦ ꯈꯣꯡꯁꯥꯏꯁꯨ ꯈꯣꯡꯁꯥꯏ ꯑꯣꯏꯁꯦ ꯑꯅꯥꯜꯁꯨ ꯑꯅꯥꯜ ꯑꯣꯏꯁꯦ ꯑꯩ ꯑꯣꯏꯔꯀꯥꯟꯗ ꯑꯩ ꯑꯣꯏꯕ ꯃꯌꯥꯝꯗꯣ ꯑꯗꯨꯒꯤ ꯑꯄꯨꯟꯕ ꯃꯁꯛ ꯑꯃ ꯊꯣꯔꯛꯀꯗꯧꯕ ꯑꯗꯨꯅ ꯃꯤꯇꯩꯁꯤꯡꯁꯦ ꯃꯤꯇꯩ ꯑꯣꯏꯗꯦ ꯃꯤꯇꯩ ꯍꯥꯟꯅ ꯑꯃꯨꯛꯇ ꯑꯣꯏꯁꯦ ꯑꯩꯈꯣꯏ ꯃꯤꯇꯩ ꯑꯣꯏꯔꯀꯥꯟꯗ ꯃꯤꯇꯩ ꯄꯨꯟꯕ ꯅꯠꯇ꯭ꯔꯒ ꯄꯨꯜꯂꯛꯇꯕ ꯍꯥꯏꯕꯒꯤ ꯋꯥꯐꯝꯗꯣ ꯂꯥꯟ ꯃꯤꯇꯩ ꯄꯨꯟꯕ ꯌꯥꯗꯦ ꯄꯨꯟꯕ ꯌꯥꯗꯦ ꯀꯔꯤ ꯍꯥꯏ ꯃꯤꯇꯩꯗꯤ ꯑꯣꯏꯁꯨ ꯑꯣꯏꯗꯅ ꯑꯣꯏꯔꯀꯥꯟꯗ ꯄꯨꯜꯂꯛꯀꯗꯣꯏꯅꯤ ꯑꯗ ꯃꯤꯇꯩ ꯑꯅꯤ ꯁꯨꯅ ꯄꯨꯜꯂꯛꯄ ꯌꯥꯗꯦ ꯍꯥꯏꯕ ꯋꯥꯍꯟꯊꯣꯛꯇꯤ ꯃꯤꯇꯩ ꯑꯅꯤ ꯁꯨꯅ ꯂꯩꯇꯦ ꯍꯥꯏꯕꯅꯤ ꯑꯗꯨꯅ ꯃꯗꯨ ꯂꯩꯇꯦ ꯍꯥꯏꯁꯦ ꯍꯥꯟꯅ ꯑꯗꯨꯗꯤ ꯅꯪ ꯅꯊꯟꯗ ꯃꯤꯇꯩ ꯑꯣꯏꯕ꯭ꯔꯥ ꯃꯌꯥꯝꯅ ꯃꯤꯇꯩ ꯑꯃꯇ ꯑꯣꯏꯗꯦ ꯍꯥꯏꯕ꯭ꯔꯥ ꯍꯥꯏꯅ ꯍꯪꯉꯛꯀꯅꯦꯕ ꯑꯗꯨ ꯅꯠꯇꯦ ꯌꯥꯔꯅꯤ ꯑꯩꯅ ꯍꯥꯏꯖꯔꯤꯁꯦ ꯃꯤꯇꯩ ꯑꯣꯏꯕ ꯍꯥꯏꯔꯒꯗꯤ ꯃꯥꯒꯤ ꯆꯥꯛꯆꯥ ꯌꯨꯊꯛꯐꯝ ꯃꯥꯒꯤ ꯆꯥꯛꯆꯥ ꯌꯥꯍꯤꯐꯝꯐꯝ ꯃꯥꯒꯤ ꯂꯣꯜ ꯋꯥꯉꯥꯡ ꯁꯥꯖꯠ ꯃꯥꯒꯤ ꯃꯑꯣꯡ ꯃꯇꯧ ꯃꯥꯒꯤ ꯊꯥꯖꯕ ꯂꯥꯏꯅꯤꯡ ꯂꯥꯏꯁꯣꯟ ꯕꯤꯂꯤꯞ ꯃꯌꯥꯝꯁꯤꯡꯁꯦ ꯏꯄꯥ ꯏꯄꯨꯅ ꯆꯠꯂꯝꯕꯗꯣ ꯑꯃꯨꯛꯇꯪ ꯆꯠꯁꯦꯕ ꯑꯗꯨ ꯍꯦꯛ ꯆꯠꯂꯀꯥꯟꯗ ꯑꯩꯁꯦ ꯑꯩꯍꯥꯛ ꯑꯣꯏꯔꯛꯑꯅꯦꯕ ꯑꯗꯣ ꯑꯩꯁꯦ ꯑꯩ ꯑꯣꯏꯔꯛꯇ꯭ꯔꯒꯗꯤ ꯁꯤ ꯌꯦꯟ ꯊꯣꯡꯕꯒ ꯑꯣꯛ ꯊꯣꯡꯕꯒ ꯃꯍꯥꯎ ꯆꯞ ꯃꯥꯟꯅꯔꯒꯗꯤ ꯀꯣ
เย็นทงใบนั่นตัวงานเลยรวยโอ้ทงใบนั่นตัวงานเลยรวยก็หังกามก็กูบีก็จับมันนะบ่งาจับมันนะบ่มาเอาสิทงกันด่ะแต่ดูดิหังกามนี่หังกามจานิงกูบีจานิงงาตัวจานิงให้ก็รวยป่ะสมัยนั้นตัวนั้นมากิมาสักเช่ฮานะไอ้เจ้ไอ้รวยป่ะไอ้น่ะไอ้รวยละกันเนี่ยไอ้ให้บุตรละกันนึ่งไอ้ดูไรบ้าไรอะดูนะไม่ยอมพูดน้ำมันตาไอ้น่ะจริงๆจะดิบดีกันโน้ให้มันตั้งมันนี่ปุริยมันนี่หาอะไรกันดีมันนี่ปุริยมันอันโตวิเศษไอ้ว่าขันดาปุลินดาตุ้มบดฮิปปดจารักปดมันนี่ปุริยว่าขันเลยกันขันละบดีมันนี่ปุริยว่าไงการีโตบะนำมาบดีไอ้นั่นสิว่าที่ไงว่าปุ่นชีจิดามันนี่ปุริยเนี่ยให้ว่าไอ้งั้นสิหนูมึงกินนั่นแต่โอ้ไลฟ์สิบ่าวงั้นสิบ่าวดาการีที่โตเลยมาชานะมาชาระวังกันบนทุกท่านก็เชื่อสุดยานี่เนี่ยกันเลยนี่ก็ยังพอจะอยู่จ้าแล้ว자기 외에도 거의 마니푸리 샤나마이 라이닝 어디 마니푸리 교회가 막강다 거기 비디오징 컨텐징 쉐모간다 거기 살라이 본 보고 유튜브 채널 아무다 비디오징 타갈라 간다 거기 시금바 야면수 다 거기 자기 채널 아무수 레비니 또 수매하는 상하가 미행비요 아들고 자 자기 그저기 샤나마이 기타마 좀 당서 자기 그 피칭 할 때는 뭐 그런 무슨 도피 시다 사람의 ධර්ම 시대기 වෙව අපේන ලොක්ෂන්දව යතව අරෝ වෙන අපේ සිතේ ලොක්ෂන්දව කොයි කොයි මුත කානාගත කොසන ඔዛම මාඳ උදිපන් දීග අදු අංග කොයි යෙන් විදියම කොයිගි අතෝප ලයිනින්ද මාගේ කානාව මෑම් ලේ සනාමෙහි ලයිනින් බොහාරෝ මිතේ ලයිනින් බොහාරෝ කො අරිබ ලයිනින් ෂේ සිදගි සියෝ Dari iba maya makan kandung maya, karena ni kandung maya biram. Ia betul tu, amani dan maya. Masih mungkin kujung terluai na. Karena kata sana mi cat ke calu itu, Kristen cat ke calu itu, Hindu cat ke calu itu. Ya nahan betul kayak mana. Amam mereka itu kamu. Karena aku mampu lagi nak kalau, karena am kangri nak kalau. Adu bawa aina, ada apa tabak tahu dia, hai macam aina, ai budi minam bangamoy. Ko, adu na aina, ai bu minam bangamak terdi, aina taba, ai manung de yauri sibu kai kau, ai masak kembas. Asiba, kanano, hai budi. Tumba cawba, ai giming hai ni, khut ni hak sang, hak sang ni lepam ai ya, dudi ai tu kanano. Ko ming bawa aigi ming hai bane ba thawai bawa ayaki thawai hai ne ba adu di ai du kana no hai bam lai adu gi concept ma khang ba mathang dana ko gi aina ba wa pho ba si ai ko ai ning ko ding mak ta phang bangam da ba ai ko i chana mi lai ning da ti yaw ko chi kai no hai matam da hai ha hai ba hai ni pa ne ha ne ima ne hai mi si lai ne semapan mat patam da mana mitai pangulu ne semante aina mitai we ne semak pai wanti mi ne bi se bi mi marak ta ge koi na mana mitai ne mana mitai pangal ne mana singmi ne mana kapui ne tang tampul ne mau ne baram ko adu de mana punjabi ne mana Japan, American, Englishman, mina kai bane. Line she me di mina. Oh, aduna. Mi ay ba siya? Siya may ba? Mi si da line na malim na ipaksi. Dahil siya. We have only one. Ang magkatan ni ladies. Oh. Asida lai min nari ba koi de pila pasi lai na engonda di pila nangonda di pilo ya dia dia sa mana na piram do ini ko da mama haira da numi thori ini numi thoro pasi numi tak koi da mi da su mangan pi ni koram da mi da su mangan pi ni quran bagi yum da su numi mangan dum taram gani sadhu gi yum da numi mangan dum tai
ꯆꯞ ꯃꯥꯟꯅꯅ ꯌꯦꯡꯉꯦꯕ ꯀꯣ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯃꯤꯑꯣꯏꯕꯁꯤꯅ ꯇꯥꯏꯕꯪꯄꯥꯟꯁꯤꯒ ꯑꯋꯥꯕ ꯈꯥꯡꯕ ꯉꯝꯅꯅꯕꯒꯤꯗꯃꯛ ꯇꯥꯏꯕꯪꯁꯤꯗꯒꯤ ꯅꯨꯡꯉꯥꯏꯕ ꯄꯨꯊꯣꯛꯇꯅ ꯃꯥꯒꯤ ꯄꯨꯟꯁꯤꯒꯤ ꯑꯔꯥꯟꯕ ꯐꯪꯉꯛꯄꯗ ꯂꯥꯏꯅꯅꯕꯒꯤꯗꯃꯛ ꯄꯥꯝꯕꯩ ꯑꯅꯤꯈꯛ ꯄꯤꯌꯦꯕ ꯀꯣ ꯃꯁꯤ ꯃꯤꯇꯩꯒꯤ ꯕꯤꯂꯤꯞ ꯍꯥꯏꯇꯥꯔꯦ ꯃꯗꯨ ꯄꯥꯝꯕꯩ ꯑꯅꯤꯁꯤ ꯀꯩꯅꯣ ꯍꯩ ꯍꯥ ꯏꯃꯥ ꯏꯄꯥ ꯑꯩꯈꯣꯏꯒꯤ ꯃꯤꯇꯩꯒꯤ ꯂꯥꯏꯅꯤꯡ ꯈꯨꯗꯤꯡꯃꯛ ꯐꯤꯖꯣꯜꯗꯒꯤ ꯆꯥꯛꯆꯥ ꯌꯥꯍꯤꯞꯇꯒꯤ ꯄꯨꯝꯅꯃꯛ ꯏꯃꯥ ꯏꯄꯥꯅꯤ ꯂꯩꯔꯤꯁꯦ ꯅꯨꯄꯥ ꯅꯨꯄꯤꯒꯤ ꯀꯣꯟꯁꯦꯞꯁꯤꯗ ꯑꯩꯈꯣꯏ ꯗꯤꯕꯦꯂꯞ ꯇꯧꯋꯦ ꯑꯗꯨꯅ ꯍꯩꯅ ꯏꯄꯥꯅꯤ ꯍꯥꯟꯅ ꯏꯃꯥꯅꯤ ꯍꯥꯏꯔꯛꯄꯅꯤ ꯑꯗꯨꯅ ꯑꯉꯝꯕ ꯆꯤꯡ ꯀꯥꯔꯛꯄ ꯑꯔꯨꯕ ꯄꯣꯠ ꯊꯥꯡꯒꯠꯄꯗ ꯍꯩ ꯍꯥꯏꯅ ꯍꯥꯏꯔꯒ ꯑꯩꯈꯣꯏ ꯋꯥꯔꯛꯑꯕ ꯃꯇꯝꯗ ꯀꯣ ꯍꯩ ꯍꯩꯅ ꯅꯥꯍꯦꯔꯛꯄ ꯑꯋꯥꯕ ꯀꯣ ꯃꯁꯤꯕꯨ ꯅꯥꯍꯦꯗꯕ ꯃꯤ ꯂꯩꯔꯝꯒꯗ꯭ꯔꯥ ꯃꯥꯂꯦꯝꯁꯤꯗ ꯍꯩꯁꯤ ꯁꯣꯝ ꯅꯥꯀꯟꯗ ꯃꯤꯇꯩꯒꯤꯗ ꯍꯩ ꯍꯥꯏꯕꯗꯤ ꯏꯄꯥꯅꯤ ꯍꯥꯏꯕꯒꯤ ꯀꯟꯁꯦꯞꯇꯨ ꯖꯄꯥꯟꯁꯤꯡꯅꯗꯤ ꯈꯪꯉꯝꯃꯣꯏꯕ ꯅꯠꯇ꯭ꯔꯥ ꯀꯣꯔꯤꯌꯟꯁꯤꯡꯅꯗꯤ ꯈꯪꯉꯝꯃꯣꯏꯕ ꯑꯗꯨꯕꯨ ꯃꯣꯏ ꯅꯥꯍꯦꯗꯕ꯭ꯔꯥꯕ ꯃꯣꯏꯅ ꯍꯩ ꯑꯗꯨꯝ ꯍꯥꯏꯔꯝꯒꯅꯤ ꯃꯣꯏꯁꯨ ꯍꯩ ꯀꯣ ꯑꯗꯨꯗꯒꯤꯗꯤ ꯁꯤꯕ ꯃꯇꯝꯗ ꯅꯤꯡꯁꯥꯁꯣꯔ ꯍꯥꯏꯅ ꯅꯤꯡꯁꯥꯁꯣꯔ ꯍꯣꯟꯗꯣꯛꯑꯒ ꯍꯥ ꯍꯥꯏꯕꯁꯤꯗ ꯑꯩꯈꯣꯏ ꯂꯣꯏ ꯁꯤꯅꯦ ꯀꯣ ꯑꯗꯨꯅ ꯇꯥꯏꯕꯪ ꯄꯥꯟꯕ ꯂꯥꯟꯅꯕꯁꯨ ꯄꯂꯦꯝ ꯏꯃꯥꯅ ꯂꯥꯟꯕꯤ ꯍꯥ ꯍꯥꯏꯕꯁꯤꯗ ꯑꯗꯣ ꯑꯋꯥꯕ ꯈꯥꯡꯕ ꯉꯝꯃꯛꯇ꯭ꯔꯕ ꯄꯨꯡꯂꯣꯏ ꯂꯣꯏꯔꯕ ꯑꯔꯣꯏꯕ ꯃꯇꯝꯗꯨꯗ ꯏꯃꯥꯅ ꯑꯩꯕꯨ ꯂꯥꯟꯕꯤꯕꯅꯦꯕ ꯑꯗꯨ ꯃꯁꯤꯗ ꯂꯥꯟꯕꯤꯔꯝꯃꯣꯏꯗꯕ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯁꯤ ꯀꯔꯝꯕ ꯂꯩꯄꯥꯛꯇ ꯀꯔꯝꯕ ꯖꯥꯇꯤꯗ ꯌꯥꯎꯔꯝꯒꯗꯒꯦ ꯀꯣ ꯅꯤꯡꯁꯥꯁꯣꯔ ꯆꯤꯡꯁꯤꯜꯂꯒ ꯁꯤꯕ ꯀꯔꯝꯕ ꯂꯩꯄꯥꯛꯀꯤ ꯃꯤ ꯌꯥꯎꯔꯝꯒꯗꯒꯦ ꯂꯣꯏꯅ ꯍꯣꯟꯗꯣꯛꯑ ꯁꯤꯔꯝꯒꯅꯦꯕ ꯑꯗꯨꯅ ꯑꯩꯅ ꯇꯥꯏꯕꯪꯄꯥꯟꯁꯤꯗ ꯄꯣꯛꯂꯛꯄꯗ ꯑꯩꯒꯤ ꯑꯋꯥꯕꯗ ꯃꯇꯦꯡ ꯄꯥꯡꯕ ꯈꯥꯡꯕ ꯉꯝꯕꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯀꯅꯥꯅ ꯄꯟꯊꯧ ꯏꯄꯥꯅ ꯑꯩꯒꯤ ꯑꯋꯥꯕ ꯈꯝ ꯊꯦꯡꯉꯕ ꯃꯇꯝꯗ ꯑꯩꯕꯨ ꯇꯥꯏꯕꯪꯗꯒꯤ ꯂꯥꯟꯕꯤꯕ ꯑꯅꯤꯁꯦ ꯄꯂꯦꯝ ꯄꯟꯊꯧ ꯑꯅꯤꯅ ꯑꯊꯣꯏꯕꯅꯦ ꯍꯥꯏꯔꯗꯅ ꯃꯤꯇꯩꯒꯤ ꯂꯥꯏꯅꯤꯡꯂꯣꯟꯗ ꯀꯔꯤ ꯍꯥꯏꯔꯝꯃꯤ ꯍꯥꯏꯕꯗ ꯃꯆꯥ ꯑꯣꯏꯕ ꯑꯌꯥꯛꯀꯤꯗꯤ ꯄꯟꯊꯧ ꯏꯄꯥꯗꯒꯤ ꯍꯦꯟꯅ ꯋꯥꯡꯕ ꯂꯩꯇꯦ ꯄꯂꯦꯝ ꯏꯃꯥꯗꯒꯤ ꯍꯦꯟꯅ ꯂꯨꯝꯕ ꯍꯛꯄ ꯚꯦꯂꯨ ꯂꯩꯕꯁꯦ ꯂꯩꯇꯦ ꯍꯥꯏꯗꯅ ꯀꯣꯔꯧ ꯅꯨꯡꯅ ꯋꯥꯡꯕꯔꯥ ꯄꯟꯊꯧ ꯏꯄꯥꯗꯨꯅ ꯃꯍꯦꯜꯂꯦ ꯃꯥꯂꯦꯝ ꯂꯩꯅ ꯂꯨꯝꯕꯔꯥ ꯍꯥꯏꯁꯦ ꯄꯂꯦꯝ ꯏꯃꯥꯅ ꯃꯔꯨꯅꯤ ꯍꯥꯏꯁꯦ ꯑꯗꯨꯅ ꯃꯁꯤꯒꯤ ꯍꯩ ꯍꯥ ꯑꯁꯤꯒꯤ ꯀꯣꯟꯁꯦꯞꯁꯦ ꯃꯁꯤꯅ ꯑꯩꯈꯣꯏꯒꯤ ꯁꯅꯥꯃꯍꯤ ꯂꯥꯏꯅꯤꯡꯕꯨ ꯍꯥꯏꯔꯣ ꯃꯤꯇꯩ ꯂꯥꯏꯅꯤꯡ ꯃꯁꯤꯒꯤ ꯁꯥꯒꯠꯅꯕꯒꯤ ꯐꯥꯎꯟꯗꯦꯁꯟ ꯑꯣꯏ ꯃꯁꯤ ꯃꯥꯂꯦꯝ ꯄꯨꯝꯅꯃꯛꯇ ꯑꯦꯄ꯭ꯂꯥꯏ ꯇꯧꯕ ꯌꯥꯅꯤ ꯀꯣ ꯁꯤꯁꯨ ꯌꯥꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯣꯖꯥ ꯑꯣꯖꯥ ꯋꯥꯔꯤ ꯁꯥꯟꯅꯕꯁꯦ ꯃꯇꯨꯡꯗꯁꯨ ꯑꯣꯖꯥ ꯑꯩꯈꯣꯏ ꯀꯩꯅꯣ ꯇꯧꯁꯦ ꯍꯣꯏ ꯑꯣꯖꯥꯒꯤ ꯁꯪꯒꯗꯕ ꯃꯇꯝ ꯌꯦꯡꯉꯒ ꯑꯩꯈꯣꯏ ꯑꯃꯨꯛ ꯂꯥꯛꯆꯒꯦ ꯐꯅꯤ ꯑꯣꯖꯥꯒꯤ ꯆꯤꯟꯅ ꯃꯇꯝ ꯀꯥꯏꯊꯣꯛꯄꯤꯔꯒ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯁꯨꯃꯥꯏꯅ ꯌꯥꯝ ꯀꯥꯟꯅꯕ ꯄꯥꯎꯇꯥꯛ ꯃꯌꯥꯝ ꯄꯤꯕꯤꯕꯁꯦ ꯑꯣꯖꯥꯕꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯊꯥꯒꯠꯆꯩ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨꯁꯨ ꯑꯩ ꯈꯨꯔꯨꯝꯖꯔꯤ